ꯑꯩꯈꯣꯏꯗꯤ ꯄꯤꯔꯣꯏ ꯃꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕꯗꯗꯤꯅ ꯄꯤꯗ꯭ꯔꯦ ꯃꯣꯏ ꯀꯦꯞꯁ ꯇꯧꯔꯦ ꯑꯗꯨꯒ ꯃꯣꯏ ꯍꯤꯡꯒꯣꯜ ꯇꯪꯈꯥꯏ ꯑꯃ ꯌꯣꯜꯂꯒ ꯏꯖꯗꯥꯕꯤ ꯄꯤꯈ꯭ꯔꯦꯕ ꯑꯗꯨ ꯅꯨꯄꯤꯁꯨ ꯁꯥꯎꯅꯤꯡꯃꯟꯗꯅ ꯃꯄꯥꯝꯒꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯒ ꯂꯩꯁꯥꯕꯤꯁꯦ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠꯀꯤ ꯅꯨꯡꯗꯥꯡꯁꯤꯗ ꯄꯨꯈ꯭ꯔꯦꯕ ꯑꯗꯨꯗ ꯍꯧꯖꯤꯛꯁꯦ ꯊꯥ ꯑꯍꯨꯝꯃꯨꯛ ꯁꯨꯔꯦ ꯍꯟꯖꯟꯅꯁꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦꯅ ꯍꯥꯏꯔꯛꯄ ꯑꯗ ꯃꯥꯅ ꯑꯩꯕꯨ hꯟꯖꯟꯅꯈꯤꯗ꯭ꯔꯥꯅ wari tau. EPOM Media is not affiliated with any crowdfunding campaigns discussed on this podcast. These campaigns are run by individual campaigners, and viewers participate at their own risk. Every action taken is the viewer's sole responsibility. EPOM Media will not be held accountable for any consequences. Our platform focuses on social discussion and promoting a crime-free society. We do not endorse or participate in crowdfunding activities. By watching, you acknowledge and agree to these terms. Mayam Kurumjiri and a very good evening. EPOM Media mean Tabukuna Mako Ahan the Muktada Suraj Kumban Tabam Taram Nocha Bagal Nika Kundu. Cheri as Sumayam Gudamaka Yam interesting of a topic Kudun Nacheri Mayam EPOM Media Potokte but crime diaries ahem the subscriber Amadi ahem the viewers Kayama ahem the Utomina si Habasima Ahan the Tanzaga Habidi Etoigi crime diaries ki moto over the Tanzaliba Manipur Setsida every nook and corner the crime diaries yon Jaraga. Crime si Manikudagi mitigate dominacy amadi crime si handal si yaragadi apina crime si laitaba lamda homa ohimada miyamgi support miyamgi wakano namadi SOC Gandamina Bama Yamna Chalba Tudama Levana Mara Poiraga Mayamda Pina Hana Su Nizari Habidi crime diaries ki mososi miyam tunginasi aduga crime diaries the gimiam kanaba that from ohimnasi habidi funat Nizariba crime diaries si Mayamda educate the awareness pin a big Damuta Hijava pandemi, Aduga Mayana Su Kongiri Baduni Havidi, Grand Diaries the Gay, Tayamagi Wakalon, Undokiba, Tayamadi, Yunda, Pikanaba Pampio, Payama, Yawa and Badam Wadaga, Miami support, Lorena Mayabi comments to Yanama Matal Tai Kawai Happy Umatanda, Lorena Nasi Grand Diaries. Drama per Suba episode, in Lili Bus in Bisu Taramna, Ocheri Amadi, Takachava Pundo Sari, Lorena Nasi Grand Diaries. Yamna linga topic amali topic si ay nasi process is hanam ta bakuktage tapos series tani spose to bilbi ba ahan ba legend jewelers ahan ba outlets sa sababan perfect hair anik subada pockets segara soda pabo mekai da lebisida social da regime dio adu ngai ba matamda lahuba sanasi adumak yamna ko ji aseng malan oigatori bani aduga khegi legend jewelers na design to special yamna traditional design to ba ma de 100% guarantee to ba dugum laba pure bold oida ba adugum pa the outfit tamani mayamna beside the pop accessories nyama khandi laga live si upgrade to beyond the elegance or like you haina hindi you had a thundage ani subas process is so hanmamanu so the to career point tota ifal center apham lahiran go thong ning center karo mafam asida idea need amadi g hybrid toigi engineering amadi medical gift to the top engineer or investing mama mafa sing gazian singna patient direct laga mapam asida proper guidance to lobby you having the kanzage loilana yamna preserve kitchen have a career point quota in past center during a GTS hybrid daily sales series with the pangto blangang sinasiga chapter wise topic wise see bagi exams lo matuza suggest expert hana bagi this passion the brico don't have a piraga opoiga mamutan hybrid crash course to bagi mabutta ade mamutan khanzara de chasa kinaba at the break gun java plan almost really learnina the amadin it's aspiring whatever angang sing hybrid class 8 agi horoga ten hopusta opamasta lapti dera chochi sugeri gun java lori by adami had susu tendari career point quota iva center ki address Herang with Toby Sensa Karo, contact number na 8132869797 Nakada 811991710 the Kota Tabiraga since I got na that way the announcing aspiring with the sea Jim C. Pulpit the Mundio hand conductor. A Kogi Pobida Muzoteriba Crime Diaries ki Machadam Oinapuna. May under the strainer or the Kanzariba 18 years kilo over the Hosinasi Lonina. Bigger platform that they have a simisi man, the Amunkan Sim Zari Habadi, that Pomasibagi man as you can imagine as an story padam, Zeriba Frank Diaries ni, Makata Bakayama man and the Mata, Pain and nobody them des Babni Amamata Zareke have a simsi crisari. Nasiki topic say Yama intestine oil Aduga Mayamat Palanagiri by Jadi. Ozaro Bitalema, Mayamgetelo Bitalema studios races the nap, Legere, Yamna energized Toroga, Yampa Darava the Social Laga.
ꯑꯗꯨꯒ ꯉꯁꯤ ꯑꯣꯖꯥꯅ ꯄꯨꯕꯤꯔꯤꯕ ꯇꯣꯄꯤꯛꯁꯤ ꯁꯅꯥ ꯀꯦꯖꯤ ꯑꯃ ꯍꯥꯏꯅ ꯄꯤꯔꯤ ꯁꯅꯥ ꯀꯦꯖꯤ ꯑꯃꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯀ꯭ꯔꯥꯏꯝ ꯔꯤꯂꯦꯠ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯀ꯭ꯔꯥꯏꯝ ꯖꯥꯏꯔꯤꯁ ꯑꯣꯏꯔꯗꯤ ꯀ꯭ꯔꯥꯏꯝ ꯔꯤꯂꯦꯠ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯃꯁꯨ ꯃꯌꯥꯝ ꯈꯟꯃꯤꯟꯅꯁꯤ ꯑꯗꯨꯒ ꯏꯍꯥꯟ ꯍꯥꯟꯅ ꯁꯅꯥ ꯀꯦꯖꯤ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯃꯌꯥꯝ ꯀꯃꯦꯟꯠꯁ ꯈꯨꯠꯊꯥꯡꯗ ꯍꯥꯟꯅ ꯈꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯍꯥꯟꯅ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯀꯃꯦꯟꯠꯁ ꯂꯣꯏꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯗꯤ ꯑꯣꯖꯥ ꯂꯣꯗꯤꯇꯥꯕꯦꯝꯃꯕꯨ ꯑꯩꯈꯣꯏꯗꯁꯨ ꯌꯣꯛꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯋꯥꯔꯤꯁꯤ ꯑꯁꯤ ꯍꯥꯏꯕꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯀꯃꯦꯟꯠꯁ ꯍꯥꯟꯅ ꯈꯟꯕꯤꯔꯛꯎ ꯁꯅꯥ ꯀꯦꯖꯤ ꯑꯃ ꯍꯥꯏꯕꯁꯤ ꯇꯣꯄꯤꯛꯁꯤ ꯃꯌꯥꯝ ꯇꯦꯝꯅ ꯈꯥꯎꯕꯤ ꯀ꯭ꯔꯥꯏꯝ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯏꯕ꯭ꯔꯥ ꯑꯗꯨꯒ ꯍꯥꯏꯂꯕ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯅꯥ ꯀꯦꯖꯤ ꯑꯃꯁꯤ ꯑꯦꯐꯔꯠ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯉꯝꯃꯒꯅ ꯀꯔꯝꯕꯅꯣ ꯉꯝꯗꯕꯅ ꯀꯔꯝꯕꯅꯣ ꯍꯥꯏꯕꯁꯤꯗ ꯃꯌꯥꯝ ꯁꯨꯒꯥꯏꯅ ꯀꯃꯦꯟꯠꯁꯦ ꯏꯍꯥꯟ ꯍꯥꯟꯅ ꯃꯌꯥꯝꯗꯒꯤ ꯅꯤꯖꯔꯤ ꯀꯃꯦꯟꯠꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯈꯧꯔꯥꯡꯅꯁꯨ ꯉꯥꯏꯕꯤꯔꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯨ ꯁ꯭ꯇꯨꯗꯤꯑꯣ ꯂꯩꯁꯤꯟꯗꯨꯅ ꯂꯩꯖꯔꯦ ꯃꯌꯥꯝ ꯑꯣꯖꯥꯕꯨ ꯇꯔꯥꯝ ꯅꯣꯛꯃꯤꯟꯅꯁꯤ ꯑꯣꯖꯥꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯣꯖꯥ ꯉꯁꯤꯗꯤ ꯑꯃꯨꯛ ꯑꯣꯖꯥꯒꯤ ꯁꯥꯏꯑꯣꯟꯁꯦ ꯑꯇꯣꯞꯄ ꯃꯈꯜ ꯑꯃ ꯑꯃꯨꯛ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯠꯅꯕ ꯃꯩꯇꯩꯒꯤ ꯆꯠꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯦꯛ ꯑꯁꯤ ꯌꯥꯝ ꯐꯖꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯊꯣꯜꯂꯒ ꯂꯥꯛꯄꯤꯔꯤ ꯑꯗꯣ ꯑꯣꯖꯥꯒꯤ ꯉꯁꯤꯒꯤꯁꯤ ꯀꯅꯥꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯄꯅꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤꯁꯤ ꯏꯁꯥꯒꯤ ꯂꯩꯖꯕꯒꯤꯔꯥ ꯍꯥꯏꯕꯗꯨꯃꯁꯨ ꯊꯝꯕꯤꯔꯣ ꯇꯣꯄꯤꯛꯁꯤ ꯁꯅꯥ ꯀꯦꯖꯤ ꯑꯃꯁꯦ ꯑꯩꯅ ꯀꯃꯦꯟꯠꯁꯤ ꯈꯨꯠꯊꯥꯡꯗꯁꯨ ꯍꯪꯖꯈ꯭ꯔꯦ ꯑꯗꯨꯒ ꯑꯣꯖꯥꯅꯁꯨ ꯈꯔ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯍꯦꯛ ꯍꯧꯗ꯭ꯔꯤꯉꯩꯗ ꯈꯔ ꯃꯌꯥꯝꯗ ꯍꯥꯏꯕꯤꯅꯤꯡꯕ ꯈꯔꯁꯨ ꯊꯝꯕꯤꯌꯨ ꯍꯣꯏ ꯍꯣꯏ ꯑꯩꯒꯤꯁꯤ ꯉꯁꯤꯒꯤꯁꯤꯗꯤ ꯑꯗꯨꯝ ꯅꯋꯥꯏ ꯐꯤ ꯁꯥꯕꯤ ꯏꯅꯥꯎ ꯑꯃꯈꯛꯅ ꯊꯤꯟꯕꯤꯔꯛꯑꯝꯕꯅꯦ ꯀꯨꯏꯔꯕ ꯐꯤꯅꯤ ꯍꯣꯏ ꯍꯣꯏ ꯆꯍꯤ 3 ꯐꯥꯔꯦ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯉꯁꯤ ꯏꯜꯂꯛꯄꯅꯤ ꯃꯃꯥꯡꯗꯁꯨ ꯏꯟꯈ꯭ꯔꯕꯅꯤ ꯃꯌꯥꯝ ꯀꯥꯎꯔꯝꯕꯅꯦꯅ ꯑꯃꯨꯛ ꯏꯜꯂꯛꯄꯅꯤ ꯈꯗꯔꯛ ꯃꯆꯥ ꯑꯃ ꯇꯧꯁꯕꯅꯦ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯋꯦ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯍꯣꯏ ꯑꯩꯉꯣꯟꯗ ꯇꯥꯕꯗꯀꯣ ꯌꯥꯝ ꯉꯛꯄ ꯊꯥꯖꯗꯕ ꯑꯣꯟꯄꯣꯠ ꯁꯅꯥ ꯀꯦꯖꯤ ꯑꯃ ꯀꯣ ꯍꯥꯏꯕ ꯑꯩ ꯌꯥꯝ ꯉꯛꯑꯦ ꯌꯥꯝ ꯊꯥꯖꯗꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯉꯁꯤ ꯁꯨꯃꯥꯏꯅ ꯐꯝꯃꯤꯕ ꯑꯩꯅ ꯍꯌꯦꯡ ꯀꯩ ꯑꯣꯏꯅꯤ ꯍꯥꯏꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯃꯥꯅꯤ ꯑꯗꯣ ꯐꯤꯂꯝꯗꯒꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯕ ꯈꯪꯋꯥ ꯋꯥꯔꯒ ꯑꯣꯏꯔꯛꯄꯗ ꯑꯁ ꯐꯤꯂꯝꯒꯤ ꯋꯥꯅꯤ ꯍꯥꯏ ꯑꯗꯩ ꯋꯥꯔꯝꯒ꯭ꯔꯕ ꯍꯦꯔꯣꯗꯨꯅ ꯑꯣꯐꯤꯁꯥꯔꯒ ꯑꯣꯏꯔꯒ ꯈꯪꯅꯨꯡ ꯅꯨꯡꯉꯥꯏꯔꯛꯄꯗ ꯐꯤꯂꯝꯒꯤ ꯋꯥꯅꯤ ꯍꯥꯏ ꯑꯗꯨꯕꯨ ꯇꯥꯏꯕꯪꯗꯁꯨ ꯊꯣꯛꯇꯕꯗꯤ ꯅꯠꯇꯦꯀꯣ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯌꯥꯝ ꯉꯛꯏ ꯈꯦꯠꯅꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯕ ꯃꯁꯥꯅ ꯃꯃꯪꯗꯐꯥꯎ ꯃꯥꯏ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ ꯊꯥꯖꯗꯕꯀꯣ ꯑꯗꯨꯝꯕ ꯏꯕꯦꯝꯃ ꯏꯅꯥꯎ ꯑꯃꯈꯛꯅ ꯂꯥꯛꯑꯒ ꯂꯩꯔꯝꯕꯅꯤ ꯃꯥꯁꯦ ꯇꯁꯦꯡꯅꯗꯤꯀꯣ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯁꯥ ꯃꯎ ꯇꯅꯥꯟꯖꯕ ꯑꯗꯨꯝꯕ ꯃꯤ ꯑꯃꯈꯛꯅꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨꯅ ꯃꯥꯡꯈ꯭ꯔꯒꯁꯨꯀꯣ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯦꯕ ꯃꯥꯁꯦ ꯂꯤꯁꯥꯡ ꯆꯤꯠꯅ ꯑꯗꯨꯝ ꯐꯖꯔꯛꯄ ꯇꯔꯨ ꯇꯅꯥꯜꯂꯛꯄ ꯊꯥꯛ ꯋꯥꯡꯅ ꯍꯤꯡꯉꯛꯄ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯆꯥ ꯃꯁꯨꯅꯦ ꯍꯥꯏꯕꯁꯦ ꯑꯩ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯦꯕꯀꯣ ꯃꯥꯅ ꯐꯅꯌꯥꯝ ꯃꯛꯁꯟꯈ꯭ꯔꯒꯁꯨ ꯃꯥꯏꯊꯣꯡꯗꯣ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯃꯥꯁꯨ ꯂꯥꯛꯑꯒ ꯂꯩ ꯃꯥꯒꯤ ꯄꯣꯊꯥꯐꯝ ꯃꯥꯒꯤ ꯃꯔꯨꯞꯁꯦ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯁꯤꯅ ꯑꯣꯏꯔꯤ ꯁꯤ ꯈꯛꯇꯅꯤ ꯍꯥꯏ ꯃꯥ ꯃꯤ ꯀꯅꯥꯝꯁꯨ ꯇꯤꯟꯅꯗꯦ ꯁꯤꯁꯦ ꯇꯥꯖꯔꯒ ꯃꯌꯥꯝꯒ ꯃꯥꯒ ꯂꯣꯏꯅꯕꯗꯧꯅ ꯍꯤꯡꯖꯔꯤꯑꯅ ꯃꯥꯁꯨ ꯃꯥꯅ ꯁꯨꯛꯂꯥꯟ ꯂꯥꯟꯗꯅ ꯃꯥꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯑꯣꯏꯈꯤꯕ ꯐꯤꯕꯝꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯏꯁꯥꯒꯤ ꯍꯥꯞꯄꯤꯕ ꯑꯑꯣꯟꯄꯣꯠ ꯏꯃꯥ ꯏꯄꯥꯅ ꯄꯤꯔꯛꯈꯤꯕ ꯁꯅꯥꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯁꯤꯁꯦ ꯃꯔꯨ ꯑꯣꯏꯅ ꯊꯝꯍꯧꯒꯗꯕꯅꯤ ꯁꯤꯁꯦ ꯑꯩ ꯑꯃꯗ ꯁꯥ ꯇꯥꯈ꯭ꯔꯁꯨ ꯆꯦꯛꯁꯤꯜꯍꯧꯅꯕ ꯑꯇꯩꯁꯤꯡꯗ ꯃꯁꯥꯗ ꯊꯣꯛꯇ꯭ꯔꯤꯕꯁꯤꯡꯗ ꯑꯩ ꯋꯥꯔꯤꯁꯦ ꯂꯤꯍꯧꯒꯦꯅ ꯃꯥꯁꯨ ꯂꯥꯛꯏꯅꯦ ꯃꯁꯥꯒꯤ ꯋꯥꯔꯤꯒꯁꯦ ꯃꯤꯉꯣꯟꯗꯒ ꯅꯣꯡꯇ ꯂꯤꯕ ꯃꯕꯨꯡ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯕꯨꯡꯗ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯃꯅꯝꯃꯁꯤꯡꯗ ꯀꯩꯗ ꯋꯥꯔꯤ ꯁꯨꯡꯂꯤ ꯂꯤꯗ꯭ꯔꯕ ꯃꯤ ꯑꯃꯈꯛꯅꯦꯕ ꯑꯩꯈꯣꯏ ꯃꯤꯉꯣꯟꯗ ꯏꯁꯥꯒꯤ ꯑꯋꯥꯕ ꯀꯩꯁꯦ ꯂꯤꯊꯣꯛꯄꯗ ꯌꯥꯝ ꯏꯀꯥꯏꯒꯟꯕ ꯃꯤ ꯂꯩꯇ꯭ꯔꯥ ꯁꯨꯝꯕꯁꯦ ꯂꯤꯊꯣꯛꯇꯕ ꯃꯤ ꯑꯃꯈꯛꯅꯦꯕ ꯑꯗꯨꯏꯁꯨ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯍꯧꯅꯕꯀꯣ ꯃꯥꯅ ꯂꯤꯕ ꯂꯥꯛꯄꯅꯦꯕ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯍꯧꯔꯛꯈꯤꯕꯖꯥꯠꯅꯦ ꯃꯣꯏꯒꯤ ꯃꯄꯥꯁꯨ ꯑꯣꯐꯤꯁꯥꯔ ꯃꯃꯥꯁꯨ ꯑꯣꯐꯤꯁꯥꯔ ꯀꯣ ꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯃꯃꯥꯒꯤ ꯀꯥꯔ ꯗ꯭ꯔꯥꯏꯚꯔ ꯃꯄꯥꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝꯕ ꯍꯦꯜꯄꯔꯅ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏ ꯍꯣꯠꯅꯔꯒ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗꯨꯅ ꯀꯥꯔ ꯆꯥꯝꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯛꯄ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯅꯦꯕ ꯃꯥꯁꯦ ꯑꯗꯨꯒ ꯃꯥꯏ ꯃꯕꯨꯡꯁꯦ 3 ꯃꯥꯅ ꯃꯊꯟꯇ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯃꯨꯛꯁꯨ ꯃꯥꯁꯦ ꯃꯔꯛꯁꯤꯗ ꯀꯩꯅꯣ ꯇꯧꯗꯕ ꯃꯥꯁꯦ ꯑꯃꯨꯛ ꯀꯩꯅꯣ ꯃꯥꯁꯦ ꯑꯃꯨꯛ ꯃꯊꯟꯇ ꯄꯣꯛꯑꯦꯗꯅ ꯑꯗꯨꯒꯤ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅꯁꯨ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯂꯨꯅ ꯇꯧꯕ ꯀꯦꯕ ꯃꯥꯁꯦꯀꯣ ꯀꯦꯅ ꯂꯨꯅ ꯇꯧꯕ ꯑꯗꯨꯒ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯍꯣꯏꯅꯅꯦ ꯃꯥꯒꯤ ꯆꯥꯕ ꯌꯥꯅꯕ ꯊꯛꯄ ꯌꯥꯅꯕ ꯃꯥꯁꯦ ꯅꯥꯁꯨ ꯅꯥꯒꯟꯕ ꯃꯃꯥꯅ ꯈꯤꯇꯪ ꯑꯍꯜ ꯑꯣꯏꯔꯛꯑꯀꯥꯟ ꯆꯍꯤ 40ꯒ ꯆꯪꯉꯛꯄꯗ ꯃꯥꯁꯦ ꯄꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯥꯒꯤ ꯆꯥꯕ ꯊꯛꯄ ꯌꯥꯅꯕ ꯈꯣꯠꯅꯕꯁꯤꯒꯤ
ꯃꯃꯥ ꯍꯣꯏꯅ ꯍꯣꯠꯅꯖꯕ ꯍꯣꯏ ꯑꯗꯨ ꯍꯣꯠꯅꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯈꯤꯕ ꯑꯉꯥꯡ ꯑꯣꯏꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯕꯨꯡꯈꯩꯁꯤꯅꯁꯨ ꯃꯥꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯕ ꯃꯄꯥꯅꯁꯨ ꯃꯃꯥꯅꯁꯨ ꯃꯥꯒꯤ ꯑꯗꯨꯝ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯃꯥꯅ ꯆꯥꯅꯤꯡꯕ ꯁꯦꯠꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯍꯧꯔꯛꯈꯤꯕ ꯑꯃ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯁ꯭ꯀꯨꯜꯒꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯄꯨꯔꯥ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯁ꯭ꯀꯨꯜ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅ ꯇꯥꯟꯅꯔꯤꯕꯀꯣ ꯅꯨꯄꯤ ꯃꯆꯥ ꯉꯥꯛꯇ ꯇꯝꯕ ꯁ꯭ꯀꯨꯜ ꯑꯗꯨꯒꯨꯝꯕꯗꯒ ꯇꯝꯃꯛꯑꯒ ꯗ꯭ꯔꯥꯏꯚꯔꯅ ꯊꯤꯟꯗꯅ ꯈꯣꯠꯇꯅ ꯂꯧꯗꯅ ꯚꯦꯟꯗ ꯃꯌꯥꯝ ꯆꯠꯄꯗꯒ ꯆꯠꯍꯟꯕꯤꯕ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯍꯧꯔꯛꯈꯤꯕꯅꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯣꯂꯨꯞꯁꯤꯁꯨ ꯑꯃꯨꯛ ꯌꯥꯝ ꯂꯦꯡꯅꯤꯡꯕ ꯃꯣꯏꯒꯤꯁꯦ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯑꯗꯩ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯩ ꯁꯨꯃꯥꯏꯅ ꯑꯣꯐꯤꯁꯥꯔ ꯁꯨꯝꯕ ꯃꯌꯥꯝ ꯂꯣꯏꯅ ꯕꯤꯜꯗꯤꯡ ꯂꯩꯅꯕ ꯃꯣꯏꯁꯦ ꯌꯥꯝ ꯂꯤꯡꯅ ꯂꯩꯅꯕꯀꯣ ꯑꯗꯨꯅ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯨꯗ ꯑꯃꯨꯛ ꯀꯩꯅꯣ ꯃꯣꯏ ꯕꯕꯥꯁꯤꯅ ꯈ꯭ꯋꯥꯏꯒꯤ ꯁꯥꯒꯩꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝꯁꯤꯒꯤꯅꯦ ꯑꯍꯜ ꯑꯣꯏꯕꯒꯤ ꯃꯆꯤꯟ ꯃꯋꯥ ꯆꯠꯄ ꯃꯣꯏ ꯕꯕꯥꯁꯤꯀꯣ ꯑꯣꯏꯕ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣ ꯑꯇꯩꯗꯤ ꯅꯨꯄꯤꯁꯦ 2 ꯄꯣꯛꯄ 3 ꯄꯣꯛꯄ ꯂꯣꯏ ꯇꯧꯅꯔꯒ ꯃꯥꯁꯨ ꯃꯊꯟ ꯄꯣꯛꯄ ꯑꯗꯨꯅꯁꯨ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯂꯣꯏꯅ ꯂꯨꯅ ꯇꯧꯕ ꯃꯥꯁꯦꯀꯣ ꯇꯣꯅꯥꯅ ꯀꯦꯅ ꯌꯣꯛꯄꯗꯣ ꯑꯗꯨ ꯑꯣꯏꯔꯛꯑꯦꯕ ꯃꯥꯁꯦ ꯑꯗꯨꯒ ꯃꯥꯁꯤꯅ ꯆꯥꯎꯔꯛꯄ ꯃꯇꯝꯁꯤꯗ ꯃꯣꯏꯗꯗꯤ ꯑꯋꯥꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯪꯕ ꯅꯠꯇꯦꯕ ꯃꯣꯏꯒꯤ ꯀꯔꯤꯝ ꯋꯥꯠꯄ ꯅꯠꯇꯦꯀꯣ ꯑꯗꯨꯒ ꯃꯁꯥꯅ ꯃꯁꯥꯒꯤ ꯐꯤ ꯑꯃ ꯁꯨꯕ ꯅꯠꯇꯦ ꯃꯁꯥꯅ ꯃꯁꯥꯒꯤ ꯐꯤ ꯑꯃ ꯊꯨꯞꯆꯟꯕ ꯅꯠꯇꯦ ꯃꯥꯅ ꯁꯦꯠꯀꯗꯕ ꯐꯤ ꯃꯁꯥꯅ ꯄꯨꯊꯣꯛꯄ ꯅꯠꯇꯦ ꯃꯥꯅ ꯁꯦꯠꯂꯨꯔꯕ ꯐꯤ ꯃꯁꯥꯅ ꯊꯨꯞꯆꯟꯕ ꯅꯠꯇꯦ ꯃꯥꯅ ꯆꯥꯒꯗꯕ ꯆꯥꯛꯁꯦ ꯃꯁꯥꯅ ꯊꯤꯔ ꯆꯥꯕ ꯍꯩꯕ ꯅꯠꯇꯦ ꯍꯦꯜꯄꯔꯅ ꯊꯤꯔꯛꯑꯒ ꯄꯨꯁꯜꯂꯛꯇꯣꯏꯅꯤ ꯃꯥꯅ ꯃꯁꯥꯅ ꯆꯥꯕꯒꯤ ꯀꯣꯟꯁꯦ ꯃꯁꯥꯅ ꯐꯦꯡꯉꯛꯄ ꯅꯠꯇꯦꯕ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯍꯧꯔꯛꯈꯤ ꯃꯥꯁꯦ ꯂꯩꯁꯥꯔꯤꯉꯩꯁꯤꯗ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯃꯣꯏ ꯕꯕꯥꯒ ꯃꯣꯏ ꯏꯃꯥꯒ ꯃꯣꯏ ꯑꯍꯨꯝ ꯁꯣꯞꯄꯤꯡ ꯆꯠꯄꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯁꯨ ꯃꯃꯥꯒ ꯁꯣꯞꯄꯤꯡ ꯂꯥꯛꯄꯗ ꯃꯣꯏꯁꯦ ꯈꯪꯅꯈꯤꯕꯅꯦꯕ ꯑꯗꯨꯒ ꯃꯕꯨꯡꯈꯩꯗꯤ ꯃꯥꯒꯤ ꯃꯄꯥꯟꯗ ꯂꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯛꯑꯦꯕ ꯃꯥꯗꯤ ꯅꯥꯁꯨ ꯅꯥꯒꯟꯕ ꯃꯊꯟꯇꯁꯨ ꯑꯣꯏꯕꯅꯤ나 ꯃꯄꯥꯟꯗ ꯇꯝꯃꯛꯇꯦ ꯃꯥꯗꯤ ꯑꯗꯨꯝ ꯃꯅꯤꯄꯨꯔꯗ ꯇꯝꯃꯦꯕ ꯑꯗꯨꯒ ꯃꯥꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤ ꯀꯩ ꯍꯥꯏꯅꯤ ꯃꯁꯥ ꯃꯎꯁꯦ ꯌꯥꯝ ꯅꯥꯟꯕ ꯑꯩꯈꯣꯏꯒꯤ ꯋꯥꯡ ꯆꯥꯎꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯁꯦꯠꯄ ꯆꯥꯕꯁꯦ ꯅꯨꯄꯥꯁꯤ ꯖꯤꯟꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯇꯤ ꯁꯥꯔꯠꯀꯨꯝꯕ ꯑꯗꯨꯝ ꯁꯦꯠꯆꯟꯕ ꯂꯩ ꯑꯗꯨ ꯀꯅꯥꯒꯨꯝꯕꯅ ꯃꯦꯟ ꯁꯥꯔꯠꯀꯨꯝꯕ ꯑꯗꯨꯝ ꯈꯣꯡꯒ꯭ꯔꯥꯎꯒꯁꯦ ꯀꯩꯅꯣ ꯑꯣꯏꯅ ꯐꯖꯅ ꯁꯦꯠꯂꯒ ꯐꯣꯔꯃꯦꯜ ꯑꯣꯏꯅ ꯁꯦꯠꯂꯒ ꯑꯩꯈꯣꯏ ꯑꯥꯏꯔꯟ ꯐꯖꯅ ꯇꯛꯑ ꯈꯣꯠꯂꯒ ꯌꯥꯝꯅ ꯐꯤꯇꯨꯞ ꯅꯥꯏꯅ ꯁꯦꯠꯄꯗꯣ ꯑꯗꯨ ꯑꯣꯏꯕ ꯅꯨꯄꯤꯁꯤꯁꯨ ꯅꯥꯟꯕ ꯂꯧꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯃꯥꯒꯤ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏ ꯅꯨꯄꯥꯁꯦ ꯍꯥꯏꯐꯦꯠ ꯉꯧꯔꯞꯀ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝ ꯇꯅꯥꯟ ꯎꯕꯗꯣ ꯃꯕꯥꯅꯤ ꯁꯨꯝ ꯄꯣꯠ ꯆꯩ ꯈꯟꯕꯁꯦ ꯁꯨꯝ ꯌꯦꯡꯅꯩꯀꯣ ꯃꯕꯥꯅꯤꯁꯦ ꯁꯨꯝ ꯌꯦꯡꯅꯩ ꯑꯗꯨꯒꯤ ꯁꯨꯝ ꯑꯗꯨꯝ ꯄꯩꯁꯥ ꯃꯣꯏꯒꯤ ꯀꯥꯎꯟꯇꯔꯗ ꯑꯗꯨꯝ ꯄꯩꯁꯥ ꯄꯤꯕ ꯈꯣꯠꯄ ꯇꯧꯅꯕꯗꯁꯨ ꯁꯨꯝ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯒꯤ ꯒꯥꯔꯤꯁꯦ ꯃꯣꯏꯁꯨ ꯊꯧꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯇꯨꯡꯗ ꯁꯨꯝ ꯅꯨꯄꯥ ꯍꯣꯏꯁꯤꯁꯨ ꯂꯝꯕꯤꯁꯦ ꯃꯣꯏ ꯄꯨꯟꯕ ꯂꯝꯁꯦ ꯊꯧꯕ ꯑꯗꯨꯒ ꯃꯣꯏꯒꯤꯗꯤ ꯈꯤꯇꯪ ꯊꯧꯔꯒ ꯑꯗꯨꯝ ꯂꯩꯕꯩ ꯃꯌꯨꯝꯁꯦ ꯍꯥꯏꯖꯤꯜꯂꯨꯔꯦꯗꯅ ꯅꯨꯄꯤꯁꯤꯗꯤ ꯅꯨꯄꯥꯁꯤꯗꯤ ꯊꯧꯔ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯨꯟꯅ ꯌꯦꯡꯉꯝꯃꯦꯕꯀꯣ ꯃꯥꯅ ꯊꯧꯏ ꯃꯣꯏꯒꯤꯅ ꯑꯗ ꯅꯨꯄꯤꯁꯤꯒꯤꯅ ꯃꯃꯥꯒ ꯃꯄꯥꯒ ꯃꯃꯥꯡꯗ ꯃꯥꯅ ꯃꯅꯤꯡꯗ ꯑꯗꯨꯅ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯉꯝꯃꯦꯀꯣ ꯅꯨꯄꯤꯁꯨ ꯍꯥꯏꯐꯦꯠꯇꯤ ꯅꯣꯛꯈꯤꯕ ꯑꯔꯣꯏꯕꯩ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯗꯗꯤꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯗꯤ ꯅꯣꯡꯉꯥꯜꯂꯒꯗꯤ ꯅꯨꯄꯥꯁꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯃꯣꯏ ꯊꯣꯡꯒꯥꯟ ꯃꯌꯥꯁꯤꯗ ꯂꯩꯔꯝꯃꯦ ꯌꯥꯝ ꯉꯛꯄ ꯅꯨꯄꯤꯁꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯈꯔ ꯁꯨꯝ ꯂꯥꯛꯑꯦ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏ ꯕꯤꯜꯗꯤꯡꯁꯦ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯊꯣꯡꯅꯥꯎ ꯄꯥꯜꯂꯦꯕ ꯑꯗꯨꯒꯤꯗ ꯃꯥꯁꯤꯅ ꯅꯨꯄꯥꯁꯤꯅ ꯁꯨꯝ ꯌꯦꯡꯉꯛꯄ ꯑꯗꯨꯝ ꯎꯕ ꯃꯥꯅꯁꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯔꯅꯤ ꯁꯨꯝ ꯂꯥꯛꯄꯁꯤꯗꯩꯗꯤ ꯅꯨꯄꯤꯁꯤꯅꯁꯨ ꯃꯁꯥ ꯃꯊꯟꯇ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯛꯑꯦꯕ ꯑꯗꯨꯒꯤ ꯃꯥ ꯗ꯭ꯔꯥꯏꯚꯔꯒ ꯇꯧꯔ ꯀꯥꯔꯗ ꯊꯧꯗꯣꯛꯑꯦ ꯑꯗꯨ ꯊꯧꯗꯣꯛꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯁꯨ ꯏꯟꯅꯔꯛꯑꯦ ꯑꯗꯨꯒ ꯏꯟꯅꯔꯛꯑꯒ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯗ ꯐꯥꯁ ꯐꯨꯗ ꯑꯝꯗ ꯃꯥꯁꯦ ꯆꯪꯉꯦ ꯀꯨꯝꯃꯒ ꯅꯨꯄꯥꯁꯨ ꯈꯥꯝꯃꯒ ꯆꯪꯉꯛꯑꯦꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯁꯥꯔꯦꯕ ꯃꯕꯥꯅꯤꯁꯦ ꯑꯗꯨꯒ ꯑꯩꯁꯦ ꯑꯗꯨꯝ ꯑꯍꯥꯟꯕ ꯅꯍꯥ ꯎꯕꯗꯒꯤ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯅꯪꯁꯦ ꯑꯗꯨꯝ ꯎꯔ ꯂꯩꯔꯦ ꯑꯗꯨꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯈꯪꯗꯦ ꯅꯣꯏꯗ ꯑꯗꯨꯝ ꯂꯥꯛꯅꯤꯡꯉꯦ ꯈꯣꯠꯂꯦ ꯑꯅ ꯍꯥꯏ ꯑꯩꯁꯨ ꯅꯪ ꯑꯗꯨꯝ ꯎꯏꯌꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯏꯅꯦꯅ ꯃꯕꯥꯅꯤꯁꯦ ꯁꯨꯝ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯈꯣꯠꯀꯦ ꯁꯨꯝ ꯆꯥꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯈꯪꯅꯈ꯭ꯔꯦ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯑꯇꯩ ꯐꯣꯟ ꯅꯝꯕꯔ ꯂꯧꯅꯔꯦ ꯃꯕꯥꯅꯤꯁꯦ ꯌꯥꯝ ꯆꯥꯟꯅꯔꯦꯕ ꯋꯥꯈꯜꯁꯨ ꯑꯗꯣ ꯅꯨꯄꯤꯁꯤꯁꯨ ꯅꯨꯄꯥ ꯊꯝꯃꯛꯇꯦꯕ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄꯁꯨ ꯃꯥꯅ ꯄꯥꯝꯗꯕ ꯑꯗꯨꯒꯤ ꯌꯥꯗꯕ ꯊꯑꯣꯏꯅ ꯅꯣꯡ ꯅꯤꯅꯤꯒꯤ ꯋꯥꯔꯤ ꯁꯥꯔꯒ ꯑꯩ ꯀꯌꯥ ꯄꯥꯝꯗꯦꯗ ꯁꯨꯝ ꯇꯣꯛꯄ ꯍꯧꯖꯤꯛꯀꯤꯁꯤꯗꯤ ꯃꯥꯅ ꯍꯦꯛ ꯃꯤꯒꯤꯅꯦ ꯂꯩꯕꯅꯦꯕ ꯆꯥꯟꯅꯕ ꯍꯦꯛ ꯄꯥꯝꯖꯕ ꯅꯨꯄꯤꯁꯤꯅꯁꯨꯀꯣ ꯑꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯥꯗꯤ ꯃꯥꯅ ꯍꯦꯛ ꯁꯦꯠꯂꯛꯄ ꯐꯤꯔꯣꯜꯁꯤꯅꯤ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯩꯁꯦ ꯇꯔꯨ ꯇꯅꯥꯟ ꯁꯦꯠ ꯆꯥꯕꯁꯦ ꯑꯗ ꯅꯪꯒꯤ ꯀꯩꯅꯣꯁꯤꯕꯨ ꯅꯪ ꯅꯍꯥꯛꯅ ꯑꯗꯨꯝ ꯍꯣꯠꯅꯕ꯭ꯔꯣ ꯅꯪ ꯗ꯭ꯔꯦꯁ ꯌꯥꯝ ꯅꯥꯟꯅ ꯁꯦꯠꯂꯦ ꯑꯩꯈꯣꯏꯐꯧꯗ ꯏꯀꯥꯏ ꯅꯪ ꯅꯃꯥꯡꯗ ꯑꯗꯣ ꯅꯪꯅ ꯑꯗꯨꯝ ꯍꯣꯠꯅꯕ꯭ꯔꯥ ꯍꯥꯏꯌꯦꯀꯣ ꯑꯗꯣ ꯃꯥꯅ ꯑꯩꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯩ ꯀꯩꯅꯣꯁꯦ
ꯑꯩ ꯏꯁꯥꯅ ꯌꯥꯝ ꯄꯥꯝꯖꯩ ꯅꯥꯟꯕ ꯂꯨꯕꯁꯦ ꯗ꯭ꯔꯦꯁꯁꯦ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯈꯣꯠꯅꯩꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯅꯪꯗꯤ ꯐꯣꯔꯃꯦꯜ ꯉꯥꯛꯇꯁꯨ ꯁꯦꯠꯂꯦ ꯈꯣꯠꯂꯦꯅ ꯑꯩꯗꯤ ꯍꯣꯏ ꯖꯤꯟꯁꯀꯨꯝꯕ ꯇꯤ ꯁꯥꯔꯠꯀꯨꯝꯕꯁꯦ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯤꯁꯤꯅꯁꯨ ꯑꯃꯨꯛ ꯃꯌꯥꯝ ꯄꯤꯁꯜꯂꯛꯑꯦꯀꯣ ꯂꯩꯔꯒ ꯃꯥꯒꯤ ꯑꯇꯥꯡꯕ ꯀꯩꯅꯣꯁꯤꯡꯁꯦ ꯑꯗꯨꯒ ꯀꯂꯔ ꯃꯥꯒꯤ ꯂꯩꯇꯕ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯕ ꯃꯌꯥꯝ ꯃꯈꯜ ꯗꯤꯖꯥꯏꯟ ꯀꯣ ꯌꯥꯝ ꯄꯤꯁꯜꯂꯛꯑꯦ ꯃꯥꯅꯁꯨ ꯑꯃꯨꯛ ꯑꯗꯩ ꯅꯨꯄꯥꯁꯤꯅꯁꯨ ꯂꯩꯔꯦ नुपागी इमुंगसिसु मोई कनोदी बाबादी मोई बाबाजे थबक अमा तौरगा मोइगिना याम का हेना नुंगाइबदि नत्ते मतमजिदा मोइगिना मु मचनुपी अनि लैरि मागी कनोदी नुपादी मतंदा पोकपा मासे मोइजु इंगना चिंगना दुम लैबदुनेबा अदे मचनगसिनाजु कनो नुपीजे पामे मोई वारी छादना खोतना नुपाजनसु पुथोआ लाए अदुगा मोइजे लोइना ममा ओइनाजु पामे कनोसे को नुपागी मापानसु नुपीजे अदे नुपीजनाजु ममा होइदा फजना हाइरे माजे सुमाइना मास्टर लोरे खोले मपानदा ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯈꯣꯠꯄ ꯌꯥꯝ ꯀꯩꯅꯣ ꯇꯧꯕꯁꯦ ꯄꯥꯝꯃꯤ ꯈꯣꯠꯂꯦ ꯑꯗꯣ ꯅꯨꯄꯥꯁꯦ ꯋꯥꯒꯁꯦ ꯌꯥꯝ ꯇꯞ ꯇꯞ ꯉꯥꯡꯉꯒ ꯌꯥꯝ ꯂꯦꯝꯃꯒꯅꯦ ꯑꯗꯨꯝ ꯅꯨꯄꯤꯁꯤꯅ ꯁꯤꯗꯤ ꯂꯩꯃꯤꯟꯅꯕꯗ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯝ ꯈꯟꯖꯕꯗꯣ ꯑꯗꯩ ꯃꯄꯥꯟꯁꯦ ꯍꯣꯇꯦꯜ ꯃꯛꯇ ꯆꯪꯉꯁꯨ ꯀꯩꯅꯣꯝꯃ ꯍꯦꯛ ꯆꯥꯃꯤꯟꯅꯔꯁꯨꯀꯣ ꯐꯥꯁ ꯐꯨꯗ ꯑꯃꯗ ꯑꯣꯏꯔꯣ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯕꯁꯦ ꯑꯗꯨꯝ ꯅꯨꯄꯥꯁꯤꯅ ꯅꯪ ꯁꯤꯁꯦ ꯆꯥꯅꯤꯡꯕ꯭ꯔꯥ ꯁꯤ ꯍꯥꯟꯅ ꯆꯥꯒꯦꯔꯥ ꯑꯗꯨꯝ ꯃꯥꯒꯤ ꯑꯣꯏꯅ ꯑꯦꯔꯦꯟꯖ ꯇꯧꯕꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯋꯦꯕ ꯁꯤꯗꯤ ꯌꯥꯝ ꯆꯥꯁꯟꯒꯅꯨ ꯁꯤ ꯊꯥꯎ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯄꯣꯠꯅꯤ ꯀꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯋꯦꯕ ꯑꯗꯩ ꯍꯩ ꯔꯥꯒꯁꯦ ꯁꯨꯝ ꯃꯥꯅ ꯑꯗꯨꯝ ꯃꯣꯏ ꯎꯅꯔꯨꯔꯒ ꯍꯜꯂꯛꯄꯁꯤꯗ ꯑꯗꯨꯝ ꯂꯩꯔꯒ ꯍꯦꯛ ꯄꯤꯔꯝꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯋꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯣꯏꯁꯨ ꯌꯥꯅꯔꯒ ꯐꯖꯅ ꯍꯥꯏꯕ ꯆꯪꯉ ꯈꯣꯠꯂꯒ ꯃꯣꯏꯁꯨ ꯃꯊꯟꯇ ꯄꯣꯛꯄꯅꯤꯅ ꯍꯣꯡꯉꯦꯕꯀꯣ ꯑꯗ ꯅꯨꯄꯤꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯒꯤ ꯁꯅꯥ ꯂꯨꯄꯥꯁꯦ ꯃꯥꯗꯤ ꯍꯦꯛ ꯃꯁꯥꯒꯤ ꯀꯩꯅꯣ ꯆꯥꯎꯝꯈꯤꯕꯁꯤꯗꯒꯤ ꯁꯅꯥꯅ ꯌꯣꯝꯒꯩ ꯂꯩꯔꯕ ꯅꯨꯄꯤ ꯑꯃꯈꯛꯅꯦꯕꯀꯣ ꯃꯥꯒꯤ ꯁꯅꯥꯒꯤ ꯂꯤꯛꯇꯒꯤ ꯄꯥꯝꯕꯣꯝ ꯐꯥꯕꯤꯗꯩ ꯈꯨꯖꯤꯗꯒꯤ ꯑꯗꯩ ꯈ꯭ꯋꯥꯡꯗꯒ ꯑꯃ ꯁꯤꯟꯅꯩꯗꯅ ꯑꯗꯨꯕꯨ ꯍꯦꯛ ꯁꯅꯥꯒꯤ ꯂꯩꯕ ꯅꯨꯄꯤꯅꯦꯕ ꯃꯥꯗꯤꯀꯣ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯑꯗꯨꯝ ꯀꯩꯅꯣ ꯃꯥꯅ ꯈꯔ ꯆꯥꯎꯔꯛꯄꯒ ꯂꯤꯛꯁꯦ ꯑꯗꯨꯝ ꯈꯔ ꯀ꯭ꯂꯥꯁ 9 10ꯒ ꯀꯥꯔꯛꯄꯁꯦ खितंग पिक्पा अमा खितंग चाव अमा दे असी डिजाइन से पामे ममागा हागा अदुम पुसा साजनबदो अदुम अदगी कइनोगुंबदगी कोइगी सनागी दुकान जंदै लै चला माय अपामबगा खल्लगा माय बर्थडे गा ताबसे नाम अम लेप्सन बिजी गा हागा लेपा मोइ ममा पासे सना जे याम मोइदा भेलु लैना खल्लेबको सना ओइना अदुम तौबीबा मबुंजिंगिजु लिक अमा दे खुदों नुदोब लोइ सिनैको अदा मागी दमक्तदी दै लेसाबिगा फारकपजे मानाजु असि डिजाइन अनौबा मा सिजि याम पामे आइदी गा हायरगा अदुम अदु डिजाइन जम लैबा मायना सना लिक का कइजे मी अमना लिक से मरी अमका थमनै यामबदा अनि दगी हेना देना मादि दुम लेसायङैदगी मागी नेकलेस कुंबा अदगी कइनो से अदुम लिक मसा मसु मखन मखन सुगुंबा मयाम से अदुम खितंग चौतक तौबा कइ कइ चटपगी को अदुमबगी अदुम मखन मखल लिक से तौत्रे लैग्रबा नुपी अंखकनेबा अदै ब्रेसलेट तो ओरो मखन मखल अदगी खुदोक काजिदि अदुम मसिंग थिंगमना लैरबा नुपीनेबा अदगी मु पाम्बोम फाबीदा मखन मखल मायना अदै माना लेसाबी फजना फारकांदा खुइ लोहोंग गोंदोंग चप्पदि लेसाबीसु सना चौबा सीदना अदुगी सना चौबगाजे आई असिजि पामी मोइदि सेकेंड गा जमना सिना पोंतेबा बिस्केट दगी खांगेंदगी साबा अदै मु कइनोदगी लैबा फास ओइना पुरा को अमाय ngaktaनेबा दुगा सना चौबजे डिजाइन जे मोरा अनि गे अहुंगी सनाजे अहुम मरीगा थम्बिनेबा मादे मुसु अदुगा मुसु मागी कइनोसे खुइगी सनरेम्बी परेंगा हाइबा खुइगी ngawai खुइगी लिक्ता खुइगी कोइ महुंगी परेंगा ना लिक्चिदने मसागी कइनोसे लिक्से खुइगी नेकलेस नतबा अदुम्बा कइनो लिक अचौबसे लिखोम हाइतारे सिजे मखन मखल अहुम मरी लैबा नुपीनेबा सन चामगी लिखोम लैबा नुपीनेबा मास खुइगी कइनोगा जदि खुइगी जिकी कइनोसे मागी दे नानापीगाजे डिजाइन अदुम नानापी अपाकपा मसा अदै सनाजे कोथबी माना मखन मखन निको मागिजे अदुना लोहोंगमदाइजिदाजु मुक मतमदुगी अनौबा सनाजे मुकसु साबिनेबको अचौबा दै नेकलेस अदैगी सना कइनो खुदोकाजे को मखन मखनजे अमा खुदकी खुसादगी खुदो मसिंगने हेना लैग्रबनेबा अदै खुदोबसिदि मोइदि सल्लमगा जिदि यावपोतेबा अदुम पीए हाइजे सल्लाहुंगुंबना अतोनबनेबा मोहरमगी खुदोब मोहरनीगी का लैबिदुनेबको अदमायना तौरगा माजे सनाजे सुकि मतिक मरांग कायबा अदा मोइ बाबा होइजे कइनोजे मोइजे अदुम मोइनाजु मसाजो बिसाजु मोरगा मोइना बिजनेस अमा मुक तौवेबा अदुसु माइ पाकपगी बिसासे अदुम जोम लाहंबदो मोइना हावरिङैददि अदमायना मतमदो याम थिना मतम फबो ओइबा अदुगा मसाजिंजे मु
ꯃꯣꯏꯁꯦ ꯃꯕꯨꯡꯁꯤꯡꯁꯦ ꯃꯊꯪ ꯂꯨꯍꯣꯡꯉꯦ ꯃꯥꯅ ꯑꯔꯣꯏꯕ ꯂꯨꯍꯣꯡꯕꯅꯤꯀꯣ ꯑꯗꯨꯀꯥꯟꯗ ꯄꯦꯟꯁꯤꯟ ꯐꯪꯉꯦ ꯑꯗꯨꯒꯤ ꯄꯩꯁꯥ ꯆꯥꯎꯅ ꯐꯪꯕ ꯂꯥꯛ 50 ꯐꯪꯕꯒꯁꯦ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗ ꯑꯗꯨꯝ ꯂꯥꯛ 10ꯒ ꯍꯥꯞꯄꯒ ꯊꯝꯕꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯩ ꯁꯅꯥ ꯂꯤꯛ ꯃꯥꯒꯤ ꯑꯗꯨꯝ ꯁꯥꯖꯟꯕꯤꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯋꯦꯕ ꯑꯗꯨꯅ ꯃꯥꯁꯦ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯃꯁꯥꯒꯤ ꯑꯦꯀꯥꯎꯟꯗꯒꯁꯦ ꯑꯦꯀꯥꯎꯟ 2, 3 ꯂꯩꯕꯁꯦ ꯑꯃꯅ ꯂꯥꯛ 10 ꯌꯥꯎꯕ ꯑꯃꯅ 5 ꯌꯥꯎꯕꯒ ꯇꯧꯔꯒ ꯄꯩꯁꯥꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦꯕ ꯅꯨꯄꯥꯁꯤꯅꯁꯨ ꯅꯣꯡꯃꯇ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯥ ꯀꯔꯤꯝꯐꯥꯎ ꯃꯉꯣꯟꯗ ꯍꯥꯏꯔꯛꯇꯦ ꯑꯗꯩ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅꯁꯨ ꯃꯥꯁꯦ ꯁꯅꯥꯅ ꯑꯁꯨꯛ ꯂꯩ ꯄꯩꯁꯥꯅ ꯑꯁꯨꯛ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗ ꯌꯥꯎꯋꯦ ꯀꯔꯤꯝ ꯍꯥꯏꯗꯦꯀꯣ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯔꯝꯗ ꯀꯔꯤꯝ ꯄꯟꯅꯗꯦ Wari sanade. ꯁꯥꯟꯅꯗꯦ ꯑꯗꯩ ꯅꯨꯄꯥꯁꯤꯅꯁꯨ ꯊꯣꯏꯗꯣꯛꯅ ꯅꯨꯄꯤꯁꯦ ꯃꯥ ꯀꯌꯥꯝ ꯏꯅꯥꯛ ꯈꯨꯟꯕꯅꯣ ꯈꯣꯠꯄꯅꯣ ꯏꯅꯥꯛ ꯈꯨꯟꯕ ꯃꯔꯟꯗꯣ ꯈꯪꯉꯒ ꯀꯣꯏꯔꯛꯈꯤꯕ ꯅꯠꯇꯦ ꯎꯔꯨꯕꯗꯒꯤ ꯁꯣꯞꯄꯤꯡ ꯃꯣꯜꯗꯨ ꯃꯣꯏ ꯊꯦꯡꯅꯕꯗꯩ ꯑꯗꯨꯝ ꯄꯥꯝꯖꯔ ꯂꯥꯛꯆꯔ ꯑꯗꯨꯃꯥꯏꯅꯅꯤꯗꯅ ꯑꯗꯣ ꯃꯥ ꯀꯣꯏꯅꯔꯤꯕ ꯃꯇꯝꯗꯨꯁꯨ ꯃꯣꯏꯅ ꯀꯩꯁꯨ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯍꯣꯏ ꯃꯃꯥ ꯃꯄꯥ ꯄꯩꯁꯥꯅꯤ ꯅꯨꯡꯉꯥꯏꯔꯗꯤ ꯈꯪꯉꯦ ꯑꯗꯨꯒ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯅꯨꯡꯒꯤ ꯀꯩꯁꯨ ꯈꯪꯗꯦ ꯅꯨꯄꯤꯁꯤꯁꯨ ꯒꯞ ꯁꯞ ꯇꯧꯕ ꯍꯥꯏꯗꯣꯛꯄ ꯈꯣꯠꯄ ꯇꯧꯗꯦ ꯀꯩꯝ ꯍꯥꯏꯖꯗꯦꯕꯀோ ꯑꯗꯩ ꯃꯥꯏ ꯒꯥꯔꯤ ꯑꯆꯧꯕ ꯍꯥꯞꯄꯤ ꯑꯗꯨꯃꯥꯏꯅ ꯑꯎꯟꯄꯣꯠꯁꯦ ꯌꯥꯝꯅ ꯑꯗꯨꯝ ꯐꯖꯅ ꯍꯦꯛꯇ ꯃꯇꯤꯛ ꯆꯥꯅ ꯍꯥꯞꯈ꯭ꯔꯦ ꯌꯦꯡꯅꯔꯦ ꯂꯨꯍꯣꯡꯕꯁꯤꯀꯣ ꯌꯥꯝ ꯐꯖꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯃꯣꯏꯒꯤꯗꯤ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯌꯨꯝ ꯄꯥꯜꯂꯀꯥꯟꯁꯤꯗ ꯃꯣꯏ ꯅꯨꯄꯥꯁꯤꯒꯤ ꯏꯃꯨꯡꯗꯤ ꯄꯤꯛꯑꯦ ꯑꯩꯈꯣꯏꯒꯤ ꯃꯊꯛ ꯃꯈꯥ ꯑꯣꯏꯔꯒꯁꯨ ꯄꯤꯛꯑꯦꯕ ꯃꯣꯏꯒꯤ ꯃꯌꯨꯝꯁꯤꯗꯤꯀꯣ ꯑꯩꯈꯣꯏ ꯃꯊꯛꯇꯅ ꯃꯣꯏꯒꯤ ꯑꯣꯏꯕ ꯑꯗꯩ ꯃꯈꯥꯗꯅ ꯑꯗꯨꯝ ꯆꯥꯛꯁꯪꯗ ꯃꯅꯤꯡꯗ ꯇꯞꯊꯣꯛꯑꯒ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯑꯅꯤꯗꯨꯒꯤ ꯀꯥ ꯑꯃ ꯁꯨꯃꯥꯏꯅ ꯍꯦꯛ ꯆꯪꯉꯛꯐꯝꯗ ꯈꯥꯈ꯭ꯔꯒ ꯑꯗꯨꯃꯥꯏꯅ ꯈꯛ ꯄꯤꯛꯑꯦꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯊꯛꯅ ꯃꯥꯅ ꯑꯗꯨꯝ ꯁꯤꯠꯄ ꯁꯦꯡꯕ ꯇꯧꯔꯦ ꯃꯈꯥꯅ ꯃꯣꯏ ꯃꯆꯟꯁꯤꯡꯗꯨꯅ ꯇꯧꯔꯦ ꯑꯗꯩ ꯆꯥꯛ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯃꯣꯏꯗꯤ ꯍꯦꯜꯄꯔ ꯅꯨꯡꯕꯔ ꯑꯗꯨꯝꯕꯒꯤ ꯀꯩꯅꯣ ꯂꯩꯇꯦ ꯑꯗꯣ ꯃꯥꯁꯨ ꯌꯨꯝ ꯄꯥꯟꯗꯣꯔꯀꯥꯟꯗꯗꯤ ꯃꯣꯏ ꯅꯨꯄꯥꯁꯤꯒꯤ ꯏꯃꯨꯡꯁꯦ ꯁꯤꯗꯤ ꯍꯦꯜꯄꯔ ꯅꯨꯡꯕꯔ ꯊꯝꯕ ꯏꯃꯨꯡ ꯅꯠꯇꯕꯅꯤ나 ꯃꯥꯅ ꯆꯠꯂꯨꯗꯣꯏꯕ ꯏꯃꯨꯡꯁꯤꯒꯤ ꯆꯥꯅꯅꯕ ꯃꯥ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯤ ꯃꯥ ꯍꯥꯏꯕ ꯆꯪꯉꯛꯇꯣꯔꯦ ꯈꯣꯠꯂꯛꯇꯣꯔꯦ ꯍꯥꯏꯕꯗꯩꯗꯤ ꯙꯨꯞ ꯊꯥꯕ ꯈꯣꯠꯄ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯥꯗꯤ ꯌꯥꯍꯧꯗꯤ ꯑꯗꯨꯝ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥ ꯑꯌꯨꯛꯁꯤꯗ ꯃꯥꯗꯤ ꯀꯩꯅꯣ ꯑꯦꯔꯣꯕꯤꯛꯀꯨꯝꯕ ꯑꯗꯨꯝ ꯖꯨꯝꯕꯥꯒꯨꯝꯕ ꯂꯩꯗꯅ ꯑꯗꯨꯝꯕ ꯑꯗꯨꯝ ꯁꯥꯟꯅꯔꯦꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯤ ꯃꯣꯏ ꯏꯃꯨꯡꯁꯦ ꯃꯣꯏ ꯕꯕꯥ ꯍꯣꯏ ꯏꯃꯥ ꯍꯣꯏꯁꯦ ꯁꯥꯖꯦꯜ ꯌꯥꯝ ꯀꯟꯕ ꯑꯣꯏꯌꯦꯕ ꯖꯣꯒꯨꯝꯕ ꯑꯗꯨꯒꯤ ꯖꯣꯒ ꯀꯩ ꯑꯗꯨꯝ ꯁꯥꯟꯅꯕꯁꯦ ꯃꯣꯏꯗꯤ ꯑꯗꯨꯝ ꯁꯥꯟꯅꯔꯛꯄꯅꯤ ꯃꯥꯁꯦ ꯄꯨꯡ 5 ꯀ꯭ꯂꯥꯁ ꯀꯩ ꯅꯪꯅꯕ ꯆꯠꯄꯅꯤꯅ ꯑꯗꯨꯝ ꯃꯥꯁꯦ ꯉꯟꯅ ꯍꯧꯒꯠꯂꯛꯑꯦꯕ ꯃꯁꯥꯁꯦ ꯑꯗꯨꯒ ꯆꯥꯕ ꯊꯛꯄ ꯑꯗꯨꯝꯕ ꯃꯣꯏꯗꯤ ꯌꯥꯝ ꯖꯣꯇꯣꯟ ꯇꯧꯕ ꯏꯃꯨꯡꯅꯦꯕ ꯌꯥꯝ ꯀꯦꯌꯔ ꯂꯧꯖꯕꯗꯣ ꯃꯁꯥꯒꯤ ꯅꯥꯗꯅꯕ ꯌꯦꯛꯇꯅꯕꯁꯤꯒꯤ ꯄꯨꯟꯁꯤ ꯁꯥꯡꯕ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯅꯨꯡꯉꯥꯏꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯃꯥꯗꯤ ꯌꯥꯍꯧꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯃꯉꯣꯟꯗ ꯂꯩꯇꯦ ꯑꯗꯨꯒ ꯃꯣꯏꯗꯤ ꯃꯨꯛꯗꯨꯛ ꯊꯥꯡꯃꯩꯗꯤ ꯃꯣꯏ ꯃꯁꯥꯒꯤ ꯁꯣꯝꯗ ꯃꯣꯏꯗꯤ ꯌꯥꯝ ꯅꯤꯡꯕ ꯀꯜꯂꯛꯑꯦꯕ ꯑꯗꯩ ꯗꯨꯛ ꯊꯥꯡꯃꯩ ꯊꯥꯕꯗꯤ ꯍꯦꯜꯄꯔꯅ ꯊꯥꯅꯗꯦꯗꯅ ꯑꯗꯣ ꯃꯥꯁꯨ ꯑꯗꯨꯝ ꯃꯃꯥ ꯍꯣꯏꯅ ꯅꯤꯡꯕꯅꯤꯅ ꯃꯥꯁꯨ ꯑꯗꯨꯝ ꯌꯥꯎꯖꯩꯕ ꯑꯗꯣ ꯑꯗꯨꯝ ꯗꯨꯛ ꯊꯥꯡꯃꯩ ꯊꯥꯕ ꯈꯣꯠꯄ ꯃꯥ ꯂꯣꯏ ꯇꯝꯃꯦ ꯑꯗꯣ ꯑꯁꯣꯝꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗꯤ ꯌꯨꯝꯗꯣ ꯌꯥꯝ ꯆꯥꯎꯗꯕꯅꯤꯅ ꯑꯗꯩ ꯑꯃꯨꯛ ꯂꯩꯔꯤꯕ ꯅꯤꯉꯣꯜꯁꯤꯡꯗꯨꯁꯨ ꯃꯅꯦꯝꯕꯣꯛꯁꯨ ꯂꯣꯏ ꯒ꯭ꯌꯥꯟ ꯇꯥꯏꯌꯦꯕ ꯃꯥꯅ ꯍꯧꯔꯛꯏꯁꯦ ꯁꯨꯃꯥꯏꯅ ꯍꯧꯔꯛꯄ ꯏꯃꯨꯡꯅꯦꯅ ꯈꯪꯉꯒ ꯃꯣꯏꯁꯨ ꯂꯣꯏ ꯌꯥꯎꯁꯜꯂꯛꯄ ꯃꯧ ꯉꯥꯏꯗꯕ ꯑꯗꯨꯅ ꯊꯕꯛꯁꯦ ꯀꯩꯁꯨ ꯂꯩꯇꯦ ꯆꯥꯛ ꯊꯣꯡꯉꯦ ꯃꯣꯏꯈꯩ ꯑꯆꯪ ꯄꯨꯂꯞ ꯊꯣꯡꯃꯤꯟꯅꯅꯤ ꯆꯥꯃꯤꯟꯅꯅꯤ ꯂꯣꯏꯁꯟꯃꯤꯟꯅꯅꯤ ꯑꯗꯩ ꯃꯣꯏꯈꯩ ꯃꯥꯡꯒꯣꯟ ꯐꯝꯃ ꯍꯩ ꯔꯥ ꯆꯥꯃꯤꯟꯅꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯣꯏꯁꯦ ꯑꯗꯨꯝ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯃꯥꯁꯦ ꯃꯥꯒꯤ ꯃꯄꯥꯝꯒ ꯁꯣꯝꯒꯗꯤ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯔꯒꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯍꯤꯡꯉꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯀꯨꯕꯣꯛꯁꯤꯅ ꯊꯣꯏꯗꯣꯛꯅ ꯃꯀꯨ ꯃꯅꯦꯝꯅ ꯃꯥꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯖꯩꯕꯀꯣ ꯃꯀꯨꯕꯣꯛꯅꯒꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯋꯦꯕ ꯃꯌꯨꯝꯗ ꯂꯩꯔꯛꯏꯕ ꯐꯤꯕꯝꯗꯨꯒ ꯐꯣꯡꯊꯣꯛꯁꯨ ꯐꯣꯡꯊꯣꯛꯇꯦ ꯆꯥꯎꯊꯣꯛꯁꯨ ꯆꯥꯎꯊꯣꯛꯇꯦ ꯅꯣꯡꯃꯇ ꯍꯩꯅꯩ ꯍꯩꯅꯗꯦꯁꯨ ꯍꯥꯏꯗꯤ ꯏꯕꯨ ꯏꯀꯥꯏ ꯃꯤꯒꯤꯗꯤ ꯑꯁꯣꯝꯗ ꯃꯊꯣꯟ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯍꯦꯛꯇ ꯑꯉꯛꯄꯅꯤꯗꯣ ꯑꯗꯨꯒ ꯏꯀꯥꯏ ꯑꯩꯗꯤ ꯆꯠꯄꯐꯥꯎ ꯍꯦꯛ ꯏꯀꯥꯏ ꯃꯣꯏꯗꯒꯅꯒ ꯇꯧꯋꯦꯕ ꯑꯗꯒꯤꯗꯤ ꯃꯅꯦꯝꯕ ꯑꯣꯏꯅꯁꯨ ꯑꯁ ꯑꯩꯈꯣꯏ ꯃꯧꯁꯤꯕꯨ ꯀꯩꯅꯣꯅꯦ ꯁꯅꯥꯁꯤꯕꯨ ꯃꯣꯏꯅꯁꯨ ꯅꯣꯡꯇ ꯅꯪ ꯁꯅꯥ ꯀꯌꯥ ꯍꯥꯞꯄꯛꯏꯅ ꯍꯥꯏꯕꯗꯤ ꯑꯗꯩ ꯑꯩꯒꯤ ꯁꯅꯥ ꯑꯁꯨꯛ ꯍꯥꯞꯄꯛꯏꯅ ꯃꯧꯅꯁꯨ ꯁꯣ ꯇꯧꯗꯦ ꯃꯥꯅ ꯁꯤꯔ ꯈꯪꯉꯦꯕ ꯀꯩꯅꯣꯅꯦ ꯅꯣꯏ ꯕꯕꯥ ꯑꯩꯈꯣꯏꯒꯤ ꯃꯧꯁꯤꯒꯤ ꯁꯅꯥꯁꯤꯕꯨ ꯁꯤꯔꯛꯄꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦꯅꯦ ꯍꯥꯏꯕꯗꯤꯊꯥ ꯂꯨꯍꯣꯡꯕꯗꯅ ꯑꯃ ꯁꯤꯈꯤ ꯅꯨꯡꯊꯤꯟ ꯂꯥꯛꯄꯗꯅ ꯁꯅꯥ ꯑꯇꯣꯞꯄ ꯑꯆꯧꯕ ꯑꯃ ꯁꯤ ꯂꯤꯛꯁꯨ ꯑꯆꯧꯕ ꯑꯃ ꯁꯤ ꯑꯗꯩ ꯈꯨꯗꯣꯞꯁꯨ ꯈꯪꯗꯦꯅꯦ ꯅꯨꯡꯗꯥꯡ ꯊꯤꯟ ꯂꯥꯛꯄꯩꯗꯨꯗꯅ ꯑꯃ ꯁꯤ ꯑꯗꯩ ꯅꯨꯡꯊꯤꯟꯒꯤꯗꯅ ꯑꯃ ꯁꯤ ꯑꯗꯩ ꯆꯥꯛꯀꯧꯕꯗꯅ ꯁꯅꯥ ꯑꯃ ꯁꯤ ꯂꯤꯛ ꯑꯃ ꯅꯦꯀ꯭ꯂꯦꯁ ꯑꯃꯃꯨꯛ ꯁꯤ ꯂꯤꯛꯀꯣꯝ ꯃꯈꯟ ꯃꯥꯟꯅꯗꯦ ꯑꯗꯨ ꯀꯩꯅꯣ ꯑꯩꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯃꯥꯏ ꯁꯅꯥ ꯃꯌꯥꯝꯁꯤꯗꯤ ꯀꯩꯅꯣ ꯑꯗꯩ ꯃꯥ ꯈꯛ ꯅꯠꯇꯦꯀꯣ ꯃꯅꯦꯝꯕꯣꯛ ꯈꯛ ꯅꯠꯇꯦ ꯃꯤ ꯑꯇꯩꯅꯁꯨ ꯅꯣꯏ ꯃꯧꯁꯤꯕꯨ ꯁꯅꯥ ꯀꯌꯥꯝ ꯄꯣꯔꯛꯀꯦ ꯅꯣꯏ ꯃꯧꯁꯤꯕꯨ ꯁꯅꯥ ꯀꯌꯥꯝ ꯄꯣꯔꯛꯀꯦꯅ ꯑꯗꯩ ꯊꯥ ꯐꯥꯕꯩ ꯆꯠꯄꯗꯅ ꯗꯤꯖꯥꯏꯟ ꯑꯃ ꯃꯥ ꯁꯤꯔꯩꯁꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯃꯅꯦꯝꯕꯣꯛꯁꯤꯒꯤ ꯃꯄꯥꯝꯗ ꯆꯥꯛꯀꯧ ꯆꯠꯄꯗꯅꯅꯦ ꯁꯅꯥꯁꯦ ꯗꯤꯖꯥꯏꯟ ꯑꯃ ꯑꯗꯨꯒꯤ ꯁꯅꯥ ꯑꯆꯧꯕ ꯂꯤꯛ ꯅꯦꯀ꯭ꯂꯦꯁ ꯀꯣ ꯑꯗꯩ ꯂꯣꯏꯅ ꯁꯤꯔꯛꯄ ꯁꯨꯅ ꯂꯣꯏ ꯌꯥꯎꯕ ꯍꯣꯏ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯟꯗꯕꯨ ꯁꯨꯠ ꯇꯧꯕꯗ ꯂꯥꯏꯕꯅꯤ ꯁꯅꯥꯗꯒꯤ ꯅꯨꯡ ꯗꯤꯖꯥꯏꯟꯗ ꯁꯨꯠ ꯇꯧꯕꯗꯤ ꯑꯔꯨꯕꯅꯦꯕ ꯑꯗꯨ ꯇꯧꯁꯤꯜꯂꯛꯑꯕꯅꯦꯕ ꯃꯥꯗꯤꯀꯣ ꯑꯗꯒꯤꯗꯤ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯦꯝꯁꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯤꯉꯣꯜ ꯌꯥꯝꯃꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯁꯤꯅ ꯃꯊꯪ ꯆꯥꯛꯀꯧꯋꯦꯕ ꯑꯗꯨꯗ ꯆꯠꯄꯗꯁꯨ ꯁꯨꯃꯥꯏꯅ ꯁꯅꯥꯁꯦ ꯃꯈꯜꯁꯦ ꯑꯗꯨꯝ ꯍꯣꯡꯕꯀꯣ ꯁꯅꯥꯁꯦ ꯃꯣꯏ ꯀꯩꯅꯣꯁꯦ ꯂꯩꯀꯥꯏꯁꯤꯅꯁꯨ ꯍꯥꯏꯅꯔꯦꯕ ꯁꯅꯥ ꯃꯌꯥꯝꯁꯤꯗꯤ ꯌꯥꯝ ꯆꯥꯅꯩ ꯃꯣꯏꯁꯦ ꯃꯧꯁꯤꯡ ꯁꯅꯥ ꯍꯥꯞꯄꯛꯏꯁꯦ ꯌꯥꯝꯒ ꯆꯥꯅꯤ ꯃꯈꯟ ꯃꯥꯅ ꯁꯤꯔꯤꯁꯦ ꯁꯅꯥꯁꯦꯅ ꯍꯦꯛꯇ ꯃꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏ ꯍꯥꯏꯅꯩꯌꯦꯕ ꯑꯗꯩꯗꯤ
ꯃꯥꯅ ꯍꯥꯏꯌꯦ ꯃꯥꯅ ꯄꯨꯈꯤꯕ ꯑꯎꯟꯄꯣꯠꯇ ꯄꯨꯈꯤꯕ ꯁꯅꯥꯁꯦ ꯎꯝ ꯁꯨꯃꯥꯏꯅ ꯈꯨꯠꯅ ꯄꯥꯏꯕꯗ ꯆꯟꯗꯕ ꯁꯅꯥ ꯂꯩꯔꯣꯏꯗꯅꯀꯣ ꯎꯝ ꯑꯩꯒꯤ ꯍꯥꯞꯄ ꯁꯅꯥꯁꯦ ꯍꯣꯏ ꯑꯔꯩꯕꯁꯦ ꯅꯨꯄꯤ ꯑꯃꯅ ꯃꯥꯏ ꯁꯅꯥ ꯐꯅꯌꯥꯝ ꯂꯩ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯈꯨꯠꯅ ꯄꯥꯏꯕꯗ ꯂꯣꯏ ꯆꯟꯅꯦꯕ ꯍꯣꯏ ꯆꯟꯗꯦ ꯃꯥꯏꯗꯤ ꯎꯝ ꯁꯅꯥ ꯀꯦꯖꯤ ꯑꯃꯁꯦ ꯍꯦꯟꯅꯤ ꯍꯥꯏꯕ ꯂꯨꯝꯕ ꯋꯦꯠꯁꯦ ꯃꯥꯅ ꯄꯨꯔꯤꯕ ꯁꯅꯥꯁꯦ ꯍꯣꯏ ꯃꯇꯤꯛ ꯍꯣꯏ ꯌꯥꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯄꯨꯈꯤꯕ ꯃꯥꯁꯦ ꯁꯅꯥꯁꯦ ꯑꯗꯨꯅ ꯃꯥꯅꯅꯦ ꯍꯥꯞꯆꯜꯂꯒ ꯑꯩꯈꯣꯏ ꯍꯟꯗꯛꯅ ꯁꯤꯁꯦ ꯑꯩꯈꯣꯏ ꯐꯤꯔꯣꯟꯁꯦ ꯁꯨꯃꯥꯏꯅ ꯁꯠꯂ ꯈꯜꯂꯒ ꯁꯦꯠꯂꯤꯗꯅꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯁꯅꯥꯁꯦ ꯉꯁꯤꯁꯤꯅ ꯀꯩ ꯁꯤꯁꯤꯒꯦꯅ ꯃꯥ ꯆꯠꯊꯣꯛꯀꯗꯕ ꯑꯃ ꯂꯩꯕꯁꯦ ꯈꯜꯂꯒ ꯑꯣꯏꯅ ꯁꯤꯔꯒ ꯍꯧꯔꯛꯄ ꯑꯗꯒꯤ ꯑꯃꯨꯛ ꯃꯥꯏ ꯅꯨꯄꯥꯁꯤ ꯃꯇꯝꯁꯦ ꯃꯥꯁꯦ ꯃꯥꯁꯇꯔ ꯂꯣꯏꯔꯕꯅꯤꯅ ꯃꯥꯏ ꯊꯕꯛ ꯑꯃꯈꯛ ꯀꯧꯔꯛꯄꯗꯒꯤ ꯅꯣꯝꯁꯦꯅ ꯑꯍꯥꯟꯕꯀꯣ ꯌꯥꯜꯍꯟꯕ ꯃꯥꯒꯤ ꯁꯅꯥ ꯀꯥꯏꯕꯁꯤꯗ ꯍꯧꯋꯦꯕ ꯑꯗ ꯅꯣꯝꯁꯦ ꯃꯇꯝꯗꯨꯗ ꯂꯥꯛ 10 ꯅꯣꯝꯃꯦ ꯍꯥꯏ ꯊꯕꯛꯁꯦ ꯈꯔ ꯆꯥꯎꯕ ꯄꯣꯁꯀꯤꯅꯤꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛ 10ꯁꯤ ꯌꯥꯝꯃꯕ ꯄꯩꯁꯥꯅꯦ ꯃꯇꯝꯁꯤꯗ ꯅꯣꯝꯃꯤꯁꯦ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯏꯀꯥꯏ ꯍꯥꯏꯔꯛꯄ ꯑꯩꯁꯦ ꯊꯕꯛꯁꯦ ꯀꯧꯔꯤ ꯑꯩ ꯊꯕꯛ ꯑꯝꯇꯗꯤ ꯇꯧꯅꯤꯡꯉꯤꯗ ꯃꯣꯏꯒꯤꯗꯤ ꯃꯄꯥꯝꯒꯤꯗꯤ ꯃꯕꯨꯡ ꯍꯣꯏ ꯀꯩꯁꯨ ꯂꯣꯏ ꯊꯕꯛ ꯇꯧꯋꯦꯕ ꯍꯣꯏ ꯍꯣꯏ ꯑꯩꯕꯨ ꯊꯕꯛ ꯑꯝꯇꯗꯤ ꯇꯧꯅꯤꯡꯉꯤꯗ ꯏꯕꯥꯏ ꯍꯣꯏ ꯃꯃꯥꯡꯗ ꯅꯪꯒꯤ ꯅꯨꯄꯥꯅꯦꯅ ꯃꯥꯡ ꯊꯥꯔ ꯆꯠꯄꯗ ꯅ ꯍꯥꯏꯕ ꯃꯥꯅ ꯁꯅꯥ ꯀꯥꯏꯁꯤꯗꯤ ꯍꯥꯏꯗꯦ ꯑꯃꯁꯨ ꯍꯥꯏꯗꯦ ꯀꯩꯝ ꯍꯥꯏꯗꯦꯕꯀꯣ ꯑꯗ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗ ꯌꯥꯎꯔꯝꯕ ꯄꯩꯁꯥ ꯈꯔ ꯑꯃꯗꯤ ꯌꯥꯎꯔꯤ ꯈꯔ ꯑꯃꯗꯤ ꯂꯨꯍꯣꯡꯕꯗ ꯑꯃꯨꯛ ꯁꯤꯖꯤꯟꯅꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯑꯦꯀꯥꯎꯟꯗꯗꯤ ꯂꯥꯛ 4-5ꯗꯤ ꯌꯥꯎꯕ ꯑꯗꯨ ꯇꯧꯔꯒ ꯂꯥꯛ 10 ꯅꯝꯅꯤ ꯍꯥꯏꯕꯗꯨꯗ ꯃꯥꯅ ꯉꯧꯅꯅꯦ ꯃꯅꯦꯝꯅꯦ ꯃꯀꯨꯕꯣꯛꯅꯦ ꯃꯥꯏ ꯅꯨꯄꯥꯅꯦ ꯃꯣꯏ ꯑꯍꯨꯝ ꯊꯤꯟꯕ ꯆꯠꯄꯁꯤꯗ ꯉꯧꯅ ꯃꯣꯏꯒꯤ ꯂꯥꯏꯟꯙꯧꯁꯤꯗ ꯀꯠꯂꯒ ꯁꯅꯥ ꯁꯤꯃꯒ ꯀꯥꯏꯊꯣꯛꯎꯔꯣꯅꯅꯦ ꯂꯤꯈꯣꯝ ꯑꯃꯈꯛ ꯀꯥꯏꯕꯗ ꯀꯣꯟꯅꯔꯦꯕ ꯂꯥꯛ 5ꯒꯤ ꯀꯥꯏꯕ ꯀꯣꯟꯅꯕ ꯂꯤꯈꯣꯝ ꯑꯃꯒ ꯃꯥꯏ ꯂꯥꯛ 5 ꯑꯃꯨꯛ ꯑꯦꯀꯥꯎꯟꯗ ꯌꯥꯎꯕꯁꯤꯒ ꯄꯤꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯄꯤꯔꯀꯥꯟꯗ ꯃꯥꯁꯦ ꯃꯄꯥꯝꯗ ꯀꯔꯤꯝ ꯍꯥꯏꯗꯦꯀꯣ ꯏꯀꯥꯏꯖꯗꯅ ꯍꯥꯏꯗ꯭ꯔꯦꯕ ꯊꯕꯛ ꯇꯧꯔꯀꯥꯟꯗ ꯍꯥꯏꯔꯒꯦꯅ ꯊꯕꯛ ꯋꯥꯅꯣꯝꯃꯦꯁꯨ ꯍꯥꯏꯗꯦ ꯑꯃꯁꯨ ꯍꯥꯏꯗ꯭ꯔꯦꯕ ꯑꯗꯨꯒꯗꯤ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯁꯣꯟꯕꯗꯣ ꯑꯩꯁꯦ ꯁꯤꯝꯇ ꯇꯧꯍꯧꯔꯒꯗꯤꯅ ꯑꯗꯣ ꯅꯨꯄꯥꯁꯤꯁꯨ ꯑꯃꯨꯛꯅꯦ ꯅꯨꯄꯤꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯦ ꯎꯕꯗ ꯃꯗꯨ ꯀꯥꯏꯅꯤꯡꯕꯒꯤ ꯑꯗꯨꯒꯤꯗꯤ ꯅꯠꯇꯦꯕ ꯃꯥꯁꯨ ꯁꯨꯝ ꯃꯣꯏ ꯃꯇꯤꯛ ꯆꯥꯕꯗꯣ ꯃꯥꯁꯨ ꯆꯥꯅꯤꯡꯕꯒꯤ ꯍꯥꯏꯕꯅꯦꯕ ꯑꯁꯦꯡꯕꯗꯤ ꯃꯥ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏ ꯃꯥꯏ ꯅꯨꯄꯥꯁꯦ ꯐꯠꯇꯅ ꯍꯧꯔꯛꯈꯤꯕ ꯃꯤ ꯑꯃ ꯅꯠꯇꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯒꯤ ꯄꯩꯁꯥ ꯀꯌꯥ ꯌꯥꯎꯏ ꯈꯣꯠꯂꯤꯁꯦ ꯅꯨꯄꯥꯁꯤꯅ ꯈꯪꯗꯦ ꯃꯥꯅꯁꯨ ꯍꯥꯏꯗꯦꯕ ꯃꯥꯒꯤ ꯐꯣꯟ ꯄꯥꯏꯔ ꯈꯣꯠꯂ ꯖꯤꯄꯦꯗ ꯀꯌꯥꯝ ꯌꯥꯎꯏ ꯃꯥ ꯅꯣꯡꯇ ꯌꯦꯡꯗꯦꯕ ꯅꯨꯄꯥꯁꯦꯀꯣ ꯑꯗ ꯃꯥꯅ ꯑꯩ ꯁꯤꯜꯂꯒꯦ ꯅꯪ ꯇꯁꯦꯡꯅ ꯇꯧꯅꯤꯡꯉꯕ꯭ꯔꯥ ꯑꯗꯨ ꯅꯣꯏ ꯁꯣꯏꯔꯣꯏꯗꯕ ꯃꯐꯝ ꯂꯩꯕ꯭ꯔꯥꯅ ꯍꯥꯏꯕꯗ ꯂꯩ ꯈꯣꯠꯂꯦꯅ ꯑꯗꯨꯃꯥꯏꯅ ꯅꯣꯝꯃꯨꯔꯦꯗꯅꯀꯣ ꯑꯁ ꯃꯅꯦꯝꯕꯣꯛꯀ ꯃꯀꯨꯕꯣꯛꯀꯁꯦ ꯌꯥꯝ ꯏꯀꯥꯏꯖꯕꯗꯣ ꯃꯧꯁꯦ ꯃꯣꯏꯅ ꯅꯨꯄꯥ ꯑꯃ ꯍꯥꯞꯇ꯭ꯔꯒ ꯃꯧꯁꯤꯅ ꯂꯣꯏ ꯄꯨꯊꯣꯔꯛꯄꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯑꯗꯩ ꯑꯃꯨꯛ ꯊꯕꯛꯁꯦ ꯍꯥꯏꯗꯣꯔꯛꯇ꯭ꯔꯤ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯃꯣꯏ ꯃꯆꯟꯅꯨꯄꯤ ꯑꯃꯃꯨꯛ ꯆꯦꯟꯈ꯭ꯔꯦꯀꯣ ꯑꯗꯨꯗꯤ ꯃꯣꯏꯗꯤ ꯃꯣꯏ ꯃꯆꯥꯅꯨꯄꯥꯁꯤ ꯂꯨꯍꯣꯡꯕꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯃꯈꯥ ꯈꯛ ꯌꯨꯝꯁꯦ ꯁꯥꯔꯝꯕꯅꯦꯕ ꯑꯗꯨꯒ ꯃꯣꯏꯅ ꯃꯊꯛꯁꯦ ꯍꯥꯞꯀꯠꯄꯅꯦꯕ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ ꯑꯗꯨꯗ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗꯗꯤ ꯀꯩꯝ ꯍꯥꯏꯅꯗꯦꯕ ꯅꯨꯄꯥꯁꯤꯅꯁꯨ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯉꯛꯀꯦ ꯑꯗꯩ ꯅꯨꯄꯤꯁꯤꯅꯁꯨ ꯃꯤꯒꯤ ꯆꯥꯡ ꯑꯝꯗ ꯑꯗꯨꯝ ꯂꯩꯔꯝꯒꯅꯦꯅ ꯑꯩꯅ ꯄꯩꯁꯥ ꯄꯥꯡꯉꯛꯀꯦꯒ ꯍꯥꯏꯕꯗꯤ ꯏꯀꯥꯏꯅꯦꯅ ꯍꯥꯏꯅꯗꯕꯤꯗꯣ ꯑꯗꯨ ꯑꯣꯏꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯏ ꯃꯊꯛꯁꯦ ꯍꯥꯞꯀꯠꯂꯨꯕꯅꯦꯕ ꯑꯗꯨꯒꯤ ꯍꯥꯞꯀꯠꯄꯒ ꯃꯣꯏꯁꯦ ꯂꯨꯍꯣꯡꯕꯒ ꯈꯔ ꯑꯗꯨꯝ ꯋꯥꯈ꯭ꯔꯦ ꯑꯍꯦꯟꯕ ꯄꯩꯁꯥꯗꯣ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯒ ꯀꯩꯅꯣ ꯃꯆꯟꯅꯨꯄꯤ ꯍꯣꯡꯕꯁꯦ ꯃꯣꯏꯁꯦ ꯃꯊꯥꯁꯦ ꯁꯥꯟꯅꯔꯦꯕꯀꯣ ꯑꯗ ꯃꯧꯁꯤꯅ ꯎꯏꯌꯦꯕ ꯃꯊꯥ ꯁꯥꯕ ꯈꯣꯠꯄ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯥꯛꯀꯁꯦ ꯏꯆꯥ ꯆꯥꯟꯅꯗꯕ ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯀꯣ ꯑꯗ ꯃꯥꯅ ꯍꯥꯏ ꯕꯕꯥ ꯑꯗꯨꯝ ꯑꯩꯉꯣꯟꯗꯒꯤ ꯁꯤꯜꯂꯒꯦ ꯌꯥꯅꯤ ꯀꯔꯤꯝ ꯁꯥꯔꯨꯅꯨ ꯍꯥꯏꯔꯒ ꯃꯥꯁꯤꯅ ꯃꯉꯣꯟꯗꯒꯤ ꯂꯤꯛ ꯑꯃ ꯑꯗꯩ ꯈꯨꯗꯣꯞ 2-3 ꯑꯗꯩ ꯁꯅꯥ ꯃꯆꯥ 2-3 ꯑꯗꯨꯝ ꯄꯨꯊꯣꯔꯛꯑꯦ ꯁꯤꯈꯩꯁꯤꯅ ꯍꯥꯞꯄꯁꯤꯅ ꯃꯆꯟꯅꯨꯄꯤꯁꯤꯗꯤ ꯁꯅꯥ ꯃꯆꯥ ꯑꯃꯈꯛꯇꯤ ꯁꯤꯔꯝꯃꯤ ꯂꯤꯛ ꯅꯨꯡꯗꯤ ꯁꯤꯗꯦꯕ ꯃꯆꯟꯅꯨꯄꯤꯁꯤ ꯀꯞꯄꯤ ꯍꯥꯏꯌꯦ ꯑꯗꯨ ꯄꯨꯊꯣꯔꯛꯄꯗꯨꯗ ꯏꯅꯝꯃ ꯃꯅꯝ ꯑꯗꯨꯗꯗꯤ ꯀꯩꯁꯨ ꯌꯥꯝꯗꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯁꯅꯥꯗꯣ ꯑꯗꯨꯒ ꯃꯆꯟꯅꯨꯄꯤꯁꯤꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯃꯧ ꯑꯃꯅ ꯄꯨꯊꯣꯔꯛꯑꯒ ꯑꯗꯨꯃꯥꯏꯅ ꯄꯤꯔꯔꯣꯏꯗꯕ ꯑꯣꯏꯕ ꯃꯥꯁꯦ ꯀꯞꯄꯤ ꯍꯥꯏ ꯏꯅꯝꯃ ꯑꯩ ꯂꯧ ꯉꯝꯃꯣꯏ ꯅꯪ ꯁꯅꯥꯁꯤ ꯌꯥꯝꯃꯜꯂꯦ ꯏꯅꯝꯃ ꯅꯪꯅ ꯄꯤꯒꯦꯒꯅ ꯂꯤꯛ ꯃꯔꯤ ꯃꯆꯥꯁꯤꯒ ꯈꯨꯗꯣꯞ ꯈꯛꯇꯪꯒ ꯁꯅꯥꯅ ꯃꯆꯥꯁꯤ ꯈꯛꯇꯪ ꯄꯨꯒꯦ ꯑꯩ ꯍꯥꯏꯌꯦ ꯌꯥꯅꯤ ꯄꯨꯑꯣꯅ ꯑꯩꯒꯤ ꯃꯈꯟ ꯃꯌꯥꯝ ꯂꯩꯅ ꯄꯨꯊꯣꯔꯛꯑꯦ ꯑꯗꯩ ꯑꯃꯨꯛ ꯀꯩꯁꯦ ꯎꯄꯨ ꯀꯥꯡꯊꯣꯜ ꯍꯥꯏꯔꯨꯁꯤꯒꯦ ꯂꯥꯎ ꯆꯠꯁꯤ ꯈꯣꯠꯁꯤꯅ ꯕꯕꯥ ꯍꯣꯏ ꯏꯃꯥ ꯍꯣꯏꯁꯦ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯑꯗꯣ ꯃꯣꯏꯗꯤ ꯌꯥꯎꯍꯜꯂꯔꯣꯏꯁꯤꯅ ꯍꯥꯏꯔꯒ ꯃꯥꯅ ꯑꯗꯨꯝ ꯄꯨꯔꯒꯅꯦ ꯆꯠꯂꯦ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯄꯨꯔ ꯆꯠꯂꯦ ꯎꯄꯨ ꯀꯥꯡꯊꯣꯜꯒꯁꯦ ꯆꯟꯗꯅ ꯑꯗꯩ ꯃꯆꯟꯅꯨꯄꯤꯒ ꯅꯪꯒꯤ ꯀꯩ ꯀꯣꯜ ꯂꯤꯛ ꯂꯩꯕ ꯐꯅꯦꯛ ꯐꯤꯔꯣꯜ ꯂꯩꯕ ꯃꯥꯅ ꯑꯗꯩꯗꯤ ꯃꯥꯒꯤꯁꯤꯗꯗꯤꯅꯦ ꯁꯦꯠꯄ ꯃꯥꯅ ꯁꯨꯡꯁꯦꯠ ꯍꯦꯛ ꯁꯦꯠꯂꯔꯣꯏꯗꯕ ꯐꯅꯦꯛꯁꯦ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯐꯅꯦꯛ ꯐꯤꯔꯣꯜꯁꯦ ꯂꯣꯏ ꯆꯤꯡꯊꯣꯛ ꯄꯤꯊꯣꯔꯛꯄꯤꯅꯦꯕ ꯃꯥꯅꯀꯣ ꯑꯗꯩꯗꯤ ꯃꯣꯏꯗꯤ ꯃꯃꯥ ꯍꯣꯏꯅ ꯑꯗꯨꯝ ꯂꯩꯁꯟ ꯅꯝꯖꯟ ꯊꯝꯕꯗꯣ ꯑꯗꯩ ꯐꯤꯔꯣꯟꯗꯩ ꯁꯥꯟꯗꯒꯤ ꯌꯥꯟꯅꯕ ꯆꯨꯅꯤꯗꯒꯤ ꯃꯄꯥꯟ ꯅꯥꯏꯕꯗꯒꯤ ꯃꯈꯟꯁꯦ ꯂꯩꯅꯤꯡꯉꯥꯏꯕꯨ ꯏꯔꯩ ꯂꯩꯇ꯭ꯔꯦ ꯎꯄꯨꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯛꯆꯧ ꯋꯥꯡꯕ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯎꯄꯨ ꯄꯥꯛꯅ ꯑꯩꯈꯣꯏꯒꯤ ꯐꯛꯂꯥꯡꯁꯤꯃ ꯊꯨꯡꯒꯩ ꯃꯥꯒꯤ ꯐꯛꯂꯥꯡꯗꯣ ꯐꯤꯠ ꯀꯌꯥꯅꯣ ꯅꯨꯄꯥ ꯃꯌꯨꯝꯁꯤꯒꯤ ꯐꯛꯂꯥꯡꯁꯦ ꯑꯗꯨ ꯆꯜꯂꯛꯇ꯭ꯔꯕ ꯎꯄꯨꯅꯦꯕꯀꯣ ꯑꯗꯨꯅ
ꯑꯗꯨꯒꯤ ꯎꯄꯨ ꯃꯌꯥꯝꯗꯨꯗ ꯍꯥꯞꯄꯛꯄ ꯄꯣꯠ ꯆꯩ ꯐꯤꯔꯣꯜ ꯃꯌꯥꯝ ꯀꯣꯜ ꯂꯤꯛ ꯃꯌꯥꯝꯁꯦ ꯀꯞꯇꯩ ꯄꯨꯈꯝꯗꯒꯤ ꯒ꯭ꯂꯥꯁ ꯁꯦꯠꯇꯩ ꯂꯣꯏ ꯈꯥꯏꯔꯛꯑꯕꯅꯦ ꯃꯥꯅ ꯑꯗꯨꯒ ꯑꯃꯨꯛ ꯂꯩꯒꯗꯕꯈꯩ ꯑꯃꯨꯛꯁꯨ ꯂꯩꯔꯨꯕꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯨꯍꯣꯡꯕꯁꯤꯃꯅꯦ ꯃꯅꯦꯝ ꯃꯀꯨꯁꯦ ꯄꯣꯠꯌꯦꯡꯒꯤ ꯄꯩꯁꯥꯗꯣ ꯈꯛ ꯄꯨꯊꯣꯛꯄ ꯅꯠꯇꯅ ꯂꯨꯄꯥ ꯑꯃ ꯄꯨꯊꯍꯧꯗ꯭ꯔꯦ ꯃꯧꯁꯤꯅ ꯂꯣꯏ ꯇꯧꯔꯦ ꯃꯀꯨꯕꯣꯛꯁꯦ ꯌꯥꯝ ꯏꯀꯥꯏꯖꯕ ꯃꯥꯅ ꯃꯀꯨꯕꯣꯛꯁꯤꯅꯅꯦ ꯑꯩꯒꯤ ꯃꯧꯁꯤꯕꯨ ꯀꯩꯅꯣꯅꯦ ꯑꯩ ꯃꯧꯁꯤꯕꯨ ꯑꯩꯕꯣꯅ ꯌꯥꯝ ꯏꯀꯥꯏꯖꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯃꯧ ꯑꯩꯈꯣꯏꯁꯦ ꯏꯀꯥꯏꯕꯗ ꯂꯣꯏꯔꯦ ꯅꯪꯅ ꯏꯃꯨꯡꯁꯦ ꯇꯧꯔꯤ ꯃꯌꯥꯝꯁꯦꯅ ꯃꯀꯨꯕꯣꯛꯁꯤꯅ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯈꯔ ꯂꯩꯔꯒꯅꯦ ꯑꯩꯈꯣꯏ ꯃꯣꯏꯁꯦ ꯀꯩꯅꯣ ꯃꯀꯨꯕꯣꯛꯁꯦ ꯅꯥꯔꯛꯑꯦꯕꯀꯣ ꯅꯥꯔꯛꯑꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯆꯥꯕ ꯊꯛꯄꯒ ꯀꯩꯒꯤꯗꯤꯅꯦ ꯃꯀꯨꯕꯣꯛꯀꯤ ꯄꯦꯟꯁꯤꯟꯁꯦ ꯈꯤꯇꯪ ꯆꯥꯎꯅ ꯐꯪꯉꯦ ꯊꯕꯛꯇꯨ ꯉꯋꯥꯏ ꯈꯤꯇꯪ ꯆꯥꯎꯅ ꯇꯧꯔꯝꯕꯅꯤꯅ ꯑꯗꯨꯅ ꯀꯣꯟꯅꯩꯌꯦꯕ ꯑꯗꯨꯒ ꯀꯩꯅꯣ ꯃꯣꯏꯒꯤ ꯂꯧ ꯁꯪꯉꯝ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯐꯧꯗꯣ ꯑꯗꯨꯝ ꯆꯥꯔꯒ ꯑꯇꯩ ꯑꯇꯩꯅ ꯃꯀꯨꯕꯣꯛ ꯄꯦꯟꯁꯤꯟꯁꯤꯒ ꯑꯗꯩ ꯃꯅꯦꯝꯕꯣꯛꯁꯤꯅ ꯑꯃꯨꯛ ꯃꯥꯒꯤ ꯀꯩꯀꯩ ꯈꯔ ꯄꯩꯁꯥ ꯊꯣꯛꯄ ꯇꯦꯛ ꯇꯦꯛ ꯃꯥꯅ ꯀꯔꯕꯥꯔ ꯃꯆꯥ ꯃꯁꯨ ꯈꯔ ꯇꯧꯖꯩꯕ ꯑꯗꯨ ꯈꯔꯒꯅ ꯑꯗꯨꯝ ꯏꯃꯨꯡꯒꯤꯗꯤ ꯃꯧꯁꯤꯗ ꯃꯣꯏꯅ ꯂꯨꯄꯥ ꯑꯃꯐꯧ ꯌꯦꯠꯁꯟꯗꯦꯕꯀꯣ ꯃꯅꯦꯝꯕꯣꯛꯁꯤꯅ ꯏꯀꯥꯏꯗꯅꯅꯦ ꯃꯧꯁꯤꯅ ꯂꯩꯒꯤꯅꯤ ꯍꯥꯏꯕꯒꯤ ꯏꯀꯥꯏꯗꯅ ꯃꯅꯦꯝꯕꯣꯛꯁꯤꯅ ꯉꯥꯔꯤ ꯉꯥꯇꯥꯏ ꯀꯩꯀꯩ ꯋꯥꯠꯂꯤꯒꯦ ꯌꯦꯡꯉꯒꯅꯦ ꯆꯦꯟꯁꯟ ꯂꯩꯔꯦꯕ ꯃꯀꯨꯕꯣꯛꯁꯤꯅꯁꯨ ꯏꯀꯥꯏꯀꯣ ꯃꯤ ꯃꯆꯥꯁꯤꯅ ꯂꯣꯏ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨꯒ ꯑꯃꯨꯛ ꯉꯥꯔꯤ ꯊꯨꯝꯒꯤꯁꯨ ꯃꯤꯉꯣꯟꯗ ꯇꯧꯍꯟꯕꯗꯣ ꯃꯧꯁꯤꯅ ꯂꯣꯏ ꯊꯥꯛꯄ ꯇꯥꯒꯤꯅꯤ ꯏꯀꯥꯏꯖꯩ ꯃꯤꯅ ꯃꯄꯥꯝꯗ ꯋꯥꯍꯩ ꯑꯃ ꯍꯥꯏꯈ꯭ꯔꯗꯤ ꯑꯗꯨꯅ ꯅꯪꯉꯅꯅꯦ ꯏꯃꯨꯡꯒꯤꯗꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯍꯟꯒꯅꯣꯅ ꯃꯥꯅ ꯃꯅꯦꯝꯕꯣꯛꯁꯤꯅ ꯄ꯭ꯔꯕ ꯂꯩꯕ ꯑꯗꯩ ꯑꯗꯨꯃꯛꯇꯗ ꯑꯗꯨꯝ ꯃꯧꯁꯤꯅ ꯊꯕꯛ ꯆꯠꯂꯨꯕ ꯃꯣꯏ ꯃꯥꯒ ꯅꯨꯄꯥꯒ ꯃꯥꯒ ꯃꯄꯥꯝ ꯆꯠꯂꯨꯕ ꯑꯣꯏꯒꯦꯔꯥ ꯀꯩꯅꯣꯝ ꯆꯠꯂꯨꯕ ꯑꯣꯏꯒꯦꯔꯥ ꯕꯖꯥꯔ ꯆꯠꯂꯨꯕ ꯑꯣꯏꯒꯦꯔꯥꯀꯣ ꯑꯆꯥꯄꯣꯠꯀ ꯀꯩꯁꯦ ꯂꯩꯔꯛꯇꯦꯕ ꯃꯥ ꯑꯗꯨꯒ ꯑꯗꯨꯝ ꯇꯤꯜꯍꯧ ꯆꯅꯝ ꯑꯂꯨ ꯑꯣꯏꯔꯣ ꯊꯥꯎ ꯅꯨꯡꯁꯦ ꯊꯥꯡꯉꯒꯤ ꯀꯣꯟꯅ ꯍꯦꯛꯇ ꯂꯩꯁꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯒꯤꯗꯤ ꯃꯔꯛꯁꯤꯗ ꯃꯣꯏ ꯃꯀꯨꯕꯣꯛꯁꯦ ꯅꯥꯁꯜꯂꯛꯑꯦꯕꯀꯣ ꯃꯀꯨꯕꯣꯛꯁꯦ ꯑꯃꯨꯛ ꯅꯥꯕꯁꯤꯗ ꯑꯗꯨꯏ ꯃꯇꯝꯗ ꯃꯥꯁꯤ ꯃꯧꯁꯤ ꯃꯆꯥ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯑꯗꯣ ꯃꯆꯥ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯃꯆꯥ ꯑꯃ ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝꯁꯤꯗꯅꯤ ꯃꯀꯨꯕꯣꯛ ꯅꯥꯁꯜꯂꯛꯏꯁꯦ ꯑꯗꯨꯒ ꯃꯥꯁꯦ ꯃꯧꯁꯤ ꯃꯥꯗꯤ ꯉꯋꯥꯏꯗꯩꯁꯨ ꯃꯁꯥꯁꯦ ꯈꯤꯇꯪ ꯐꯠꯂꯛꯇꯕ ꯈꯤꯇꯪ ꯅꯥꯒꯟꯕ ꯑꯣꯏꯗꯅ ꯑꯗꯨꯒꯤ ꯃꯧꯁꯦ ꯑꯍꯥꯟꯕ ꯃꯆꯥ ꯄꯣꯛꯄꯁꯤꯗ ꯃꯤꯔꯣꯟꯕꯗꯩ ꯃꯥꯁꯦ ꯅꯥꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯆꯥꯛꯃꯧꯕ ꯈꯣꯠꯄ ꯆꯥꯕ ꯌꯥꯗꯕ ꯍꯧꯒꯠꯇꯕ ꯃꯅꯦꯝꯕꯣꯛꯁꯤꯅꯐꯧ ꯈꯦꯔ ꯄꯨꯁꯜꯂꯛꯇ꯭ꯔꯥ ꯃꯦꯒꯤ ꯄꯨꯁꯜꯂꯛꯇ꯭ꯔꯥ ꯅꯪ ꯆꯥꯕ ꯌꯥꯕ ꯈꯤꯇꯪꯗꯤ ꯆꯥꯎꯅ ꯁꯦꯝ ꯀꯣꯝꯂꯥ ꯈꯣꯛꯂꯛꯇ꯭ꯔꯥ ꯃꯥꯏ ꯃꯅꯥꯛꯇꯗ ꯐꯝꯗꯅ ꯏꯟꯗꯅ ꯃꯆꯟꯅꯨꯄꯤ ꯌꯨꯝ ꯄꯥꯟꯗꯕꯗꯨꯒ ꯑꯗꯩ ꯄꯥꯟꯈꯤꯕ ꯃꯆꯟꯅꯨꯄꯤꯁꯤꯁꯨ ꯍꯦꯛ ꯂꯥꯛꯄꯗ ꯃꯃꯥ ꯍꯥꯟꯅ ꯀꯧꯗꯦꯌꯦ ꯃꯄꯥ ꯍꯥꯟꯅ ꯀꯧꯗꯦꯌꯦ ꯃꯃꯥꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯪꯉꯛꯇꯦꯌꯦ ꯑꯩꯁꯦ ꯏꯅꯝꯃꯅ ꯁꯦꯝꯃꯛꯈ꯭ꯔꯕꯅꯦꯅꯅꯦ ꯃꯅꯝꯃꯩ ꯀꯥꯗ ꯍꯥꯟꯅ ꯀꯥꯈꯠꯄ ꯃꯥꯅ ꯀꯩꯅꯣꯝ ꯄꯨꯔꯛꯄꯁꯦ ꯃꯅꯝꯃꯩ ꯍꯥꯟꯅ ꯄꯤꯕ ꯑꯗꯩ ꯃꯅꯝꯃꯗꯣ ꯆꯥꯛ ꯆꯥꯈ꯭ꯔꯕ ꯏꯃꯥ ꯆꯥꯛ ꯆꯥꯈ꯭ꯔꯕ ꯏꯅꯝꯃꯗꯣ ꯀꯩ ꯆꯥꯈ꯭ꯔꯦ ꯑꯁ ꯃꯥ ꯀꯔꯤꯝ ꯆꯥꯗꯅ ꯇꯨꯝꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕꯅ ꯑꯗꯨꯝ ꯍꯞꯇꯥ ꯃꯔꯛ ꯁꯠ ꯂꯥꯛꯑꯒ ꯃꯅꯝꯃꯩ ꯀꯩꯅꯣꯝ ꯆꯥꯅꯤꯡꯕꯁꯦ ꯄꯤꯖꯔꯝꯕ ꯑꯗꯩ ꯁꯤꯡꯖꯨꯃꯨꯛꯇ ꯑꯣꯏꯔꯣ ꯁꯨꯔ ꯆꯥꯃꯤꯟꯅꯕ ꯏꯅꯝꯃ ꯅꯪ ꯀꯩ ꯆꯥꯅꯤꯡꯉꯤ ꯑꯩ ꯁꯦꯝꯃꯛꯀꯦ ꯅꯪ ꯆꯥꯅꯤꯡꯕ ꯑꯝꯇꯗꯤ ꯍꯥꯏꯌꯣ ꯑꯩ ꯄꯣꯔꯛꯀꯦꯒ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛꯇꯣꯏꯁꯨ ꯆꯥꯃꯤꯟꯅꯔꯒ ꯉꯥꯏꯍꯥꯛ ꯀꯨꯏꯅꯗꯤ ꯂꯩꯔꯝꯗꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯄꯣꯛꯈꯤꯕ ꯑꯉꯥꯡꯅꯦꯕ ꯑꯍꯥꯟꯕꯩ ꯄꯣꯛꯈꯤꯕꯁꯤꯁꯨꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯃꯥꯁꯦ ꯅꯥꯎꯔꯣꯟꯁꯨ ꯈꯔ ꯈꯨꯏꯕ ꯑꯗꯨꯝ ꯑꯗꯨꯒ ꯑꯉꯥꯡ ꯑꯍꯥꯟꯕꯩꯗꯨꯅ ꯆꯍꯤ 1 ꯃꯈꯥꯏꯃꯨꯛ ꯈꯛ ꯐꯥꯔꯛꯄꯗ ꯑꯃꯃꯨꯛ ꯊꯥ ꯂꯦꯞꯁꯟꯈꯤꯕꯅꯦꯕ ꯑꯗ ꯃꯥꯏ ꯅꯨꯄꯥꯁꯤꯗꯤ ꯃꯔꯛꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯤ ꯃꯥꯒꯤ ꯊꯕꯛꯇꯣ ꯍꯥꯏꯗꯣꯛꯄ ꯑꯗꯨꯝ ꯉꯥꯏꯔ ꯂꯩꯌꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯆꯥꯕ ꯊꯛꯄꯒꯤꯁꯤꯗꯤ ꯑꯗꯨꯝ ꯃꯃꯥ ꯃꯄꯥꯅ ꯂꯣꯏ ꯄꯨꯔꯒ ꯅꯨꯄꯤꯁꯤꯅꯁꯨ ꯈꯔ ꯃꯦꯜꯂꯒ ꯇꯧꯔꯝꯃꯤꯅ ꯅꯨꯄꯥꯁꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯋꯥꯕ ꯈꯣꯠꯄꯁꯦ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯁꯤ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯁꯦ ꯀꯩꯅꯣꯒꯤ ꯑꯣꯏꯕ ꯃꯥꯁꯦ ꯊꯕꯛꯁꯦ ꯃꯥꯗꯤ ꯀꯩꯅꯣꯁꯦ ꯄꯥꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯀꯝꯄꯨꯇꯔ ꯂꯦꯞꯇꯣꯞꯇ ꯁꯨꯕ ꯃꯄꯥꯟꯒꯤ ꯊꯕꯛꯀ ꯀꯩꯁꯦ ꯁꯨꯝꯕꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯇꯧꯔꯒ ꯅꯪꯅ ꯁꯤꯁꯦ ꯑꯝꯇ ꯁꯨꯖꯜꯂꯛꯑꯣ ꯍꯥꯏꯔ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯑꯗꯨꯃꯥꯏꯅ ꯁꯤꯌꯥꯔ ꯈꯥꯏꯔꯛꯑꯒ ꯃꯥꯒꯤ ꯈꯨꯠꯁꯨꯃꯟ ꯄꯤꯔꯛꯑꯒ ꯑꯗꯨꯃꯥꯏꯅ ꯃꯄꯥꯟꯒꯤ ꯑꯩꯈꯣꯏꯒꯤ NGO ꯀꯩ ꯁꯝꯅꯕ ꯃꯃꯥꯟꯅꯕꯈꯩꯁꯦ ꯃꯣꯏꯒꯤ ꯐꯥꯏꯟ ꯁꯨꯕ ꯈꯣꯠꯄ ꯑꯗꯨꯝꯕꯩꯗꯤ ꯁꯤꯟꯅꯔꯒ ꯃꯥꯁꯦ ꯈꯔ ꯁꯨꯏꯌꯦꯕꯀꯣ ꯑꯗꯨꯒꯗꯤ ꯀꯩꯅꯣꯁꯦ ꯑꯃꯨꯛꯁꯨ ꯃꯣꯏꯁꯦ ꯑꯗꯨꯒꯤ ꯃꯥꯁꯦ ꯑꯍꯥꯟꯕ ꯑꯉꯥꯡ ꯄꯣꯛꯄꯗꯤ ꯑꯗꯨꯝ ꯈꯔ ꯁꯣꯟꯊꯈ꯭ꯔꯒ ꯃꯥꯁꯦ ꯃꯁꯛ ꯃꯇꯧ ꯈꯤꯇꯪ ꯑꯣꯟꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯥꯗꯤ ꯀꯦꯕ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯇꯟꯈ꯭ꯔꯦ ꯑꯉꯥꯡꯗꯣ ꯑꯗꯩ ꯑꯃꯗꯨꯁꯨ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯦ ꯑꯗꯨꯒ ꯃꯀꯨꯕꯣꯛꯁꯤꯁꯨ ꯑꯃꯨꯛ ꯃꯥꯅ ꯑꯉꯥꯡ ꯄꯣꯛꯑ ꯃꯇꯨꯡ ꯈꯔ ꯂꯩꯔꯒ ꯑꯉꯥꯡ ꯄꯤꯛꯏꯉꯩꯁꯤꯗ ꯀꯦꯟꯁꯔꯅꯤ ꯃꯥꯁꯦ ꯌꯥꯝ ꯀꯟꯅ ꯅꯥꯔꯒ ꯆꯍꯤꯃꯨꯛꯁꯦ ꯃꯄꯥꯟꯗ ꯑꯃꯨꯛ ꯄꯨꯏ ꯂꯥꯏꯌꯦꯡꯉꯤ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯏꯝꯐꯥꯜꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯄꯨꯈꯠꯇꯅ ꯄꯨꯊꯗꯅ ꯌꯥꯝ ꯂꯥꯏꯌꯦꯡꯉꯦ ꯑꯗꯨꯁꯨ ꯃꯥꯅ ꯄꯩꯁꯥꯁꯦ ꯂꯣꯏ ꯄꯨꯊꯣꯛꯑꯦꯕ ꯑꯗ ꯃꯥꯁꯦ ꯀꯩꯅꯣꯗ ꯃꯃꯥ ꯍꯣꯏꯗ ꯑꯗꯨꯝ ꯑꯩ ꯏꯃꯥ ꯂꯨꯄꯥ 50,000ꯗ ꯀꯥꯞꯄꯛꯀꯦꯔꯥ ꯑꯗꯩ ꯑꯩꯈꯣꯏ ꯕꯥꯗꯣ ꯅꯥꯔꯦ ꯈꯤꯇꯪꯗꯤ ꯑꯗꯨꯝꯕꯗꯗꯤ ꯍꯥꯏꯔꯦꯕ ꯃꯥꯀꯣ ꯑꯗꯩ ꯃꯣꯏꯅꯁꯨ ꯇꯧꯒꯗꯝꯅꯤ ꯑꯍꯟ ꯅꯥꯔꯗꯤꯅ ꯑꯗꯨꯝ ꯀꯥꯞꯄꯛꯑꯦ ꯑꯗꯩ ꯃꯥꯅꯁꯨ ꯑꯩꯗꯣ ꯗꯗꯥꯒꯤ ꯀꯩꯅꯣ ꯑꯃꯈꯛ NGOꯒꯤ ꯀꯩꯀꯩ ꯈꯔ ꯇꯥꯟꯅꯔꯤ ꯃꯥ ꯄꯩꯁꯥ ꯈꯔ ꯆꯪꯉꯦ ꯑꯗꯣ ꯄꯩꯁꯥ ꯈꯤꯇꯪ ꯀꯥꯞꯄꯛꯑꯣ ꯍꯥꯏꯔ ꯈꯒ ꯂꯧꯕꯁꯨ ꯑꯗꯨꯝ ꯍꯧꯔꯦꯕ ꯃꯥꯗꯤ ꯂꯧꯕ ꯍꯥꯏꯁꯦ ꯃꯣꯏꯗꯤ 5,000ꯗ 10,000ꯗ ꯅꯠꯇꯦꯕ ꯂꯧꯔꯤꯁꯦ ꯂꯥꯛ 1ꯗ 2ꯗ ꯑꯗꯨꯒ ꯃꯥꯏꯁꯨ ꯃꯀꯨꯕꯣꯛꯁꯤꯁꯨ ꯃꯥꯅ ꯅꯨꯡꯉꯥꯏꯇꯗꯅ ꯐꯖꯅ ꯂꯥꯏꯌꯦꯡꯕꯤꯔꯦꯕ ꯑꯗꯣ ꯃꯀꯨꯕꯣꯛꯁꯦ ꯌꯥꯝ ꯄꯦꯟꯅ ꯁꯤꯈꯤꯕ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯍꯥꯏꯌꯦꯕꯀꯣ ꯃꯥꯅ ꯃꯀꯨꯕꯣꯛꯁꯤꯅ ꯁꯤꯒꯗꯕꯁꯤ ꯃꯥ ꯃꯁꯥꯅ ꯑꯩꯈꯣꯏꯒꯤ ꯁꯣꯟꯊꯔꯛꯄ ꯆꯥꯕ ꯊꯛꯄ ꯌꯥꯔꯛꯇꯕ
ꯃꯥꯏꯕꯅ ꯈꯨꯠ ꯊꯥꯔꯛꯄ ꯗꯥꯛꯇꯔꯅ ꯈꯨꯠ ꯊꯥꯔꯛꯄꯀꯣ ꯌꯨꯝꯗ ꯄꯣꯊꯥꯍꯜꯂꯨꯔꯣ ꯍꯥꯏꯕꯁꯦ ꯃꯀꯨꯕꯣꯛꯁꯦ ꯃꯁꯥꯅ ꯈꯪꯖꯩꯕ ꯃꯧ ꯅꯨꯄꯤꯁꯦ ꯀꯧꯁꯜꯂ ꯃꯥꯁꯦ ꯅꯥꯟꯊꯕꯤꯔꯝꯃꯦ ꯍꯥꯏꯌꯦꯕ ꯃꯀꯨꯕꯣꯛꯁꯤꯅꯀꯣ ꯃꯄꯤ ꯏꯔꯥꯒ ꯆꯦꯜꯂꯦ ꯍꯥꯏꯌꯦꯕꯀꯣ ꯑꯩꯁꯦ ꯊꯣꯛꯅ ꯀꯨꯏꯅꯗꯤ ꯍꯤꯡꯅꯤꯡꯈ꯭ꯔꯦꯗꯀꯣ ꯑꯩ ꯉꯍꯥꯟꯈꯩ ꯊꯕꯛ ꯇꯧꯔꯛꯏ ꯑꯩ ꯏꯁꯥꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯉꯛꯏ ꯑꯗꯨꯕꯨ ꯅꯪ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯁꯤꯗ ꯑꯣꯜꯂꯤꯕ ꯍꯣꯡꯉꯤꯕ ꯑꯑꯣꯟꯕꯁꯤꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕꯗꯤ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯃꯌꯥꯝꯁꯦ ꯑꯩꯁꯦ ꯀꯨꯏꯅꯗꯤ ꯏꯃꯧꯒꯤ ꯁꯦꯕꯥꯁꯦ ꯐꯪꯅꯤꯡꯈ꯭ꯔꯦꯗꯀꯣ ꯑꯩꯁꯦ ꯄꯦꯟꯗꯦ ꯑꯩꯁꯦ ꯅꯪꯒꯤ ꯁꯦꯕꯥꯁꯦ ꯄꯦꯟꯗ꯭ꯔꯤ ꯍꯥꯏꯕꯗꯤ ꯄꯦꯟꯗꯦ ꯇꯧꯕꯤꯗꯦ ꯍꯥꯏꯕ ꯅꯠꯇꯕ ꯁꯦꯕꯥꯗꯣ ꯃꯥꯅ ꯄꯥꯝꯖꯕ ꯑꯗꯨꯝ ꯐꯪꯉ ꯂꯩꯅꯤꯡꯕꯗꯣ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯒ ꯑꯩꯕꯣ ꯁꯤꯗꯤ ꯑꯩꯁꯦ ꯁꯤꯅꯤꯡꯗꯦꯗꯀꯣꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯛꯁꯤ ꯁꯣꯜꯂꯒ ꯁꯤꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯃꯅꯦꯝꯄꯣꯛꯁꯤꯁꯨ ꯑꯗꯒꯤ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯁꯣꯟꯊꯈꯤꯕꯀꯣ ꯑꯗꯩ ꯃꯊꯪ ꯃꯣꯏꯁꯦ ꯊꯕꯛꯁꯦ ꯍꯥꯏꯗꯣꯛꯑꯦ ꯃꯥꯏ ꯅꯨꯄꯥꯁꯨ ꯌꯥꯎꯔꯛꯇ꯭ꯔꯦꯀꯣ ꯌꯥꯎꯔꯛꯇ꯭ꯔꯦ ꯃꯥꯏ ꯅꯨꯄꯥꯁꯨ ꯄꯨꯔꯥ ꯃꯄꯥ ꯂꯩꯈꯤꯗꯕꯅꯦ ꯊꯕꯛꯇꯣ ꯍꯥꯏꯗꯣꯛꯑꯒ ꯌꯥꯎꯔꯛꯇꯕꯅꯦ ꯃꯥꯏ ꯅꯨꯄꯥꯁꯤꯁꯨ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯕ ꯃꯊ꯭ꯋꯥꯏꯁꯦ ꯌꯥꯝꯅ ꯃꯥꯅ ꯁꯨꯛ ꯊꯛꯑꯒ ꯆꯥꯗꯕꯤ ꯊꯛꯇꯕꯤ ꯐꯃꯨꯡꯗꯒ ꯂꯩꯁꯟꯕ ꯇꯧꯕꯁꯤꯗ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯩ ꯃꯃꯥꯟꯅꯕꯅ ꯊꯕꯛ ꯅꯪꯅꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯁꯥꯎꯔꯛꯄ ꯑꯁ ꯚꯥꯏ ꯅꯪ ꯗꯥꯏꯇ ꯂꯧꯁꯜꯂꯝꯃꯤꯗꯤ ꯗꯦꯠ ꯑꯁꯨꯛꯐꯥꯎꯗ ꯊꯥꯖꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯑꯁ ꯑꯗꯨꯗꯨ ꯀꯥꯏꯅ ꯃꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯔꯃꯤꯅꯀꯣ ꯃꯥꯁꯦ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯃꯤꯒꯤꯗ ꯁꯤꯌꯥꯔꯤꯡ ꯇꯧꯔꯒ ꯃꯤ ꯃꯈꯥ ꯊꯕꯛ ꯁꯨꯔ ꯃꯤꯅ ꯄꯤꯔꯛꯄ ꯈꯔ ꯂꯧꯔꯒ ꯁꯨꯃꯥꯏꯅ ꯍꯦꯛ ꯂꯩꯔꯕꯀꯣ ꯑꯩꯁꯦ ꯀꯥꯏꯅ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗ ꯃꯤꯅ ꯍꯥꯏꯔꯦꯕ ꯅꯪ ꯀꯔꯤ ꯇꯧꯅꯤꯡꯒꯦ ꯅꯪ ꯑꯄꯥꯝꯕ ꯑꯃ ꯇꯧꯔꯣ ꯉꯁꯤꯗꯩꯗꯤ ꯃꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯔꯅꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃ ꯅꯨꯄꯥ ꯊꯣꯛꯅ ꯊꯨꯡꯅ ꯅꯪ ꯇꯧꯔꯣ ꯍꯥꯏꯌꯦꯕ ꯑꯗꯨ ꯑꯩ ꯑꯗꯨꯝ ꯑꯗꯨꯒꯤ ꯑꯆꯪꯕꯗꯣ ꯁꯅꯥ ꯂꯤꯀꯣꯟ ꯀꯥꯏꯊꯣꯛꯑꯁꯤꯅ ꯅꯪ ꯁꯅꯥꯁꯤꯡꯁꯦ ꯀꯥꯏꯃꯟꯈ꯭ꯔꯦ ꯏꯀꯥꯏꯔꯦ ꯁꯅꯥ ꯀꯩꯗꯤ ꯁꯣꯔꯣꯏꯁꯤꯅ ꯍꯥꯏꯔꯦ ꯊꯕꯛꯁꯨ ꯃꯥꯡꯉꯦ ꯋꯥꯅꯣꯝꯃꯒ ꯑꯣꯏꯗ꯭ꯔꯦ ꯅꯪꯒꯤ ꯄꯩꯁꯥ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ ꯑꯃ ꯍꯥꯞꯄꯁꯨ ꯅꯠꯇꯦ ꯕꯕꯥ ꯂꯥꯏꯌꯦꯡꯕ ꯏꯆꯟꯅꯨꯄꯤ ꯀꯩꯗꯧꯕ ꯂꯣꯏꯅꯃꯛ ꯇꯧꯔꯦ ꯑꯩ ꯏꯀꯥꯏꯔꯦꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯥꯞꯄꯛꯈ꯭ꯔꯕ ꯁꯅꯥꯅꯤ ꯑꯗꯨ ꯅꯪ ꯀꯔꯤꯝ ꯈꯟꯒꯅꯨ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯑꯣꯏꯕ ꯌꯥꯕ ꯄꯨꯟꯁꯤꯒꯤ ꯍꯤꯡꯍꯧꯕ ꯌꯥꯕ ꯊꯕꯛ ꯑꯃ ꯇꯧꯁꯤꯅ ꯍꯥꯏꯔꯦꯕ ꯑꯗ ꯅꯨꯄꯥꯁꯤꯅ ꯍꯥꯟꯅ ꯃꯤꯒꯤ ꯊꯕꯛ ꯁꯨꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁꯀꯤ ꯄꯩꯁా ꯁꯦꯟꯗꯣꯏ ꯍꯣꯠꯇꯣꯛ ꯍꯣꯠꯆꯤꯟ ꯁꯨꯝꯕꯒꯤ ꯐꯥꯏꯟ ꯈꯔꯁꯨ ꯃꯥꯅ ꯁꯨꯏꯕ ꯃꯥꯏ ꯃꯃꯥꯟꯅꯕ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁ ꯇꯧꯕ ꯑꯃꯒꯤ ꯑꯗꯨꯁꯦ ꯃꯥꯅ ꯈꯪꯉꯦꯕ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯑꯃ ꯗꯦꯂꯤ ꯀꯂꯦꯛꯁꯟꯁꯦ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯂꯧꯕꯗ ꯅꯣꯡꯃꯗ ꯂꯤꯁꯤꯡ ꯊꯤꯒꯠꯄꯗ ꯏꯟꯇꯔꯦꯁꯁꯦ 3% ꯍꯣꯠꯄꯗ ꯅꯨꯃꯤꯠ ꯑꯗꯨꯛꯅꯤ ꯊꯤꯒꯗꯕꯅꯤꯒ ꯍꯥꯏꯕ ꯀꯩꯅꯣꯁꯦ ꯃꯥ ꯂꯣꯏ ꯍꯣꯠꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯃꯥꯅ ꯑꯩ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁ ꯇꯧꯕꯗꯤ ꯄꯥꯝꯃꯦ ꯍꯥꯏꯔꯦꯕ ꯑꯗꯨꯗꯤꯅ ꯃꯣꯏꯁꯦ ꯀꯩꯅꯣ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁ ꯌꯥꯝ ꯆꯠꯅ ꯈꯟꯕ ꯃꯇꯝ ꯃꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯗꯨꯝꯕ ꯕꯦꯡ ꯃꯆꯥ ꯂꯤꯡꯈꯠꯂꯒ ꯄꯩꯁꯥ ꯊꯥꯗꯕ ꯈꯣꯠꯄ ꯗꯦꯂꯤ ꯀꯂꯦꯛꯁꯟ ꯇꯧꯕ ꯑꯗꯨꯝꯕ ꯃꯇꯝꯗꯨꯅꯦꯕ ꯑꯗꯨꯒ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯨ ꯑꯣꯐꯤꯁꯀꯁꯦ ꯀꯣꯏꯊꯤ ꯊꯤꯔꯦꯀꯣ ꯕꯤꯜꯗꯤꯡ ꯑꯅꯥꯟꯕ ꯑꯃ ꯊꯤꯔꯦ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯑꯗꯨ ꯇꯧꯔꯀꯥꯟꯗ ꯃꯥꯒꯤ ꯁꯅꯥꯁꯦ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯃꯥꯅꯅꯦ ꯂꯥꯛ 10 ꯍꯥꯟꯅ ꯄꯥꯏꯔꯒ ꯌꯦꯡꯁꯦꯅ ꯂꯥꯛ 10 ꯁꯅꯥꯁꯦ ꯀꯥꯏꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯀꯥꯏꯔꯒ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯁꯅꯥꯁꯦ ꯑꯗꯨꯃꯥꯏꯅ ꯀꯥꯏꯔꯒ ꯊꯥꯗꯔꯦ ꯑꯗꯣ ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁ ꯑꯃ ꯍꯥꯡꯉꯤ ꯈꯣꯠꯂꯤꯅ ꯃꯣꯏ ꯑꯗꯥꯏ ꯂꯩꯕ ꯗꯨꯀꯥꯟ ꯀꯩꯀꯩ ꯃꯌꯥꯝꯗꯣ ꯈꯔ ꯁꯨꯝ ꯍꯥꯏꯈꯤꯕꯗ ꯃꯥ ꯃꯤ ꯄꯨꯁꯜꯂ ꯁꯨꯝ ꯃꯤ ꯑꯃꯅ ꯂꯥꯛ ꯑꯃ ꯂꯧꯈꯤ ꯃꯤꯅ 50,000 ꯂꯧꯈꯤ ꯇꯧꯕꯗ ꯑꯗꯨꯝ ꯂꯥꯛ 10 ꯍꯞꯇꯥꯃꯨꯛꯇ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯁꯅꯥꯁꯦ ꯀꯥꯏꯔ ꯑꯃꯨꯛ ꯊꯥꯗꯔꯦꯕ ꯄꯩꯁꯥꯁꯦ ꯈꯣꯝꯒꯠꯄ ꯃꯤ ꯊꯥꯗꯣꯛꯑꯦ ꯏꯁꯇꯥꯐꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯕꯛꯁꯦ ꯁꯨꯝ ꯆꯥꯎꯊꯣꯔꯛꯑꯦꯕ ꯄꯩꯁꯥꯁꯦ ꯂꯧꯒꯦ ꯍꯥꯏꯕꯁꯦ ꯑꯗꯨꯋꯥꯏꯒꯤ ꯗꯨꯀꯥꯟ ꯐꯝꯕ ꯃꯌꯥꯝ ꯁꯦ ꯂꯣꯏ ꯂꯥꯛꯑꯦꯕ ꯈꯔ ꯆꯥꯡ ꯅꯥꯏꯕꯗꯣ ꯑꯩꯗꯤ ꯂꯥꯛ 2ꯒ ꯂꯧꯒꯦ ꯍꯥꯏꯕ ꯑꯗꯩ ꯌꯥꯎꯁꯪ ꯃꯌꯥꯁꯤꯃꯨꯛꯁꯨ ꯑꯣꯏꯔꯛꯄ ꯃꯣꯏꯅ ꯍꯥꯡꯕ ꯃꯇꯝꯁꯦ ꯊꯥ 2-3 ꯂꯩꯔꯒ ꯌꯥꯎꯁꯪ ꯃꯌꯥ ꯑꯣꯏꯔꯛꯈꯤꯕꯒꯤ ꯌꯥꯎꯁꯪ ꯃꯌꯥꯒꯤ ꯄꯣꯠ ꯆꯩ ꯊꯥꯗꯅꯤꯡꯕꯒꯤ ꯌꯣꯝꯁꯤꯜꯂꯛꯈ꯭ꯔꯦꯕ ꯗꯨꯀꯥꯟ ꯃꯌꯥꯝꯁꯦ ꯑꯗꯨꯗꯤ ꯑꯌꯥꯝꯕ ꯁꯅꯥꯁꯦ ꯀꯥꯏꯔꯒ 50 ꯂꯥꯈ ꯃꯨꯛꯀꯤ ꯊꯥꯗꯊꯣꯛꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯐꯔꯦ ꯈꯣꯠꯂꯦ ꯁꯤꯗꯤ ꯃꯌꯥꯝ ꯑꯗꯩꯗꯤ ꯃꯥꯏ ꯅꯨꯄꯤꯁꯤꯗꯤ ꯌꯨꯝꯗ ꯑꯉꯥꯡ ꯑꯅꯤꯗꯨꯒ ꯂꯩ ꯌꯥꯎꯕꯗꯤ ꯉꯝꯗꯦ ꯃꯥꯗꯤ ꯑꯗꯨ ꯅꯣꯡ ꯐꯥꯗꯣꯛꯀꯗꯤ ꯊꯣꯛꯑꯦꯗ ꯅꯨꯄꯥꯁꯤꯅ ꯇꯧꯔꯒ ꯏꯁꯇꯥꯐ 3-4 ꯊꯝꯃꯒ ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦꯕꯀꯣ ꯃꯥꯁꯦ ꯑꯗꯩꯗꯤ ꯃꯥꯒꯤ ꯑꯣꯟꯄꯣꯠ ꯀꯥꯔꯁꯨ ꯊꯧꯗꯣꯛꯇꯅ ꯄꯨꯡ 10 ꯅꯪꯅꯕ ꯆꯠꯇꯅ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯆꯥꯕꯩ ꯊꯛꯄꯒꯤ ꯂꯣꯏ ꯍꯣꯠꯅꯗꯅ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯛꯄꯅꯦ ꯑꯗꯨꯒ ꯁꯤꯗ ꯃꯆꯟꯅꯨꯄꯤ ꯂꯩꯍꯧꯕ ꯑꯃꯗꯨꯁꯨ ꯃꯔꯛꯁꯤꯗ ꯂꯨꯍꯣꯡꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤꯁꯨ ꯑꯗꯨꯝ ꯃꯥꯅ ꯂꯣꯏ ꯇꯧꯈ꯭ꯔꯦ ꯃꯅꯦꯝꯕꯣꯛꯇꯤ ꯅꯥꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣꯁꯤ ꯃꯥꯏ ꯅꯨꯄꯥꯁꯤ ꯀꯃꯥꯏꯅ ꯍꯣꯡꯉꯛꯀꯦ ꯍꯥꯏꯕꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯤꯗ ꯏꯁꯇꯥꯐ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯁꯛꯁꯦ ꯌꯥꯝ ꯐꯖꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯦꯀꯣ ꯒ꯭ꯔꯦꯖꯨꯑꯦꯁꯟꯒ ꯂꯣꯏꯔꯒ ꯁꯥꯔꯅ ꯃꯣꯏ ꯔꯤꯁꯦꯞꯁꯟ ꯑꯣꯏꯕ ꯁꯤꯁꯦ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯑꯗꯣ ꯁꯤꯒꯤ ꯑꯉꯥꯡꯁꯦ ꯁꯤꯒ ꯃꯥꯒꯁꯦ ꯀꯃꯥꯏꯅꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯌꯦꯕ ꯊꯨꯅ ꯅꯛꯁꯟꯅꯈꯤꯕꯀꯣ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯗ ꯈꯠꯄ ꯂꯥꯡꯕ ꯅꯨꯄꯤ ꯑꯃꯗ ꯃꯦꯁꯦꯖ ꯊꯥꯅꯤ ꯈꯟꯕ ꯑꯗꯩ ꯂꯝꯕꯤ ꯆꯠꯄꯗ ꯅꯨꯄꯤ ꯑꯅꯥꯟꯕ ꯐꯖꯕ ꯑꯃ ꯂꯥꯛꯄꯗ ꯌꯦꯡꯕ ꯑꯗꯨꯝꯕ ꯃꯤ ꯅꯠꯇꯦꯕ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯒꯗꯤ ꯃꯣꯏꯁꯦ ꯃꯣꯏꯒꯤ ꯕꯦꯡꯁꯤꯗ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯦ ꯆꯥꯃꯤꯟꯅꯔꯦ ꯁꯥꯔꯅ ꯁꯥꯔꯗꯨꯒꯤ ꯀꯣꯐꯤ ꯊꯤꯟꯖꯜꯂꯦ ꯏꯁꯤꯡ ꯊꯤꯟꯖꯜꯂꯦ ꯃꯥ ꯂꯣꯏꯅꯃꯛ ꯐꯥꯏꯟ ꯁꯨꯃꯤꯟꯅꯔꯦ ꯑꯗꯨꯝ ꯍꯤꯁꯥꯞ ꯍꯣꯠꯃꯤꯟꯅꯕꯁꯤ ꯗꯨꯀꯥꯟꯒꯤ ꯑꯦꯞꯁꯦꯟ ꯑꯁꯨꯛ ꯂꯩ ꯃꯥꯒꯤ ꯑꯗꯨꯗꯤ ꯑꯦꯞꯁꯦꯟ ꯁꯨꯛ ꯂꯩꯕꯒꯤ ꯁꯨꯛ
ꯃꯥꯅ ꯊꯤꯔꯛꯈꯤꯗꯕꯅꯤ ꯑꯗꯩ ꯁꯤ ꯗꯨꯀꯥꯟꯁꯤꯒꯤ ꯄꯩꯁꯥ ꯍꯥꯞꯆꯜꯂꯣ ꯍꯥꯏ ꯑꯗꯨꯏꯗꯤ ꯃꯥꯁꯦ 20 days ꯋꯥꯠꯂꯤ ꯊꯤꯒꯠꯂꯛꯀꯗꯕ ꯑꯗꯨꯗꯤ ꯁꯤꯗ ꯑꯃꯨꯛ ꯍꯥꯞꯇꯣꯛꯈ꯭ꯔꯁꯤ 1 lakh ꯁꯤꯃꯥꯏ ꯍꯥꯞꯄꯗꯤ ꯀꯌꯥ ꯀꯛꯍꯧꯗꯣꯔꯤ ꯀꯥꯏꯅ ꯁꯤ ꯄꯥꯊꯣꯛ ꯄꯥꯁꯤꯟ ꯑꯗꯨꯝ ꯇꯧꯃꯤꯟꯅꯔꯦꯀꯣ ꯌꯥꯝ ꯊꯥꯖꯗꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤꯗ ꯌꯥꯎꯕ ꯁ꯭ꯇꯥꯐ ꯅꯨꯄꯤ ꯑꯃꯈꯛꯅ ꯌꯥꯝ ꯂꯣꯟꯅ ꯅꯣꯡꯃ ꯐꯣꯟ ꯑꯃ ꯇꯧꯔꯛꯈꯤꯕ ꯃꯦꯗꯥꯝ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯅꯨꯀꯣ ꯑꯗꯨꯒ ꯌꯥꯝ ꯆꯦꯛꯁꯤꯟꯅꯁꯨ ꯈꯪꯖꯟꯕꯤꯌꯨ ꯑꯩ ꯀꯤꯁꯨ ꯌꯥꯝ ꯀꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯅꯦꯁꯨ ꯍꯥꯏꯕꯤꯒꯅꯨ ꯑꯩ ꯃꯦꯗꯥꯝꯒꯤ ꯈꯜꯂꯒ ꯅꯨꯡꯉꯥꯏꯇꯗꯅ ꯇꯨꯡꯗ ꯌꯥꯝ ꯀꯥꯏꯔꯛꯀꯗꯕ ꯁꯣꯏꯔꯛꯀꯗꯕꯁꯦ ꯎꯕꯗꯒꯤ ꯑꯩ ꯍꯥꯏꯗ ꯌꯥꯗꯗꯅ ꯑꯩ ꯍꯥꯏꯔꯛꯄꯅꯤꯅ ꯍꯥꯏꯔꯦꯕ ꯑꯗꯨꯃꯥꯏꯅ ꯀꯔꯤꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣꯅ ꯃꯥꯗꯤ ꯄꯥꯈꯠꯂꯕꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯁꯥꯔꯒ ꯍꯧꯖꯤꯛꯀꯤ ꯃꯣꯏ ꯁ꯭ꯇꯥꯐ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡ ꯍꯥꯏꯔꯦ ꯃꯥꯅ ꯁꯤꯁꯤꯒ ꯃꯣꯏꯅ ꯇꯧꯔꯤꯕꯁꯦ ꯑꯁ ꯄꯨꯔꯥ ꯃꯤꯠ ꯅꯥꯔꯦ ꯃꯣꯏꯅꯤꯁꯦ ꯆꯠꯂꯦ ꯆꯠꯃꯤꯟꯅꯈꯤꯅꯤ ꯃꯥꯅ ꯇꯤꯐꯤꯟ ꯄꯣꯔꯛꯀꯅꯤ ꯁꯥꯔꯁꯤ ꯏꯟꯅꯤ ꯄꯤꯖꯅꯤ ꯁꯥꯔꯒꯤ ꯀꯣꯐꯤ ꯄꯨꯁꯟꯅꯤ ꯃꯥꯅ ꯇꯦꯕꯜꯗꯩ ꯊꯣꯛꯀꯅꯤ ꯁꯥꯔ ꯃꯅꯥꯛꯇꯗꯅꯤ ꯃꯥ ꯂꯩꯔꯤꯁꯤꯗꯩ ꯅꯨꯡꯗꯥꯡ ꯑꯣꯐꯤꯁ ꯇꯥꯏꯃꯤꯡ ꯑꯩꯈꯣꯏ ꯂꯣꯏꯔꯒ ꯍꯜꯂꯦ ꯃꯣꯏꯅꯤꯈꯛ ꯂꯩꯍꯧꯅꯤ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯗꯨꯅ ꯄꯨꯔꯥ ꯃꯣꯏꯅꯤꯒꯤꯁꯤꯗꯤ ꯁꯣꯏꯔꯛꯑꯅꯤ ꯁꯣꯏꯒꯗꯕ ꯈꯔ ꯎꯔꯦ ꯑꯩꯈꯣꯏꯅ ꯎꯔꯦ ꯑꯗꯩ ꯁꯥꯔꯗꯒꯤ ꯃꯥꯅ ꯃꯥꯏ ꯃꯐꯤ ꯃꯔꯣꯟ ꯂꯩꯍꯟꯅꯤ ꯁꯣꯞꯄꯤꯡ ꯆꯠꯀꯅꯤ ꯑꯗꯩ ꯁꯥꯔꯒ ꯃꯣꯏ ꯐꯥꯁ ꯐꯨꯗꯇ ꯆꯠꯀꯅꯤ ꯑꯆꯥꯄꯣꯠ ꯃꯈꯜ ꯃꯈꯜ ꯂꯩꯍꯟꯅꯤ ꯃꯥꯅ ꯑꯗꯨꯝ ꯁꯥꯔꯗꯩ ꯖꯤꯄꯦꯗ ꯄꯩꯁꯥ ꯀꯥꯞꯍꯟꯅ ꯂꯧꯅꯤꯡꯕ ꯂꯧꯗꯅ ꯑꯗꯩ ꯃꯥꯅ ꯁꯤ ꯊꯥꯗꯧ ꯁꯤ ꯇꯧ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯇꯧꯔꯦꯅ ꯁꯤꯅꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤ ꯉꯛꯈ꯭ꯔꯦꯕꯀꯣ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣꯅ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯑꯗꯨꯝ ꯃꯦꯗꯥꯝꯅ ꯊꯤꯒꯠꯂꯒ ꯈꯪꯕ ꯁꯥꯕꯤꯌꯨ ꯑꯅ ꯍꯥꯏꯔꯦꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠꯁꯦ ꯃꯥꯁꯦ ꯎꯪꯉꯒ ꯂꯩꯔꯦ ꯁꯨꯛ ꯋꯥꯅ ꯑꯩꯅ ꯀꯔꯤꯝꯇ ꯄꯥꯝꯃꯨꯕ ꯂꯩꯇꯈꯩ ꯅꯪꯗꯕꯨ ꯐꯔꯗꯤꯅ ꯍꯣꯠꯅꯔꯛꯄꯁꯦ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯑꯩ ꯀꯠꯊꯣꯛꯄ ꯅꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯀꯠꯊꯣꯛꯄꯁꯦ ꯅꯪꯅ ꯃꯁꯛ ꯈꯪꯗꯕ ꯀꯔꯤꯝ ꯚꯦꯂꯨ ꯂꯩꯇꯕ ꯑꯗ ꯃꯥꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯀꯩꯁꯨ ꯂꯩꯇꯕ ꯂꯝꯒꯥꯡꯗ ꯊꯦꯡꯅꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯉꯥꯎꯕ ꯅꯪ ꯅꯁꯥ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯗꯕ ꯃꯤꯁꯨ ꯅꯠꯇꯕ ꯑꯗꯨꯒ ꯅꯪꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠꯁꯦ ꯁꯨꯛꯊꯔꯒ ꯃꯥꯁꯦ ꯐꯝꯃꯒ ꯂꯩ ꯐꯃꯨꯡꯁꯤꯗꯀꯣ ꯑꯩ ꯅꯨꯄꯥꯁꯦ ꯍꯜꯂꯛꯑꯦ ꯑꯗꯩ ꯃꯥꯁꯦ ꯀꯔꯤꯝ ꯉꯥꯡꯗꯦ ꯅꯨꯄꯥꯁꯤꯅ ꯍꯥꯏꯕ ꯉꯥꯡꯕ ꯃꯥ ꯈꯨꯝꯗꯦ ꯃꯥꯁꯦ ꯋꯥꯈꯜꯁꯤꯅ ꯃꯥꯗꯤ ꯌꯧꯈ꯭ꯔꯦꯕ ꯑꯍꯥꯟꯕ ꯇꯥꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯥꯕꯁꯤꯗ ꯑꯍꯥꯟꯕ ꯇꯥꯕꯗꯁꯨ ꯍꯥꯏꯐꯦꯠꯇꯪ ꯃꯦꯁꯦꯖ ꯑꯃ ꯊꯥꯅꯩ ꯃꯕꯥꯅꯤꯁꯦꯒ ꯍꯥꯏꯕ ꯅꯠꯇ꯭ꯔꯦ ꯄꯨꯔꯥꯅ ꯌꯥꯝ ꯊꯤꯅ ꯅꯛꯁꯟꯅ ꯂꯩꯔꯝꯕꯗꯣ ꯑꯗꯨꯒꯤ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯀꯩꯗꯧꯔꯦ ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥꯅ ꯍꯪꯉꯛꯑꯦꯕ ꯃꯥꯗꯤ ꯑꯁ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯋꯥꯏ ꯈꯣꯠꯂꯦ ꯑꯗꯨꯗꯨ ꯆꯥꯛ ꯃꯌꯥꯝ ꯌꯥꯎꯗ ꯀꯣꯛꯀꯁꯨ ꯉꯥꯎꯏ ꯍꯦꯛꯇ ꯄꯨꯡꯁꯦ ꯖꯔ ꯖꯔ ꯇꯥꯔꯝꯃꯤ 9 ꯀꯥꯟꯅꯒ ꯃꯥꯅ ꯍꯜꯂꯛꯏꯕ ꯊꯦꯡꯉꯤꯕꯗꯨꯒꯤ ꯃꯔꯥꯟꯗꯣ ꯀꯩꯅꯣ ꯇꯧꯅꯕꯅ ꯍꯥꯏꯔꯛꯏꯕ ꯅꯨꯄꯤꯁꯤꯅ ꯁꯨꯝ ꯈꯨꯝꯕꯤꯗ꯭ꯔꯦꯕ ꯑꯗ ꯑꯣꯟꯁꯤꯜꯂꯒ ꯀꯩꯗꯧꯔꯦ ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥꯅ ꯍꯪꯉꯛꯑꯦꯗꯅ ꯑꯗ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦꯕ ꯌꯥꯝ ꯍꯩꯅꯀꯣ ꯑꯉꯥꯡꯈꯩꯁꯦ ꯈꯔ ꯆꯥꯎꯔꯛꯑꯕꯅꯤꯅ ꯑꯩꯁꯨ ꯕꯦꯡꯛꯁꯦ ꯊꯣꯛꯅꯤꯡꯉꯦ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯝꯖꯜꯂ ꯂꯩꯕꯁꯦ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯉꯥꯡ ꯑꯃꯁꯨ ꯁ꯭ꯀꯨꯜ ꯀꯥꯔꯦ ꯑꯗꯨꯒ ꯑꯃꯁꯤꯁꯨ ꯀꯤꯁꯇ ꯊꯥꯕ ꯌꯥꯔꯅꯤ ꯑꯗꯨꯅ ꯆꯍꯤ 2 ꯐꯥꯔꯛꯑꯕꯅꯤꯅ ꯀꯤꯁꯇ ꯊꯥꯔꯁꯤ ꯑꯗꯨꯒ ꯑꯩꯁꯨ ꯕꯦꯡꯛꯁꯤꯗ ꯅꯪꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯁꯤ ꯑꯩꯁꯨ ꯁꯨꯝ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯝꯖꯟꯕꯁꯦ ꯑꯩ ꯏꯁꯥꯒꯤ ꯀꯩꯅꯣ ꯑꯃꯐꯥꯎ ꯂꯩꯇꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯕꯦꯡꯛꯇꯣ ꯈꯔ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔꯁꯤꯅ ꯃꯥꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩ ꯉꯁꯥꯏꯗꯩ ꯁꯨꯝ ꯀꯣꯛ ꯊꯥꯗꯔꯝꯃꯤꯅꯤ ꯀꯔꯤ ꯇꯧꯔꯒ ꯈꯔ ꯍꯦꯟꯅ ꯆꯥꯎꯈꯠ ꯌꯥꯕꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯅꯨꯄꯥꯁꯤꯅ ꯑꯁ ꯑꯩꯗꯤ ꯄꯥꯝꯗꯦ ꯅꯨꯄꯤꯅ ꯃꯄꯥꯟ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯌꯨ ꯐꯠ ꯍꯥꯏꯔꯛꯑꯦꯕ ꯃꯥꯁꯦꯀꯣ ꯑꯗ ꯅꯨꯄꯤꯁꯤꯅ ꯑꯩꯗꯤ ꯉꯍꯥꯟꯈꯩ ꯑꯉꯥꯡ ꯆꯥꯎꯕ ꯉꯥꯏꯕꯅꯤ ꯄꯨꯂꯞ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯑꯩ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯣ ꯊꯥꯗꯕꯅꯦ ꯑꯗꯨꯅ ꯑꯩꯗꯤ ꯊꯣꯛꯑꯅꯤ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯉꯒ ꯅꯪꯅ ꯑꯄꯥꯝ ꯄꯥꯝꯕ ꯍꯦꯛꯇ ꯍꯥꯏ ꯌꯥꯕ꯭ꯔꯥꯅꯦ ꯍꯥꯏꯁꯤꯕꯣ ꯅꯪ ꯊꯣꯛꯑꯅꯤ ꯍꯦꯛꯇ ꯍꯥꯏ ꯌꯥꯕ꯭ꯔꯥꯅꯦ ꯑꯩꯅ ꯄꯥꯝꯗꯦ ꯌꯨꯝꯗ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯌꯣ ꯁꯤꯅꯦꯕ ꯑꯩꯅ ꯐꯖꯅ ꯑꯗꯨꯝ ꯇꯧꯔꯤ ꯏꯆꯥꯁꯤꯡ ꯌꯦꯡꯁꯜꯂꯨ ꯏꯕꯥꯅꯤꯃꯛ ꯊꯣꯛꯑꯗꯤ ꯑꯉꯥꯡꯗꯤ ꯀꯅꯥ ꯌꯦꯡꯁꯟꯅꯦꯅ ꯏꯃꯥ ꯏꯕꯦꯝꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯑꯉꯥꯡꯗꯤ ꯍꯜꯂꯛꯑꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯜꯂꯒ ꯀꯩꯅꯣꯝ ꯄꯤꯖꯔꯒ ꯑꯗꯨꯝ ꯇꯨꯏꯁꯟ ꯑꯃꯨꯛ ꯊꯥꯈ꯭ꯔꯗꯕꯅꯤ ꯌꯥꯅꯤ ꯑꯩ ꯃꯤ ꯑꯃ ꯊꯝꯃꯁꯨ ꯊꯝꯒꯦꯅ ꯍꯥꯏꯔꯦꯕ ꯑꯩ ꯌꯥꯅꯤꯡꯗꯦ ꯑꯗꯨꯗꯩ ꯃꯕꯥꯅꯤ ꯃꯔꯩ ꯃꯆꯥ ꯍꯧꯔꯦꯀꯣ ꯅꯨꯄꯤꯁꯤꯅ ꯈꯔ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯦ ꯃꯥ ꯊꯣꯛꯑꯒꯦ ꯑꯃꯨꯛ ꯍꯥꯏ ꯅꯨꯄꯥꯁꯤꯅ ꯑꯩ ꯉꯁꯤꯗꯤ ꯊꯣꯛꯑꯒꯦ ꯑꯩ ꯂꯣꯏꯁꯟꯒꯦ ꯑꯩ ꯂꯥꯛꯀꯦ ꯑꯣꯐꯤꯁꯇꯨꯗ ꯍꯥꯏꯔꯦꯕ ꯌꯥꯗ꯭ꯔꯦ ꯅꯨꯄꯥꯁꯤꯅ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯍꯥꯏ ꯀꯩꯒꯤꯅꯣ ꯑꯩꯅ ꯂꯧꯖꯈꯤꯕ ꯃꯐꯝꯅꯤ ꯑꯗꯨꯗꯣ ꯗꯤꯄꯣꯖꯤꯠ ꯇꯧꯔꯒ ꯑꯩꯅ ꯂꯣꯏ ꯊꯥꯗꯕꯅꯦ ꯑꯗꯨꯒ ꯑꯩ ꯏꯁꯥ ꯊꯣꯛꯀꯦ ꯌꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯦꯕ ꯅꯪꯒꯤꯁꯤꯗꯤ ꯅꯪꯅ ꯄꯩꯁా ꯊꯥꯗꯩꯅ ꯅꯪꯒꯤꯁꯤꯗꯤ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯑꯗꯨꯅ ꯃꯕꯥꯅꯤꯁꯦ ꯈꯔ ꯑꯗꯨꯝ ꯍꯧꯅꯔꯦꯀꯣ ꯑꯗꯩ ꯁꯣꯝꯗꯅ ꯅꯨꯄꯤꯁꯤꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕꯤ ꯃꯕꯥꯅꯤ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯃꯕꯥꯅꯤ ꯂꯩꯈ꯭ꯔꯗꯤꯅꯦ ꯃꯤꯁꯦ ꯁꯥꯔ ꯑꯝꯇ ꯐꯠꯂꯥꯎ ꯆꯪꯕꯁꯦ ꯉꯝꯅꯗ꯭ꯔꯦꯕ ꯃꯣꯏ ꯑꯣꯏꯅ ꯏꯀꯥꯏꯕ ꯅꯪꯒꯗ꯭ꯔꯥꯅ ꯁꯥꯔ ꯑꯝꯇ ꯆꯪꯖꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯟꯅ ꯍꯥꯏꯔꯒ ꯃꯣꯏꯅ ꯆꯪꯉꯣ ꯍꯥꯏ ꯀꯥꯟꯗ ꯆꯪꯉꯦ ꯐꯠꯀ ꯆꯪꯅꯗ꯭ꯔꯦꯕ ꯃꯣꯏ ꯈꯔ 6 7 ꯊꯕꯛ ꯇꯧꯕꯁꯨ ꯂꯣꯏ ꯈꯪꯅꯔꯦꯕꯀꯣ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯗꯤ
ꯅꯨꯄꯤꯁꯤꯗ ꯉꯥꯎꯊꯣꯛꯇꯅ ꯑꯗꯩ ꯃꯣꯏꯒꯤ ꯀꯣꯏꯕ ꯆꯠꯃꯤꯟꯅꯅꯤꯒ ꯍꯥꯏꯔꯒ ꯃꯄꯥꯟꯗꯒ ꯆꯠꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯗꯤ ꯃꯃꯥꯡꯗꯁꯨ ꯅꯨꯄꯤꯁꯤꯅ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯗꯨꯃꯥꯏꯅ ꯆꯠꯇꯅ ꯈꯣꯠꯇꯅ ꯅꯨꯄꯤꯁꯤꯅꯗꯤ ꯁꯨꯛꯊꯤ ꯊꯤꯒꯠꯍꯧꯗꯕ ꯑꯗꯩ ꯃꯥꯁꯦ ꯑꯃꯨꯛ ꯃꯔꯛ ꯑꯃ ꯑꯩꯈꯣꯏꯒꯤ NGO ꯑꯃꯈꯛ ꯅꯧꯅ ꯃꯥꯅ ꯇꯥꯟꯅꯩ ꯑꯗꯨꯒꯤ NGOꯁꯦ ꯂꯨꯄꯥ ꯀ꯭ꯔꯣꯔ 2ꯃꯨꯛ ꯊꯥꯗꯔꯛꯀꯗꯕꯅꯤ ꯑꯗꯨꯒꯤ ꯑꯩꯁꯦ ꯃꯄꯥꯟꯗ ꯃꯤ ꯈꯔ ꯎꯅꯕ ꯆꯠꯇ ꯌꯥꯗꯦꯅ ꯆꯠꯄ ꯈꯣꯠꯄꯁꯨ ꯂꯩꯌꯦꯕ ꯇꯥꯟꯁꯨ ꯇꯥꯟꯅꯩ ꯇꯥꯟꯅꯕꯗꯤ ꯑꯗꯨꯗ ꯃꯥꯅ ꯅꯨꯄꯤꯁꯦ ꯄꯨꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯄꯤꯁꯦ ꯂꯩꯁꯥꯕꯤꯁꯦ ꯃꯥꯒ ꯑꯗꯨꯝ ꯂꯣꯏꯅꯔꯦꯕꯀꯣ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯅ ꯅꯝꯗꯅ ꯀꯥꯔꯁꯦ ꯇꯣꯡꯉꯦ ꯑꯩ ꯆꯠꯀꯅꯤ ꯊꯧ ꯑꯅ ꯍꯥꯏꯔꯒ ꯆꯠꯀꯅꯣꯗꯤ ꯆꯠꯀꯅꯣ ꯍꯥꯏꯔꯒ ꯑꯗꯨꯗ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯑꯁꯨꯌꯥꯝ ꯄꯨꯅꯤꯡꯗ꯭ꯔꯤꯁꯦ ꯆꯠꯀꯅꯤ ꯑꯩꯒꯤ ꯑꯣꯐꯤꯁꯅ ꯑꯩꯁꯨ ꯌꯦꯡꯁꯤꯟꯅꯤ ꯍꯥꯏꯔꯦ ꯅꯨꯄꯤꯁꯦ ꯆꯠꯂꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯃ ꯅꯨꯄꯤꯗꯣ ꯃꯥ ꯍꯦꯛ ꯎꯕꯗꯒ ꯃꯦꯗꯥꯝꯒ ꯍꯥꯏꯐꯦꯠꯇꯤ ꯀꯧꯔꯒ ꯍꯩꯅꯗꯅ ꯂꯩꯈꯤꯕ ꯑꯗꯒꯤ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯩ ꯃꯤ ꯑꯇꯩꯗꯨꯁꯨ ꯖꯨ ꯑꯁ ꯃꯦꯗꯥꯝ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯆꯪ ꯉꯝꯗ꯭ꯔꯦꯍꯦ ꯃꯦꯗꯥꯝ ꯑꯁꯥꯕꯤꯁꯦ ꯀꯥꯏꯅ ꯑꯇꯩ ꯏꯁꯇꯥꯐꯅꯁꯨ ꯍꯥꯏꯅꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯅꯨꯄꯥꯁꯤꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯅ ꯐꯥꯏꯟꯒꯁꯦ ꯂꯣꯏ ꯀꯧꯁꯜꯂꯒ ꯂꯣꯏꯅꯃꯛ ꯗꯨꯀꯥꯟꯁꯤꯡꯗ ꯊꯥꯗꯕ ꯄꯩꯁꯥꯈꯩꯁꯦ ꯑꯩꯅ ꯍꯥꯟꯅ ꯏꯟꯚꯦꯁ ꯇꯧꯈꯤꯕ ꯄꯩꯁꯥꯁꯤꯡꯗꯨꯒ ꯆꯥꯟꯅꯕ꯭ꯔꯥ ꯌꯦꯡꯒꯦ ꯂꯣꯏꯅꯃꯛꯅ ꯏꯁꯇꯥꯐ ꯃꯌꯥꯝꯁꯦ ꯂꯣꯏ ꯀꯧꯁꯜꯂꯒ ꯗꯨꯀꯥꯟꯁꯤꯗꯅ ꯁꯤ ꯊꯥꯗꯩ ꯁꯤꯅ ꯁꯤ ꯊꯥꯗꯩꯒꯁꯦ ꯃꯥꯅ ꯂꯣꯏꯅꯃꯛ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯝ ꯂꯥꯛ ꯑꯁꯨꯛ ꯊꯥꯗꯩ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯊꯤꯒꯠꯈꯤꯕꯅ ꯑꯁꯨꯛ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯔꯤꯃꯦꯅꯤꯡ ꯋꯥꯠꯄꯁꯦ ꯁꯨꯛ ꯑꯣꯏ ꯑꯗꯨꯗꯤ ꯑꯗꯨꯒꯤ ꯑꯃꯨꯛ ꯄꯥꯔꯛꯑꯣꯒ ꯍꯥꯏꯔꯒ ꯏꯁꯇꯥꯐꯈꯩꯁꯤꯗ ꯂꯣꯏ ꯄꯥꯍꯜꯂꯦꯕ ꯃꯥꯅꯀꯣ ꯆꯥꯟꯅꯗ꯭ꯔꯦꯕ ꯄꯩꯁꯥꯁꯦ ꯐꯅꯌꯥꯝ ꯂꯨꯄꯥ ꯂꯥꯛ 10 ꯍꯦꯟꯅ ꯆꯦꯟꯅꯔꯦꯕ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯧꯈꯤꯕ ꯆꯍꯤ ꯑꯃꯃꯨꯛꯇ ꯉꯥꯏꯔꯤ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ 10 ꯂꯥꯈꯃꯨꯛ ꯄꯨꯊꯩꯁꯦ ꯀꯩꯒꯤꯅꯣ ꯍꯦꯟꯅ ꯄ꯭ꯔꯣꯐꯤꯠ ꯂꯩꯒꯗꯕ ꯅꯠꯇ꯭ꯔꯥ ꯏꯟꯇꯔꯦꯁꯁꯦ ꯂꯥꯛꯀꯗꯕ ꯅꯠꯇ꯭ꯔꯥ ꯆꯍꯤꯃꯨꯛꯇ 10 ꯂꯥꯈꯃꯨꯛ ꯄꯨꯊꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯗꯤ ꯆꯍꯤ 3ꯗ ꯑꯗꯨꯝ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁꯁꯦ ꯃꯨꯠꯂꯣꯏꯗ꯭ꯔꯥꯅ ꯃꯥꯅ ꯃꯥꯏ ꯅꯨꯄꯥꯁꯤꯗ ꯍꯥꯏꯌꯦꯕ ꯉꯁꯥꯏꯒꯤ ꯅꯨꯄꯥꯅꯤꯅ ꯆꯥꯊꯣꯛꯄ ꯊꯛꯇꯣꯛꯄ ꯂꯥꯛ ꯅꯨꯄꯤꯁꯤꯗ ꯒꯤꯐ ꯄꯤꯊꯣꯛꯈꯤꯕ ꯑꯗꯨꯝꯕꯗ ꯒꯥꯔꯤ ꯃꯆꯥꯒ ꯂꯩꯕꯤꯗꯅ ꯅꯨꯄꯤꯁꯤ ꯑꯣꯐꯤꯁ ꯊꯣꯛꯂꯛꯅꯕ ꯃꯥꯅ ꯂꯥꯏꯟꯗ ꯂꯥꯛꯄ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯇꯧꯕꯗ ꯂꯥꯛ 10 ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯃ ꯀꯣꯏꯕꯗ ꯉꯥꯎꯒꯦꯅ ꯉꯥꯎꯕꯗꯀꯣ ꯀꯩꯁꯨ ꯂꯩꯍꯧꯕ ꯄꯩꯁꯥ ꯅꯠꯇꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯃꯤꯅ ꯗꯨꯀꯥꯟ ꯄꯩꯁꯥ ꯍꯥꯠꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯀꯥꯁꯦ ꯅꯨꯄꯤꯁꯤꯅ ꯂꯣꯏ ꯆꯥꯎꯈꯠꯂꯦꯕꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝꯗꯩꯗꯤ ꯑꯗꯨꯝ ꯍꯧꯔꯦ ꯃꯣꯏꯁꯦ ꯑꯗꯨꯝꯕꯁꯦ ꯍꯧꯔꯦ ꯑꯗ ꯃꯥꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦꯕ ꯁꯤꯒꯤ ꯀꯩꯅꯣ ꯏꯁꯇꯥꯐ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯅꯝꯗꯅ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦꯕ ꯑꯣꯐꯤꯁꯁꯦꯀꯣ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯥꯁꯤꯅꯁꯨ ꯆꯦꯂꯦꯟꯖ ꯑꯃ ꯇꯧꯔꯦꯕ ꯅꯪꯅ ꯊꯣꯛꯑꯗꯤ ꯑꯣꯐꯤꯁꯇ ꯅꯠꯇ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯣꯛꯑꯣ ꯅꯪ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯐꯤꯁꯁꯦ ꯍꯟꯅꯔꯛꯑꯦꯀꯣ ꯃꯥꯁꯦ ꯅꯨꯄꯤꯁꯦ ꯊꯥꯗꯔꯝꯃꯅꯤ ꯑꯩ ꯉꯁꯤꯗꯤ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯑꯗꯨ ꯂꯩ ꯑꯗꯥ ꯂꯩ ꯍꯥꯏꯖꯜꯂ ꯄꯥꯔꯇꯤ ꯂꯩ ꯕꯥꯔꯗꯦ ꯂꯩ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤꯒ ꯑꯃꯨꯛ ꯅꯨꯡꯗꯥꯡꯁꯤꯗ ꯑꯣꯏꯅ ꯆꯥꯃꯤꯟꯅꯔꯦ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯅꯨꯡꯗꯥꯡꯁꯤꯗ ꯑꯣꯏꯅꯀꯣ ꯍꯣꯇꯦꯜꯗꯒ ꯆꯪꯉꯒ ꯂꯩꯊꯣꯛꯄꯤ ꯑꯍꯤꯡꯃꯛꯇꯤ ꯂꯦꯛꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯄꯨꯡ 10 11ꯗ ꯍꯜꯂꯛꯄꯤ ꯑꯗꯨꯝꯕꯒꯤ ꯀꯩꯅꯣꯁꯦ ꯍꯧꯔꯦꯕ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯊꯥꯗꯔꯦ ꯅꯨꯄꯤꯁꯤꯒꯤ ꯂꯤꯛ ꯁꯥꯗꯣꯛꯈ꯭ꯔꯦ ꯑꯗꯩ ꯁꯅꯥ ꯑꯗꯩ ꯘꯔꯤ ꯑꯇꯥꯡꯕ ꯐꯣꯟ ꯅꯨꯡ ꯈꯪꯗꯦ ꯑꯗꯨꯝ ꯐꯖꯅ ꯊꯥꯗꯔꯦ ꯅꯨꯄꯤꯁꯤꯗ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯅꯨꯄꯤꯁꯦ ꯎꯅꯕꯗ ꯂꯨꯄꯥ 4-5,000-5,000ꯁꯦ ꯑꯗꯨꯝ ꯐꯪꯉꯦꯀꯣ ꯀꯣꯏ ꯆꯠꯄ ꯃꯥꯒꯤ ꯂꯩꯈꯤꯕ ꯑꯗꯒꯤ ꯍꯣꯇꯦꯜꯗ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯑꯃꯗ ꯆꯪꯉꯒ ꯆꯥꯕꯗ ꯑꯗꯨꯝ 2,000-3,000ꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯨꯝ 5-6ꯁꯦ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯇꯤꯡꯉꯦ ꯅꯨꯄꯥꯁꯤꯗ ꯑꯗꯩꯗꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦꯕ ꯃꯕꯥꯅꯤ ꯁꯨꯃꯥꯏꯅ ꯆꯠꯃꯤꯟꯅꯔꯦ ꯍꯥꯏꯕ ꯄꯥꯎꯁꯨ ꯑꯃꯨꯛ ꯐꯪꯉꯦꯕ ꯅꯨꯄꯤꯁꯤꯅ ꯃꯥꯁꯤ ꯃꯊꯥꯁꯦ ꯁꯥꯔꯦ ꯃꯥ ꯗꯥꯏꯔꯦꯛꯇꯤ ꯃꯥ ꯍꯥꯏꯗꯕꯀꯣ ꯑꯗꯨꯒ ꯃꯥꯅ ꯆꯦꯛꯁꯜꯂꯒ ꯑꯗꯨꯝ ꯂꯥꯞꯊꯣꯛꯅꯖꯈꯤꯖꯅꯦꯅ ꯈꯟꯕ ꯑꯗꯨꯒ ꯃꯥꯅ ꯆꯦꯛꯁꯜꯂꯨꯕ ꯈꯨꯗꯤꯡꯒꯤꯅ ꯅꯛꯁꯟꯅꯕ ꯑꯣꯏꯅ ꯍꯦꯟꯈꯤꯕ ꯑꯗꯩꯗꯤ ꯃꯥꯅ ꯁꯤꯒꯤ ꯏꯁꯇꯥꯐ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯇꯩ ꯇꯣꯛꯍꯟꯈ꯭ꯔꯁꯤ ꯑꯩ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯔꯦꯕ ꯅꯨꯄꯤꯁꯤꯅꯀꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯇꯩ ꯃꯣꯏ 3 ꯅꯨꯄꯤ ꯊꯕꯛ ꯇꯧꯕꯗ ꯇꯝꯅꯅ ꯃꯉꯣꯟꯗ ꯈꯛ ꯍꯥꯏꯔꯗꯤꯅ ꯍꯥꯏꯔꯦ ꯑꯩꯅ ꯅꯨꯡꯉꯥꯏꯇꯦ ꯃꯥ ꯇꯣꯛꯍꯟꯈ꯭ꯔꯁꯤ ꯍꯥꯏꯔꯦꯕ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯑꯃꯨꯛ ꯇꯣꯛꯈ꯭ꯔꯦ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯌꯨ ꯅꯨꯡ ꯊꯛꯀꯠꯄ ꯏꯁꯧ ꯂꯥꯡꯅꯕꯁꯦ ꯈꯛ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯍꯧꯅꯔꯦ ꯑꯗ ꯃꯃꯥꯁꯤꯗꯤ ꯑꯍꯜ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯍꯥꯏꯗꯦꯕ ꯃꯃꯥꯁꯦ ꯃꯣꯏ ꯈꯪꯍꯟꯗꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯅꯨꯄꯥꯁꯤꯅꯁꯨ ꯅꯨꯄꯤꯁꯦ ꯋꯥ ꯉꯥꯡꯗꯕꯤ ꯃꯕꯥꯅꯤꯁꯦ ꯑꯣꯐꯤꯁ ꯊꯣꯛꯃꯤꯟꯅꯕꯁꯦ ꯋꯥ ꯑꯝꯇ ꯉꯥꯡꯅꯗꯕꯤ ꯑꯗ ꯅꯨꯄꯤꯗꯣ ꯎꯔ ꯃꯥꯗꯤ ꯃꯣꯏꯗꯤ ꯂꯥꯡꯉ ꯈꯣꯠꯂ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤꯃꯤꯅ ꯅꯨꯄꯤꯁꯦ ꯌꯥꯎꯔꯒꯁꯨ ꯃꯥꯏ ꯅꯨꯄꯤ ꯌꯥꯎꯔꯛꯑꯃꯤꯅ ꯏꯔꯥꯡꯁꯦ ꯑꯃꯨꯛ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯅꯨꯄꯤꯁꯦ ꯑꯃꯨꯛꯁꯨ ꯇꯣꯛꯍꯟꯈ꯭ꯔꯦ ꯑꯗꯨꯒꯤ ꯑꯃꯨꯛ ꯄꯨꯔꯥ ꯅꯨꯄꯥꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯩ ꯃꯥꯁꯦ ꯅꯨꯄꯤꯁꯤꯗ ꯃꯥꯅ ꯉꯥꯎꯕꯁꯦ ꯅꯣꯡꯃꯒꯤ ꯅꯨꯄꯤꯁꯦ ꯎꯍꯧꯗ꯭ꯔꯗꯤ ꯂꯩ ꯌꯥꯗꯕꯤꯅꯦꯕ ꯂꯩꯁꯥꯕꯤꯁꯤꯅ ꯃꯥꯁꯦ ꯁꯨꯝ ꯁꯨꯝꯕꯤꯅꯦꯕ ꯑꯗꯩꯗꯤ ꯇꯣꯛꯍꯟꯈ꯭ꯔꯦ ꯇꯣꯛꯑꯀꯥꯟꯗꯁꯨ ꯅꯨꯄꯥꯁꯦ ꯕꯦꯡꯛꯇꯩꯒ ꯑꯗꯨꯝ ꯆꯠꯈꯤꯕꯤ ꯑꯩ ꯊꯕꯛ ꯑꯃ ꯂꯩꯔꯦꯒ ꯃꯔꯝ ꯍꯥꯏꯔꯝꯗꯕꯤ ꯑꯗꯩ ꯃꯥꯅ ꯂꯣꯟꯅ ꯏꯁꯇꯥꯐ ꯑꯃ ꯏꯟꯅꯍꯟꯕꯀꯣ ꯑꯗꯨꯀꯥꯟꯗ ꯑꯗꯨꯝ ꯅꯨꯄꯤꯗꯨꯒ ꯆꯠꯈ꯭ꯔꯦ ꯃꯕꯥꯅꯤ ꯄꯨꯟꯈ꯭ꯔꯦ ꯑꯗꯨ ꯍꯣꯇꯦꯜ ꯆꯪꯈ꯭ꯔꯦ ꯑꯗꯨꯝ ꯈꯪꯉꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯐꯖꯅ ꯍꯥꯏꯔꯦꯕ ꯅꯨꯄꯥꯁꯤꯗ ꯅꯪꯅ ꯁꯤꯗ ꯃꯤ ꯄꯨꯊꯣꯛꯎ ꯈꯣꯠꯂꯨ ꯑꯗꯨ ꯍꯥꯏꯔꯛꯑꯅꯨ ꯅꯪꯅ ꯅꯨꯄꯤꯁꯤꯒ ꯅꯕꯥꯅꯤ ꯂꯣꯏꯅꯕꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯃꯁꯤ ꯇꯣꯛꯅꯕꯅ ꯑꯩꯅ ꯐꯅꯌꯥꯝ ꯐꯖꯅ ꯑꯩ ꯑꯃꯨꯛ ꯕꯦꯡꯛꯇ ꯊꯣꯛꯑ ꯌꯦꯡꯉꯦ ꯑꯣꯏꯗ꯭ꯔꯦ
ꯑꯗꯩ ꯊꯕꯛ ꯇꯣꯛꯍꯟꯈ꯭ꯔꯦ ꯑꯗꯨꯁꯨ ꯑꯣꯏꯗ꯭ꯔꯦ ꯍꯦꯟꯅ ꯍꯧꯖꯤꯛꯁꯨ ꯏꯕꯥꯅꯤ ꯍꯣꯇꯦꯜ ꯆꯪꯃꯤꯟꯅꯗꯅ ꯑꯃ ꯆꯪꯃꯤꯟꯅꯗꯅ ꯑꯩ ꯋꯥꯁꯦ ꯉꯥꯡꯉꯣꯏ ꯁꯨꯡꯉꯥꯡ ꯉꯥꯡꯗꯕꯤꯗ ꯅꯪ ꯅꯊꯟꯗ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯁꯅꯨꯅ ꯑꯩꯁꯨ ꯂꯩꯕꯅꯦ ꯑꯗꯨꯕꯨ ꯅꯪꯒꯤꯁꯦ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯦ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯅꯪꯅ ꯀꯔꯤꯝꯐꯥꯎ ꯚꯦꯂꯨ ꯂꯩꯇꯅ ꯂꯧꯔꯦ ꯅꯪꯅ ꯀꯔꯤꯝꯐꯥꯎ ꯁꯤꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯀꯠꯊꯣꯛꯏꯁꯦ ꯁꯤꯒꯤ ꯆꯥꯅꯕ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯀꯠꯊꯣꯔꯛꯑꯣ ꯑꯗꯨꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯁꯤ ꯍꯥꯏꯔꯦꯕ ꯑꯗꯣ ꯅꯪ ꯑꯁꯨꯛ ꯊꯨꯅ ꯁꯨꯃꯥꯏꯅ ꯄꯩꯁꯥ ꯄꯨꯊꯍꯟꯕ ꯅꯨꯄꯤꯁꯤꯗ ꯅꯪꯅ ꯂꯤꯛ ꯄꯤꯕ ꯈꯨꯗꯣꯞ ꯄꯤꯕ ꯘꯔꯤ ꯄꯤꯕ ꯐꯣꯟ ꯄꯤꯕ ꯒꯥꯔꯤ ꯃꯆꯥ ꯂꯩꯕ ꯅꯨꯄꯤꯁꯤꯗ ꯊꯥꯗꯕ ꯄꯩꯁꯥ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯅꯪ ꯍꯦꯟꯃꯟꯗ꯭ꯔꯁꯤꯗꯤ ꯏꯄꯥꯝꯗꯒꯤ ꯍꯥꯞꯆꯔꯛꯄ ꯁꯅꯥꯈꯩꯗꯣ ꯂꯣꯏ ꯀꯥꯏꯊꯣꯛꯑꯒ ꯍꯧꯖꯤꯛꯇꯤ ꯂꯤꯛ ꯃꯆꯥ ꯑꯃ ꯅꯦꯀ꯭ꯂꯦꯁ ꯃꯆꯥ ꯑꯃ ꯁꯅꯥ ꯑꯆꯧꯕ ꯑꯃꯈꯛ ꯄꯥꯛ ꯉꯥꯛꯅꯕ ꯈꯨꯗꯣꯞ ꯑꯅꯤ ꯑꯍꯨꯝ ꯅꯥꯅꯞꯄꯤ ꯃꯆꯥ ꯑꯃ ꯑꯌꯨꯛꯗꯟ ꯁꯤꯅꯕ ꯁꯅꯥ ꯃꯆꯥ ꯑꯃ ꯁꯤꯗꯩ ꯍꯦꯟꯅ ꯑꯩ ꯂꯩꯇ꯭ꯔꯦ ꯑꯗꯨꯛ ꯌꯥꯝꯕ ꯁꯅꯥ ꯀꯦꯖꯤꯃꯨꯛ ꯄꯣꯔꯛꯄꯁꯦ ꯂꯣꯏꯔꯦ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯤ ꯀꯟꯅ ꯍꯣꯠꯅꯔꯒ ꯂꯥꯛꯄ ꯏꯟꯇꯔꯦꯁꯇꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯁꯥꯖꯟꯒꯦ ꯑꯩꯒꯤ ꯁꯅꯥꯈꯩꯗꯣ ꯑꯅ ꯏꯃꯥ ꯏꯄꯥꯗ ꯑꯩ ꯉꯁꯤꯐꯥꯎ ꯈꯪꯍꯟꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯀꯌꯥꯝ ꯁꯣꯛꯑꯝꯒꯅꯤ ꯄꯤꯁꯛ ꯄꯤꯛꯏꯉꯩ ꯏꯁꯥꯒꯤ ꯆꯥꯛꯎꯝꯕꯗꯒꯤ ꯁꯥꯔꯛꯄ ꯁꯅꯥꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯣꯏꯅꯗꯤ ꯑꯃꯠꯇ ꯀꯥꯏꯊꯣꯛꯇꯦ ꯑꯃꯨꯛ ꯁꯥꯈꯤꯕ ꯁꯅꯥꯁꯦ ꯑꯗꯨꯝ ꯊꯝꯃꯦ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯁꯥꯗꯣꯛꯄ ꯃꯈꯜ ꯗꯤꯖꯥꯏꯟ ꯑꯃ ꯁꯥꯅꯤꯡꯉꯦꯅ ꯑꯗꯨ ꯁꯅꯥꯗꯨꯅ ꯁꯥꯗꯣꯛꯇꯦ ꯑꯇꯣꯞꯄ ꯅꯧꯅ ꯂꯦꯞꯄꯤ ꯑꯗꯨꯒ ꯑꯃꯨꯛꯇꯐꯥꯎ ꯁꯅꯥ ꯆꯅꯤꯡ ꯑꯃ ꯀꯥꯏꯕꯁꯦ ꯈꯪꯉꯛꯇꯦ ꯑꯗꯨꯒ ꯅꯪꯅ ꯀꯥꯏꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗꯕ ꯑꯗꯨꯁꯨ ꯌꯨꯝ ꯑꯃ ꯄꯥꯜꯂꯕꯅꯤꯅ ꯐꯔꯦ ꯑꯩꯈꯣꯏꯒꯤꯕꯨ ꯃꯐꯝ ꯑꯃ ꯂꯩꯔꯗꯤ ꯁꯅꯥꯗꯤ ꯆꯥꯝꯃꯔꯛ ꯁꯥꯕ ꯌꯥꯏꯅ ꯍꯣꯠꯅꯔꯒ ꯅꯪꯅ ꯅꯨꯃꯤꯠꯁꯤꯗꯤ ꯌꯥꯝ ꯉꯥꯡꯅꯔꯦꯀꯣ ꯑꯗꯨꯒꯗꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦ ꯑꯩꯗꯤ ꯅꯨꯄꯤꯁꯦ ꯀꯥꯏꯅꯕ ꯉꯝꯃꯔꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯟꯅ ꯂꯣꯏꯅꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯋꯥꯔꯦ ꯑꯩ ꯏꯁꯥꯁꯦ ꯋꯥꯔꯦ ꯅꯪꯗꯤ ꯂꯦꯡꯗꯅ ꯏꯅꯥꯛꯇ ꯂꯩꯕꯅꯤꯅ ꯅꯪꯁꯨ ꯉꯋꯥꯏ ꯂꯩꯁꯥꯔꯤꯉꯩꯗ ꯅꯪ ꯈꯪꯉꯤꯗꯨꯅꯤ ꯑꯩꯗꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯕ ꯃꯤꯅꯤ ꯅꯪ ꯅꯨꯡꯁꯤꯕꯗ ꯑꯩꯅ ꯅꯪ ꯅꯣꯡꯈꯛ ꯁꯣꯞꯄꯤꯡ ꯃꯣꯜꯗ ꯎꯈꯤꯕꯗꯒꯤ ꯅꯪ ꯅꯣꯏꯗ ꯑꯗꯨꯝ ꯂꯥꯛꯈꯤꯕ ꯑꯗꯨꯒ ꯏꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯛꯈꯤꯕ ꯅꯪꯒ ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯉꯩꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯥꯎꯖꯈꯤꯕ ꯑꯗꯨꯝ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯕ ꯊꯛꯃꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯁꯤꯗꯁꯨ ꯑꯩ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯔꯨꯔꯦ ꯑꯗꯨꯗꯨꯅ ꯅꯪꯗꯤ ꯏꯅꯥꯛꯇ ꯂꯩꯕꯅꯤꯅ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯂꯥꯡꯇꯛꯅꯕ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯃꯥꯗꯤ ꯂꯩꯇꯕꯅꯤ나 ꯑꯩꯁꯦ ꯃꯥꯒꯤ ꯂꯥꯡꯇꯛꯅꯔꯦ 마가 우나더디 ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯗꯒꯤ ꯄꯥꯎ ꯐꯥꯎꯅꯗꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯗꯩ ꯃꯥꯁꯦ ꯎꯅꯔꯒ ꯃꯌꯨꯝꯗ ꯍꯦꯛ ꯊꯥꯗꯔꯝꯕꯗ ꯑꯩꯁꯦ ꯑꯃꯨꯛ ꯋꯥꯔꯦ ꯑꯗꯨꯅ ꯂꯦꯡꯗꯅ ꯑꯩ ꯊꯝꯕ ꯄꯥꯝꯃꯦꯅ ꯍꯦꯛꯇ ꯗꯥꯏꯔꯦꯛ ꯍꯥꯏꯔꯛꯄꯅꯦꯕ ꯅꯨꯄꯥꯁꯦ ꯑꯇꯩ ꯅꯨꯄꯤꯁꯤꯅ ꯅꯨꯄꯤꯁꯤꯗꯤ ꯃꯥꯁꯦ ꯄꯨꯟꯁꯤꯒꯤ ꯃꯆꯤꯟ ꯀꯟꯗꯕꯁꯦ ꯃꯆꯤꯟ ꯀꯜꯂꯦ ꯉꯥꯡꯉꯦꯀꯣ ꯃꯣꯏꯅꯤꯁꯨ ꯈꯟꯅꯔꯦ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯑꯩꯗꯤ ꯂꯦꯞꯈ꯭ꯔꯦꯅ ꯍꯥꯏ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦ ꯑꯩꯒꯤ ꯅꯪꯅ ꯀꯥꯏꯈꯤꯕ ꯁꯅꯥꯈꯩꯗꯣ ꯂꯣꯏꯅ ꯁꯤꯡꯉꯛꯑꯣ ꯑꯩ ꯆꯠꯈꯤꯒꯦ ꯅꯪ ꯑꯄꯥꯝꯕ ꯂꯨꯍꯣꯡꯉ ꯂꯧꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯑꯩ ꯅꯉꯣꯟꯗ ꯃꯦꯟꯇꯦꯅꯦꯟꯁ ꯂꯨꯄꯥ ꯑꯝꯇꯁꯨ ꯇꯥꯜꯂꯣꯏ ꯏꯆꯥ ꯑꯅꯤꯃꯨꯛꯁꯨ ꯄꯨꯔ ꯆꯠꯈꯤꯒꯦ ꯑꯩꯒꯤ ꯁꯅꯥꯈꯩꯗꯣ ꯇꯧꯕꯗꯗꯤ ꯑꯩꯒꯤ ꯁꯅꯥꯁꯤꯡꯗꯣ ꯆꯟꯅꯤꯡ ꯑꯃ ꯋꯥꯠꯇꯅ ꯄꯤꯌꯨ ꯍꯥꯏꯌꯦꯕ ꯃꯥꯅ ꯑꯗꯩ ꯅꯪꯒꯤꯗꯣ ꯁꯅꯥ ꯈꯔ ꯄꯨꯔꯛꯑꯦꯅ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯅꯨꯄꯤꯒꯤ ꯃꯔꯟꯅ ꯑꯩꯁꯦ ꯊꯕꯛ ꯇꯧꯋꯦ ꯅꯪ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯑꯗꯨꯅ ꯀꯩꯅꯣ ꯅꯨꯡꯁꯤꯕꯅ ꯏꯅꯥꯛꯇ ꯂꯩꯔꯒ ꯆꯦꯛ ꯁꯨꯔꯁꯨ ꯆꯥꯃꯤꯟꯅꯒꯦ ꯂꯤꯛꯁꯣ ꯊꯧꯔꯁꯨ ꯆꯥꯃꯤꯟꯅꯒꯦ ꯀꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅꯒ ꯑꯗꯨ ꯅꯨꯄꯤꯁꯤꯗꯤ ꯑꯩꯗꯤ ꯀꯥꯏꯅꯕ ꯉꯝꯃꯔꯣꯏ ꯀ ꯍꯥꯏꯔꯦꯕ ꯑꯗꯩꯗꯤ ꯃꯕꯥꯏꯅꯤꯁꯦ ꯉꯥꯡꯅꯕꯤ ꯋꯥ ꯉꯥꯡꯅꯗꯕꯤ ꯅꯨꯄꯤꯁꯨ ꯑꯣꯐꯤꯁ ꯊꯣꯛꯇ꯭ꯔꯦ ꯑꯗꯩ ꯅꯨꯄꯥꯁꯨ ꯊꯣꯛꯇ꯭ꯔꯦ ꯃꯣꯏ ꯁ꯭ꯇꯥꯐꯈꯩꯗ ꯁꯤꯟꯅꯔꯦ ꯇꯧꯗꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯌꯨꯝꯕꯥꯜ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯅꯨꯄꯥꯁꯤꯗꯤ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯃꯥ ꯀꯔꯤꯝ ꯍꯥꯏꯔꯝꯗꯅ ꯑꯗꯨꯝ ꯒꯥꯔꯤ ꯊꯧꯗꯣꯛꯑ ꯆꯠꯈꯤꯅꯤ ꯒꯥꯔꯤꯗꯤ ꯅꯨꯄꯤꯁꯤꯒꯤ ꯑꯑꯣꯟꯄꯣꯠꯅꯤ ꯃꯥꯅ ꯇꯧꯔꯤꯗꯣ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯅ ꯅꯣꯡꯃ ꯁꯨꯃꯥꯏꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯨꯏꯕ ꯑꯩꯒꯤ ꯑꯑꯣꯟꯄꯣꯠ ꯒꯥꯔꯤꯁꯤꯗ ꯅꯪꯅ ꯅꯨꯄꯤꯁꯦ ꯍꯥꯞꯄꯒ ꯆꯠꯄ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅ ꯀꯌꯥꯝ ꯆꯥꯛꯑꯝꯒꯅꯤ ꯑꯩꯅ ꯅꯪꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕꯗꯒꯤ ꯑꯩꯅ ꯅꯪꯒ ꯒꯥꯔꯤꯁꯤꯗ ꯆꯠꯃꯤꯟꯅꯕꯗꯒꯤ ꯅꯨꯄꯤꯁꯤꯅ ꯍꯦꯟꯅ ꯃꯁꯤꯡ ꯌꯥꯝꯃꯝꯒꯅꯤ ꯍꯥꯏꯌꯦꯕꯀꯣ ꯅꯨꯄꯥꯁꯦ ꯍꯦꯛꯇ ꯅꯣꯡꯉꯥꯟꯕꯒꯅꯦ ꯒꯥꯔꯤ ꯑꯃ ꯊꯧꯔ ꯆꯪꯉꯛꯄꯅꯦꯕ ꯃꯈꯣꯡꯗ ꯊꯣꯛꯈ꯭ꯔꯒ ꯃꯥꯏꯗꯣ ꯒꯥꯔꯤ ꯑꯃ ꯂꯩꯔꯨꯔꯤꯅꯦꯕ ꯃꯈꯨꯠꯇ ꯄꯩꯁꯥꯗꯣ ꯁꯥꯟꯅꯔꯕꯅꯤꯅꯀꯣ ꯑꯇꯥꯡꯕ ꯑꯃꯒ ꯂꯩꯁꯜꯂꯛꯄꯅꯦꯕ ꯑꯁ ꯅꯨꯄꯤꯁꯦ ꯃꯄꯥꯝꯗꯁꯨ ꯍꯥꯏꯕ ꯉꯝꯗ ꯃꯥꯁꯤ ꯅꯥꯔꯦ ꯑꯗꯩ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤꯅꯦ ꯀꯩꯅꯣꯁꯤꯗ ꯃꯥꯅ ꯅꯨꯄꯤꯁꯤ ꯑꯗꯨꯃꯥꯏꯅ ꯆꯠꯃꯤꯟꯅꯩ ꯈꯣꯠꯃꯤꯟꯅꯩꯁꯦ ꯇꯥꯔꯕꯅꯤꯅꯅꯦꯀꯣ ꯃꯥꯅ ꯅꯨꯄꯤꯁꯦ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯔꯣꯏꯅ ꯍꯥꯏꯔꯝꯗꯕꯅꯦꯕ ꯅꯣꯡꯃꯗꯤ ꯃꯥꯅ ꯁꯥꯎꯅꯤꯡꯃꯟꯗꯅ ꯑꯣꯐꯤꯁꯁꯤꯗ ꯅꯨꯄꯥꯁꯦ ꯑꯣꯐꯤꯁ ꯊꯣꯛꯑꯣꯏꯅ ꯊꯣꯛꯎ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯃꯥ ꯄꯩꯁꯥꯗꯤ ꯃꯥꯅ ꯂꯣꯏꯅꯃꯛ ꯄꯥꯏꯁꯟꯕ ꯁ꯭ꯇꯥꯐꯁꯤꯡꯗꯒꯤꯅꯦ ꯀꯂꯦꯛꯁꯟ ꯈꯣꯝꯃꯛꯄꯁꯦ ꯃꯥꯅ ꯑꯗꯨꯝ ꯄꯥꯏꯁꯟꯕ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯀꯥꯞꯁꯜꯂꯛꯑꯣ ꯑꯗꯨ ꯇꯧꯔꯣ ꯑꯗꯥ ꯇꯧꯔꯣꯅ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯅ ꯑꯣꯐꯤꯁꯁꯦ ꯁꯨꯝ ꯊꯣꯛꯄꯗ ꯅꯣꯡꯃꯗꯤ ꯃꯥꯅ ꯁꯥꯎꯅꯤꯡꯗꯅ ꯃꯌꯨꯝꯗꯗꯤ ꯃꯃꯥ ꯃꯅꯦꯝꯕꯣꯛꯇꯨ ꯑꯍꯜ ꯑꯣꯏꯔꯝꯅꯤꯅ ꯇꯥꯅꯦꯅ ꯃꯥꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯒꯤꯗꯤ ꯃꯥꯅ ꯑꯣꯐꯤꯁꯁꯤꯗ ꯐꯣꯟ ꯇꯧꯔꯦꯕ ꯂꯩꯁꯥꯕꯤꯁꯤꯗ ꯅꯪ ꯂꯨꯍꯣꯡꯈ꯭ꯔꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯪꯒꯤ ꯑꯑꯣꯟꯄꯣꯠ ꯑꯩ ꯃꯇꯦꯡ ꯀꯌꯥꯝ ꯄꯥꯡꯉꯒꯦ ꯑꯩ ꯅꯨꯄꯥꯁꯨ ꯊꯥꯗꯣꯛꯑꯝꯃꯣ ꯑꯩ ꯋꯥ ꯉꯥꯡꯉꯣꯏꯅ ꯉꯥꯡꯗꯕꯅꯦ ꯅꯪ ꯑꯩꯒꯤ ꯅꯨꯄꯥꯗꯒꯤ ꯂꯧꯊꯣꯛꯄꯁꯦ ꯅꯪ ꯂꯣꯏꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯅ ꯃꯥꯁെ ꯁꯥꯎꯅꯤꯡꯃꯟꯗꯅꯀꯣ ꯉꯥꯡꯉꯦꯕ ꯌꯥꯝ ꯊꯤꯅ ꯉꯥꯡꯉꯦ ꯅꯨꯃꯤꯠꯁꯤꯗꯗꯤ ꯃꯥꯅ ꯅꯪ ꯑꯩ ꯂꯩꯁꯨ ꯈꯪꯉꯤꯕꯅꯤ ꯈꯪꯗꯅ ꯑꯩ ꯅꯨꯄꯥꯅ ꯄꯥꯈꯪ ꯁꯥꯔꯒ ꯀꯣꯏꯔꯝꯃꯨ
ꯑꯩ ꯅꯨꯄꯥꯁꯦ ꯑꯩ ꯍꯥꯠꯂꯁꯨ ꯍꯥꯠꯀꯦ ꯈꯪꯅ ꯈꯪꯅ ꯅꯪꯅ ꯁꯤꯗꯁꯨ ꯊꯕꯛ ꯇꯧꯁꯜꯂꯒ ꯅꯪꯅ ꯁꯨꯃꯥꯏꯅꯃꯛ ꯇꯧꯕꯗꯤ ꯅꯪ ꯉꯝꯃꯟꯗ꯭ꯔꯥ ꯑꯗꯨꯗꯨꯅ ꯉꯥꯡꯉꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥꯁꯦ ꯐꯣꯟꯁꯦ ꯊꯝꯅꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯋꯥ ꯈꯨꯝꯃꯛꯇꯦ ꯉꯥꯡꯉꯛꯇꯦ ꯑꯗꯨꯒ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯃꯇꯨꯡ ꯇꯧꯔꯔꯣꯏꯒꯦꯒꯨꯝꯕꯀꯣ ꯑꯗꯣ ꯁꯥꯔꯅ ꯂꯥꯞꯊꯣꯛꯅꯁꯨ ꯌꯥꯗꯦ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯑꯩ ꯌꯨꯝ ꯄꯥꯟꯈ꯭ꯔꯒꯦ ꯍꯥꯏ ꯁꯥꯔꯅ ꯌꯥꯗꯦ ꯑꯩ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯩꯉꯣꯟꯗ ꯑꯦꯡꯒꯦꯖ ꯂꯥꯛꯄ ꯀꯣꯏꯕꯁꯨ ꯃꯥꯅ ꯑꯝꯇ ꯌꯥꯗꯦ ꯁꯥꯔꯅ ꯑꯩꯒꯤ ꯋꯥꯆꯞ ꯑꯗꯒꯤ IG ꯀꯩ ꯂꯣꯏ ꯄꯥꯏ ꯑꯗꯨꯅ ꯑꯩꯗꯤ ꯀꯔꯤꯝꯐꯥꯎ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯀꯣꯏꯅꯕ ꯈꯣꯠꯄ ꯑꯃꯐꯥꯎ ꯌꯥꯗꯦ ꯑꯩ ꯐꯣꯟ ꯋꯦꯇꯤꯡ ꯂꯩꯕꯁꯨ ꯌꯥꯗꯦ ꯃꯤ ꯑꯃꯇꯒꯤ ꯅꯝꯕꯔ ꯍꯥꯞꯄꯁꯨ ꯌꯥꯗꯦ ꯁꯥꯔꯅꯅꯦ ꯑꯩꯅ ꯅꯠꯇꯦ ꯑꯗꯨꯗꯨꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯒꯤ ꯉꯥꯡꯅꯈ꯭ꯔ ꯃꯇꯨꯡꯁꯤꯗ ꯅꯨꯄꯤꯁꯨ ꯀꯞꯄꯒ ꯑꯣꯐꯤꯁꯁꯤꯗ ꯂꯩꯕꯅꯦꯕꯀꯣ ꯁꯨꯇꯤ ꯊꯥꯔꯦ ꯃꯇꯝꯁꯦ ꯁ꯭ꯇꯥꯐ ꯂꯣꯏ ꯍꯟꯅꯈ꯭ꯔꯦꯕ ꯅꯨꯄꯥꯁꯦ ꯍꯦꯛꯇ ꯆꯪꯉꯛꯑꯦꯕ ꯄꯨꯡꯈꯥꯏꯃꯨꯛꯈꯛ ꯀꯥꯟꯅꯒꯅꯤꯀꯣ ꯃꯇꯝꯁꯦ ꯐꯨꯕꯅꯦ ꯃꯥꯁꯦ ꯍꯦꯛꯇꯅꯦ ꯅꯝꯖꯟꯗꯅ ꯑꯗꯩꯗꯤ ꯄꯦꯇꯤꯅꯒ ꯁꯠꯂꯛꯀꯟꯗꯅ ꯌꯥꯝ ꯊꯤꯅ ꯐꯨꯏ ꯍꯥꯏꯌꯦ ꯃꯥꯁꯦ ꯅꯪꯅ ꯀꯔꯤꯒꯤ ꯃꯤꯉꯣꯟꯗ ꯐꯣꯟ ꯇꯧꯔꯨꯔꯤ ꯅꯪꯅ ꯑꯗꯨ ꯇꯧꯔꯨꯔꯒ ꯑꯩꯅ ꯅꯨꯄꯤꯗꯣ ꯂꯧꯔꯔꯣꯏꯗ꯭ꯔꯥ ꯇꯣꯛꯑꯗ꯭ꯔꯥ ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯄꯨꯁꯜꯂꯛꯄꯁꯨ ꯉꯝꯃꯦ ꯍꯧꯖꯤꯛꯃꯛ ꯆꯦꯜꯂꯨꯕꯁꯨ ꯉꯝꯃꯦ ꯑꯩ ꯂꯧꯗꯤ ꯂꯧꯗꯦꯗꯅ ꯆꯦꯟꯗꯤ ꯆꯦꯜꯂꯛꯇꯦꯗꯅ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯤꯅ ꯊꯤꯅ ꯐꯨꯏꯌꯦꯀꯣ ꯑꯗꯩꯗꯤ ꯃꯥꯁꯤꯅꯅꯦ ꯃꯄꯥꯟꯗ ꯍꯥꯏꯕꯁꯦ ꯏꯀꯥꯏꯕ ꯑꯗꯩ ꯃꯇꯝꯁꯤꯗ ꯃꯣꯏꯁꯨ ꯃꯃꯥ ꯃꯄꯥꯁꯨ ꯂꯣꯏ ꯑꯍꯜ ꯑꯣꯏꯁꯜꯂꯛꯑꯦ ꯃꯣꯏ ꯃꯌꯨꯝ ꯄꯥꯜꯂꯛꯏꯁꯦ ꯆꯍꯤ 3 ꯀꯩꯃꯨꯛ ꯁꯨꯔꯛꯑꯕꯅꯤ ꯑꯗꯣ ꯑꯍꯟꯁꯨ ꯑꯣꯏꯁꯜꯂꯛꯄ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯁꯤꯗ ꯃꯥꯅ ꯃꯊꯥꯁꯦ ꯁꯥꯍꯟꯅꯤꯡꯗꯕꯀꯣ ꯑꯗꯩꯗꯤ ꯃꯕꯨꯡ ꯑꯣꯏꯃꯅ ꯃꯣꯏꯁꯦ ꯃꯥꯏ ꯊꯥꯛ ꯋꯥꯡꯅ ꯂꯩꯅꯕꯅꯤꯅ ꯌꯥꯝ ꯏꯀꯥꯏꯖꯩꯕ ꯃꯥꯅ ꯍꯥꯏꯕꯁꯤꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯐꯨꯕꯁꯦ ꯍꯧꯔꯛꯈ꯭ꯔꯦꯕ ꯐꯨꯕꯁꯦ ꯍꯧꯔꯛꯈ꯭ꯔꯦ ꯃꯥꯁꯦ ꯑꯗꯨꯒꯗꯤ ꯅꯨꯄꯥꯁꯤꯁꯨ ꯑꯗꯨꯝ ꯌꯨ ꯊꯛꯄ ꯈꯣꯠꯄ ꯍꯧꯔꯛꯈ꯭ꯔꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯅꯗ꯭ꯔꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯊꯣꯡ ꯈꯪꯖꯜꯂꯛꯇ꯭ꯔꯦ ꯑꯗꯩꯗꯤ ꯑꯗꯨꯝ 50 lakhsꯃꯨꯛ ꯊꯥꯗꯈꯤꯕ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁꯁꯤꯗꯅꯦ ꯑꯗꯨꯝ 20 lakhsꯀꯨꯝꯕꯈꯛ ꯉꯥꯏꯁꯜꯂꯛꯑꯦꯀꯣ ꯑꯗꯩꯗꯤ ꯄꯩꯁꯥꯁꯦ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯪꯒꯤ ꯅꯔꯜ ꯂꯣꯏ ꯁꯤꯡꯗꯣꯛꯀꯅꯤ ꯅꯪ ꯈꯥꯏꯅꯅꯤ ꯑꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯗꯤꯄꯣꯖꯤꯠ 10 lakhs ꯄꯤꯌꯨ ꯑꯗꯨꯒ ꯀ꯭ꯔꯣꯔ 2 ꯊꯥꯗꯔꯛꯀꯅꯤ ꯁꯤꯒꯤ ꯐꯣꯔꯦꯟꯒꯤ NGOꯁꯤꯅ ꯍꯥꯏꯗꯅꯅꯦ 10 lakhsꯁꯦ ꯉꯧꯔꯣꯛ ꯉꯧꯅ ꯃꯥꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦꯕ ꯃꯣꯏꯒꯤ ꯗꯤꯄꯣꯖꯤꯠ ꯇꯧꯁꯟꯈ꯭ꯔꯦꯕ ꯄꯤꯈ꯭ꯔꯦꯕ ꯋꯥꯆꯞ ꯋꯥꯅꯣꯝ ꯇꯧꯗꯣꯏꯕ ꯁꯤꯜꯂꯛꯇꯣꯏꯕ ꯃꯤꯈꯩꯁꯤꯗ ꯃꯥꯅ ꯃꯨꯛꯏꯁꯤꯅ ꯅꯪꯒꯤ ꯁꯅꯥ ꯂꯣꯏ ꯁꯤꯡꯉꯒ ꯅꯪ ꯆꯠꯍꯟꯈꯤꯅꯤ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯆꯥꯎꯅ ꯂꯨꯍꯣꯡꯅꯤ ꯁꯤꯅꯦꯕ ꯃꯥꯅ ꯃꯨꯛꯏꯁꯦ ꯑꯗꯨꯒꯗꯤ ꯑꯗꯨꯁꯨ ꯃꯥꯡꯉꯦ ꯃꯤꯗꯣ ꯃꯥꯡꯊꯣꯛꯈ꯭ꯔꯦ ꯀꯣ ꯃꯥꯅ ꯋꯥꯅꯣꯝꯕ ꯃꯤꯁꯦ ꯑꯗꯨꯒ ꯄꯩꯁꯥꯁꯦ ꯂꯩꯁꯜꯂꯛꯇ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁꯁꯦ ꯆꯍꯤ 4 5 ꯀꯔꯤꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯅꯦ ꯌꯥꯝ ꯊꯥꯖꯗꯅꯅꯦ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯟꯈ꯭ꯔꯦꯕ ꯆꯦꯜꯂꯒ ꯑꯗꯨꯝ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅ ꯁꯤꯒꯤ ꯅꯩꯅꯔꯛꯄ ꯃꯌꯥꯝꯁꯤꯗꯅꯦ ꯅꯨꯄꯤꯁꯦ ꯃꯣꯏꯅ ꯆꯦꯜꯍꯟꯈꯤꯕꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯗꯤ ꯂꯧꯊꯣꯛꯄ ꯌꯥꯕ ꯅꯨꯄꯥꯁꯦ ꯂꯧꯊꯣꯛꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯃꯃꯥ ꯃꯄꯥꯅꯁꯨ ꯉꯥꯡꯗꯕ ꯅꯠꯇꯦ ꯆꯩꯗꯕ ꯅꯠꯇꯦ ꯃꯣꯏꯁꯨ ꯈꯪꯉꯛꯄ ꯑꯍꯥꯟꯕꯗ ꯈꯪꯉꯝꯗꯕ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯁꯦ ꯀꯣꯏꯅꯒꯅꯨ ꯑꯗꯨ ꯇꯧꯒꯅꯨ ꯑꯗꯥ ꯇꯧꯒꯅꯣꯅ ꯑꯗꯩ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯁꯣꯝꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯃꯃꯥ ꯃꯄꯥ ꯌꯧꯅ ꯄꯥꯎꯁꯨ ꯆꯦꯟꯕ ꯃꯤ ꯊꯥꯕ ꯑꯗꯨꯗꯩ ꯃꯣꯏꯅ ꯃꯃꯥ ꯃꯄꯥꯅ ꯂꯩꯊꯣꯛꯍꯟꯈꯤꯕꯅꯦꯕ ꯑꯗꯨꯒ ꯏꯟꯊꯣꯛꯑꯒꯅꯦ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯨꯅ ꯍꯣꯡꯖꯤꯟꯈꯤꯕꯗꯣ ꯍꯦꯛꯇ ꯅꯨꯄꯥꯁꯦ ꯉꯥꯎꯗꯅ ꯅꯨꯄꯤ ꯆꯦꯟꯈꯤꯕ ꯅꯨꯃꯤꯠꯁꯤ ꯅꯪꯅꯅꯦ ꯍꯦꯛꯇ ꯃꯉꯣꯟꯁꯦ ꯐꯨꯕꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯗꯕꯜ ꯕꯦꯗꯀꯤ ꯃꯥꯒꯤ ꯐꯃꯨꯡꯁꯦ ꯌꯥꯝ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯑꯊꯥꯕ ꯐꯃꯨꯡ ꯀꯩꯅꯣꯗꯨꯅꯦꯕꯀꯣ ꯋꯥꯡꯕꯤ ꯃꯥꯁꯦ ꯑꯗꯨꯒꯤ ꯀꯥꯡꯒꯁꯤꯗꯅꯦ ꯁꯨꯃꯥꯏꯅ ꯀꯥꯡꯒ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯆꯪꯕ ꯈꯨꯔꯈꯨꯗ ꯀꯨꯜꯂ ꯆꯪꯕ ꯆꯟꯕ ꯅꯠꯇꯦꯕ ꯎꯞꯄꯒ ꯐꯖꯅ ꯆꯪꯗꯗꯤ ꯆꯪꯉꯗ ꯑꯣꯏꯅ ꯂꯣꯠꯂꯦ ꯑꯗ ꯂꯣꯠꯄ ꯀꯥꯟꯗꯗꯤ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯡꯊꯣꯟꯁꯦ ꯌꯥꯝ ꯆꯥꯎꯕꯅꯤ ꯃꯥꯅ ꯍꯨꯒꯠꯄꯁꯨ ꯉꯝꯗ꯭ꯔꯦꯗꯅ ꯑꯗꯨꯃꯥꯏꯅ ꯈꯥꯡꯕ ꯃꯥꯁꯦ ꯑꯗꯨꯐꯧꯁꯤꯗ ꯃꯥꯅꯅꯦ ꯆꯩꯅꯅꯦ ꯁꯨꯃꯥꯏꯅ ꯀꯞ ꯊꯤꯜꯂꯛꯇꯣꯏꯅꯦ ꯆꯩ ꯑꯁꯥꯡꯕꯅ ꯑꯗꯩ ꯁꯨꯃꯥꯏꯅ ꯄꯠ ꯀꯜꯂꯛꯇꯣꯏꯅꯦ ꯀꯥꯡꯒꯁꯤꯗꯩ ꯅꯨꯄꯤꯁꯤꯅ ꯁꯣꯛꯂꯣꯝꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯤ ꯁꯣꯛꯂꯣꯝꯗ ꯑꯃꯨꯛ ꯌꯥꯝ ꯊꯤꯅ ꯋꯥꯅ ꯃꯥꯁꯦ ꯈꯥꯡꯕ ꯑꯗꯩꯗꯤ ꯑꯩ ꯁꯤꯕ ꯇꯥꯔꯦꯅꯅꯦ ꯃꯥꯁꯤꯅ ꯑꯗꯨ ꯅꯨꯃꯤꯠꯇꯗꯤ ꯈꯥꯡꯕꯁꯦ ꯉꯝꯗꯗꯅꯅꯦ ꯃꯥꯅ ꯃꯃꯥꯗ ꯐꯣꯟ ꯇꯧꯋꯦꯕ ꯏꯃꯥ ꯅꯣꯏ ꯑꯝꯇ ꯂꯥꯛꯑꯣ ꯑꯩ ꯑꯝꯇ ꯀꯜꯂꯨ ꯂꯥꯛꯑꯣꯅꯀꯣ ꯐꯣꯟ ꯇꯧꯋꯦꯕ ꯑꯗꯩꯗꯤ ꯃꯃꯥ ꯍꯣꯏꯁꯦ ꯌꯥꯝ ꯏꯊꯨ ꯊꯨꯅ ꯃꯕꯨꯡ ꯍꯣꯏꯁꯦ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯂꯩꯔꯝꯃꯦꯕ ꯀꯥꯡꯒ ꯃꯅꯨꯡꯁꯤꯗ ꯍꯦꯛꯇ ꯃꯃꯥꯁꯤ ꯀꯩꯅꯣꯝ ꯇꯧꯕꯅꯦ ꯃꯄꯥꯒꯁꯦ ꯐꯤꯕꯝꯁꯦ ꯎꯕꯗꯀꯣ ꯑꯗꯩꯗꯤ ꯀꯧꯊꯣꯛꯑꯦ ꯀꯥꯡꯒꯗꯩ ꯆꯤꯡꯊꯣꯛꯑꯦ ꯑꯗꯩ ꯃꯃꯥꯏ ꯃꯤꯠ ꯗꯥꯛꯐꯝ ꯃꯥꯅ ꯆꯩꯅ ꯊꯤꯟꯈꯤꯕ ꯏꯟꯈꯤꯕꯒꯤ ꯈꯦꯕꯥꯠꯄ ꯈꯣꯀꯥꯠꯄ ꯃꯥꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯐꯨꯈꯤꯕꯒꯤ ꯃꯁꯝ ꯃꯅꯥ ꯐꯣꯏꯈꯤꯕꯒꯤ ꯃꯕꯨꯡꯈꯩꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯀꯩꯅꯣ ꯅꯪꯅ ꯍꯦꯛꯇ ꯃꯕꯨꯡꯗꯨꯅ ꯅꯨꯄꯥꯁꯤ ꯆꯣꯡꯁꯤꯜꯂ ꯐꯨꯗꯅ ꯈꯥꯝꯅꯗꯅ ꯃꯕꯨꯡ ꯑꯇꯩꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯈꯥꯝꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯋꯥꯔꯤꯁꯦ ꯁꯥꯕꯗ ꯅꯨꯄꯤꯁꯤꯅ ꯂꯣꯏ ꯂꯤꯔꯕ ꯃꯥꯁꯦ ꯀꯞꯄꯒꯀꯣ ꯑꯗꯩꯗꯤ ꯃꯣꯏꯅ ꯏꯆꯥ ꯄꯨꯅꯤ ꯉꯁꯤꯗꯤ ꯏꯆꯥ ꯄꯨꯅꯤ ꯌꯨꯝꯗ ꯏꯆꯥ ꯄꯨꯗꯅ ꯍꯜꯂꯣꯏ ꯈꯣꯠꯂꯣꯏꯅ
ꯃꯣꯏꯁꯦ ꯄꯨꯔ ꯂꯥꯛꯑꯦꯕꯀꯣ ꯑꯗꯩꯗꯤ ꯀꯞꯄꯦ ꯃꯣꯏꯁꯦ ꯑꯗꯨꯒ ꯈꯥꯏꯅꯊꯣꯛꯎ ꯁꯨꯃꯥꯏꯅ ꯇꯧꯒꯅꯨ ꯈꯣꯠꯀꯅꯨ ꯑꯩꯈꯣꯏꯅ ꯈꯨꯕꯥꯛꯅ ꯀꯣꯛ ꯊꯥꯈꯤꯗ꯭ꯔꯨꯕ ꯃꯥꯅ ꯂꯝ ꯍꯦꯟꯕꯩ ꯅꯪꯅ ꯃꯑꯣꯡꯒꯤ ꯂꯤꯆꯠ ꯆꯠꯇꯕꯩ ꯁꯨꯅꯤꯡꯗꯕꯒꯤ ꯐꯨꯔꯝꯃꯨ ꯑꯩꯈꯣꯏ ꯋꯥꯔꯛꯃꯨ ꯌꯥꯒꯦ ꯑꯗꯨꯁꯨ ꯅꯠꯇꯕꯅ ꯃꯕꯨꯡꯈꯩꯒꯁꯦ ꯁꯥꯎꯅꯗꯅ ꯇꯧꯋꯦ ꯑꯗꯨꯕꯨ ꯃꯆꯥ ꯂꯩꯕꯅꯤꯅ ꯅꯨꯄꯤꯗꯨꯅ ꯅꯨꯡꯉꯥꯏꯇꯗꯅ ꯅꯨꯄꯥꯁꯤꯅꯁꯨ ꯃꯃꯥ ꯃꯅꯦꯝꯕꯣꯛ ꯑꯍꯟꯗꯨꯅ ꯑꯗꯨꯝ ꯂꯥꯛꯑ ꯍꯥꯏꯖꯕ ꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯝ ꯁꯨꯛꯊꯔ ꯂꯥꯛꯑ ꯐꯝꯃꯒ ꯑꯗꯨꯝ ꯚꯥꯏ ꯂꯥꯡꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯑꯗꯨꯗꯣ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯌꯨꯝ ꯄꯥꯜꯂꯨꯕ ꯀꯧꯕꯅꯤꯅ ꯅꯤꯉꯣꯟꯅ ꯍꯜꯂꯛꯑ ꯂꯩꯕꯁꯨ ꯏꯀꯥꯏ ꯑꯗꯩ ꯅꯤꯉꯣꯟ ꯃꯁꯥꯗꯨꯁꯨ ꯃꯥꯁꯨ ꯏꯀꯥꯏꯖꯕꯀꯣ ꯃꯆꯥ ꯑꯅꯤꯗꯨꯒ ꯑꯗꯩ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯖꯥꯝ ꯃꯌꯥꯁꯨ ꯑꯣꯏꯁꯜꯂꯛꯄ ꯑꯗ ꯃꯥꯁꯦ ꯐꯔꯗꯤꯅ ꯆꯠꯈ꯭ꯔꯦ ꯍꯟꯖꯟꯅꯈ꯭ꯔꯦꯕꯀோ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯀꯩꯅꯣꯁꯤꯗ ꯃꯃꯥꯁꯤꯅ ꯑꯗꯨꯗꯒꯤꯗꯤ ꯆꯤꯡꯅꯔꯛꯇꯅ ꯅꯪ ꯁꯅꯥ ꯀꯌꯥꯝ ꯂꯩꯔꯤ ꯈꯣꯠꯂꯤ ꯁꯅꯥ ꯀꯥꯏꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯃꯃꯥꯅ ꯍꯪꯒꯠꯄ ꯍꯧꯒꯠꯂꯛꯑꯦꯕ ꯑꯗꯩ ꯃꯥꯅꯁꯨ ꯏꯃꯥ ꯈꯔꯗꯤ ꯂꯩꯔꯤ ꯑꯩ ꯁꯅꯥꯁꯦ ꯀꯥꯏꯔ ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯃꯥ ꯋꯥꯔꯤꯗꯤ ꯈꯔ ꯂꯤꯔꯦ ꯑꯗꯩꯗꯤ ꯃꯥꯅ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯦ ꯃꯌꯨꯝ ꯄꯥꯟꯈ꯭ꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗꯅꯦꯀꯣ ꯄꯥꯎ ꯐꯥꯎꯅꯈꯜꯂꯦꯕ ꯃꯥꯏ ꯅꯨꯄꯥꯁꯤꯒ ꯅꯨꯄꯥꯁꯤꯗꯤ ꯊꯛꯇꯅ ꯈꯣꯠꯇꯅ ꯄꯨꯔꯥ ꯗ꯭ꯔꯪꯀꯔ ꯑꯣꯏꯈ꯭ꯔꯦ ꯅꯨꯄꯤꯁꯦ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯩ ꯉꯥꯎꯗꯅ ꯉꯥꯎꯆꯠꯅꯗꯅꯅꯦ ꯃꯥꯁꯦ ꯄꯨꯔꯥ ꯅꯨꯄꯤꯁꯤꯒꯤ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯂꯩꯀꯥꯏꯗ ꯆꯠꯂ ꯒꯥꯔꯤ ꯈꯥꯝꯃ ꯂꯩꯔꯨꯕꯤ ꯅꯨꯄꯤ ꯊꯣꯛꯂꯛꯄ ꯌꯦꯡꯉꯨꯕꯤ ꯄꯥꯎ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯐꯥꯎꯅꯔꯝꯃꯒ ꯎꯅꯔꯝꯃꯒ ꯅꯨꯄꯤꯗꯣ ꯀꯥꯏꯅꯈꯤꯕꯗꯨꯗꯗꯤ ꯉꯥꯎꯔꯛꯏꯅꯦꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯥꯖꯗꯅ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤꯁꯤꯒꯁꯦ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯦꯕ ꯐꯥꯎꯅꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯥꯔꯒꯤ ꯄꯨꯟꯁꯤꯒꯤ ꯌꯦꯡꯉꯒꯅꯤ ꯑꯩꯅ ꯆꯦꯜꯂꯤꯕ ꯌꯨꯝ ꯄꯥꯜꯂꯤꯁꯦ ꯁꯥꯔꯒꯤ ꯌꯦꯡꯉꯒꯅꯤ ꯑꯩ ꯁꯥꯔ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯁꯥꯔꯒꯤ ꯌꯦꯡꯉꯒꯅꯤ ꯑꯅ ꯃꯦꯗꯥꯝꯅ ꯊꯤ ꯉꯥꯡꯕꯁꯤꯗ ꯑꯩ ꯏꯀꯥꯏꯗꯅ ꯑꯗꯩ ꯁꯥꯔꯅꯁꯨ ꯑꯩꯁꯦ ꯄꯨꯁꯜꯂꯒ ꯑꯃꯨꯛ ꯊꯝꯕꯁꯨ ꯉꯝꯗꯕꯅꯤ나 ꯃꯇꯝꯁꯨ ꯌꯥꯝ ꯀꯨꯏꯅ ꯆꯍꯤ 4ꯃꯨꯛ ꯅꯨꯡꯁꯤꯅꯕꯁꯤ ꯁꯥꯔꯅꯁꯨ ꯄꯨꯁꯜꯂ ꯊꯝꯕ ꯉꯝꯗꯕꯅꯤꯅ ꯑꯩꯁꯦ ꯌꯨꯝ ꯄꯥꯟꯕꯅꯤ ꯑꯅ ꯍꯥꯏꯔꯦꯕ ꯑꯗ ꯑꯩꯗꯤ ꯅꯪ ꯀꯥꯏꯅꯔꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯌꯨ ꯊꯛꯑ ꯑꯗꯨꯝ ꯁꯤꯈ꯭ꯔꯅꯤ ꯅꯪꯅ ꯑꯗꯨ ꯄꯥꯝꯃꯒꯅ ꯑꯗꯨꯝ ꯀꯥꯏꯅꯔꯁꯤꯅ ꯍꯥꯏꯔꯦ ꯅꯪꯒ ꯍꯧꯖꯤꯛ ꯄꯥꯎ ꯐꯥꯎꯅꯗꯕꯗ ꯊꯥ 3 ꯃꯔꯤ ꯅꯪ ꯅꯌꯨꯝ ꯄꯥꯟꯈꯤꯕꯗꯒꯤ ꯐꯥꯎꯅꯗꯕꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯍꯧꯖꯤꯛ ꯀꯌꯥꯝ ꯑꯣꯜꯂꯦ ꯀꯌꯥꯝ ꯍꯣꯡꯉꯦ ꯍꯥꯏꯔꯦꯕ ꯑꯗ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦ ꯑꯩꯁꯨ ꯁꯥꯔꯅ ꯑꯩ ꯂꯧꯕ ꯌꯥꯔꯣꯏꯗꯕꯅꯤꯅ ꯑꯩꯁꯨ ꯌꯨꯝ ꯄꯥꯜꯂꯒ ꯑꯗꯨꯝ ꯁꯥꯔꯒ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯃꯔꯤ ꯂꯩꯅꯔꯒꯦꯅ ꯑꯩ ꯌꯨꯝ ꯄꯥꯟꯕꯅꯦ ꯍꯥꯏꯔꯦꯕ ꯁꯨꯃꯥꯏꯅ ꯄꯥꯟꯁꯦ ꯃꯔꯤꯁꯦ ꯂꯩꯕ ꯑꯃꯨꯛ ꯍꯧꯒꯠꯅꯔꯦ ꯆꯠꯃꯤꯟꯅꯔꯦ ꯀꯣꯏꯃꯤꯟꯅꯔꯦ ꯅꯨꯄꯤꯁꯨ ꯃꯄꯥꯝ ꯆꯠꯎꯒꯦꯅ ꯊꯣꯛꯂꯛꯑꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯦꯕ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯣꯏꯅꯔꯦꯕ ꯑꯗꯩ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯈꯪꯗꯅ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗꯨꯅ ꯅꯣꯡꯃ ꯃꯦꯁꯦꯖꯇ ꯐꯥꯗꯅ ꯅꯨꯄꯥꯁꯦ ꯂꯥꯛꯑꯒ ꯃꯃꯥꯟꯅꯕ ꯈꯔ ꯂꯥꯛꯑꯒ ꯃꯥꯏ ꯅꯨꯄꯥꯁꯦ ꯐꯨꯔꯝꯃꯦꯕ ꯑꯗꯩꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤ ꯅꯨꯄꯤꯁꯤꯒꯤ ꯍꯥꯟꯅꯒꯤ ꯋꯥꯔꯤꯁꯤ ꯈꯔ ꯈꯪꯉꯛꯑꯦꯕ ꯅꯨꯄꯥꯁꯤꯅ ꯊꯤꯒꯠꯂꯛꯄꯗꯀꯣ ꯕꯦꯡꯛꯇ ꯁꯨꯃꯥꯏꯅ ꯂꯣꯏꯅꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨ ꯇꯧꯕꯅ ꯈꯪꯉꯛꯑꯦ ꯃꯥꯅ ꯑꯗꯩ ꯃꯥꯅ ꯂꯧꯈꯤꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯃꯥꯅ ꯆꯤꯡꯅꯈꯤꯕ ꯅꯨꯄꯤꯁꯦ ꯅꯨꯄꯥꯁꯤꯅ ꯋꯥꯗꯤ ꯉꯥꯡꯊꯣꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯥ ꯑꯗꯨꯝ ꯆꯤꯡꯅꯈꯤꯕ ꯃꯥꯅ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯁꯤ ꯑꯗꯨꯝ ꯃꯔꯥꯏ ꯆꯥꯏꯊꯈꯤꯗꯅꯅꯦ ꯃꯣꯏꯁꯦ ꯕꯦꯡꯛ ꯅꯨꯡ ꯄꯨꯡꯃꯨꯠ ꯃꯨꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯃꯄꯥꯝꯗꯩ ꯈꯔ ꯂꯧꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯍꯣꯠꯅꯕ ꯆꯥꯕ ꯊꯛꯄ ꯇꯧꯔꯦ ꯑꯗꯩ ꯅꯨꯄꯥꯁꯤꯅꯅꯦ ꯑꯅꯧꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯒꯦ ꯅꯄꯥꯝꯗꯩ ꯄꯩꯁꯥ ꯍꯥꯏꯌꯣ ꯁꯤꯅꯦꯕ ꯅꯄꯥꯝꯗꯩ ꯄꯩꯁా ꯍꯥꯏꯌꯨ ꯅꯪ ꯁꯅꯥ ꯄꯨꯊꯣꯔꯛꯎ ꯁꯤꯅꯦꯕ ꯑꯗꯨ ꯁꯅꯥꯁꯦ ꯃꯥꯅ ꯑꯩ ꯁꯅꯥ ꯂꯩꯇ꯭ꯔꯦ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯔꯦ ꯅꯪ ꯂꯤꯛ ꯑꯃ ꯂꯩꯈꯤꯕꯅꯤ ꯁꯅꯥ ꯑꯃꯗꯤ ꯂꯩꯈꯤꯕꯅꯤ ꯈꯔ ꯑꯀꯣꯟꯕꯗ ꯑꯃꯨꯛ ꯅꯪꯅ ꯄꯩꯁా ꯈꯔ ꯊꯥꯗꯁꯦꯅ ꯀꯥꯏꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯑꯩ ꯀꯔꯤꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯦꯕ ꯐꯨꯕꯗꯅꯦ ꯐꯨꯔꯒ ꯀꯔꯝꯕ ꯎꯄꯨꯗ ꯍꯥꯞꯄꯤ ꯍꯥꯏꯌꯣꯅ ꯎꯄꯨ ꯁꯣꯁꯤꯡꯁꯦ ꯀꯩꯅꯣ ꯍꯥꯡꯒ ꯐꯨꯔ ꯏꯟꯁꯤꯜꯂꯒ ꯅꯝꯗꯅꯅꯦ ꯃꯥꯅ ꯁꯅꯥ ꯈꯤꯇꯪ ꯃꯥꯒꯤ ꯑꯆꯧꯕ ꯑꯃꯅꯦ ꯂꯤꯛ ꯑꯆꯧꯕ ꯑꯃꯅꯦ ꯂꯤꯛ ꯃꯆꯥ ꯑꯃꯅꯦ ꯂꯩꯍꯧꯋꯦ ꯃꯥ ꯁꯅꯥꯐꯧ ꯁꯤꯗꯣꯛꯇ꯭ꯔꯦ ꯑꯗꯨ ꯑꯃꯨꯛ ꯂꯧꯈ꯭ꯔꯦꯕ ꯅꯨꯄꯥꯁꯤꯅ ꯑꯗꯨꯒ ꯀꯥꯏꯊꯣꯛꯑꯒ ꯃꯥꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯅꯦꯅ ꯈꯔ ꯀꯣꯏꯆꯦꯟ ꯆꯦꯟꯈ꯭ꯔꯦꯕ ꯅꯨꯄꯥꯁꯤꯅ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯦ ꯃꯥꯁꯦ ꯁꯅꯥ ꯆꯠꯅꯤꯡ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ ꯁꯅꯥ ꯀꯦꯖꯤꯃꯨꯛ ꯄꯣꯔꯛꯄ ꯃꯥꯅ ꯁꯅꯥꯁꯦ ꯆꯠꯅꯤꯡ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯦ ꯀꯩꯅꯣꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯃꯥꯏ ꯅꯨꯄꯥꯅ ꯈꯥꯏꯅꯔꯛꯑꯦ ꯑꯗꯨꯒꯤ ꯈꯥꯏꯅꯕꯩ ꯃꯄꯥꯝꯗ ꯑꯃꯨꯛ ꯂꯩꯕꯁꯤꯗ ꯅꯨꯄꯤꯁꯤꯒ ꯃꯥꯒꯁꯦ ꯃꯥꯡꯃꯤꯟꯅꯈ꯭ꯔꯦꯕ ꯑꯃꯨꯛꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯉꯣꯟꯗ ꯋꯥꯕꯁꯦ ꯊꯥ ꯑꯃꯨꯛꯁꯦ ꯃꯥꯡꯃꯤꯟꯅꯈ꯭ꯔꯦ ꯅꯨꯄꯤꯁꯤꯒ ꯃꯥꯁꯤꯒ ꯑꯗꯩ ꯃꯄꯥꯝꯗꯁꯨ ꯅꯪ ꯏꯕꯦꯝꯃ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯂꯥꯛꯑꯣ ꯌꯨꯝꯁꯤꯗꯅ ꯍꯥꯏꯔꯦ ꯃꯥꯅ ꯑꯩ ꯍꯜꯂꯛꯑ ꯂꯩꯕꯗꯣ ꯌꯥꯝꯅ ꯏꯀꯥꯏ ꯏꯆꯥꯈꯩꯁꯤꯒꯤꯁꯨ ꯅꯨꯡꯉꯥꯏꯇꯦ ꯏꯅꯦꯝꯕꯣꯛꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯍꯟꯁꯤꯡꯁꯤꯗꯤ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯏꯅꯦꯝ ꯃꯊꯟꯇ ꯍꯨꯟꯗꯣꯛꯑꯝꯒꯗ꯭ꯔꯕꯅꯤ ꯃꯆꯟꯅꯨꯄꯤ ꯑꯅꯤꯅꯁꯨ ꯂꯥꯛꯑꯒ ꯃꯕꯨꯡꯁꯦ ꯌꯥꯝ ꯈꯠꯅꯩ ꯉꯥꯡꯉꯦꯕ ꯃꯆꯟꯅꯨꯄꯤ ꯑꯅꯤꯅꯒ ꯄꯤꯕ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕꯒꯤ ꯄꯣꯠꯀꯁꯦ ꯂꯧꯗꯦꯕ ꯃꯕꯨꯡꯁꯤꯅ ꯂꯪꯊꯣꯛꯑꯦꯕ ꯅꯣꯏꯅ ꯅꯅꯝꯃꯩ ꯃꯤꯆꯪ ꯆꯪꯕꯅꯤ ꯅꯣꯏꯗꯤ ꯁꯅꯥ ꯈꯔ ꯂꯩꯈ꯭ꯔꯕꯅꯤ ꯅꯣꯏ ꯂꯨꯍꯣꯡꯕꯗ ꯅꯅꯝꯃꯅ ꯇꯧꯈꯤ ꯑꯩꯅ ꯀꯩꯝ ꯄꯨꯊꯣꯛꯈꯤꯗꯦ ꯅꯅꯝꯃꯩ ꯃꯤꯆꯪ ꯆꯪꯉꯤ ꯅꯠꯇ꯭ꯔꯣ ꯁꯅꯥꯅ ꯂꯩꯕ ꯉꯥꯛꯇꯅꯤ ꯅꯣꯏꯗꯤ ꯄꯩꯁꯥꯅ ꯂꯩꯕꯅꯤ ꯃꯤꯁꯦ ꯄꯩꯁꯥ ꯄꯥꯏꯔꯗꯤ ꯂꯣꯏ ꯌꯥꯕꯅꯤ ꯅꯣꯏ ꯂꯨꯍꯣꯡꯕꯗ ꯆꯪꯕ ꯄꯩꯁꯥꯁꯨ ꯂꯣꯏ ꯍꯟꯗꯣꯛꯈꯤꯅꯤ ꯃꯥꯒꯤ ꯁꯅꯥꯁꯨ ꯂꯣꯏ ꯄꯤꯊꯣꯛꯈꯤꯅꯤ ꯑꯗꯨꯒ ꯃꯥ ꯈꯥꯏꯅꯔꯒ ꯑꯩ ꯂꯨꯍꯣꯡꯗꯣꯏꯅꯤ ꯀꯥꯏꯅ ꯑꯗꯨꯝ ꯍꯥꯏ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦꯕ
ꯑꯩꯈꯣꯏ ꯃꯆꯟꯈꯩꯁꯤꯅꯁꯨ ꯈꯔ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯛꯑꯦꯀꯣ ꯑꯗꯩ ꯃꯥ ꯅꯨꯄꯤꯁꯨ ꯑꯗꯨꯝ ꯃꯄꯥꯝꯁꯤꯒꯤꯅꯦ ꯂꯧꯔꯒ ꯃꯥꯅ ꯀꯩꯅꯣꯝ ꯑꯃꯨꯛ ꯇꯧꯅꯤ ꯑꯗꯨꯝ ꯃꯥꯁꯨ ꯃꯗꯥꯎꯁꯨ ꯌꯥꯗꯕ ꯂꯥꯡ 4-5 ꯂꯧꯅꯤ ꯀꯩꯅꯣꯝ ꯇꯧꯅꯤ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯟꯅꯗꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯃꯃꯥ ꯃꯄꯥꯗꯨꯗꯤ ꯃꯤꯒꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯄꯩꯁꯥ ꯊꯣꯛꯆꯜꯂꯛꯇ꯭ꯔꯦ ꯂꯩꯇ꯭ꯔꯦ ꯑꯗꯩ ꯃꯕꯨꯡꯈꯩꯅꯁꯨ ꯃꯥꯅ ꯂꯧꯕ ꯈꯣꯠꯄꯁꯤ ꯁꯨꯝ ꯈꯪꯉꯛꯑꯦꯕ ꯂꯤꯁꯥꯡ ꯁꯤꯠꯅꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯃꯥꯁꯤ ꯌꯥꯝ ꯊꯤꯅ ꯁꯣꯜꯂ ꯂꯩꯔꯦ ꯃꯄꯥꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯃꯕꯨꯡ ꯍꯣꯏꯁꯨ ꯃꯥꯒꯤ ꯂꯩꯅꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯌꯦꯡꯅꯕ ꯅꯠꯇꯅ ꯉꯝꯅꯗꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯥꯅꯁꯨ ꯍꯥꯏꯕꯁꯨ ꯏꯀꯥꯏꯖꯩꯕ ꯑꯗꯨꯒ ꯑꯔꯣꯏꯕꯗꯗꯤ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯆꯥꯏꯊꯔꯛꯑꯒ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯁꯤꯗꯤ ꯃꯆꯥꯅꯨꯄꯤ ꯀꯣꯂꯦꯖ ꯇꯝꯃꯦ ꯑꯗꯩ ꯃꯆꯥꯅꯨꯄꯥ ꯀ꯭ꯂꯥꯁ 12 ꯀꯥꯔꯦ ꯑꯇꯣꯝꯕꯗꯨꯁꯨ ꯀ꯭ꯂꯥꯁ 8 ꯀꯥꯔꯦꯕ ꯑꯗꯨꯒ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯣꯏꯒꯤ ꯃꯥꯁꯤꯅ ꯀꯌꯥꯝ ꯆꯥꯎꯊꯅ ꯂꯩꯔꯝꯒꯦꯕꯨꯅꯦ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯃꯕꯥꯅꯤꯁꯦ ꯊꯥꯃꯨꯛ ꯃꯥꯡꯉꯨꯔꯒ ꯑꯃꯨꯛ ꯐꯥꯔꯦꯕꯀꯣ ꯃꯥꯏ ꯅꯨꯄꯥꯅ ꯆꯠꯂ ꯄꯨꯂꯤꯁꯇ ꯐꯥꯔꯨꯏ ꯑꯗꯨꯒ ꯈꯥꯏꯅꯔꯦꯕ ꯑꯗꯨꯏ ꯈꯥꯏꯅꯔꯀꯥꯟꯗꯅꯦ ꯍꯧꯖꯤꯛꯀꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯃꯣꯏꯅ ꯌꯥꯝ ꯊꯤꯅ ꯐꯨꯔꯛꯑꯦ ꯑꯗꯨꯒꯤꯗ ꯐꯨꯔꯛꯑꯦ ꯌꯥꯝ ꯊꯤꯅ ꯐꯨꯔꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯤꯁꯤꯁꯨ ꯃꯣꯏꯅ ꯀꯗꯥꯏꯗ ꯊꯝꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯈꯥꯏꯅꯔ ꯃꯇꯨꯡ ꯃꯄꯥꯝꯅ ꯈꯪꯍꯟꯗ꯭ꯔꯦ ꯅꯨꯄꯥꯁꯤꯗ ꯃꯌꯨꯝꯗ ꯊꯝꯗ꯭ꯔꯦ ꯃꯄꯥꯟ ꯂꯝꯗ ꯃꯣꯏꯅ ꯂꯩꯍꯟꯈ꯭ꯔꯦꯕ ꯃꯣꯏꯒꯤ ꯃꯤꯒꯤꯗ ꯑꯗꯨꯒ ꯐꯣꯟ ꯅꯨꯡ ꯄꯥꯏꯍꯟꯈꯤꯗꯕꯗꯣ ꯑꯗꯨꯒ ꯅꯨꯄꯥꯁꯤꯁꯨ ꯀꯩ ꯇꯧꯔꯝꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯝ ꯃꯥꯁꯨ ꯅꯨꯄꯥꯁꯦ ꯌꯨꯗ ಥꯛꯑꯒ ꯐꯣꯟ ꯄꯥꯏꯗ꯭ꯔꯦ ꯅꯨꯄꯤꯁꯦ ꯊꯤꯗ꯭ꯔꯦ ꯌꯨꯗ ꯑꯣꯏꯅ ꯇꯥꯏꯅꯈ꯭ꯔꯦ ꯃꯥꯁꯦ ꯌꯨꯗ ꯑꯣꯏꯅ ꯇꯥꯏꯅꯈ꯭ꯔꯦꯕ ꯃꯆꯥꯁꯨ ꯁꯣꯜꯂꯦ ꯌꯥꯝ ꯊꯤꯅ ꯐꯨꯔꯛꯈꯤꯕꯗꯨꯅ ꯀꯨꯏꯅ ꯂꯥꯏꯌꯦꯡꯉꯦꯕ ꯃꯥꯏ ꯅꯨꯄꯥ ꯀꯧꯕꯅꯤꯅ ꯍꯨꯟꯗꯣꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯃꯥꯅ ꯑꯃꯨꯛ ꯂꯥꯏꯌꯦꯡꯉꯦꯀꯣ ꯑꯗꯨꯀꯥꯟꯗ ꯌꯨꯁꯦ ꯑꯗꯨꯝ ꯊꯛꯑꯒ ꯅꯥꯔꯒ ꯁꯣꯜꯂꯒ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯩꯗꯤ ꯍꯧꯖꯤꯛꯁꯤꯅ ꯃꯅꯦꯝꯕꯣꯛꯁꯤꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯃꯥꯅ ꯃꯥꯁꯤꯅ ꯌꯦꯡꯉꯨꯅꯦ ꯑꯗꯨꯛ ꯌꯥꯝ ꯃꯥꯅ ꯍꯥꯏꯌꯦꯕ ꯃꯥꯏ ꯄꯨꯟꯁꯤꯗꯅꯦ ꯍꯧꯖꯤꯛ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯣ ꯑꯗꯨ ꯑꯣꯏꯔꯛꯀꯅꯦꯕ ꯃꯥ ꯃꯃꯪꯅ ꯃꯪꯗꯦ ꯃꯣꯏꯒꯤꯁꯦ ꯁꯣꯔꯣꯛ ꯃꯄꯥꯟꯅꯦ ꯃꯣꯏ ꯃꯌꯨꯝꯗꯣ ꯁꯤꯗ ꯐꯥꯗꯣꯛꯑꯒꯅꯦ ꯃꯣꯏꯅ ꯃꯆꯥꯅꯨꯄꯤꯁꯦ ꯌꯥꯝ ꯐꯩꯌꯦꯕ ꯃꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯒ ꯃꯥꯒꯤ ꯋꯥꯕꯁꯤ ꯃꯣꯏꯅ ꯂꯣꯏ ꯎꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯧꯒꯨꯝꯕ ꯃꯣꯃꯣ ꯑꯗꯒꯤ ꯄꯥꯅꯤꯄꯨꯔꯤ ꯑꯗꯒꯤꯗꯤ ꯕꯣꯔꯥ ꯀꯥꯡꯍꯧ ꯀꯦꯂꯤ-ꯆꯅꯥ ꯁꯨꯃꯥꯏꯅ ꯌꯣꯜꯂꯦꯕ ꯃꯃꯥꯏ ꯐꯥꯗꯣꯛꯑꯒ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯍꯤꯡꯉꯦꯕ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯅꯒ ꯄꯨꯟꯁꯤꯗ ꯍꯣꯇꯦꯜ ꯐꯝꯅꯤ ꯃꯤꯅ ꯆꯥꯕꯒꯤ ꯒ꯭ꯂꯥꯁ ꯆꯥꯝꯅꯤ ꯃꯤꯒꯤ ꯆꯥꯅꯕ ꯊꯥꯡꯗꯣꯛꯀꯅꯤ ꯁꯤꯗꯤ ꯃꯃꯪꯗ ꯃꯪꯕ ꯃꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯍꯦꯛꯇ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯅꯤꯒꯤ ꯈꯦꯠꯅꯕꯁꯦ ꯃꯤ ꯃꯕꯨꯡ ꯍꯣꯏꯗꯣ ꯃꯥꯏ ꯊꯕꯛ ꯑꯃ ꯇꯧꯔ ꯅꯨꯡꯉꯥꯏ ꯍꯥꯏꯁꯦ ꯃꯤ ꯃꯆꯥ ꯀꯩ ꯂꯣꯏ ꯂꯩꯁꯥꯏ ꯄꯥꯈꯪ ꯐꯥꯔꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯦ ꯃꯆꯥꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯃꯄꯥꯟꯗ ꯀꯩꯗ ꯇꯝꯕꯩ ꯄꯩꯁꯥ ꯂꯣꯏ ꯆꯪꯅꯔꯛꯄꯅꯤꯅ ꯀꯩꯁꯨ ꯀꯅꯥꯝ ꯌꯦꯡ ꯉꯝꯅꯗꯦꯗꯅ ꯑꯗꯨꯅ ꯃꯥꯒꯤꯗꯤ ꯃꯇꯝꯗꯨꯗ ꯃꯣꯏꯒꯤꯗꯤ ꯃꯄꯥꯁꯤꯅ ꯃꯕꯨꯡꯈꯩꯅꯁꯨ ꯁꯥꯎꯋꯦꯕ ꯃꯉꯣꯟꯗ ꯃꯄꯥꯁꯤꯅ ꯃꯤꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔ ꯄꯩꯁꯥ ꯈꯔ ꯊꯣꯛꯄꯒꯤ ꯁꯥꯏꯠꯇ ꯑꯗꯨꯒꯤ ꯃꯥꯏ ꯁꯅꯥ ꯂꯤꯀꯣꯟ ꯄꯪꯁꯥ ꯁꯥꯖꯟꯕꯤꯔꯝꯕꯗꯨꯅꯦꯕ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯁꯅꯥꯁꯦ ꯃꯥꯅ ꯄꯨꯟꯁꯤꯒꯤ ꯑꯃꯨꯛ ꯍꯟꯅ ꯐꯪꯉꯔꯣꯏꯅ ꯑꯗꯨꯒ ꯁꯅꯥ ꯆꯅꯤꯡꯉꯝꯒꯤ ꯃꯄꯨꯕ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯦꯗꯅ ꯎꯄꯨꯗꯩ ꯁꯠꯂ ꯈꯜꯂ ꯁꯤꯔꯝꯕ ꯃꯥꯅ ꯑꯗꯨꯅ ꯑꯁ ꯃꯥꯒꯤꯅꯦ ꯐꯣꯇꯣꯗ ꯃꯥꯅ ꯁꯤꯈꯤꯕ ꯁꯅꯥ ꯃꯌꯥꯝ ꯃꯥꯁꯦ ꯃꯥꯒꯤ ꯂꯨꯍꯣꯡꯕꯗꯒ ꯁꯤꯈꯤꯕ ꯀꯨꯟꯗꯣ ꯂꯦꯡꯕꯗ ꯃꯥꯅ ꯑꯗꯒꯤꯗꯤ ꯃꯄꯥꯝ ꯆꯥꯛꯀꯧꯕꯗ ꯌꯦꯡꯉꯒ ꯃꯥꯅ ꯂꯦꯜꯂꯦꯕꯀꯣ ꯃꯥꯒꯤ ꯍꯧꯈꯤꯕꯒꯤ ꯃꯥꯒꯤ ꯃꯁꯛ ꯃꯇꯧ ꯑꯁ ꯍꯦꯛꯇ ꯂꯣꯏꯕꯤꯅꯦ ꯃꯥꯁꯦ ꯀꯥꯕꯤꯅꯦ ꯑꯗꯩ ꯐꯤ ꯅꯨꯡꯁꯦ ꯔꯥꯅꯤ ꯐꯤꯒ ꯀꯩꯒ ꯑꯇꯥꯡꯕꯒ ꯂꯩꯕꯁꯦ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯁꯤꯗꯀꯣ ꯌꯥꯝ ꯕꯟꯙꯥꯟ ꯊꯝꯃꯤꯀꯣ ꯃꯥꯒꯤ ꯐꯅꯦꯛ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯐꯤꯒꯦ ꯉꯥꯛꯇꯅꯤ ꯂꯣꯏ ꯕꯟꯙꯥꯟ ꯊꯝꯃꯤꯅꯦꯕ ꯊꯝꯃꯒꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯥꯁꯇꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔ ꯍꯣꯇꯦꯜꯗꯨꯃ ꯐꯝꯃꯒ ꯆꯥꯕ ꯊꯛꯄꯗꯤ ꯋꯥꯠꯇꯅ ꯍꯤꯡꯉꯤ ꯅꯨꯄꯥꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯁꯦ ꯄꯨꯔꯥ ꯅꯨꯄꯤ ꯑꯃꯗꯅꯦ ꯄꯨꯔꯥ ꯉꯥꯎꯕ ꯅꯨꯄꯥ ꯏꯃꯨꯡꯁꯦ ꯄꯨꯡꯀꯥꯏ ꯀꯥꯏꯗꯅ ꯇꯦꯟꯁꯟ ꯂꯩꯅꯗꯅ ꯑꯗꯒꯤꯗꯤ ꯄꯨꯔꯥ ꯌꯨꯗ ꯑꯃꯨꯛ ꯇꯥꯏꯅꯈꯤꯕ ꯅꯨꯄꯤ ꯑꯃꯅ ꯁꯨꯃꯥꯏꯅ ꯉꯥꯎꯍꯜꯂꯝꯕ ꯑꯗꯨꯁꯨ ꯂꯩꯁꯥꯕꯤ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯕꯗ ꯌꯥꯝ ꯊꯤꯅ ꯃꯉꯣꯟꯗ ꯃꯊꯃꯣꯏꯗ ꯁꯣꯛꯄ ꯑꯗꯨꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥꯁꯦ ꯌꯥꯝ ꯊꯤꯅ ꯚꯦꯂꯨ ꯂꯩꯅꯀꯣ ꯏꯃꯥ ꯏꯄꯥꯅ ꯑꯎꯟꯄꯣꯠꯇ ꯍꯥꯞꯄꯛꯈꯤꯕ ꯁꯅꯥꯁꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯤꯁꯤꯗꯤ ꯊꯝꯒꯗꯕ ꯑꯣꯏꯔꯝꯃꯦꯅ ꯃꯥꯅꯅꯦꯀꯣ ꯏꯃꯥ ꯏꯄꯥꯗ ꯇꯥꯟꯅꯗꯅ ꯀꯥꯏꯈꯤꯕ ꯑꯩꯅ ꯀꯠꯊꯣꯛꯈꯤꯕ ꯀꯔꯤꯝ ꯚꯦꯂꯨ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤꯅ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯁꯅꯥ ꯆꯥꯅꯤꯡꯉꯝꯒꯤ ꯃꯄꯨ ꯑꯣꯏꯕ ꯉꯝꯗꯕ ꯆꯥꯅꯤꯡꯉꯝꯐꯥꯎ ꯁꯅꯥ ꯅꯞꯄ ꯉꯝꯗꯕꯗꯣ ꯃꯥꯏ ꯃꯅꯥꯗ ꯀꯣꯇꯦꯛ ꯑꯣꯏꯅ ꯁꯤꯕꯗꯣ ꯀꯣꯇꯦꯛꯀꯥꯁꯤꯗꯤ ꯃꯄꯨꯟꯁꯤꯒꯤ ꯃꯣꯏꯗꯤ ꯎꯔꯛꯄ ꯅꯠꯇꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯁꯤꯗꯩꯁꯤꯗꯅꯦ ꯃꯥꯅ ꯅꯍꯥꯟꯃꯨꯛꯀꯤ ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯩꯈꯣꯟ ꯃꯁꯥꯅ ꯕ꯭ꯔꯥꯎꯁ ꯊꯤꯜꯂꯒ ꯁꯤꯖꯔꯛꯑꯒ ꯂꯣꯏ ꯀꯥꯏꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯥꯁꯨ ꯃꯥꯏ ꯁꯅꯥ ꯃꯥꯏꯗꯣ ꯁꯅꯥ ꯑꯃ ꯂꯤꯛ ꯑꯃ ꯈꯨꯗꯣꯞ ꯑꯃꯅꯤ ꯃꯥꯒꯤ ꯑꯗꯨꯝꯕ ꯈꯔꯗꯣ ꯃꯥꯅ ꯌꯦꯡꯉ ꯐꯣꯇꯣꯗꯨꯕꯨ ꯄꯣꯔꯛꯈꯤꯗꯅ ꯏꯅꯥꯛꯇ ꯑꯗꯨ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯃꯥꯁꯨ
ꯈꯛꯇꯅꯦ ꯈꯥꯡꯕꯁꯦ ꯉꯝꯗꯕꯅꯤ ꯍꯣꯏ ꯍꯣꯏ ꯃꯥꯁꯨ ꯑꯝꯇꯪꯗꯤ ꯂꯤꯔꯨꯒꯦꯅ ꯂꯥꯛꯄꯅꯦꯕ ꯑꯗꯨꯅ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤ ꯃꯁꯛ ꯃꯑꯣꯡ ꯍꯣꯡꯉꯤꯕ ꯐꯤꯕꯝ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯏꯃꯥ ꯏꯄꯥꯅ ꯏꯄꯥꯟ ꯐꯔꯤꯉꯩ ꯏꯃꯥ ꯏꯄꯥꯅ ꯖꯣꯝ ꯖꯣꯝ ꯌꯦꯡꯉꯩ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯝꯒꯅꯤ ꯏꯃꯥ ꯏꯄꯥꯗ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯅꯨꯡꯉꯥꯏꯔ ꯂꯩꯒꯗꯕ ꯅꯠꯇꯦ ꯍꯣꯏ ꯑꯗꯨꯅ ꯂꯣꯏꯕ ꯅꯥꯏꯗꯕ ꯂꯟ ꯅꯠꯇꯦ ꯃꯤꯑꯣꯏꯕꯒꯤ ꯂꯟꯁꯦ ꯂꯣꯏꯕ ꯅꯥꯏꯕ ꯂꯟꯅꯦꯕ ꯃꯐꯝꯗꯕꯨ ꯆꯥꯍꯧꯗ꯭ꯔꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦꯕꯀꯣ ꯃꯥꯅꯦ ꯑꯗꯨꯅ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯂꯤꯔꯝꯃꯤ ꯑꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯉꯁꯤꯗꯤ ꯁꯅꯥ ꯀꯦꯖꯤ ꯑꯃ ꯑꯣꯟꯄꯣꯠ ꯁꯅꯥ ꯀꯦꯖꯤ ꯑꯃ ꯍꯥꯏꯕ ꯋꯥꯔꯤꯁꯦ ꯑꯩ ꯉꯁꯤ ꯂꯤꯔꯛꯏꯅꯦꯕ ꯑꯗꯨꯒ ꯍꯣꯏ ꯁꯨꯃꯥꯏꯅ ꯁꯅꯥ ꯀꯥꯏꯈꯤꯕꯒꯤ ꯃꯊꯃꯣꯏ ꯁꯣꯛꯄ ꯑꯃꯨꯛ ꯍꯟꯅ ꯁꯥꯒꯠꯄ ꯉꯝꯗꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯝꯁꯤꯗ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯁꯅꯥꯗꯨꯅ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯈ꯭ꯔꯒ ꯀꯔꯕꯥꯔꯁꯤꯗ ꯆꯥꯎꯊꯣꯛꯈꯤꯕ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯕꯗꯤ ꯈꯔꯒꯤ ꯋꯥꯅꯦꯕ ꯑꯌꯥꯝꯕꯅꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯗꯨꯝ ꯃꯥꯡꯈꯤꯕ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯁꯤꯗ ꯉꯥꯛꯇꯪ ꯄꯣꯊꯥꯖꯒꯦ ꯍꯣꯏ ꯃꯥꯅꯦ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯑꯣꯖꯥꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅꯁꯨ ꯀꯩꯅꯣ ꯑꯣꯏꯕ ꯑꯗꯨꯒ ꯊꯃꯣꯏꯁꯨ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯀꯔꯤꯃꯠꯇ ꯑꯄꯟꯕ ꯑꯌꯦꯠꯄ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯃ ꯍꯥꯡꯉꯨꯕꯗꯒꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯈꯪꯅꯔꯨꯕꯗꯨꯗꯒꯤ ꯃꯥꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯩꯈꯥ ꯇꯥꯈꯤꯕ ꯑꯃꯗꯤ ꯌꯨꯝ ꯄꯨꯡꯀꯥꯏ ꯀꯥꯏꯕ ꯑꯃꯗꯤ ꯍꯥꯏꯗꯤ ꯑꯋꯥꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯍꯟꯈꯤꯕ ꯍꯥꯏꯕꯗꯤ ꯀꯔꯤꯝꯇ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯍꯣꯡꯕ ꯂꯥꯛꯄꯁꯤ ꯁꯤꯁꯨ ꯊꯣꯛꯄ ꯌꯥꯎꯔꯤꯕꯅꯤna ꯃꯌꯥꯝꯁꯤ ꯆꯦꯛꯁꯤꯟꯕ ꯑꯃ ꯌꯥꯝ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯧꯖꯤꯛꯀꯤ ꯊꯝꯕꯤꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯑꯍꯥꯟꯕ ꯋꯥꯔꯤꯁꯤ ꯃꯌꯥꯝꯒꯤ ꯁꯖꯦꯁꯟꯁ ꯑꯗꯨꯒ ꯃꯥꯅ ꯉꯁꯥꯏꯒꯤ ꯃꯔꯥꯏ ꯆꯥꯏꯊꯔꯛꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯂꯩꯖꯔꯝꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕ ꯄꯨꯟꯁꯤ ꯃꯔꯦꯜꯗꯨ ꯑꯩꯈꯣꯏ ꯈꯨꯗꯛꯇ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯇꯧꯔꯨꯕꯗꯒꯤ ꯉꯁꯥꯏꯒꯤ ꯇꯥꯡꯀꯛꯇꯨꯗ ꯂꯥꯛꯈꯤꯕꯒꯤ ꯐꯦꯁꯇꯨꯗ ꯃꯌꯥꯝꯁꯤ ꯀꯃꯦꯟꯁꯨ ꯁꯣꯏꯗꯅ ꯄꯤꯕꯤꯔꯛꯎ ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯦꯟꯅ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯅꯕ ꯑꯩꯈꯣꯏꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯆꯦꯛꯁꯤꯟꯕꯅ ꯐꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯍꯦꯛꯇ ꯅꯨꯡꯉꯥꯏꯔꯕ ꯀꯥꯟꯗ ꯍꯦꯛꯇ ꯑꯋꯥꯕ ꯀꯥꯎꯏ ꯍꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯅꯕ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯤ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅꯕ ꯐꯖꯔꯕ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃ ꯀꯃꯦꯟꯠꯁꯀꯤ ꯈꯨꯠꯊꯥꯡꯗ ꯊꯝꯕꯤꯔꯛꯎ ꯍꯥꯏꯅ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯃꯇꯥꯡ ꯑꯁꯤꯗ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯁꯦꯝꯕꯅꯤ MCS ꯑꯣꯐꯤꯁꯔ ꯑꯃꯅ ꯃꯧ ꯂꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯑꯐꯕꯔꯣꯝꯗ ꯈꯜꯂꯕꯗꯤ ꯄꯨꯝꯅꯃꯛꯅ ꯊꯥꯒꯠꯂꯤ ꯁꯪꯒꯣꯝ ꯂꯩꯖꯔꯦ ꯏꯟꯊꯣꯏ ꯀꯅꯥꯅꯣ ꯃꯥꯗꯤ ꯑꯩꯈꯣꯏ ꯅꯦꯅꯦꯅꯦ ꯁꯔ ꯑꯣ ꯀꯨꯏꯔꯣꯏꯗ ꯑꯥꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯗꯣꯏꯅꯤ ꯁꯤꯒꯤ ꯌꯨꯝꯁꯦ ꯔꯦꯟ ꯄꯤꯔꯒ ꯂꯩꯇ꯭ꯔꯁꯨ ꯂꯩꯅꯕ ꯍꯣꯠꯅꯕ ꯌꯥꯗ꯭ꯔꯥ ꯃꯄꯨꯅ ꯌꯣꯟꯗ꯭ꯔꯒꯕꯨ ꯅꯝꯗꯨꯅ ꯂꯧꯒꯗ꯭ꯔꯣ ꯅꯪꯅ ꯃꯇꯝ ꯈꯔ ꯑꯩꯒ ꯈꯥꯏꯗꯣꯛꯅꯕꯗ ꯋꯥꯒꯅꯤ ꯈꯜꯂꯤꯕꯗꯣ ꯑꯗꯨꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯊꯨꯅ ꯃꯐꯝꯁꯤꯗ ꯏꯪꯒꯣꯜ ꯑꯃ ꯂꯩꯅꯕ ꯍꯣꯠꯅꯔꯤꯕꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯏ ꯀꯣꯟꯊꯣꯡ ꯌꯧꯔꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯑꯣ ꯇꯥꯃꯣ ꯃꯣꯏ ꯁꯥꯔ ꯂꯥꯛꯑꯦ ꯍꯥꯏꯔꯣ ꯀꯣꯟꯊꯣꯡ ꯌꯧꯔꯛꯑꯦꯕꯨ ꯍꯥꯏꯗ ꯑꯣ ꯁꯤꯕꯗꯁꯨ ꯄꯨꯕ ꯌꯥꯔꯔꯣꯏꯗꯕ ꯂꯝ ꯃꯆꯦꯠ ꯈꯔꯁꯤꯗ ꯍꯦꯛ ꯊꯣꯛꯄꯗ ꯀꯔꯤ ꯊꯣꯏꯗꯅ ꯇꯧꯖ ꯁꯥꯔꯦ ꯃꯔꯝ ꯆꯠꯁꯤꯅꯅꯦ ꯃꯈꯣꯡ ꯃꯈꯨꯠꯁꯦ ꯅꯥꯀꯟ ꯅꯥꯝꯃ ꯐꯩꯖꯩ ꯆꯤꯡꯉ ꯂꯩꯔꯤꯁꯦ ꯑꯍꯜ ꯑꯃꯅꯦꯗꯤ ꯍꯥꯏꯔꯒ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯁꯥꯖꯠꯇꯤ ꯆꯠꯇꯕ ꯍꯌꯦꯡ ꯁꯤꯕꯗ ꯀꯅꯥꯅꯕꯨ ꯀꯞꯄꯤ ꯇꯧꯔꯤꯒꯦ ꯅꯪꯅꯕꯨ ꯍꯦꯛ ꯁꯤꯕ ꯅꯨꯃꯤꯠꯇ ꯉꯥ ꯊꯣꯡꯕ ꯍꯦꯛ ꯆꯥꯕ ꯉꯝꯗ꯭ꯔꯕ ꯂꯝꯖ ꯁꯔꯥꯃꯆꯥ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯁꯥꯔꯤ ꯐꯩ ꯑꯩꯅ ꯇꯧꯔꯛꯄꯗ ꯅꯪ ꯈꯥꯡ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕ ꯂꯥꯏꯊꯤ ꯑꯗꯣ
masam madu paraka mana mangonda sumangda thabak tawringaida wi leiraga chatkadabani aduna nangi nateng pame ब्रेक मतुंग मैम अमुकन तराम नोक्चरी मैम येंगबिरिबा अखोगी इपो मीडिया ना मैम गिदमक्ता सीरीज नाइन पुथोकचेबा क्राइम डायरीज हुमद्रा मापल सुबा एपिसोड ngasi टॉपिक ओजाना थंबिखिबा सना केजी अमा हाइबा अखोगी लिबिखिबा वारिदो मैम सुंसोसोजना कमेंट्स की खुथांगदा मैम मिट नाकोंग हेन ओइनबगी दमक्ता फजरबा वखलोन कया अमा सुंसोसोजना थंबिरा उ हाइना थमजगे लोइना अखोगी क्राइम डायरीज मैम सी अखोगी अहेनबा सब्सक्राइबर अमदी व्यूअर्स के आमसु पुथोकमिनसी हाइबदी मणिपुरदा पाक सन्ना हाइबदी अखोगी मपान लमदसु कया अमा अखोगी मणिपुरी मैम येंगबिरी अदु मैमना अहेनबा सब्सक्राइबर अमदी व्यूअर्स के आम पुथोकमिनरगा क्राइम डायरीसी हेना मैम गिदमक्ता पाकथोक चाउथोकना सेवा तोबा ngamba ओहेनबियु हाइबसी मथमजरगा अखोगी ब्रेक की मखा ताबसी ओजादगी वारी से अमुक लुमिनसी अदुगा मथंगी वारीदी इनाउनुपी अमखना याम मथक मोइ सोकना लागा नुंगाइतनाको माजे लामबने लेरनबने माजी कनोने मा वाहि अमखक मा लोसनबम नाइरगेना लाकपनेबा माना वाहि अमखकना हाना हौरा लिरेएबा माइ वारीजेको होय ngak ai puroibana ise aije ngakta thang thammaju punsije magi oina nang boina kauba laroina haire e na harga yam nuaitana maje kapthagi bako yam nuaite mai wahaije aije stuga chungni ko aije mit ka mai monde yenga leimana yam nuaita bado dui wahaidu da do maje mapuroibajana ne nupije ayum thodo kharadagi khanabadai jainabadai chakraga su kok chataba leiba adai mapam gi minaju nupa masala tingai piroina muknaba nupa na ju satloi noida di aini no loi haiba adui phibam dudadi nupi gi mapam na ju akoina lanjade ichade option biona khuram mathil lugadra sombada kaina bo on thok thok yam leiko man aduda mai tawe moi jina ma je nupi ji pigi moi mungje wai surano maga masim na mayam mai cha bi mung ne da nupaji kamai tawgeda magi maundagi yam halle nupadana sai taraga mari manga musmai halle tha mari manga ka koine mabani chata nupaji gi macha nupi ani lerami manaw nupa ani lerami siga ijina ne nupi jagi loi halle aduga kaino tawre moji mana khra wabani na ne moina khra wabani na dum on pot ka kai je mateng panga khiba lohong na bajita ko panga yeduga moi magi masanupi manaw pa jan sum yu sitaba mawanda manaw pa jan kai ma he kauning da ba he sim to piro huga matai na haiba tong ga haiba ma si nu ai ti bako ada kai no mai no pa jang haire da na mana ai ngon das mai na nam hai tawi phasu pataju ai angang o ju matai mani da isanupi ga ju ngaire nang ju he yare na kaino ma hek tawraju nang man tawi na mana kaude asim ta piro ada ya du na smaina tawi nungaite aina moina hantoine khalluno kholuno sumhai man ada mainu pajidi halloina moi mungje adum puba maje phajana paisa thoe aduga moi mayam je mana dum yengbato mung manung je maina oiramme ba moi mungi lairame moong je da maje adum khangde mana june ichu su sanna baje haitre be mung je ko maje aduga o moi ge manaw pani na te amana matai ne ba ada matai gi nupi ji ga de moi ji amna toro khondana na moi ji jamin thakmina loinai ba ma ji de hek lak pa da gi dum itong tongan gre ba dum ko hai ba kan no tawre
luhongbada moiromda khara mateng pangba khotpasida sidane moina khara saurise adum ko nupine na kaino tawba nupi am laure aduga na dei own pose khoigi nupasina khara langaeba adum bai kaigine punjallagane moina saurido angang ko ibuga usittabdo adugi Hoi. adum moije marai jaki je kaino me hainabada adumaina sum khara hongnare masu khara khumme ko khitang ngangnaba machanupi gaiga manembo ko khitang khanaba ko pasum moije khara thoi ada kaino je moije kaunadaba manembo sina su kaudaba machanupi gai su kaudaba mai nupa je wakatpa mai nupi sina su nupa je wakatpa sumbai khara leinare nupa sina ai mathaje am sai adu na lange da mayambaduna akoina sinba nupi du lawjaramadi nang admaina kok saroidamido adu angang kaino kaimta su haitaba ma loksallaga nangna ana paisa ju na nai ju tumme gaina sum haiba ma ju nungaite ade moina ri kau daba ade mana tha lepe ma ji tha su jale si adum moije wa ji ngang na da sakum di pullaga ma ju mai thongbam to thongamba mana ju muk sa ji pase je mana sak sara jing kok sale da khoi sa ning dri harako ade ma ju moi cha di mina sa ba je sa dre ma ju moi cha ga hai ma tung da ma je sa re dei no mo ju ai di mi ro man sak la me ma hek cha thoi ade mana sa ji hari so ya da mi ma ju kau dre moi thi bam to ko thiram ma ga ade ma sa to kon to ko sa thoi ma ju mai chum to re ma ju thong bam to kong thong ba sum kaya phajan loina te dei no pa sina ju hala la mon dei thau lang ba ngang ba sak pa je ho re ba thawak suraga ma dum use pa khang moi dei tha abane ba aduna adum tha ga kholaga nupi ne na nupi angang lo no ko le bang sa gai na to ai dong no kwa jani haina ba su ya de lo de du tau de imung jam ta tina ya de imung kai re ma lak de sok nu sin cha na be imung ju bu bai to pa su to pa thapak ka su bang khang re nang pha ta tai ni nang ngak ta ne na on do mon jala tai na ba ko mai sum ma ga mai sum lai na ra ga ma je kaino tawe ma sa po ada han ba moi ma pang bi ma ma ju ka lak te ba kai su tha ba bai la mi aduga marakta chapian thin ba lai ade admai sum toroga kai su lak te ira admai sum tawe aduga mu kogi angang pokpa sita mare yem khak tong na re ba moi je ko kogi kaino je angang ji doctor na normal pokpa ya roi hai re ba adu oti ta goda me hai ba da no pa jina ai di no oti ta go pam de ai di normal pokka da me hai ba sigi no pi ji yek na thin na da kapsal ga du di dai ba ge nga ji no ni na no ni bo ye nga ba yek na thin da na mama ji di ma thai nungai te ba sa pi ni yek pa thin ba du doctor na ya ra roi hai ra ba mak si da ma na mai no pi awa ji ken khang de na doctor da mama ga mai no pa ji kha khat nei khre yet nei nang na pa mi je du di ja ji si ba nang pa mi ra ya ra roi hai ra mak si da ana tawa doctor di pisa pam be hai jeli ni operation to di pisa sa o du pam be hai jeli mi moi na pisa pam be ye ta thok thong mi ma bu len khai ya bra gai na wang ngang ko to adu gi mare to re ma ban je doctor di khra hong na re mama ji gan fa ji ga ji du ga upai lai ta na noi si di sang ba si ba khoi di dai ta lau roi ana hai ga le ya ta di ma pang gi mi gai jina ya roi oti ta go da me na ma bu ngai ko ye ko khatana mama ji na san bi je ha tok to re bi wa ngang ko ngam da na lai re noi yam to na ka khlo yum da bu da ju bu tha ji ko di cha si ba ya de cha mang ba ya de no me ni bu ye khan da tingal da nei da kap sala ga tham me ju wa ngang tholak tre du go ji pu adum lai re oti ta wo ya roi na sum tau lai re ma so pi ngam moi na na tau de ma yung mi ji kara khola tau de dum oti ju tau re pa je de dum chau ba ho re adu ipan hayeng ne habda ma je pu thai ma sa ja soli yang kui na yek pathin ba ta ban gi to yam soli ma hogot po ngam de mama ja sak in na ko tan seba ta wi du ga kano ji ko gi kano je ipan no me se matai je sangak te ba matai je sangak ta ba gi ma kano je na sau lang e ipan gi nung dang chu da atu ga tha ba ingang ju mo yaw yaw ta ba ko ma pang gi mi ga je na la ga pi chu pi ja ma tau bo ko pa me ham je am ho nei ba du ga ko yin nang na da na phi chu ba je nang na da na phayum nung ba tha fu ru ba du di phi nung a tha ba kang ka da je la ga yom je la tham ga ma nei pa nung ala su la ge na pan hayeng ne ha ji nung den da hai da pa ni na da gum ba phane ma sa ma su phi ma sa ma su de di ma da na su re ba adu ju ne doctor am de halai me ha di mau de halai di jang je la tong ko na ka kai phi su da ba lai ba na ma san nu pi de mau ma se jang je la pa yai da na jang je la ta ba ma ne bu su aduga ne mana oina loi chuba de ipan je chole aduga ipan gi
ꯅꯣꯡꯉꯥꯟꯕꯁꯦ ꯁꯤꯗ ꯃꯥꯅ ꯃꯅꯦꯝꯕꯣꯛꯁꯤꯅ ꯅꯤꯉꯣꯜ ꯃꯋꯥꯁꯤꯅꯁꯨ ꯃꯉꯣꯟꯗ ꯋꯥꯁꯦ ꯏꯉꯥꯡ ꯉꯥꯡꯗꯦ ꯀꯧꯗꯦ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏ ꯌꯥꯝ ꯆꯣꯞꯄꯩ ꯇꯥꯏꯞꯇ ꯄꯩꯁꯥꯁꯦ ꯅꯪꯍꯧꯔꯔꯣꯏ ꯀꯥꯟꯅ ꯗꯥꯟ ꯊꯥꯗꯔꯝꯕꯒꯗꯣ ꯌꯣꯝꯃꯒ ꯄꯨꯁꯟꯈꯤꯕ ꯌꯥꯝ ꯐꯖꯗꯕ ꯃꯑꯣꯡ ꯈꯔ ꯇꯧꯋꯦꯕ ꯑꯗꯩ ꯃꯣꯏ ꯃꯤ ꯑꯃ ꯑꯗꯨꯝ ꯄꯩꯁꯥꯁꯦ ꯁꯦꯟꯅꯔꯒ ꯂꯩꯕ ꯉꯥꯡꯈꯩ ꯊꯕꯛ ꯁꯨꯔꯝꯗꯥꯏ ꯃꯧꯗꯨꯒꯤ ꯁꯦꯕꯥ ꯇꯧꯔꯝꯗꯥꯏꯗꯤ ꯀꯅꯥꯝ ꯆꯪꯉꯛꯇ꯭ꯔꯦꯗꯅ ꯑꯗꯨꯒ ꯗꯥꯟꯒꯤ ꯀꯩꯅꯣꯗꯣ ꯍꯦꯛ ꯊꯥꯗꯕ ꯆꯪꯅꯈꯤꯕꯗꯩꯗꯤ ꯃꯣꯏ ꯃꯤ ꯑꯃ ꯑꯗꯨꯝ ꯁꯦꯟꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯗꯥꯟꯗꯨ ꯂꯣꯏꯔꯦ ꯃꯤ ꯍꯟꯅꯈ꯭ರೆ ꯗꯥꯟ ꯊꯥꯗꯕ ꯂꯣꯏꯔꯦ ꯃꯄꯥꯗꯨꯅ ꯌꯣꯝꯁꯤꯜꯂ ꯄꯨꯈ꯭ꯔꯦꯗꯅ ꯑꯗꯩꯗꯤ ꯃꯣꯏ ꯃꯤ ꯑꯃꯇ ꯆꯪꯉꯛꯇ꯭ꯔꯦ ꯑꯗꯩꯗꯤ ꯃꯧꯁꯦ ꯆꯥꯛ ꯆꯥꯈ꯭ꯔꯕ ꯈꯣꯠꯈ꯭ꯔꯕ ꯑꯗꯨ ꯇꯧꯈ꯭ꯔꯕ ꯑꯝꯇ ꯍꯪꯗ꯭ꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯄꯥꯁꯤꯅ ꯀꯩꯅꯣꯁꯤꯗꯒꯤ ꯄꯦꯠ ꯉꯥꯡꯕ ꯍꯧꯋꯦ ꯏꯄꯥꯟꯒꯤ ꯅꯨꯡꯗꯥꯡꯒꯤ ꯊꯦꯡꯀꯥꯟꯁꯦ ꯃꯤ ꯂꯣꯏ ꯆꯠꯅꯈ꯭ꯔꯀꯥꯟꯗ ꯀꯩꯗꯧꯋꯤ ꯅꯨꯄꯤꯅꯦꯅ ꯊꯣꯡ ꯈꯪꯗꯕ ꯂꯧꯔꯨꯗꯅ ꯏꯆꯤꯟ ꯏꯅꯥꯎꯐꯥꯎ ꯆꯪꯅꯗꯕ ꯐꯤꯕꯝ ꯂꯩꯗꯣꯔꯦ ꯑꯗꯨꯅꯤ ꯍꯦ ꯅꯪ ꯄꯦꯠ ꯉꯥꯡꯒꯅꯨ ꯏ ꯅꯧꯔꯤꯕꯅꯤ ꯉꯁꯤꯁꯦ ꯏꯄꯥꯟꯒꯤꯅꯦꯅ ꯍꯥꯏ ꯏꯃꯥꯅ ꯉꯥꯛꯇꯅꯤ ꯊꯣꯛꯍꯜꯂꯤꯁꯦ ꯑꯅ ꯅꯨꯃꯤꯠꯁꯤꯁꯨ ꯃꯃꯥꯏꯁꯦ ꯃꯔꯩ ꯈꯔ ꯇꯧꯅꯩ ꯀꯩꯅꯣ ꯏꯃꯥꯅ ꯉꯥꯛꯇꯅꯦꯗꯤ ꯑꯩꯅ ꯀꯩꯗꯧꯔꯦꯅ ꯍꯥꯏ ꯏꯃꯥꯅ ꯉꯝꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯣꯇꯤ ꯇꯧꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯉꯝꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯅꯨꯄꯤ ꯑꯣꯏꯔꯕꯅꯦ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯍꯛ ꯂꯩꯇ꯭ꯔꯕꯅꯦ ꯀꯥꯟꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯈꯔ ꯌꯦꯠꯅꯩ ꯑꯗꯒꯤꯗꯤ ꯑꯌꯨꯛꯁꯤ ꯃꯥꯅ ꯅꯍꯥꯟ ꯗꯥꯛꯇꯔꯗꯒꯤ ꯄꯨꯊꯔꯛꯄ ꯐꯤꯔꯣꯜ ꯃꯌꯥꯝꯁꯦ ꯃꯃꯥꯁꯦ ꯁꯨꯏ ꯃꯧꯍꯟꯁꯨ ꯆꯪꯉꯛꯇꯦ ꯃꯆꯟꯈꯩꯁꯨ ꯆꯪꯉꯛꯇꯦ ꯃꯅꯦꯝꯁꯨ ꯆꯪꯉꯛꯇꯦ ꯌꯥꯝꯈ꯭ꯔꯕ ꯐꯤꯌꯥꯝꯅꯤ ꯃꯥꯅ ꯁꯨꯔꯤꯁꯦꯀꯣ ꯆꯪꯉꯛꯇꯦ ꯃꯥꯁꯦ ꯍꯦꯛꯇ ꯃꯃꯥꯁꯤ ꯑꯍꯟ ꯃꯇꯝ ꯑꯣꯏꯁꯜꯂꯛꯄꯒ ꯏꯄꯥꯏ ꯍꯧꯔꯒꯅꯦ ꯃꯃꯤꯠ ꯇꯟꯗꯟ ꯄꯥꯏꯔꯒ ꯑꯩꯈꯣই ꯅꯨꯡꯁꯥꯒ ꯍꯥꯏꯒꯠꯂꯛꯄꯒꯤꯀோ ꯆꯪꯉꯛꯄꯅꯦꯕ ꯑꯗꯨ ꯆꯪꯉꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤꯅꯦ ꯃꯥꯅ ꯀꯩꯅꯣꯁꯦ ꯃꯆꯥꯅꯨꯄꯤꯁꯦ ꯅꯨꯃꯤꯠꯁꯤꯗꯤ ꯃꯥꯁꯦ ꯉꯟꯇꯥ ꯐꯤ ꯁꯨꯕ ꯊꯣꯛꯑꯦꯕ ꯌꯥꯝꯕꯅꯤꯅ ꯑꯗꯣ ꯃꯥꯁꯨꯅꯦ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯁꯨ ꯊꯛꯑꯝꯗꯕ ꯑꯗꯩ ꯏꯃꯨꯡꯁꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯍꯩꯅꯔꯣꯏꯗꯣꯔꯤꯅ ꯃꯥꯁꯦ ꯃꯣꯏꯅꯁꯨ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯑꯣꯅ ꯄꯤꯁꯜꯂꯛꯇꯕ ꯃꯥꯅꯁꯨ ꯃꯤ ꯃꯌꯨꯝꯗꯨꯗ ꯀꯃꯥꯏꯅ ꯑꯩ ꯆꯥ ꯑꯝꯇ ꯊꯛꯈꯤꯒꯦ ꯀꯃꯥꯏꯅ ꯂꯣꯜꯂ ꯊꯛꯎꯗꯣꯔꯤꯀꯣ ꯑꯗꯩꯗꯤ ꯆꯥꯛꯇꯤ ꯃꯣꯏ ꯊꯣꯛꯄ ꯑꯩ ꯐꯤꯁꯨ ꯀꯨꯝꯈ꯭ꯔꯃꯤꯅ ꯍꯪꯉꯒ ꯃꯥꯏ ꯊꯣꯡꯉ ꯄꯤꯖꯍꯧꯔꯖꯅꯦꯅ ꯈꯟꯕ ꯃꯥꯅ ꯀꯥꯔꯛꯄ ꯄꯨꯡ 12:30 ꯇꯥꯕꯁꯤꯗ ꯃꯥꯏ ꯃꯆꯥꯅꯨꯄꯤꯁꯦ ꯆꯥꯛ ꯆꯥꯗꯦꯅ ꯇꯧ ꯂꯩꯔꯝꯃꯦꯅꯦ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣꯅ ꯑꯗꯩ ꯃꯥꯗꯤ ꯑꯍꯥꯟꯕ ꯃꯆꯥ ꯄꯣꯛꯄ ꯑꯣꯏꯔꯦ ꯃꯕꯨꯛ ꯄꯤꯊꯛꯄꯁꯨ ꯍꯩꯇꯗꯅ ꯁꯪꯒꯣꯝꯁꯦ ꯁꯦꯝꯃꯒ ꯑꯉꯥꯡꯁꯦ ꯃꯕꯨꯛ ꯈꯣꯝꯅ ꯃꯕꯨꯛ ꯊꯟꯕ ꯉꯝꯗ꯭ꯔꯤꯕ ꯑꯗꯨꯗꯨꯒ ꯑꯗꯨꯒꯤ ꯁꯦꯝꯕ ꯑꯣꯏꯕ ꯀꯩꯅꯣ ꯑꯉꯥꯡꯁꯨ ꯋꯥ ꯀꯞꯄ ꯀꯅꯥꯝꯁꯨ ꯆꯪꯕꯤꯔꯝꯗꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯐꯤ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯃꯥꯁꯤ ꯈ꯭ꯋꯥꯡꯐꯧ ꯇꯤꯡꯈꯠ ꯉꯝꯗꯈꯩ ꯐꯧꯔ ꯁꯗꯧ ꯊꯣꯛꯂꯒ ꯆꯪꯉꯛꯄꯗꯨꯗ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯍꯥꯏ ꯑꯉꯥꯡꯁꯨ ꯀꯞꯁꯜꯂꯝꯃꯤ ꯏꯃꯥ ꯏꯁꯤꯡ ꯑꯁꯥꯕꯁꯨ ꯂꯩꯇ꯭ꯔꯦ ꯁꯪꯒꯣꯝ ꯑꯝꯇ ꯁꯦꯝꯃꯛꯎ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯟꯅ ꯂꯨꯝꯃꯛꯎꯅ ꯍꯥꯏꯔꯦ ꯑꯁꯣꯝꯗ ꯂꯣꯏ ꯆꯪꯉ ꯂꯨꯝꯗꯣꯏꯃꯤꯗꯣ ꯀꯔꯤ ꯍꯌꯦꯡ ꯃꯣꯏ ꯅꯥꯔ ꯌꯦꯛꯑꯒꯗꯤ ꯃꯧꯁꯤꯅ ꯃꯣꯏ ꯁꯦꯕꯥ ꯇꯧꯔꯣꯏꯗ꯭ꯔꯥ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯐꯤ ꯁꯨꯔꯤꯃꯤ ꯑꯗꯨꯏ ꯅꯣꯡꯉꯥꯟꯕꯗꯩ ꯐꯤ ꯁꯨꯕꯁꯦ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯣꯏ ꯑꯃꯁꯨ ꯀꯨꯝꯃꯧ ꯆꯥꯛꯁꯤꯁꯨ ꯄꯤꯖꯔꯝꯃꯨ ꯑꯉꯥꯡꯁꯤꯁꯨ ꯉꯥꯏꯍꯥꯛ ꯂꯧꯕꯤꯔꯝꯃꯨ ꯉꯔꯥꯡꯈꯛ ꯏꯄꯥꯟ ꯇꯧꯔꯤꯅꯤ ꯃꯁꯥꯁꯨ ꯁꯣꯜꯂꯤꯅꯤ ꯑꯗꯨꯒ ꯀꯔꯤ ꯃꯣꯏ ꯑꯝꯇ ꯆꯪꯉꯝꯗꯕꯅ ꯃꯥꯁꯦ ꯁꯥꯎꯅꯤꯡꯉꯦꯕ ꯃꯥꯁꯦꯀꯣ ꯁꯥꯎꯅꯤꯡꯉꯩ ꯃꯊꯛꯁꯤꯗ ꯃꯌꯥ ꯅꯨꯄꯥꯁꯤꯅ ꯆꯪꯉꯛꯑꯒ ꯃꯤ ꯇꯤꯟꯅ ꯌꯥꯗꯕ ꯅꯨꯄꯤ ꯑꯃ ꯂꯧꯔꯨꯗꯅ ꯑꯩꯁꯦ ꯄꯨꯡꯉꯥꯡ ꯃꯥꯡꯉꯦ ꯑꯗꯨ ꯇꯧꯔꯦꯅ ꯑꯉꯥꯡꯁꯤꯅ ꯀꯩꯒꯤꯅꯣ ꯀꯞꯄꯤꯁꯦ ꯑꯗꯨꯗ ꯄꯨꯡꯉꯥꯡ ꯉꯥꯡꯉꯦꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯅꯣꯏ ꯏꯃꯨꯡꯗꯤ ꯃꯤ ꯑꯝꯇꯁꯨ ꯆꯪꯉꯛꯇꯅ ꯑꯗꯨꯗꯨꯒꯅ ꯅꯨꯄꯤꯁꯤꯅ ꯉꯥꯡꯉꯦ ꯈꯨꯝꯃꯛꯑꯦꯕ ꯅꯪ ꯅꯁꯛꯇꯣ ꯅꯨꯡꯁꯤꯗꯅ ꯆꯪꯕꯤꯔꯛꯇꯕ ꯀꯅꯥꯝꯐꯥꯎ ꯆꯪꯕꯤꯔꯛꯇ꯭ꯔꯤꯁꯦꯅ ꯍꯥꯏꯔꯦꯕ ꯑꯗꯩ ꯃꯃꯥꯁꯤꯅ ꯍꯥꯏꯔꯦ ꯍꯣꯏ ꯑꯩ ꯏꯆꯥꯁꯦ ꯐꯠꯂꯝꯗꯕꯕꯨꯗꯤ ꯌꯥꯏ ꯑꯗꯨꯏꯁꯨꯅꯦ ꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯊꯣꯛꯑꯗꯤ ꯍꯥꯏꯔꯗꯤ ꯆꯦꯟꯁꯤꯟꯅꯒꯗꯕꯅꯤ ꯅꯣꯏ ꯏꯃꯥ ꯕꯕꯥꯅ ꯍꯌꯦꯡ ꯅꯥꯔꯛꯑꯁꯨ ꯆꯦꯟꯁꯤꯟꯗꯣꯏꯅꯤ ꯃꯧꯅ ꯅꯥꯇꯩ ꯃꯆꯜ ꯅꯥꯔꯛꯑꯁꯨ ꯆꯦꯟꯁꯤꯟꯗꯣꯏꯅꯤ ꯁꯨꯝꯕ ꯊꯣꯛꯑꯀꯥꯟꯗꯗꯤ ꯆꯦꯟꯁꯤꯟꯅꯕ ꯌꯥꯏ ꯍꯣꯏ ꯑꯩ ꯏꯆꯥꯁꯤꯅ ꯐꯠꯇꯕ ꯂꯩꯔꯁꯨꯅꯦ ꯅꯣꯏꯅ ꯉꯍꯥꯟꯈꯩꯁꯨ ꯅꯣꯡꯇ ꯍꯥꯏꯔꯛꯇꯦ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯣ ꯅꯪ ꯅꯣꯏꯁꯨ ꯄꯦꯞ ꯉꯥꯡꯉꯦ ꯃꯥꯁꯦ ꯃꯤ ꯇꯤꯟꯅ ꯌꯥꯗ꯭ꯔꯦ ꯃꯥ ꯂꯧꯔꯨꯕꯗꯩ ꯅꯪ ꯃꯥꯡꯉꯦꯅ ꯑꯗꯣ ꯃꯁꯥ ꯀꯜꯂ ꯉꯥꯡꯅꯖꯤ ꯍꯧꯖꯤꯛꯇꯤ ꯃꯁꯥꯁꯦ ꯁꯣꯜꯂꯤ ꯍꯥꯏꯔꯦꯕ ꯑꯗꯩꯗꯤ ꯏꯃꯥ ꯂꯣꯏ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯦꯅ ꯇꯧꯔꯦ ꯑꯗꯩꯗꯤ ꯏꯃꯥꯅ ꯉꯁꯥꯏꯗꯩ ꯐꯤ ꯁꯨꯔꯤꯁꯦ ꯅꯣꯏ ꯃꯤ ꯀꯅꯥ ꯊꯣꯛꯏ ꯑꯗꯨ ꯇꯧꯋꯤ ꯅꯨꯡꯁꯤꯗꯗꯅ ꯊꯣꯛꯇ꯭ꯔꯤꯕ ꯑꯗꯨꯗꯤ ꯅꯨꯡꯁꯤꯗꯗꯅ ꯅꯣꯏ ꯅꯃꯥ ꯃꯆꯥ ꯅꯨꯡꯁꯤꯗꯗꯅ ꯊꯣꯛꯇ꯭ꯔꯤꯕꯅ ꯃꯃꯥꯁꯤꯅ ꯍꯥꯏꯔꯦ ꯑꯩ ꯏꯆꯥ ꯅꯨꯄꯤꯁꯤꯗꯤ ꯅꯣꯏꯒ ꯂꯩꯃꯤꯟꯅꯕꯅꯤ ꯍꯥꯏꯒꯦꯁꯨ ꯍꯥꯏꯌꯨ ꯑꯩꯗꯤ ꯀꯔꯤ ꯂꯥꯟꯈꯤꯗꯅ ꯅꯣꯏ ꯏꯃꯨꯡꯁꯤꯗ ꯑꯩꯅ ꯏꯆꯥꯁꯦ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯩ ꯅꯣꯡꯇ ꯂꯥꯛꯈ꯭ꯔꯕ꯭ꯔꯥ ꯀꯣꯜ ꯑꯃꯁꯨ ꯑꯩꯈꯣꯏ ꯇꯧꯅꯗꯦ ꯐꯣꯟꯁꯨ ꯄꯥꯏꯖꯗꯦ ꯀꯔꯤ ꯏꯟꯁꯤꯟꯈ꯭ꯔꯦ ꯑꯩꯅ ꯂꯥꯛꯑ ꯅꯣꯏ ꯃꯤꯅꯥꯏ ꯑꯣꯏꯔꯦ ꯊꯕꯛ ꯍꯣꯠꯅꯔꯦ ꯏꯆꯥꯁꯦ ꯁꯦꯕꯥ ꯂꯣꯏ ꯇꯧꯔꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩ ꯅꯨꯡꯁꯤꯗꯅ ꯆꯪꯉꯛꯇꯕꯅꯦꯗꯤ ꯑꯩꯅ ꯀꯩ ꯇꯧꯕꯤꯕꯩꯅꯣꯅ ꯉꯥꯡꯉꯦꯕ ꯑꯗꯨ ꯏꯆꯥꯁꯦ ꯍꯨꯟꯗꯣꯛꯑ ꯊꯝꯃꯒ ꯅꯣꯏ ꯍꯥꯏꯁꯦ ꯁꯤꯍꯜꯂꯣ ꯍꯥꯏꯔꯥ ꯅꯪ ꯅꯣꯔꯃꯦꯜ ꯄꯣꯛꯍꯜꯂꯒ ꯏꯆꯥꯁꯦ ꯅꯣꯔꯃꯦꯜ ꯄꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯗꯣ ꯄꯣꯛꯍꯜꯂꯒ ꯏꯆꯥꯁꯦ ꯍꯥꯠꯇꯣꯛꯀꯦꯅ ꯅꯪ ꯈꯜꯂꯤꯔꯥ ꯍꯥꯠꯇꯣꯛꯍꯧꯗ꯭ꯔꯦ ꯅꯪꯗꯣ ꯁꯥꯎꯔꯤꯔꯥꯅ ꯈꯔ ꯉꯥꯡꯅꯔꯦ ꯈꯠꯅꯔꯦꯀꯣ ꯑꯗꯨꯝ ꯐꯖꯅ ꯈꯠꯅꯔꯦ ꯑꯩ ꯏꯆꯥ ꯊꯝꯃꯕ ꯉꯝꯃꯣꯏ ꯑꯩ ꯏꯆꯥ ꯄꯨꯈꯤꯅꯤ ꯑꯩ ꯁꯤ ꯃꯐꯝꯁꯦ ꯏꯆꯥ ꯊꯝꯃꯕ ꯉꯝꯃꯣꯏ ꯑꯗꯣ ꯑꯩꯗꯤ ꯉꯁꯤ ꯍꯜꯂꯅꯤ ꯑꯩꯗꯤ ꯅꯪ ꯁꯦꯕꯥ ꯇꯧꯕ ꯉꯝꯃꯣꯏ ꯑꯩ ꯅꯣꯏ ꯁꯤꯗꯗꯤ ꯑꯩ ꯂꯩꯔ ꯁꯦꯕꯥ ꯇꯧꯔꯣꯏ ꯑꯗꯩꯗꯤ ꯃꯆꯤꯟ ꯃꯈꯥ ꯈꯨꯝꯗꯅ ꯈꯠꯅꯗꯅ ꯅꯤꯉꯣꯜ ꯃꯋꯥꯁꯤꯒ
ꯏꯃꯥ ꯆꯈꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯑꯩ ꯅꯨꯄꯤꯅꯤ ꯁꯤꯗꯤ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯅꯪ ꯑꯃ ꯄꯨ ꯅꯔꯤ ꯂꯩꯔ ꯄꯨ ꯀꯥꯏꯅ ꯇꯧꯔꯒ ꯍꯦ ꯐꯁꯨ ꯐꯠꯇꯁꯨ ꯊꯛꯈꯥ ꯅꯥꯏꯗꯕ ꯋꯥ ꯉꯥꯡꯒꯅꯨꯅꯦꯍꯦ ꯅꯪ ꯂꯧꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯅꯦ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯗ ꯑꯩ ꯆꯥꯁꯦ ꯁꯨꯃꯥꯏꯅ ꯈꯨꯝꯕꯁꯦ ꯅꯣꯏ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯅꯪ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯀꯔꯤꯅꯣ ꯅꯕꯥꯅꯤ ꯈꯔ ꯉꯥꯡꯅꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯁꯨ ꯈꯔ ꯈꯠꯅꯔꯝꯃꯒ ꯉꯥꯡꯅꯔꯝꯃꯒ ꯈꯔ ꯂꯥꯎꯅꯔꯦ ꯃꯔꯩ ꯇꯧꯈꯠꯅꯔꯦ ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯦ ꯑꯗꯩ ꯊꯣꯛꯈꯤꯕꯗꯩ ꯃꯃꯥꯁꯤꯅ ꯇꯥꯗ ꯑꯩꯗꯤ ꯏꯆꯥꯅꯨꯄꯤ ꯄꯨꯔꯅꯤ ꯅꯆꯥꯅꯨꯄꯥꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯉꯥꯡꯉꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯑꯅ ꯍꯥꯏ ꯉꯥꯏ ꯄꯨꯈꯤꯅꯨ ꯌꯥꯅꯤ ꯄꯉꯥꯡ ꯉꯥꯡꯉꯤꯅꯤ ꯑꯗꯣ ꯑꯣꯄꯔꯦꯁꯟ ꯇꯧꯔꯗꯤ ꯑꯉꯥꯡ ꯌꯥꯝ ꯄꯣꯛ ꯌꯥꯗꯦ ꯑꯗꯩ ꯃꯤꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯔꯗꯤ ꯂꯦꯟꯊꯠꯈ꯭ꯔꯗꯤ ꯄꯨꯟꯁꯤ ꯇꯦꯜꯂꯦ ꯍꯥꯏꯕꯗꯨꯗ ꯃꯥꯏ ꯅꯨꯄꯤꯅ ꯃꯆꯥꯒ ꯌꯥꯝ ꯄꯣꯛꯅꯤꯡꯗꯅ ꯑꯗꯒꯤꯗꯤ ꯄꯨꯟꯁꯤ ꯁꯥꯡꯍꯟꯅꯤꯡꯗꯅ ꯇꯧꯖꯩꯅꯤ ꯈꯣꯠꯂꯤꯅꯤ ꯑꯗꯣ ꯄꯨꯈꯤꯅꯨ ꯑꯩꯈꯣই ꯃꯌꯥꯝ ꯂꯩꯔꯤ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯁꯦꯕꯥ ꯇꯧꯔ ꯂꯣꯏꯔꯦꯅ ꯃꯀꯨꯕꯣꯛꯁꯤꯅ ꯍꯥꯏꯌꯦꯕ ꯇꯥꯗ ꯉꯁꯥꯏꯗꯒꯤ ꯑꯝꯇꯁꯨ ꯆꯪꯉꯛꯇꯅ ꯑꯩ ꯏꯊꯟꯇꯅ ꯍꯣꯠꯅꯩꯁꯤꯕꯣ ꯏꯆꯥꯁꯤꯕꯨ ꯆꯥꯛꯐꯥꯎ ꯄꯤꯖꯔꯝꯗꯦ ꯑꯩꯁꯨ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯗ꯭ꯔꯤꯅ ꯍꯥꯏꯔꯦꯕ ꯑꯗꯩ ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯑꯩꯅ ꯈꯤꯇꯪ ꯀꯥꯝꯃ ꯄꯤꯖꯈ꯭ꯔꯦ ꯊꯨꯝ ꯈꯔꯒ ꯑꯩꯁꯨ ꯆꯥꯗ꯭ꯔꯤ ꯑꯅ ꯍꯥꯏꯔꯦ ꯑꯩ ꯇꯥꯗ ꯑꯩꯗꯤ ꯆꯠꯂꯅꯤ ꯉꯁꯤ ꯑꯗꯣ ꯑꯩ ꯏꯆꯥ ꯄꯨꯗꯅ ꯆꯠꯂꯔꯣꯏ ꯁꯤ ꯐꯤꯕꯝꯁꯤꯗ ꯏꯆꯥꯁꯦ ꯁꯣꯟꯅꯩ ꯑꯩ ꯄꯨꯈ꯭ꯔꯒꯦ ꯑꯗꯨꯒ ꯁꯦꯕꯥꯗꯣ ꯑꯩ ꯇꯧꯖꯧꯔꯒꯦ ꯌꯨꯝꯗ ꯄꯦꯟꯅ ꯅꯣꯏꯁꯨ ꯋꯥꯗꯅꯕ ꯑꯗꯨꯏꯗꯤ ꯑꯉꯥꯡ ꯍꯧꯒꯠꯂꯛꯑꯦ ꯑꯗꯨ ꯇꯧꯔꯛꯑꯦꯅ ꯑꯉꯥꯡ ꯀꯅꯥꯝꯇꯁꯨ ꯆꯪꯉꯛꯇꯦ ꯑꯉꯥꯡꯁꯨ ꯄꯝꯗꯦ ꯅꯤꯡꯊꯥꯝꯁꯨ ꯁꯨꯔꯨꯗꯦ ꯑꯗꯨꯅ ꯑꯩ ꯏꯆꯥ ꯐꯠꯇꯕꯅꯤꯅ ꯄꯨꯖꯈ꯭ꯔꯒꯦ ꯑꯩ ꯋꯥꯔꯛꯎꯔꯒꯦ ꯑꯗꯨꯒ ꯃꯥ ꯈꯤꯇꯪ ꯀꯜꯂꯀꯥꯟꯗ ꯊꯥꯔꯛꯑꯒꯦ ꯑꯩ ꯑꯗꯨꯝ ꯊꯤꯜꯂꯛꯑꯒꯦꯅ ꯍꯥꯏꯔꯦꯕ ꯑꯗꯨꯅ ꯑꯩ ꯄꯨꯖꯈ꯭ꯔꯒꯦ ꯑꯩꯅ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯗꯤ ꯄꯨꯈ꯭ꯔꯅꯤ ꯑꯩꯗꯤ ꯄꯨꯗꯅ ꯆꯠꯂꯔꯣই ꯑꯅ ꯇꯧꯔꯦꯕꯀோ ꯑꯗꯨꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯃꯣꯏꯁꯦ ꯃꯆꯥ ꯃꯥ ꯂꯣꯏꯁꯜꯂꯣ ꯏꯕꯦꯝꯃ ꯂꯣꯏꯁꯜꯂꯣ ꯆꯠꯁꯤ ꯈꯣꯠꯁꯦꯅ ꯃꯅꯦꯝꯕꯣꯛꯁꯤꯅꯁꯨ ꯏꯆꯥꯅ ꯍꯣꯔꯦꯟꯅꯦ ꯑꯩꯈꯣꯏꯗ ꯋꯥ ꯉꯥꯡꯅꯤ ꯑꯗꯨꯅ ꯉꯥꯏ ꯏꯆꯥ ꯅꯨꯄꯥ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯄꯨꯒꯅꯨ ꯃꯥ ꯂꯥꯛꯑ ꯉꯥꯡꯅꯁꯤ ꯅꯪꯅ ꯄꯨꯒꯦ ꯍꯥꯏꯔꯁꯨꯅ ꯍꯥꯏꯔꯦ ꯁꯨꯝ ꯉꯥꯏꯔꯦ ꯅꯨꯡꯊꯤꯟ ꯑꯣꯏꯁꯜꯂꯛꯑꯦꯀꯣ ꯊꯦꯡꯖꯜꯂꯛꯑꯦꯀꯣ ꯆꯪꯉꯦ ꯑꯗꯨꯒ ꯅꯨꯄꯥꯁꯤꯗꯤ ꯂꯣꯟꯅ ꯆꯪꯉꯒ ꯇꯨꯝꯃꯒ ꯂꯩꯕꯖꯥꯠꯅꯤ ꯀꯥꯗ ꯑꯗꯩꯗꯤ ꯀꯩꯅꯣꯁꯤꯅ ꯃꯥꯏ ꯅꯨꯄꯥꯒ ꯀꯩꯅꯣꯒ ꯃꯆꯥꯅꯨꯄꯥꯒ ꯀꯧꯈ꯭ꯔꯦꯕꯀꯣ ꯃꯃꯥꯁꯤꯅ ꯁꯨꯃꯥꯏꯅ ꯂꯥꯛꯑꯣ ꯑꯗꯨꯒ ꯒꯥꯔꯤ ꯑꯃ ꯄꯨꯔ ꯂꯥꯛꯑꯣ ꯑꯗꯨꯒ ꯐꯖꯅ ꯍꯥꯏꯔꯝꯃꯁꯤ ꯑꯗꯨꯒ ꯄꯨꯔ ꯆꯠꯂꯁꯤ ꯃꯇꯝ ꯈꯔꯗꯨꯗ ꯁꯦꯕꯥ ꯇꯧꯔꯒꯦ ꯃꯣꯏ ꯁꯤꯗ ꯇꯧꯕꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯂꯥꯛꯑꯦ ꯃꯣꯏꯁꯨ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯑꯣꯏꯁꯜꯂꯛꯑꯦꯀꯣ ꯑꯗꯨꯒ ꯂꯥꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯃꯣꯏꯁꯨ ꯁꯨꯃꯥꯡꯗ ꯐꯝꯃ ꯂꯩꯀꯣ ꯃꯥꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯕꯨꯡꯁꯤꯒ ꯃꯄꯥꯁꯤꯒ ꯑꯗꯨꯀꯥꯟꯗꯗꯤ ꯉꯥꯏ ꯅꯣꯏꯅ ꯑꯗꯨꯝ ꯍꯥꯏꯍꯧꯔꯣ ꯃꯄꯥꯁꯨ ꯂꯥꯛꯑꯦ ꯃꯕꯨꯡꯁꯨ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯄꯨꯔꯒꯦꯀꯣ ꯑꯩ ꯏꯆꯥ ꯄꯨꯊꯣꯛꯎꯔꯒꯦ ꯃꯥꯁꯨ ꯉꯁꯥꯏꯗꯒꯤ ꯁꯦꯝ ꯁꯥꯔ ꯂꯩꯔꯕꯅꯤ ꯌꯨꯝꯗ ꯃꯇꯝ ꯈꯤꯇꯪ ꯃꯥ ꯄꯣꯊꯥꯔꯨꯒꯦ ꯃꯥꯁꯨ ꯃꯁꯥ ꯁꯣꯜꯂꯦꯅ ꯂꯥꯛꯑꯣ ꯏꯕꯦꯝꯃ ꯅꯄꯥ ꯍꯣꯏꯁꯨ ꯂꯥꯛꯑ ꯆꯠꯂꯁꯤꯅ ꯂꯧꯊꯣꯛꯄ ꯆꯪꯕ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯗꯤ ꯃꯥꯗꯤ ꯃꯅꯤꯡꯊꯣꯡꯗꯩ ꯆꯪꯉꯒ ꯃꯃꯥꯏ ꯐꯃꯨꯡꯗ ꯇꯨꯝꯃꯒ ꯃꯣꯏꯗꯤ ꯂꯩꯇꯦ ꯍꯥꯏꯔ ꯂꯣꯠꯂ ꯂꯩꯔꯤꯕꯖꯥꯠꯅꯤ ꯑꯗꯨꯏ ꯅꯨꯄꯥꯁꯦ ꯂꯩꯇꯦ ꯍꯥꯏꯔꯗꯤ ꯃꯃꯥꯁꯦ ꯈꯛ ꯆꯠꯈꯤꯅꯕ ꯃꯆꯥꯁꯦ ꯄꯨꯗꯅꯕꯅꯀꯣ ꯑꯗꯨꯒꯗꯤ ꯍꯦꯛꯇ ꯃꯥꯅ ꯅꯨꯄꯤꯁꯦ ꯄꯨꯔꯅꯤꯅ ꯍꯥꯏꯕꯗꯨꯗꯤ ꯊꯣꯛꯂꯛꯑꯒ ꯃꯥꯗꯤ ꯐꯛꯂꯥꯡ ꯑꯃꯈꯛꯅ ꯈꯟꯕꯅꯤꯅ ꯂꯣꯏ ꯇꯥꯔꯤꯕꯅꯤꯅ ꯊꯣꯛꯂꯛꯑꯒ ꯍꯦꯛꯇ ꯅꯪ ꯆꯠꯀꯦꯗꯤ ꯆꯠꯈꯣ ꯏꯆꯥ ꯀꯩꯅꯣ ꯑꯩ ꯅꯨꯄꯤ ꯄꯨꯕꯗꯤ ꯌꯥꯔꯣꯏ ꯅꯪ ꯀꯔꯤ ꯑꯣꯏꯗꯅ ꯑꯩ ꯅꯨꯄꯤ ꯅꯪꯅ ꯄꯨꯗꯣꯏꯕ ꯍꯦꯛꯇ ꯀꯩꯅꯣ ꯃꯅꯦꯝꯕꯣꯛꯁꯤꯗ ꯏꯟꯗꯅ ꯑꯗꯩ ꯍꯩ ꯆꯠꯊꯣꯛ ꯑꯩ ꯏꯆꯥꯁꯦ ꯅꯪ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯔ ꯑꯩ ꯁꯦꯕꯥ ꯇꯧꯔꯨꯒꯦ ꯇꯥꯅꯤꯡꯗꯦ ꯂꯥꯡꯅꯨ ꯑꯅ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯑꯩꯈꯣই ꯀꯥꯗ ꯂꯩꯔꯤꯕ ꯃꯅꯦꯝꯕꯣꯛꯁꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯁꯦ ꯆꯤꯡꯊꯣꯛꯑꯒ ꯍꯦꯛꯇ ꯃꯆꯥꯅꯨꯄꯤꯁꯦ ꯂꯥꯛꯑꯣ ꯍꯧꯒꯠꯂꯣꯅ ꯁꯨꯃꯥꯏꯅ ꯆꯤꯡꯈꯠꯄ ꯍꯧꯔꯒ ꯃꯆꯥꯅꯨꯄꯤꯁꯤꯁꯨ ꯈꯣꯡ ꯑꯃꯅꯤ ꯊꯥꯡꯕ ꯍꯧꯔꯛꯄꯗꯣ ꯃꯆꯥꯁꯦ ꯁꯨꯃꯥꯏꯅ ꯄꯝꯃꯒ ꯑꯗꯩ ꯃꯥꯏ ꯅꯨꯄꯤꯁꯤ ꯁꯨꯃꯥꯏꯅ ꯂꯥꯛꯇꯅ ꯐꯃꯨꯡꯁꯤꯗ ꯏꯟꯊꯣꯛꯑꯝꯃꯦ ꯃꯥꯏ ꯅꯨꯄꯤꯁꯤ ꯑꯗꯨꯒ ꯃꯃꯥꯁꯦ ꯍꯦꯛꯇ ꯆꯤꯡꯕꯅꯦꯕ ꯆꯤꯡꯉꯒ ꯍꯦꯛꯇ ꯊꯣꯡ ꯋꯥꯡꯃꯗ ꯏꯟꯊꯣꯛꯑꯦꯗꯅ ꯑꯗꯨꯒ ꯊꯣꯡꯁꯦ ꯁꯨꯃꯥꯏꯅ ꯂꯣꯟꯗꯣꯏ ꯇꯧꯕꯅꯦꯕ ꯑꯗꯩ ꯄꯨꯅꯥ ꯍꯥꯞꯄ ꯅꯪꯗ꯭ꯔꯤꯉꯩꯗ ꯃꯅꯦꯝꯕꯣꯛꯁꯤꯅ ꯑꯃꯨꯛ ꯁꯣꯏꯅꯗꯩ ꯅꯨꯄꯤ ꯃꯃꯥꯁꯦ ꯑꯃꯨꯛ ꯏꯟꯕꯅꯦꯕ ꯌꯥꯝ ꯊꯣꯡ ꯍꯥꯡꯗꯣꯛ ꯏꯆꯥ ꯊꯝꯃꯝꯃꯒ ꯑꯩꯗꯤ ꯆꯠꯂꯣꯏ ꯑꯅ ꯅꯝꯃꯦ ꯅꯝꯈꯥꯏꯔꯦ ꯃꯥꯅ ꯑꯃꯨꯛ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯂꯥꯛꯇꯅ ꯑꯃꯨꯛ ꯏꯜꯂꯦ ꯐꯨꯔꯦ ꯃꯅꯦꯝꯕꯣꯛꯁꯦ ꯈꯨꯠ ꯊꯥꯔꯦꯕ ꯃꯅꯦꯝꯕꯣꯛꯁꯤꯅꯁꯨ ꯍꯜꯂꯦ ꯐꯨꯅꯔꯦ ꯑꯗꯩꯗꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯈꯩꯁꯨ ꯆꯦꯟꯁꯤꯟꯅꯔꯛꯑꯦ ꯈꯥꯝꯃꯤ ꯃꯕꯨꯡꯗꯨꯁꯨ ꯈꯥꯝꯃꯤ ꯃꯄꯥꯁꯨ ꯈꯥꯝꯃꯤ ꯀꯩꯁꯨ ꯅꯪꯅ ꯏꯃꯥꯗ ꯐꯨꯕꯅ ꯃꯣꯏ ꯀꯩꯁꯨ ꯌꯥꯎꯁꯟꯗꯦꯕ ꯈꯥꯝꯃꯦ ꯃꯣꯏ ꯑꯗꯨꯒꯗꯤ ꯀꯩꯅꯣ ꯅꯨꯄꯤꯁꯤꯅꯁꯨ ꯑꯩ ꯂꯩꯍꯧꯕ ꯉꯝꯃꯣꯏ ꯁꯤ ꯐꯤꯕꯝꯁꯤꯗ ꯑꯅ ꯇꯧꯔꯒ ꯑꯩ ꯏꯁꯥ ꯀꯜꯂ ꯂꯥꯛꯀꯦ ꯑꯩ ꯈꯥꯏꯅꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯇꯧꯔꯒ ꯅꯪꯅ ꯅꯩꯒꯗꯕ ꯉꯥꯡꯒꯗꯕ ꯃꯌꯥꯝꯗꯣ ꯑꯩ ꯏꯁꯥ ꯁꯣꯜꯂꯤꯉꯩꯁꯤꯗ ꯑꯩ ꯅꯪꯒ ꯄꯥꯟꯅꯕ ꯉꯝꯃꯣꯏ ꯑꯅ ꯅꯨꯄꯤꯁꯤꯁꯨ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯦꯕ ꯑꯗ ꯃꯄꯥ ꯍꯣꯏꯁꯤꯅꯁꯨ ꯃꯕꯨꯡꯁꯤꯒꯅꯁꯨ ꯊꯥ ꯑꯃꯨꯛ ꯂꯩꯔꯒ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯊꯤꯜꯂꯛꯀꯦ ꯍꯥꯏꯔꯒ ꯄꯨꯈ꯭ꯔꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯃꯃꯥꯁꯤ ꯃꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯃꯌꯥ ꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯨꯔꯛꯄ ꯃꯉꯣꯟꯗꯀꯣ ꯏꯟꯗꯅ ꯆꯤꯡꯗꯅ ꯌꯥꯝ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯧꯔꯛꯄꯗꯣ ꯑꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯣ ꯃꯃꯥꯁꯤꯅ ꯍꯥꯏꯔꯦꯕ ꯅꯪꯒꯤꯗꯤ ꯅꯆꯥ ꯌꯥꯎꯔꯦ ꯍꯟꯖꯟꯅꯖꯒꯣ ꯑꯩ ꯀꯩꯁꯨ ꯊꯤꯡꯉꯣꯏ ꯀꯥꯏꯅꯧ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤꯗꯤ ꯈꯣꯡꯒꯨꯟ ꯇꯥꯔꯛꯑꯔꯣꯏ ꯅꯣꯏꯒꯤ ꯏꯃꯨꯡꯗꯨꯗꯗꯤ ꯑꯅ ꯍꯥꯏꯔꯦꯕ
ꯑꯗꯩ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯥꯗꯤ ꯁꯨꯝ ꯈꯥꯏꯅꯅꯤꯡꯗꯕ ꯀꯧꯕꯅꯤꯅꯀꯣ ꯈꯔ ꯂꯩꯔꯦ ꯃꯥꯁꯦ ꯊꯥ ꯑꯃꯨꯛ ꯀꯩꯃꯨꯛ ꯈꯤꯇꯪ ꯀꯟꯈꯠꯂꯛꯑꯦ ꯑꯗꯨꯗ ꯃꯥꯅ ꯅꯨꯄꯥꯁꯤꯗ ꯂꯧꯕ ꯂꯥꯛꯑꯣꯅ ꯐꯣꯟ ꯇꯧꯋꯦꯕ ꯅꯨꯄꯥꯁꯤ ꯅꯣꯡꯇ ꯐꯣꯟ ꯇꯧꯔꯛꯇꯦꯀꯣ ꯅꯃꯥꯏ ꯀꯩ ꯈꯪꯗ꯭ꯔꯣ ꯆꯠꯅꯤꯅ ꯆꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯂꯥꯛꯀꯦꯗꯤ ꯂꯥꯛꯑꯣ ꯂꯥꯜꯂꯦꯅ ꯍꯥꯏꯖꯧ ꯂꯥꯎ ꯅꯣꯏ ꯅꯃꯥꯗꯣ ꯑꯗꯨꯅ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯃꯈꯣꯡ ꯁꯥꯡ ꯇꯤꯡꯊꯣꯛꯑꯒ ꯈꯨꯏꯔꯝꯍꯜꯂꯨ ꯂꯥꯎ ꯑꯗꯨꯏꯗꯤ ꯂꯧꯁꯟꯕꯤꯒꯦ ꯑꯩꯅꯅꯦ ꯅꯪ ꯀꯧꯕ ꯂꯥꯛꯄ ꯍꯥꯏꯕꯗꯨꯗꯤ ꯉꯛꯁꯤꯗꯅꯦ ꯊꯥꯡꯅ ꯊꯝꯃꯁꯨ ꯄꯨꯟꯁꯤꯁꯤꯃꯒꯗꯤ ꯑꯣꯏꯊꯣꯛꯑꯔꯣꯏ ꯍꯥꯏꯔꯛꯈ꯭ꯔꯦ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯐꯣꯟꯁꯦ ꯇꯣꯛ ꯊꯝꯈ꯭ꯔꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯁꯥꯎꯅꯨ ꯈꯣꯠꯅꯨ ꯑꯩꯁꯨ ꯏꯁꯥ ꯁꯣꯟꯕ ꯇꯧꯕꯅꯤ ꯑꯗꯩ ꯏꯃꯥꯅꯁꯨ ꯅꯪꯅ ꯆꯠ ꯉꯥꯡꯕꯗ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯁꯦꯕꯥ ꯇꯧꯕꯤꯒꯦꯅ ꯈꯛꯇꯅꯤ ꯑꯗꯨꯏꯁꯨ ꯏꯃꯥꯅ ꯀꯩꯁꯨ ꯑꯩ ꯆꯠꯀꯅꯨ ꯈꯥꯏꯅꯧꯅ ꯍꯥꯏꯗꯦ ꯑꯗꯩ ꯅꯣꯡꯃꯇ ꯉꯥꯏꯍꯥꯛ ꯁꯥꯎꯔꯒ ꯏꯃꯥꯁꯨ ꯑꯗꯨꯝ ꯀꯥꯎꯈ꯭ꯔꯦ ꯃꯌꯥ ꯅꯨꯄꯥꯅꯤꯅ ꯅꯪ ꯑꯁꯥꯎꯕ ꯍꯟꯊꯔꯣ ꯅꯪ ꯂꯥꯛꯇꯪꯗꯤ ꯂꯥꯛꯎ ꯑꯗꯨꯒ ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯈꯤꯁꯨ ꯊꯣꯛꯁꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕꯅꯤ나 ꯑꯩꯁꯨ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯏ ꯃꯊꯛꯇ ꯀꯩꯅꯣ ꯇꯧꯔꯦ ꯏꯃꯥ ꯍꯣꯏꯁꯨ ꯐꯤꯕꯝꯗꯨꯗ ꯊꯤꯜꯂꯛꯄ ꯈꯣꯠꯄꯁꯦ ꯃꯣꯏꯁꯨ ꯊꯤꯜꯂꯔꯣꯏ ꯑꯩꯈꯣꯏꯗꯤ ꯅꯣꯏ ꯑꯗꯨꯝ ꯌꯥꯅꯔꯦ ꯆꯠꯆꯈꯣ ꯍꯥꯏꯔꯦ ꯑꯗꯣ ꯅꯪ ꯑꯝꯇꯗꯤ ꯂꯥꯛꯑꯣ ꯍꯥꯏꯔꯦꯕ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯅꯪ ꯈꯛ ꯂꯥꯛꯄꯁꯨ ꯌꯥꯔꯣꯏ ꯑꯩꯅꯁꯨ ꯂꯧ ꯂꯥꯛꯑꯣꯏ ꯅꯣꯏ ꯅꯃꯥꯗꯣ ꯂꯥꯛꯑꯒ ꯊꯤꯜꯍꯜꯂꯛꯎ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯜꯂꯒ ꯑꯗꯨꯒ ꯂꯧꯁꯟꯒꯦ ꯀꯥꯟꯗ ꯌꯥꯝ ꯎꯁꯤꯠꯇꯅ ꯐꯣꯟꯁꯤꯗ ꯍꯥꯏꯔꯛꯇꯦ ꯅꯨꯄꯤꯁꯤ ꯌꯥꯝ ꯊꯤꯅ ꯃꯊꯃꯣꯏꯁꯦ ꯁꯣꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯇꯝꯁꯦ ꯆꯍꯤꯃꯨꯛ ꯍꯧꯈ꯭ꯔꯦꯕꯀꯣ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯅꯣꯡꯇ ꯂꯥꯛꯇꯦꯕ ꯑꯗ ꯃꯥꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯅ ꯋꯥꯈꯜꯁꯤꯅ ꯅꯣꯡꯃꯒꯤ ꯁꯣꯛꯑꯒꯅꯦ ꯃꯥꯁꯦ ꯏꯒ ꯅꯧꯕꯒ ꯀꯣꯉꯥ ꯑꯅꯧꯕ ꯆꯦꯟꯕꯒ ꯃꯥꯁꯦ ꯁꯣꯛꯑꯒ ꯅꯨꯄꯥꯗꯨꯅ ꯀꯧꯕꯗꯣ ꯂꯥꯛꯄꯤꯗ꯭ꯔꯕꯅꯤꯅ ꯐꯣꯟꯃꯛꯇ ꯇꯧꯔꯨꯔꯦ ꯎꯁꯤꯠꯇ ꯉꯥꯡꯉꯛꯑꯕꯅꯤꯅ ꯑꯗꯣ ꯆꯠꯂꯒ ꯂꯩꯁꯜꯂꯨꯕꯁꯨ ꯏꯀꯥꯏꯔꯦꯀꯣ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯅ ꯅꯨꯄꯥꯅꯁꯨ ꯂꯧꯕ ꯆꯠꯄꯤꯗ꯭ꯔꯒ ꯃꯃꯥ ꯏꯀꯥꯏ ꯈꯪꯗꯦ ꯅꯨꯄꯥ ꯄꯥꯝꯃꯤ ꯂꯥꯛꯑꯦ ꯍꯥꯏꯗꯣꯏꯅꯤꯗꯣ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯄꯥꯝꯒꯤ ꯃꯤꯗꯤ ꯊꯤꯜꯂꯔꯣꯏ ꯑꯩꯈꯣꯏꯗꯤꯅ ꯑꯗꯨꯝ ꯍꯥꯏꯔꯦꯕ ꯐꯤꯕꯝꯗꯨꯗ ꯑꯗꯨꯒꯗꯤ ꯊꯤꯜꯂꯨꯕꯁꯨ ꯕꯦꯔꯥꯅꯦꯕ ꯑꯗꯨꯗ ꯊꯤꯟꯖꯜꯂꯨꯕ ꯍꯥꯏꯁꯦ ꯍꯌꯦꯡꯋꯥꯏꯐꯥꯎ ꯋꯥ ꯃꯊꯛ ꯊꯪꯗꯣꯏꯅꯦꯕ ꯊꯤꯟꯖꯔꯛꯑꯦ ꯃꯔꯥꯜ ꯂꯥꯏꯈ꯭ꯔꯃꯤꯅ ꯊꯤꯟꯖꯔꯛꯑꯦ ꯍꯥꯏꯗꯨꯅꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯑꯗꯨꯒꯤ ꯀꯟꯗꯤꯁꯟꯗꯨꯗꯗꯤ ꯃꯅꯦꯝꯕꯣꯛꯇꯨꯅ ꯄꯨꯔꯛꯈꯤꯕꯗꯨ ꯊꯣꯏꯗꯣꯛꯅ ꯂꯥꯟꯕꯗꯤ ꯅꯠꯇꯦꯕ ꯃꯆꯥꯗꯨ ꯁꯦꯕꯥꯗꯤ ꯇꯧꯗ ꯌꯥꯗꯕꯅꯤꯅ ꯃꯆꯥ ꯍꯨꯟꯗꯣꯛꯑ ꯊꯝꯃꯝꯕꯁꯨ ꯉꯝꯗꯕ ꯍꯨꯟꯗꯣꯛꯑꯝꯃꯦ ꯕꯦꯔꯥ ꯀꯥꯗꯣꯏꯅꯦ ꯑꯗꯨ ꯃꯥ ꯃꯇꯝ ꯈꯔꯒꯤ ꯄꯨꯖꯔꯛꯄꯅꯦꯕ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯈꯥꯏꯅꯍꯜꯂꯒꯦ ꯑꯁꯤ ꯅꯨꯄꯥꯁꯦ ꯂꯩꯕ ꯌꯥꯔꯣꯏꯅ ꯇꯧꯕ ꯅꯣꯡꯇ ꯌꯥꯎꯁꯟꯗꯅ ꯐꯣꯟꯒ ꯖꯨꯖꯥ ꯇꯧꯅꯗꯅ ꯏꯟꯖꯟꯗꯅ ꯃꯅꯦꯝ ꯇꯣꯏꯅ ꯂꯥꯛꯇꯅ ꯅꯨꯡꯇꯤꯒꯤ ꯐꯣꯟ ꯇꯧꯅꯕ ꯑꯗꯨꯝꯕ ꯃꯤꯁꯨ ꯅꯠꯇꯦ ꯍꯥꯏꯕ ꯑꯍꯜ ꯏꯆꯝ ꯆꯝꯕ ꯁꯤꯗꯥ ꯁꯤꯗꯤꯅꯦꯕ ꯑꯗꯣ ꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯊ꯭ꯋꯥꯏꯗꯣ ꯑꯗꯨꯅ ꯏꯆꯦ ꯑꯩ ꯂꯣꯏꯁꯟꯅꯔꯒꯦ ꯑꯩ ꯏꯔꯥꯏꯕꯛꯀꯤꯅꯤ ꯏꯆꯥꯁꯤꯃ ꯄꯣꯛꯍꯧꯔꯃꯤꯅ ꯏꯆꯥꯁꯤꯅ ꯍꯌꯦꯡ ꯁꯦꯕꯥ ꯇꯧꯖꯔꯖꯅꯤ ꯃꯆꯥꯗꯣ ꯅꯨꯄꯥꯅꯦꯕ ꯅꯨꯄꯥꯁꯨ ꯑꯣꯏ ꯑꯩ ꯌꯨꯝꯐꯝ ꯃꯆꯦꯠ ꯑꯃ ꯂꯧꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯕꯨꯡꯅꯁꯨ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯤ ꯅꯪꯒꯤ ꯑꯗꯨꯝ ꯈꯥꯏꯐꯝ ꯊꯣꯛꯄ ꯈꯥꯏꯒꯦ ꯅꯪ ꯌꯨꯝ ꯃꯆꯥ ꯐꯥꯔꯒ ꯅꯆꯥꯒ ꯍꯤꯡꯉꯨ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯑꯩ ꯂꯩꯖꯔꯒꯦꯅ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯅ ꯋꯥ ꯂꯣꯏꯁꯟꯅꯔꯒꯦꯅ ꯂꯥꯛꯏꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅꯤ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯅ ꯈꯔ ꯂꯩꯔꯒ ꯐꯝꯁꯤ ꯈꯣꯠꯁꯤ ꯅꯪ ꯑꯉꯥꯡꯁꯨ ꯏ ꯅꯧꯔꯤ ꯈꯣꯠꯂꯤ ꯉꯥꯛꯈꯣ ꯈꯤꯇꯪ ꯉꯟꯅ ꯑꯩꯈꯣꯏꯅ ꯍꯥꯏꯌꯦꯕꯀꯣ ꯍꯧꯖꯤꯛ ꯑꯗꯣ ꯈꯔ ꯂꯩꯔꯒꯕꯨꯗꯤ ꯑꯗꯨꯝ ꯄꯥꯎ ꯆꯦꯜꯂꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯐꯝꯃꯤꯟꯅꯁꯤꯅ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯒꯤ ꯊꯧꯗꯣꯛꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗ ꯑꯩꯈꯣꯏ ꯄꯥꯎ ꯄꯤꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯐꯝꯗꯣꯛꯁꯤ ꯈꯣꯠꯁꯤꯅ ꯍꯥꯏꯕꯗ ꯃꯣꯏꯅ ꯀꯣꯔꯠꯇ ꯑꯣꯏꯅ ꯊꯦꯡꯅꯖꯔꯒꯦ ꯍꯥꯏꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯈꯔ ꯑꯗꯨꯝ ꯃꯉꯛ ꯀꯟꯕ ꯍꯥꯏꯅ ꯉꯥꯡꯅꯕꯗ ꯈꯤꯇꯪ ꯋꯥꯕ ꯑꯗꯨꯝ ꯏꯃꯨꯡ ꯌꯥꯎꯋꯦꯕꯀꯣ ꯀꯅꯥꯒꯨꯝꯕꯅ ꯂꯥꯛꯑ ꯑꯗꯨꯝ ꯐꯝꯃꯤꯟꯅꯔꯒ ꯑꯗꯨ ꯑꯁꯤꯅ ꯇꯧꯅꯩ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛ ꯅꯨꯄꯤꯗꯣ ꯀꯩꯁꯨ ꯍꯦꯛ ꯅꯠꯇꯕꯗ ꯑꯗꯨꯝ ꯀꯥꯏꯅꯕ ꯑꯣꯟꯈ꯭ꯔꯦꯀꯣ ꯑꯗ ꯃꯥꯅꯒ ꯉꯛꯇ ꯊꯥꯡ ꯊꯝꯃꯁꯨ ꯅꯪ ꯀꯧꯕ ꯂꯥꯛꯑꯔꯣꯏꯒ ꯍꯥꯏꯕꯗꯣ ꯅꯣꯏ ꯅꯃꯥꯅ ꯂꯥꯛꯑ ꯈꯣꯏꯔꯝꯍꯜꯂꯨꯒ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨꯗꯤ ꯃꯃꯥꯗꯨꯅꯗꯤ ꯑꯃꯨꯛ ꯍꯟꯖꯤꯟꯅꯍꯟꯒꯦꯅ ꯀꯔꯝꯕ ꯀꯟꯗꯤꯁꯟꯗꯅꯣ ꯈꯣꯏꯔꯝꯕ ꯃꯆꯥ ꯄꯤꯔꯨꯗꯣꯏꯁꯦ ꯌꯥꯝ ꯂꯨꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯂꯩ ꯁꯨꯃꯥꯏꯅꯃꯛ ꯌꯥꯝ ꯊꯤꯅ ꯀꯩꯅꯣ ꯇꯧꯕꯁꯤꯁꯨ ꯐꯠꯇꯦ ꯑꯗꯣ ꯃꯣꯏꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯗ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯀꯔꯤꯅ ꯍꯥꯏꯔꯒ ꯃꯣꯏ ꯆꯠꯂ ꯂꯧꯕꯤꯔꯨꯒꯗꯕꯅꯦꯕ ꯃꯣꯏꯅ ꯁꯦꯕꯥ ꯁꯦꯕꯤ ꯐꯖꯅ ꯇꯧꯕꯤꯗꯦ ꯍꯣꯏ ꯃꯧꯗꯨꯅ ꯐꯠꯂꯝꯗꯕ ꯌꯥꯏ ꯑꯃ ꯌꯥꯏ ꯑꯗꯨꯏꯁꯨ ꯃꯅꯤꯡ ꯀꯨꯝꯃꯦ ꯑꯉꯥꯡ ꯄꯣꯛꯑꯦ ꯈꯣꯠꯂꯦ ꯍꯥꯏꯔꯗꯤ ꯃꯣꯏꯅ ꯌꯣꯝꯁꯤꯟ ꯇꯥꯔꯦ ꯃꯅꯦꯝ ꯃꯀꯨꯅ ꯐꯅꯌꯥꯝ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯁꯨ ꯃꯅꯦꯝ ꯃꯀꯨꯅ ꯅꯥꯔꯦ ꯍꯥꯏꯔꯗꯤ ꯃꯧꯗꯨꯅ ꯁꯦꯕꯥ ꯇꯧ ꯇꯥꯔꯦ ꯁꯣꯜꯂꯦ ꯅꯥꯔꯦ ꯍꯥꯏꯔꯗꯤ ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯍꯨꯟꯗꯣꯛꯅꯕ ꯌꯥꯗꯦ ꯏꯃꯨꯡ ꯃꯅꯨꯡꯅꯦ ꯃꯨꯛꯅꯗꯅ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤꯀꯣ ꯃꯤꯒꯤ ꯃꯃꯥꯗꯨꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯐꯤꯌꯥꯝ ꯑꯃ ꯁꯨꯕꯗꯣ ꯀꯅꯥꯝ ꯆꯪꯉꯛꯇ꯭ꯔꯕꯅꯤꯅ ꯃꯆꯥꯗꯣ ꯆꯥꯛ ꯆꯥꯛꯈꯣꯝꯐꯥꯎ ꯊꯣꯡꯉ ꯄꯤꯖꯔꯝꯗ꯭ꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯃꯅꯤꯡ ꯀꯨꯟꯕꯗ ꯀꯥꯏꯅꯈꯤꯕ ꯌꯥꯝ ꯌꯥꯎꯏꯀꯣ ꯁꯦꯕꯥꯒ ꯀꯩ ꯄꯦꯟꯅꯗꯕꯒꯤ ꯌꯥꯝ ꯁꯥꯊꯤꯅ ꯌꯥꯎꯏ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯝꯁꯦ ꯌꯥꯝ ꯂꯨꯕ ꯃꯇꯝꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯋꯥꯔꯤꯁꯤꯃꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯊꯪꯒꯤꯁꯤꯅꯅꯦ ꯃꯥꯅ ꯇꯥꯟꯅꯔꯛꯄꯅꯦ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯑꯃ ꯆꯦꯜꯂꯛꯑꯦ ꯑꯗꯨꯒ ꯃꯥꯁꯦ ꯃꯆꯥ ꯑꯅꯤ ꯂꯩ ꯑꯗꯨꯒ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯇꯥꯟꯅꯔꯛꯑꯦ ꯂꯩꯁꯥꯕꯤꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯄꯥꯈꯪꯅꯤ ꯍꯥꯏꯔꯒ ꯀꯣꯏꯕ ꯃꯥꯅ ꯌꯥꯝ ꯄꯥꯝꯅ ꯀꯣꯏꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯝ ꯆꯦꯜꯂꯛꯑꯕ ꯑꯗꯣ ꯅꯨꯄꯤ ꯂꯩꯔꯝꯕ ꯑꯣꯏꯕꯁꯤꯗ ꯃꯣꯏꯅ
ꯅꯨꯄꯤꯁꯤꯅꯁꯨ ꯑꯗꯨꯝ ꯂꯩꯖꯔꯔꯣꯏ ꯍꯥꯏꯔꯦꯕꯀꯣ ꯑꯩꯗꯤ ꯄꯥꯈꯪꯅꯦꯅ ꯃꯥꯅ ꯅꯝꯗꯅ ꯆꯦꯟꯕꯤꯕꯅꯤ ꯐꯥꯕꯤꯕꯅꯤ ꯆꯦꯟꯁꯦ ꯍꯥꯏꯅꯔꯒꯁꯨ ꯆꯦꯟꯕ ꯅꯠꯇꯦ ꯉꯁꯤꯁꯨꯅ ꯑꯩꯗꯤ ꯅꯨꯄꯤ ꯂꯩꯕꯗꯗꯤ ꯂꯩ ꯉꯝꯃꯣꯏ ꯑꯩ ꯃꯤ ꯃꯀꯥꯗ ꯌꯦꯠꯂꯣꯏꯅ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯂꯩꯁꯥꯕꯤ ꯀꯧꯋꯦ ꯑꯗꯩ ꯑꯃꯨꯛ ꯃꯃꯥ ꯃꯄꯥꯅꯁꯨ ꯑꯩꯈꯣꯏꯗꯤ ꯄꯤꯔꯣꯏ ꯃꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕꯗꯗꯤꯅ ꯄꯤꯗ꯭ꯔꯦ ꯃꯣꯏ ꯀꯦꯞꯁ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯃꯣꯏ ꯍꯤꯡꯒꯣꯜ ꯇꯪꯈꯥꯏ ꯑꯃ ꯌꯣꯜꯂꯒ ꯏꯖꯗꯥꯕꯤ ꯄꯤꯈ꯭ꯔꯦꯕ ꯑꯗꯣ ꯅꯨꯄꯤꯁꯨ ꯁꯥꯎꯅꯤꯡꯃꯟꯗꯅ ꯃꯄꯥꯝꯒꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯒ ꯂꯩꯁꯥꯕꯤꯁꯦ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠꯀꯤ ꯅꯨꯡꯗꯥꯡꯁꯤꯗ ꯄꯨꯈ꯭ꯔꯦꯕ ꯑꯗꯨꯗ ꯍꯧꯖꯤꯛꯁꯦ ꯊꯥ 3ꯃꯨꯛ ꯁꯨꯔꯦ ꯍꯟꯖꯟꯅꯁꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦꯅ ꯍꯥꯏꯔꯛꯄ ꯑꯗ ꯃꯥꯅ ꯑꯩꯕꯨ ꯍꯟꯖꯟꯅꯈꯤꯗ꯭ꯔꯥꯅ ꯋꯥꯔꯤ ꯇꯧꯔꯛꯄꯅꯦꯕ ꯍꯣꯏ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯅ ꯆꯦꯜꯂꯨꯕ ꯑꯣꯏꯔꯗꯤ ꯀꯩꯁꯨ ꯌꯥꯔꯔꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣই ꯁꯣꯁꯥꯏꯇꯤꯁꯤꯗ ꯅꯨꯄꯥꯅ ꯅꯨꯄꯤ ꯆꯦꯜꯂꯨꯕ ꯊꯤꯔꯨꯕ ꯂꯣꯜꯂꯨꯕ ꯂꯝꯗ ꯃꯥꯡꯉꯨꯕ ꯑꯣꯛꯎꯗꯕ ꯃꯌꯥꯝꯗꯤ ꯂꯣꯏꯅ ꯑꯗꯨꯝ ꯉꯥꯛꯄꯅꯤꯅ ꯅꯣꯏꯅ ꯑꯃꯨꯛ ꯈꯥꯏꯅꯔ ꯂꯩꯔꯅꯤ ꯅꯁꯥ ꯅꯍꯥꯟꯅꯤ ꯌꯦꯡꯉꯨ ꯍꯜꯂꯛꯑꯒ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯁꯤꯗ ꯑꯃꯨꯛ ꯅꯄꯥꯡꯗꯣ ꯂꯩꯔꯛꯇꯗꯅ ꯅꯪ ꯃꯇꯦꯡ ꯅꯤꯡꯉꯛꯀꯅꯤ ꯑꯗꯩ ꯅꯄꯥꯡ ꯄꯥꯝꯃꯛꯀꯅꯤ ꯋꯥꯔꯤ ꯇꯥꯟꯅꯅꯤꯡꯉꯛꯀꯅꯤ ꯑꯗꯨꯝꯕꯗ ꯑꯃꯨꯛ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯀꯣꯏꯅꯔꯨꯅꯤ ꯇꯧꯔꯒ ꯅꯣꯏꯅ ꯄꯨꯔꯥꯅ ꯂꯦꯞꯈ꯭ꯔꯒꯦ ꯑꯩꯗꯤ ꯏꯔꯥꯡ ꯐꯂꯥꯡ ꯑꯝꯇ ꯌꯥꯎꯗꯕꯤꯗ ꯏꯆꯥ ꯌꯣꯛꯑꯒꯅ ꯂꯦꯞꯄ ꯉꯝꯈ꯭ꯔꯗꯤ ꯐꯔꯦ ꯅꯠꯇ꯭ꯔꯗꯤ ꯏꯕꯦꯝꯃ ꯅꯪ ꯍꯟꯖꯜꯂ ꯅꯆꯥꯅꯤꯗꯨꯒꯤ ꯈꯜꯂ ꯃꯥꯅ ꯇꯧꯔꯔꯣꯏꯒꯦ ꯍꯥꯏꯕꯅꯤꯅ ꯑꯗꯨꯝ ꯅꯪ ꯍꯟꯖꯟꯕꯅꯗꯤ ꯐꯩꯌꯦꯅ ꯑꯩꯅ ꯍꯥꯏꯈꯤꯕꯀꯣ ꯍꯣꯏ ꯑꯗꯨꯕꯨ ꯌꯦꯡꯉꯨ ꯅꯣꯏ ꯃꯨꯟꯅ ꯈꯟꯅꯧꯑꯣꯅ ꯃꯥꯅꯦ ꯁꯨꯃꯥꯏꯅ ꯃꯥꯁꯨ ꯉꯥꯎꯆꯠꯅꯕꯗꯣ ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯅ ꯃꯥꯅꯦ ꯈꯪꯗ꯭ꯔꯤꯅꯦꯕ ꯑꯗꯩ ꯍꯣꯏ ꯏꯕꯦꯝꯃ ꯑꯃꯈꯛꯁꯨ ꯁꯨꯃꯥꯏꯅ ꯇꯥꯟꯅꯔꯛꯑꯦ ꯃꯥꯁꯦ ꯃꯥ ꯃꯤꯔꯣꯟꯕ ꯃꯆꯥꯁꯦ ꯃꯤꯔꯣꯟꯕ ꯊꯥ 3ꯃꯨꯛ ꯁꯨꯔꯦ ꯑꯗꯨ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯅꯨꯄꯥꯁꯤꯅ ꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏ ꯃꯦꯁꯦꯖ ꯀꯩꯀꯩ ꯈꯔ ꯊꯥꯅꯔꯨꯏ ꯑꯗꯨꯗ ꯅꯨꯄꯥꯁꯤꯅ ꯐꯥꯈ꯭ꯔꯦ ꯅꯪ ꯅꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯒ ꯃꯤꯒ ꯅꯨꯄꯥ ꯀꯣꯏꯕ ꯑꯗꯨꯏꯗꯤ ꯅꯪꯒꯤ ꯅꯨꯄꯥꯁꯤ ꯃꯆꯥ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯏꯆꯥ ꯑꯣꯏꯔꯝꯃꯣꯏꯅ ꯈꯟꯅꯗꯅ ꯐꯨꯅꯗꯅ ꯑꯍꯤꯡꯁꯤꯗ ꯅꯨꯄꯥ ꯃꯄꯥꯝ ꯀꯧꯗꯅ ꯑꯗꯩ ꯅꯨꯄꯥꯗꯣ ꯄꯨꯊꯣꯛꯎ ꯀꯧ ꯈꯣꯠꯂꯣꯟ ꯇꯧꯅꯗꯅ ꯃꯥꯅ ꯃꯃꯤꯡ ꯂꯩꯐꯝꯁꯦ ꯍꯥꯏꯗꯣꯛꯇ꯭ꯔꯕ ꯑꯗꯨꯒꯗꯤ ꯑꯩ ꯁꯨꯝ ꯄꯨꯡꯊꯥ ꯊꯥꯅꯕꯅꯤ ꯊꯑꯣꯏꯅ ꯎꯅꯔꯨꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯤꯗꯣ ꯀꯧꯔꯨꯕ ꯌꯥꯔꯣꯏ ꯑꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯈꯤꯕ ꯂꯩꯇꯦ ꯑꯗꯨꯅ ꯃꯤꯗꯣ ꯏꯆꯥ ꯑꯉꯥꯡꯁꯦ ꯃꯥꯏꯅꯦ ꯍꯥꯏꯔꯨꯕ ꯌꯥꯔꯣꯏ ꯑꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯗꯤ ꯑꯩꯗꯤ ꯅꯪ ꯂꯩꯃꯤꯟꯅ ꯉꯝꯃꯣꯏ ꯏꯆꯥꯁꯦ ꯑꯩ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯔ ꯃꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕꯀ ꯇꯧꯔꯒ ꯐꯝꯅꯗꯅ ꯑꯍꯤꯡꯗꯨꯗ ꯑꯗꯨꯝ ꯃꯥꯁꯦ ꯋꯥ ꯂꯣꯏꯁꯟꯅꯔ ꯃꯄꯥꯝꯗ ꯄꯣꯔꯛꯈꯤꯕꯖꯥꯠꯅꯤ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯁꯦꯡꯅ ꯃꯥꯅ ꯁꯤ ꯑꯩ ꯍꯣꯏ ꯃꯦꯁꯦꯖ ꯀꯩꯗꯤ ꯊꯥꯅꯔꯨꯔꯦ ꯑꯩ ꯂꯥꯜꯂꯦ ꯑꯗꯨ ꯑꯩꯃꯛ ꯅꯨꯄꯥꯗꯨꯒ ꯎꯅꯗꯅ ꯈꯣꯠꯇꯅ ꯖꯨꯒꯣꯠ ꯆꯥꯗꯕ ꯂꯤꯆꯠꯇꯤ ꯆꯠꯂꯨꯗꯦ ꯑꯗꯨ ꯃꯥꯅ ꯃꯥꯏ ꯃꯆꯥ ꯅꯠꯇꯦꯅ ꯁꯨꯃꯥꯏꯅ ꯕꯗꯅꯥꯝ ꯇꯧꯕꯁꯤꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯃꯥꯏ ꯃꯊꯛꯇ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕꯀ ꯇꯧꯔꯒ ꯅꯝꯗꯅ ꯅꯨꯃꯤꯠꯇꯨꯗ ꯂꯣꯏꯁꯟꯅꯔꯛꯄꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯀꯩꯀꯩ ꯇꯧ ꯌꯥꯒꯦꯅ ꯃꯥꯁꯨ ꯇꯥꯟꯅꯔꯛꯄꯅꯦꯕ ꯈꯪꯗꯦꯗ ꯏꯕꯦꯝꯃ ꯑꯇꯩ ꯃꯇꯝꯗ ꯀꯣꯏꯅꯕꯗꯤ ꯀꯣꯏꯅꯕꯅꯤ ꯑꯃꯨꯛ ꯃꯥꯅꯦ ꯊꯥ ꯂꯦꯞꯄꯤꯉꯩꯗꯨꯗꯗꯤ ꯌꯥꯝ ꯂꯨꯕ ꯄꯣꯠꯅꯤ ꯑꯗꯨ ꯅꯨꯄꯥꯅ ꯆꯤꯡꯅꯈꯤꯕ ꯄꯣꯠ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯗꯨꯗꯩꯗꯨꯗ ꯄ꯭ꯔꯨꯞ ꯄꯨꯊꯣꯛꯎ ꯗꯤꯑꯦꯅꯦ ꯑꯗꯨ ꯑꯗꯥꯅ ꯇꯧꯔ ꯅꯪꯁꯦ ꯄꯤꯁꯜꯂꯨꯕꯗ ꯀꯩꯁꯨ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣ ꯃꯥꯅꯦ ꯑꯗꯨꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯣ ꯑꯗꯨꯏ ꯑꯉꯥꯡꯗꯣ ꯀꯩꯁꯨ ꯃꯥꯅ ꯂꯦꯞꯄꯔꯣꯏ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯃꯆꯥ ꯍꯥꯏꯗꯣ ꯇꯥꯍꯜꯂꯗꯣꯏꯅꯤ ꯅꯪꯅ ꯁꯦꯡꯅ ꯆꯠꯆꯔꯒꯁꯨ ꯑꯗꯨꯝ ꯅꯪꯅ ꯃꯦꯁꯦꯖ ꯁꯣꯏꯔꯤꯕꯅꯤꯅ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯈꯤꯕ ꯁꯤꯅꯤ ꯑꯗꯨꯅ ꯅꯨꯄꯤꯅ ꯌꯥꯝ ꯆꯦꯛꯁꯤꯟꯒꯗꯕꯁꯦ ꯅꯨꯄꯤꯗꯤ ꯃꯥꯅ ꯃꯤꯔꯣꯜꯂꯤꯁꯤ ꯅꯨꯄꯤꯅ ꯃꯤꯔꯣꯜꯂꯤꯅꯤ ꯅꯨꯄꯥꯅ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯗꯨ ꯀꯅꯥꯏ ꯃꯆꯥꯅꯣ ꯑꯗꯨ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨ ꯅꯨꯄꯤꯅꯗꯤ ꯅꯨꯄꯥꯗꯤ ꯃꯤꯔꯣꯟꯗꯕꯅꯤꯅ ꯑꯗꯨ ꯑꯩ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯔꯨꯕ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯁꯤꯗꯤ ꯌꯥꯝ ꯂꯨꯗ꯭ꯔꯥ ꯑꯗꯣ ꯌꯦꯡꯉꯣ ꯑꯗꯨꯝ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯈꯨꯟ ꯆꯥꯎꯈ꯭ꯔꯕꯗꯨꯅ ꯃꯤꯔꯣꯜꯂꯤꯉꯩꯗ ꯅꯨꯄꯥ ꯉꯥꯡꯅꯔꯝꯃꯦ ꯃꯥꯏ ꯃꯆꯥ ꯅꯠꯇꯦꯅ ꯈꯥꯏꯅꯈ꯭ꯔꯦ ꯍꯌꯦꯡꯋꯥꯏꯕꯨ ꯍꯥꯏꯍꯧꯔꯗꯣꯏꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯂꯨꯕ ꯄꯣꯠ ꯑꯃꯈꯛꯅꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯀꯩꯅꯣꯁꯦ ꯅꯨꯄꯥ ꯑꯃꯈꯛ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯁꯤ ꯆꯦꯜꯂꯛꯑꯒ ꯃꯣꯏꯁꯦ ꯇꯥꯟꯅꯕꯅꯦꯕ ꯃꯣꯏꯁꯨ ꯃꯊꯥ ꯌꯥꯝ ꯁꯥꯕ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯗ ꯉꯥꯏꯔꯤꯕ ꯀꯨꯏꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯃꯥꯅ ꯂꯩꯁꯥꯕꯤ ꯑꯃ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅꯅꯦ ꯍꯧꯖꯤꯛꯀꯤ ꯃꯥꯒ ꯀꯣꯏꯅꯔꯝꯃꯤꯕ ꯅꯨꯄꯤꯗꯣ ꯂꯩꯁꯥꯕꯤ ꯅꯠꯇꯦ ꯑꯩꯅ ꯂꯣꯏ ꯈꯪꯉꯦ ꯑꯗꯨ ꯃꯥꯁꯦ ꯆꯦꯜꯂꯨꯔꯕꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯦ ꯁꯟꯗꯣꯔꯛꯑꯦ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗ ꯑꯗꯨꯅ ꯅꯣꯏ ꯂꯥꯛꯎ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯠꯇ꯭ꯔꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏꯅ ꯃꯥꯅ ꯆꯦꯜꯂꯨꯕ ꯅꯨꯄꯥ ꯃꯐꯝ ꯄꯨꯊꯣꯛꯀꯗꯕꯅꯤ ꯑꯗꯩ ꯃꯥꯅ ꯂꯩꯁꯥꯕꯤ ꯅꯠꯇꯦ ꯈꯪꯉꯦ ꯍꯥꯏꯗꯣ ꯃꯥ ꯂꯩꯁꯥꯕꯤ ꯅꯠꯇꯦ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯄꯨꯊꯣꯛꯀꯗꯕꯅꯤꯅ ꯃꯣꯏꯁꯤꯅ ꯂꯥꯛꯑꯒ ꯃꯤ ꯃꯌꯥꯝ ꯂꯥꯛꯑ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯒꯤ ꯃꯇꯥ ꯁꯥꯗꯅ ꯃꯣꯏꯁꯦ ꯆꯠꯄꯁꯨ ꯀꯤꯕ ꯀꯩꯗꯧꯗꯣꯏꯅꯣꯅ ꯃꯣꯏꯁꯦ ꯂꯥꯛꯑꯝꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯤ ꯌꯥꯝ ꯂꯨꯏ ꯅꯣꯏ ꯑꯗꯨꯝ ꯃꯩꯔꯥ ꯄꯥꯏꯕꯤ ꯈꯔ ꯇꯧꯔꯒ ꯀ꯭ꯂꯕꯀꯤ ꯃꯤ ꯌꯥꯎꯔꯒ ꯃꯦꯟ ꯇꯥꯅ ꯆꯠꯂꯒ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨꯁꯣ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯈꯤꯕ ꯁꯨꯃꯥꯏꯅ ꯃꯊꯥ ꯁꯥꯕ ꯌꯥꯝ ꯂꯩꯅꯩꯕ ꯑꯗꯨꯅ ꯆꯤꯟ ꯌꯥ ꯁꯨꯝꯕꯁꯦ ꯌꯥꯝ ꯁꯨꯃꯥꯏꯅ ꯄꯨꯡꯌꯣꯟ ꯌꯣꯟꯕ ꯈꯣꯠꯄ ꯁꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯁꯤ ꯇꯧꯕꯤꯔꯣꯏꯗꯕꯅꯦꯕ ꯃꯥ ꯅꯨꯡꯁꯤꯅꯔꯝꯃꯦ ꯃꯥꯅ ꯅꯨꯄꯤ ꯑꯃ ꯊꯤꯈ꯭ꯔꯣ ꯃꯤ ꯂꯩꯁꯥꯕꯤꯗꯣ ꯀꯥꯏꯅꯈ꯭ꯔꯦꯀꯣ ꯑꯗꯨ ꯂꯩꯍꯧꯔꯦ ꯃꯤꯗꯨꯁꯨ ꯃꯕꯥꯅꯤ ꯀꯩ ꯃꯩ ꯂꯩꯅꯈꯤꯕꯅꯣ ꯑꯩꯈꯣꯏ ꯈꯪꯗꯦ ꯂꯩꯍꯧꯔꯦ ꯀꯩꯝ ꯍꯥꯏꯖꯔꯛꯇꯕꯗꯨꯗꯤ ꯃꯥ ꯇꯨꯃꯤꯟ ꯂꯩꯔꯣ ꯃꯥꯅ ꯀꯩꯗꯧꯕꯩ ꯑꯃꯨꯛ ꯃꯆꯤꯟ ꯃꯌꯥꯗꯣ ꯀꯥꯡꯉꯨꯔꯤ ꯑꯗꯨꯅꯤ ꯃꯤꯁꯨ ꯁꯥꯎꯔꯛꯑꯦꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝꯕꯁꯦ ꯇꯔꯥꯏ ꯑꯗꯨ ꯇꯣꯛꯄ ꯌꯥꯔꯣꯏꯗꯕ ꯊꯕꯛꯅꯦꯕ ꯑꯗꯨꯝ ꯂꯨꯅꯔꯗꯕꯅꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯊꯪꯗꯅ ꯑꯩꯈꯣꯏꯒꯤ ꯍꯣꯝꯗ ꯑꯩꯈꯣꯏꯒꯤ
ꯏꯆꯦ ꯑꯃꯈꯛ ꯂꯥꯛꯑꯝꯃꯤꯀꯣ ꯍꯣꯏ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯃꯊꯟꯇ ꯄꯣꯛꯄ ꯅꯨꯄꯥꯁꯦ ꯌꯥꯝ ꯇꯣꯅꯥꯟꯕ ꯑꯗꯨꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯑꯗꯨꯝ ꯃꯣꯏꯁꯦ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯃꯅꯦꯝ ꯃꯀꯨꯅꯕꯨꯗꯤ ꯍꯣꯠꯅꯔꯒ ꯃꯥꯅ ꯑꯗꯨꯝ ꯃꯦꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯅꯧꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯒ ꯑꯗꯨꯝ ꯃꯆꯥ ꯄꯣꯛꯂꯛꯑꯦ ꯑꯗꯨꯝ ꯃꯆꯥ ꯄꯣꯛꯄ ꯆꯠꯄꯒꯤ ꯄꯩꯁꯥ ꯑꯗꯩ ꯆꯦꯛ ꯆꯠꯄꯒꯤ ꯄꯩꯁꯥꯁꯦ ꯃꯥꯅ ꯁꯨꯝ ꯄꯨꯊꯣꯛꯄꯗꯣ ꯃꯄꯥꯝꯗꯩ ꯈꯔ ꯍꯪꯉꯁꯨ ꯏꯅꯥꯎ ꯈꯔ ꯑꯗꯩ ꯃꯆꯥꯁꯦ ꯑꯃꯨꯛ ꯄꯣꯛꯂꯛꯑꯦ ꯄꯩꯁꯥꯗꯤ ꯁꯨꯝ ꯋꯥꯠꯂꯛꯄꯅꯤꯅ ꯑꯗꯨꯝ ꯈꯔ ꯄꯨꯁꯟ ꯁꯨꯝ ꯇꯧꯈꯤꯕ ꯃꯥꯁꯦ ꯑꯗꯨꯒ ꯃꯥ ꯗꯨꯀꯥꯟ ꯑꯃ ꯐꯝꯃꯨꯕꯖꯥꯠꯅꯤ ꯄꯨꯔ ꯂꯥꯛꯑ ꯁꯨꯝ ꯍꯣꯠꯅꯔꯒ ꯗꯨꯀꯥꯟꯁꯤꯗꯩ ꯂꯧꯊꯣꯛ ꯗꯨꯀꯥꯟꯁꯦ ꯐꯝꯃꯃꯤꯅꯅ ꯗꯨꯀꯥꯟꯗꯩ ꯂꯧꯊꯣꯛꯑ ꯂꯣꯏ ꯆꯥꯕ ꯗꯨꯀꯥꯟꯗꯩ ꯂꯧꯊꯣꯛꯑ ꯄꯣꯠꯌꯦꯡ ꯄꯤꯕ ꯁꯦꯟꯗꯣꯡꯒꯗꯤ ꯑꯗꯨꯒ ꯆꯥꯟꯅꯗꯕ ꯑꯃꯨꯛꯁꯨ ꯄꯨꯔ ꯑꯃꯨꯛ ꯊꯥꯗꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯇꯦꯛ ꯁꯨꯝ ꯄꯨꯊꯈꯤꯕꯗꯩ ꯃꯥꯁꯦ ꯂꯥꯛ 9 ꯄꯨꯊ ꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯃꯈꯨꯠ ꯆꯥꯎꯋꯤ ꯄꯩꯁꯥ ꯄꯨꯊꯍꯜꯂꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗ ꯃꯤ ꯁꯦꯟ ꯁꯤꯀꯤ ꯑꯃꯐꯥꯎ ꯊꯧ ꯂꯥꯛꯇ꯭ꯔꯤ ꯑꯗꯨ ꯅꯪ ꯂꯥꯛꯄꯗꯩ ꯂꯥꯛꯑꯦ ꯑꯗꯨꯅ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯤꯁꯦ ꯃꯆꯥ 2 ꯂꯩꯔꯦ ꯆꯍꯤ ꯑꯗꯨꯝ 10 ꯁꯨꯔꯕꯅꯦꯕ ꯑꯗꯣ ꯅꯨꯄꯥꯗꯨꯅ ꯐꯖꯅ ꯄꯥꯟꯗꯕꯗꯒꯤ ꯑꯃꯨꯛꯇ ꯍꯦꯛꯇ ꯄꯨꯊꯈꯤꯕ ꯅꯠꯇꯦ ꯈꯒꯛꯇꯩ ꯁꯨm ꯑꯃꯗꯩ ꯈꯔ ꯄꯨ ꯗꯨꯀꯥꯟ ꯗꯨꯀꯥꯟ ꯐꯝꯕꯁꯨ ꯌꯥꯝ ꯂꯨꯕ ꯑꯃꯈꯛꯅꯦꯕ ꯁꯦꯟꯗꯣꯡꯅ ꯀꯣꯟꯅꯗ꯭ꯔꯗꯤ ꯐꯝꯗ ꯇꯣꯛꯊꯣꯛꯍꯧꯕꯅ ꯐꯩꯌꯦꯕ ꯃꯥꯅꯤ ꯄꯨꯔ ꯁꯨꯝ ꯊꯥꯗꯈꯤꯕꯗ ꯁꯨꯝ ꯑꯄꯨꯕꯗ ꯑꯃꯨꯛ ꯁꯦꯟꯗꯣꯏ ꯑꯃꯨꯛ ꯍꯨꯟꯗꯣꯛꯄ ꯑꯃꯨꯛ ꯁꯤꯟꯅꯊꯣꯛꯄ ꯂꯩꯇ꯭ꯔꯥ ꯑꯃꯨꯛꯁꯨ ꯄꯨꯊꯕ ꯄꯨꯔ ꯑꯃꯨꯛ ꯐꯝꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯈꯤꯕ ꯈꯪꯍꯧꯗꯕ ꯄꯣꯠꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔ ꯃꯥꯁꯨ ꯃꯊꯥ ꯌꯥꯝ ꯁꯥꯏꯅ ꯃꯥꯁꯦ ꯂꯥꯛꯑꯝꯃꯤ ꯍꯣꯝꯗ ꯈꯔꯅꯤ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏ ꯅꯨꯄꯥ ꯍꯣꯏꯗꯨꯅ ꯂꯣꯏ ꯁꯤꯡꯉꯒꯦ ꯈꯣꯠꯂꯒꯦꯅ ꯇꯧꯔ ꯄꯨꯒꯦꯗ ꯑꯩꯅꯁꯨ ꯅꯨꯄꯤꯁꯤꯃꯛꯇꯤ ꯀꯦꯗꯅ ꯃꯧꯗꯅ ꯐꯦꯁꯟ ꯐꯦꯔꯥꯡ ꯇꯧꯗꯅ ꯑꯇꯥꯡꯕ ꯐꯤꯔꯣꯜ ꯁꯦꯠꯇꯅ ꯅꯨꯡꯉꯥꯏꯊꯣꯛꯇꯅ ꯀꯦꯊꯣꯛꯇꯃꯥꯏꯅꯗꯤ ꯇꯧꯕ ꯅꯨꯄꯤꯗꯤ ꯃꯥꯟꯗꯦ ꯃꯥꯏ ꯃꯑꯣꯡꯁꯤ ꯑꯗꯨꯝ ꯎꯕꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯒ ꯄꯨꯊꯈꯤꯕꯗ ꯈꯪꯍꯧꯗꯕꯅꯦ ꯑꯗꯣ ꯃꯇꯨꯡꯗꯤ ꯏꯆꯦ ꯅꯪ ꯄꯨꯔꯨꯔꯅꯨ ꯅꯪ ꯊꯣꯡꯐꯝ ꯊꯣꯛꯐꯝ ꯊꯥꯛꯄ ꯊꯣꯡꯉ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯂꯣꯏ ꯍꯣꯠꯅꯍꯜꯂꯣ ꯅꯪꯅ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯦꯟꯕꯗ ꯅꯪ ꯂꯩꯇ꯭ꯔꯦ ꯅꯪ ꯊꯣꯡꯉꯨꯔꯅꯨ ꯑꯩ ꯂꯩꯇꯦꯅ ꯍꯥꯏꯔꯣ ꯑꯗꯩ ꯅꯪꯅ ꯁꯨꯕ ꯉꯝꯕ ꯈꯔ ꯍꯣꯠꯅꯔ ꯄꯨꯗꯕꯤꯗ ꯅꯪꯅ ꯅꯄꯥꯡꯒꯅ 2 ꯊꯣꯛꯄ꯭ꯔꯥ 3 ꯊꯣꯛꯄ꯭ꯔꯥ ꯁꯨꯔ ꯃꯦꯟꯒꯦꯗꯤ ꯃꯦꯜꯂꯨ ꯑꯅ ꯍꯥꯏꯔ ꯑꯗꯨꯃꯥꯏꯅ ꯆꯠꯃꯤꯟꯅꯍꯟꯈꯤꯕꯀꯣ ꯑꯗꯨꯅ ꯅꯨꯄꯤꯅ ꯁꯨꯃꯥꯏꯅ ꯄꯨꯔ ꯊꯕꯛ ꯁꯤꯜꯂꯨꯕꯗ ꯄꯨꯊꯕꯁꯦ ꯌꯥꯝ ꯂꯨꯕ ꯑꯃꯈꯛꯅꯤꯀꯣ ꯁꯤꯁꯨ ꯄꯨꯔꯒꯗꯤ ꯁꯨꯡꯁꯤꯟ ꯁꯤꯟꯗꯕ ꯅꯨꯄꯥꯅ ꯁꯤꯜꯍꯟꯕ ꯑꯗꯨ ꯄꯨꯗꯕꯤꯗ ꯏꯄꯥꯡꯒꯅ ꯀꯩꯅꯣꯝ ꯄꯨꯔꯒ ꯇꯥꯟꯕꯅ ꯐꯩꯕ ꯅꯨꯄꯤꯗꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯃꯈꯛ ꯑꯩꯁꯦ ꯌꯥꯝ ꯉꯛꯑꯕꯀꯣ ꯑꯩꯅ ꯀꯩꯅꯣ ꯁꯤꯁꯦ ꯑꯩꯅꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯏꯖꯔꯁꯤꯡ ꯀꯩꯁꯤꯡꯗꯗꯤ ꯁꯨꯝ ꯇꯥꯟꯅꯕꯒꯤꯗꯤ ꯂꯤꯈ꯭ꯔꯦꯕ ꯑꯗꯣ ꯑꯩꯁꯦ ꯁꯤꯗꯗꯤ ꯂꯤꯈ꯭ꯔꯕꯁꯦ ꯑꯩ ꯁꯤꯁꯦ ꯈꯪꯗ꯭ꯔꯦꯕꯀோ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯉꯛꯈꯤꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯤꯔꯣꯟꯕ ꯊꯥ ꯀꯩꯅꯣꯃꯨꯛ ꯁꯨꯔꯦꯅ ꯃꯥꯁꯦ ꯂꯥꯛꯑꯦꯕ 4-5 ꯑꯗꯨꯒ ꯃꯥ ꯍꯥꯏꯅꯤ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯁꯦ ꯃꯥꯁꯦ ꯀꯩꯅꯣ ꯄꯣꯠ ꯆꯩꯒ ꯄꯨꯔ ꯂꯥꯛꯏꯅꯦꯕ ꯑꯗꯣ ꯁꯤꯗꯩꯗ ꯑꯩ ꯂꯩꯔꯒꯦ ꯑꯗꯨꯒ ꯑꯩꯁꯦ ꯁꯤꯗ ꯀꯨꯛ ꯍꯥꯞꯄꯦ ꯆꯤꯔꯨꯕꯤꯇꯥꯅ ꯍꯥꯏꯔꯒꯦ ꯑꯗꯨꯒ ꯑꯩꯁꯦ ꯃꯤꯔꯣꯜꯂꯦ ꯑꯩ ꯀꯅꯥꯝ ꯈꯪꯍꯟꯗꯦ ꯑꯩ ꯅꯨꯄꯥꯁꯨ ꯏꯄꯥꯝꯁꯨ ꯅꯨꯄꯥ ꯃꯌꯨꯝꯁꯨ ꯀꯅꯥꯝ ꯈꯪꯍꯟꯗꯦ ꯑꯗꯣ ꯑꯩ ꯑꯉꯥꯡꯁꯦ ꯌꯣꯟꯊꯣꯛꯀꯦ ꯏꯆꯦꯅ ꯍꯦꯛ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯇ ꯂꯥꯎꯊꯣꯛꯄꯗꯣ ꯑꯗꯨꯒ ꯌꯣꯟꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩ ꯏꯆꯥ ꯄꯣꯛ ꯂꯣꯏꯔꯒ ꯀꯅꯥꯝ ꯈꯪꯍꯟꯗꯅ ꯑꯗꯨꯝ ꯍꯟꯈꯤꯒꯦ ꯑꯩꯁꯦ ꯃꯤꯠ ꯈꯖꯤꯛ ꯂꯥꯎꯊꯣꯛꯑꯦꯕ ꯀꯩꯅꯣꯅꯦ ꯅꯪ ꯍꯥꯏꯗꯨꯕꯨ ꯌꯥꯝ ꯂꯥꯏꯅꯒ ꯍꯦꯛꯇ ꯃꯣꯏꯅ ꯂꯥꯛꯑ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯝꯅꯦ ꯑꯩꯁꯦꯅ ꯍꯦꯛꯇ ꯃꯣꯏꯅ ꯍꯥꯏꯅꯒ ꯌꯥꯔꯗꯕꯅꯤ ꯍꯥꯏꯕꯒꯤꯀꯣ ꯊꯣꯛ ꯂꯥꯎꯅꯒ ꯑꯩꯗꯤ ꯐꯤ ꯄꯨꯔ ꯂꯥꯛꯑꯕꯅꯤ ꯏꯆꯦꯒꯤꯁꯤꯗ ꯀꯥꯏꯅ ꯍꯦ ꯍꯌꯦꯡ ꯑꯉꯥꯡꯗꯣ ꯄꯣꯛꯄꯗ ꯅꯪ ꯁꯤꯕ ꯅꯥꯕ ꯊꯣꯛꯑꯣ ꯑꯩꯁꯦ ꯖꯦꯟ ꯆꯪꯉꯣꯏꯗ꯭ꯔꯥ ꯑꯉꯥꯡ ꯑꯃ ꯄꯣꯛꯄꯕꯨ ꯑꯩꯅ ꯍꯥꯏꯗꯣꯛꯇꯅ ꯄꯣꯛꯄ ꯌꯥꯕ꯭ꯔꯥ ꯑꯗꯒꯤ ꯅꯪ ꯑꯉꯥꯡꯁꯦ ꯄꯣꯛꯄꯗ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯎꯗ ꯌꯥꯄꯣꯟꯇꯦ ꯅꯪ ꯅꯨꯄꯥ ꯁꯥꯏꯟ ꯇꯧꯗ ꯌꯥꯄꯣꯟꯇꯦ ꯍꯌꯦꯡ ꯁꯣꯏꯔ ꯉꯥꯝꯃꯗꯤ ꯀꯅꯥꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯇꯧꯕꯤꯔꯤꯅꯣꯅ ꯑꯩꯁꯦ ꯄꯨꯔꯥ ꯃꯤ ꯂꯂꯣꯟꯕ ꯇꯥꯔꯣꯏꯗ꯭ꯔꯥ ꯉꯥꯎꯕ꯭ꯔꯥ ꯅꯀꯣꯛꯇꯣ ꯆꯥꯛꯂꯛꯀꯅꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯁꯤ ꯃꯇꯥꯡꯁꯦ ꯍꯦꯛꯇ ꯍꯥꯏꯅꯤꯡꯉꯦꯕ ꯅꯪꯒꯤ ꯅꯥꯞ ꯆꯥꯗꯕꯗꯣ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯆꯠꯂꯣꯅ ꯏꯆꯦ ꯑꯩꯁꯦ ꯄꯩꯁꯥ ꯈꯔ ꯄꯨꯊꯕꯒꯤꯅꯤ ꯑꯩ ꯀꯔꯤꯝ ꯅꯠꯇꯦ ꯑꯩꯅ ꯑꯉꯥꯡꯁꯦ ꯑꯩ ꯈꯜꯂꯛꯏꯁꯦ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯏꯆꯦꯗ ꯑꯗꯨꯃꯥꯏꯅ ꯂꯥꯎꯊꯣꯛꯍꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦꯅ ꯑꯩ ꯄꯩꯁꯥꯁꯦ ꯈꯔ ꯄꯨꯊꯩ ꯈꯔ ꯋꯥꯏ ꯑꯗꯨꯗꯩꯗ ꯃꯤꯒꯤꯁꯨ ꯈꯔ ꯁꯤꯡꯗꯣꯛꯑꯒ ꯑꯩ ꯀꯩꯅꯣꯝ ꯇꯧꯍꯧꯒꯦꯅ ꯇꯧꯕꯅꯤ ꯇꯁꯦꯡꯅ ꯂꯩꯇꯕꯒꯤꯅꯦꯗ ꯑꯩꯅ ꯍꯥꯏꯔꯨꯔꯗꯤ ꯑꯩ ꯅꯨꯄꯥꯅ ꯌꯥꯔꯛꯑꯣꯏꯅ ꯑꯗꯨꯒꯤ ꯈꯟꯕꯅꯤ ꯏꯆꯦꯅ ꯍꯦ ꯑꯗꯨ ꯌꯥꯕ ꯅꯠꯇꯦ ꯆꯠꯂꯣ ꯂꯥꯡꯅꯣ ꯇꯥꯅꯤꯡꯗꯦꯅ ꯑꯩꯅ ꯑꯉꯥꯎꯕꯒꯤ ꯀꯣꯛ ꯍꯥꯏꯕꯀꯣ ꯑꯗ ꯂꯩꯔꯛꯇꯗꯤꯅꯦ ꯖꯥꯠ ꯈꯜꯂꯦ ꯑꯗꯨꯅꯦꯕ ꯑꯗꯩ ꯌꯦꯡꯉꯨ ꯀꯅꯥꯒꯨꯝꯕꯅꯗꯤ ꯑꯗꯣ ꯃꯥꯏ ꯅꯨꯄꯥꯁꯨ ꯈꯪꯍꯟꯗꯕ ꯃꯤꯔꯣꯜꯂꯒꯕꯨ ꯀꯅꯥꯝꯁꯨ ꯈꯪꯍꯟꯗꯕ ꯑꯗꯨꯁꯨꯀꯣ ꯆꯥꯕ ꯑꯉꯥꯡ ꯑꯣꯏꯔꯣꯏ ꯃꯤꯔꯣꯜꯂꯤꯗꯣ ꯃꯥꯏ ꯅꯨꯄꯥ ꯑꯣꯏꯔꯣꯏꯕꯨ ꯈꯟꯕ ꯌꯥꯗꯣꯏꯅꯦ ꯍꯥꯏꯕ ꯑꯗꯣ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯀꯗꯥꯏꯐꯥꯎ ꯆꯨꯝꯃꯤꯅꯣ ꯀꯗꯥꯏꯐꯥꯎ ꯂꯥꯜꯂꯤꯅꯣ ꯃꯥꯏ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯔꯤꯅꯣ ꯈꯪꯕ ꯅꯠꯇꯦꯕ ꯑꯗꯣ ꯑꯗꯨꯐꯥꯎꯒꯤ ꯊꯥꯛ ꯌꯧꯁꯜꯂꯛꯏꯅꯤ ꯑꯉꯥꯡꯁꯦ ꯂꯣꯟꯅ ꯄꯣꯛꯑꯝꯕ ꯌꯣꯟꯊꯣꯛꯑ ꯆꯠꯆꯈꯤꯒꯦ ꯍꯥꯏꯔꯤꯃꯤ ꯑꯩꯁꯦ ꯀꯤꯁꯜꯂꯛꯑꯦꯀꯣ ꯑꯩ ꯀꯤꯁꯜꯂꯛꯑꯕꯅꯤ ꯑꯗꯨꯃꯥꯏꯅ ꯃꯈꯟꯁꯦ ꯊꯦꯡꯅꯩꯌꯦ ꯑꯗꯣ ꯑꯁꯤꯒꯤꯗꯤ ꯀꯩꯅꯣ ꯋꯥꯔꯤꯁꯦ ꯁꯤꯗ ꯂꯣꯏꯁꯜꯂꯒꯦ ꯑꯗꯨꯒ ꯑꯩꯅ ꯍꯣꯝꯗ ꯍꯟꯗꯛ ꯁꯪꯒꯥꯏꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯒꯤ ꯕꯥꯔꯗꯦꯒꯤ ꯂꯥꯛꯄ ꯌꯥꯝ ꯂꯥꯛꯑꯦ ꯑꯗꯣ ꯑꯩꯁꯦ ꯉꯁꯤ ꯑꯗꯨꯒꯤ ꯐꯥꯏꯜꯗꯣ ꯄꯨꯔꯛꯇ꯭ꯔꯦꯕ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ
ꯀꯩꯅꯣꯁꯦ ꯃꯦꯁꯦꯖ ꯀꯃꯦꯟ ꯈꯔꯁꯦ ꯍꯣꯏ ꯍꯣꯏ ꯄꯥꯊꯣꯛꯑꯒ ꯑꯩꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯋꯥꯔꯤꯗꯤ ꯑꯩꯁꯦ ꯌꯥꯝ ꯂꯤꯅꯤꯡꯉꯤꯕꯀꯣ ꯍꯣꯏ ꯋꯥꯔꯤꯁꯦ ꯌꯥꯝ ꯂꯩꯔꯤ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯈꯛ ꯂꯤꯔꯕꯅꯤꯅ ꯀꯩꯅꯣꯁꯨ ꯃꯌꯥꯝ ꯑꯃ ꯀ꯭ꯔꯥꯏꯝ ꯌꯥꯝꯃꯦ. ꯑꯞꯗꯦꯠꯀ ꯀꯩꯁꯤꯁꯨꯅꯦ ꯅꯝꯖꯜꯂ ꯃꯌꯥꯝ ꯂꯩꯔꯕꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯀꯣ ꯁꯤꯁꯦ ꯑꯩꯅ ꯉꯥꯏꯍꯥꯛꯃꯨꯛ ꯄꯥꯕꯗꯁꯨ ꯊꯧꯕꯅꯦꯕ ꯍꯣꯏ. ꯑꯩ ꯊꯦꯡꯉꯦꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯍꯤꯡꯗꯧꯒ ꯀꯤꯖꯩ ꯃꯣꯏꯒꯤ ꯃꯍꯩ ꯃꯔꯥꯡꯁꯦ ꯖꯥꯗꯨ ꯃꯟꯇ꯭ꯔꯁꯦ ꯃꯤ ꯌꯥꯝ ꯐꯠꯅꯗ꯭ꯔꯦ ꯇꯥꯕꯗ ꯇꯨ ꯆꯨꯡꯉꯤ ꯍꯥꯏꯕꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯑꯩ ꯁꯣꯔ ꯐꯨꯜꯂꯦ ꯃꯥꯏꯕꯗꯨꯁꯨ ꯐꯨꯠꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯄ꯭ꯔꯣꯄꯔꯇꯤꯕꯨ ꯃꯥꯡ ꯇꯥꯛꯇꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯦꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯂꯦꯒꯥꯠꯀꯤꯗꯨꯅꯦꯕ ꯑꯗꯩ ꯑꯋꯥꯡ ꯖꯤꯔꯤꯗꯁꯨ ꯃꯥꯏꯕ ꯌꯥꯝ ꯂꯩ ꯚꯨꯠꯅ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯅꯗ꯭ꯔꯦ ꯍꯥꯏꯕꯀꯣ ꯑꯋꯥꯡ ꯖꯤꯔꯤ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯗꯒꯤ ꯃꯊꯪꯗꯅ ꯃꯤꯁꯦ ꯈꯣꯡꯉꯥꯎ ꯃꯥꯟꯅꯗꯦꯀꯣ ꯍꯥꯏꯕ ꯃꯥꯅꯦ ꯑꯉꯥꯎ ꯃꯈꯜ ꯌꯥꯝꯃꯦ ꯍꯥꯏꯕꯗꯣ ꯍꯣꯏ ꯑꯗꯩ ꯃꯊꯪꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯃꯇꯣꯝꯇ ꯄꯣꯛꯄꯗꯣ ꯍꯥꯏꯕ ꯑꯁꯦꯡꯕꯒꯤ ꯅꯨꯡꯉꯥꯏꯇꯦ ꯏꯕꯦꯝꯃꯗꯣ ꯁꯨꯛ ꯆꯨꯛꯊꯖꯩꯕꯀꯣ ꯃꯊꯪꯗꯅ ꯍꯧꯖꯤꯛꯇꯤ ꯏꯪꯕꯁꯨ ꯍꯟꯊꯔꯦ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟꯁꯦ ꯑꯗꯨꯝ ꯄꯤꯅꯔꯁꯦꯅ ꯍꯥꯏꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯩ ꯃꯊꯪꯗꯅ ꯑꯩꯈꯣꯏꯔꯣꯝꯗꯁꯨ ꯂꯩꯌꯦ ꯂꯥꯏ ꯈꯨꯔꯝꯕꯗ ꯍꯔꯥꯎꯕ ꯑꯗꯨꯅ ꯌꯨꯝꯕꯨꯗꯤ ꯐꯖꯔꯦ ꯍꯥꯏꯕ ꯃꯊꯪꯗꯅ ꯕ꯭ꯂꯦꯛ ꯑꯥꯔꯠ ꯇꯧꯗꯅ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯏꯁꯣꯔꯅ ꯆꯩꯔꯥꯛ ꯄꯤꯕꯤꯔꯗꯤ ꯀꯌꯥꯗ ꯀꯂꯛ ꯄꯦꯟꯒꯅꯤ ꯍꯥꯏꯕꯀꯣ ꯑꯗꯨꯃꯛꯅꯤ ꯑꯗꯩ ꯃꯊꯪꯗꯅ ꯅꯦꯅꯦ ꯑꯩꯗꯤ ꯋꯥꯔꯤ ꯂꯤꯕꯁꯦ ꯍꯧꯕꯗꯩ ꯂꯣꯏꯐꯥꯎ ꯆꯨꯝꯅ ꯂꯤꯕꯁꯤ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯗꯦ ꯀꯃꯥꯏꯅ ꯂꯤꯗꯣꯏꯅꯣ ꯀꯣꯟꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯏ ꯍꯥꯏꯕꯀꯣ ꯁꯤꯀ꯭ꯋꯦꯟꯁ ꯅꯥꯏꯅ ꯂꯤꯕ ꯉꯝꯗꯕꯗꯣ ꯍꯣꯏ ꯑꯗꯣ ꯋꯥꯔꯤꯁꯦ ꯁꯨꯝ ꯐꯖꯅ ꯇꯥꯈ꯭ꯔꯗꯤ ꯉꯝꯃꯦꯕ ꯁꯤꯁꯦ ꯍꯣꯏ ꯑꯗꯨ ꯊꯋꯥꯏ ꯌꯥꯎꯅ ꯑꯩꯁꯨ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯔꯒ ꯇꯥꯔꯗꯤꯀꯣ ꯉꯝꯗꯦ ꯍꯣꯏ ꯑꯗꯨꯗꯩꯗꯤ ꯃꯊꯪꯗꯅ ꯀꯩꯅꯣꯁꯦ ꯌꯥꯎꯁꯪꯒꯤ ꯅꯨꯡꯉꯥꯏꯕ ꯀꯌꯥꯕꯨ ꯅꯥꯊꯩꯔꯝꯂꯒ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤꯗꯃꯛꯇ ꯃꯃꯜ ꯌꯥꯝꯂꯕ ꯏꯄꯤꯁꯣꯠ ꯍꯥꯞꯀꯠꯄꯤꯔꯛꯄꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯎꯁꯪꯒꯤ ꯍꯥꯞꯀꯠꯂꯔꯣꯏꯗ꯭ꯔꯥ ꯈꯟꯖꯔꯨꯕꯅꯤ ꯍꯥꯏꯕꯀꯣ ꯍꯣꯏ ꯍꯣꯏ ꯀꯩꯅꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯁꯨ ꯑꯗꯨꯅꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯀ ꯍꯥꯞꯀꯠꯂꯦ ꯑꯗꯣ ꯉꯁꯤꯒ ꯑꯃꯨꯛ ꯌꯥꯎꯁꯪ ꯂꯣꯏꯕ ꯅꯨꯃꯤꯠꯁꯨ ꯇꯥꯈꯤꯗꯅ ꯃꯃꯥꯡꯒꯤꯗꯣ ꯍꯣꯏ ꯍꯥꯞꯀꯠꯍꯧꯗ꯭ꯔꯗꯤ ꯑꯃꯨꯛ ꯃꯈꯣꯏꯁꯦ ꯉꯥꯡꯕꯤꯔꯛꯑꯅꯦꯅ ꯍꯥꯞꯀꯠꯂꯤꯅꯦ ꯑꯗꯒꯤ ꯃꯊꯪꯗꯅ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯅꯥꯈꯣꯛꯄꯒꯤ ꯃꯇꯥꯡꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕ ꯉꯁꯥꯏ ꯑꯩꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯅ ꯅꯥꯈꯣꯛꯑꯝꯃꯦ ꯍꯥꯏꯕꯗꯣ ꯑꯗꯩ ꯃꯊꯪꯗꯅ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛ ꯁꯤꯒꯨꯝꯕꯁꯤ ꯇꯧꯁꯟꯕꯤꯔꯦ ꯑꯗꯩ ꯐꯠꯈꯤꯗ꯭ꯔꯕ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯕ ꯊꯦꯡꯅꯕ ꯉꯥꯛꯇꯅꯤ ꯌꯨꯝꯒꯤ ꯀꯥꯡꯈꯜ ꯁꯨꯔꯒ ꯐꯧꯕꯗ ꯋꯥꯆꯦꯠꯅ ꯌꯥꯝꯅ ꯄꯣꯁ ꯇꯥꯅ ꯂꯣꯟꯁꯤꯜꯂꯝꯂꯤꯕꯅꯤ ꯕ꯭ꯂꯦꯛ ꯑꯥꯔꯠꯁꯦ ꯇꯧꯗꯦ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯅ ꯍꯦꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯉꯛꯄꯅꯤ ꯁꯨꯅꯤꯡꯗꯕꯤꯗ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕꯗ ꯀꯜꯂꯛꯄ ꯃꯤꯁꯨ ꯌꯥꯝ ꯂꯩ ꯍꯥꯏꯕꯀꯣ ꯑꯗꯩ ꯃꯊꯪꯗ ꯑꯁꯦꯡꯕꯒꯤ ꯅꯨꯄꯤ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯁꯦ ꯇꯁꯦꯡꯅ ꯆꯨꯝꯂꯝꯒꯅꯤ ꯄꯦꯟꯊꯣꯛꯂꯒ ꯍꯤꯡꯕ ꯉꯥꯛꯇꯅꯤ ꯍꯥꯏꯀꯣ ꯃꯊꯪꯗꯅ ꯕ꯭ꯂꯦꯛ ꯑꯥꯔꯠꯁꯤꯗꯤ ꯕꯦꯔꯥꯅꯤꯍꯦ ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯦ ꯑꯃꯁꯨ ꯃꯥꯏꯕꯤ ꯑꯃꯅ ꯆꯍꯤ 30 ꯍꯦꯜꯂꯦ ꯄꯩꯁా ꯆꯨꯞꯂꯒ ꯂꯩꯔꯤ ꯍꯥꯏꯅꯕ ꯌꯥꯗꯦ ꯉꯁꯤꯁꯨ ꯑꯗꯣ ꯑꯋꯥꯕ ꯑꯃꯅꯤ ꯑꯩꯈꯣꯏ ꯏꯁꯥꯗ ꯄꯥꯜꯂꯦ ꯋꯥꯔꯤꯁꯦ ꯍꯥꯏꯕ ꯑꯗꯩ ꯃꯊꯪꯗꯅ ꯊꯤꯔꯁꯨ ꯂꯩꯇꯦ ꯑꯗꯩꯗꯤ ꯊꯤꯔꯨꯗ꯭ꯔꯁꯨ ꯏꯔꯥꯏ ꯍꯦꯛ ꯂꯥꯏꯅ ꯂꯩ ꯍꯥꯏꯗꯨꯅꯤ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯍꯥꯏꯕꯁꯦ ꯑꯩꯒꯤꯁꯨ ꯃꯧꯅ ꯃꯇꯩ ꯃꯅꯥꯎ ꯈꯟꯅꯕꯗ ꯅꯣꯏ ꯏꯃꯨꯡꯁꯦ ꯃꯤꯅꯤꯠꯁꯇ ꯂꯣꯏꯍꯜꯂꯨꯔꯥ ꯅꯄꯨꯟꯁꯤꯗꯣ ꯃꯥꯡꯒꯦꯔꯥ ꯁꯣꯔꯣꯛꯇ ꯀꯧꯇꯥ ꯈꯨꯜꯂꯒ ꯂꯩꯒꯦꯔꯥ ꯍꯦꯛ ꯍꯥꯏ ꯑꯗꯩꯗꯤ ꯍꯧꯖꯤꯛꯅ ꯃꯄꯥꯝꯗ ꯂꯩꯈ꯭ꯔꯦ ꯏꯆꯥꯁꯨ ꯅꯥꯔ ꯂꯩꯍꯧꯔꯦ ꯑꯩꯁꯨ ꯅꯣꯡꯃ ꯂꯥꯛꯂꯒ ꯋꯥꯔꯤ ꯂꯤꯖꯒꯦ ꯍꯥꯏꯕꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯇꯥꯕꯗ ꯁꯣꯔꯒ ꯐꯨꯜꯂꯦꯗ ꯏꯃꯨꯡ ꯑꯃꯃꯝꯒꯤ ꯁꯥꯊꯤꯕ ꯇꯝꯊꯤꯕ ꯋꯥꯔꯤ ꯂꯣꯏꯅ ꯂꯩꯕꯖꯥꯠꯅꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯅꯨꯄꯤ ꯃꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯦ ꯑꯅ ꯍꯥꯏꯕꯀꯣ ꯑꯗꯩ ꯏꯆꯦꯅ ꯃꯌꯥꯝ ꯑꯃ ꯂꯤꯊꯣꯛꯇꯨꯅ ꯈꯪꯍꯟꯕꯤꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏ ꯍꯥꯏ ꯑꯗꯩ ꯃꯊꯪꯗꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯇꯥꯅꯤ ꯈꯟꯕꯗ ꯌꯥꯎꯁꯪ ꯏꯁꯄꯣꯔꯠꯁ ꯌꯦꯡꯕꯒ ꯆꯠꯅꯤꯡꯗ꯭ꯔꯦ ꯍꯥꯏꯀꯣ ꯑꯗꯩꯗꯤ ꯃꯊꯪꯗꯅ ꯑꯄꯥꯟꯕ ꯃꯤ ꯌꯥꯝ ꯂꯩ ꯌꯨꯝꯕꯥꯜꯁꯨ ꯑꯐꯕ ꯑꯣꯏꯔꯔꯣꯏ
ꯑꯩꯒꯤꯁꯨ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯑꯋꯥꯕꯁꯤ ꯀꯅꯥꯅꯁꯨ ꯈꯪꯕꯤꯗꯦ ꯄꯨꯟꯁꯤꯁꯦ ꯋꯥꯔꯦ ꯑꯩꯗꯤ ꯏꯆꯥ ꯑꯅꯤꯁꯦ ꯀꯩꯅꯣ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩꯕ ꯌꯥꯕꯗꯤ ꯅꯠꯇꯦ ꯄꯨꯟꯁꯤꯁꯦ ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯕ ꯃꯊꯪꯗꯅ ꯑꯍꯥꯟꯕ ꯋꯥꯔꯤꯁꯤꯒꯤ ꯏꯆꯦꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯆꯦ ꯅꯪꯒꯤ ꯅꯔꯥꯜ ꯂꯩꯇꯦ ꯅꯪꯅ ꯁꯣꯏꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯔꯥꯜ ꯂꯩꯔꯤꯗꯤ ꯅꯪꯒꯤ ꯍꯛꯆꯥꯡ ꯁꯣꯛꯈꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯅꯤ ꯏꯃꯥ ꯏꯄꯥꯒꯤ ꯁꯄꯣꯔꯠ ꯌꯥꯎꯗꯕꯤꯗ ꯅꯪꯅ ꯋꯥꯅ ꯍꯤꯡꯅꯕ ꯍꯣꯠꯅꯔꯛꯄ ꯅꯊꯧꯅꯥ ꯌꯥꯝꯅ ꯂꯩ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯐꯥꯎꯔꯝꯒꯗꯕ ꯀꯞꯄꯝꯒꯗꯕ ꯈꯜꯂꯨꯕꯗ ꯑꯩꯁꯨ ꯌꯥꯝꯅ ꯀꯞꯅꯤꯡꯉꯤ ꯏꯆꯦ ꯁꯨꯏꯁꯥꯏꯗꯀ ꯇꯧꯕ ꯌꯥꯗꯦꯀꯣ ꯅꯪ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯅꯪꯒꯤ ꯅꯔꯥꯜ ꯂꯩꯇꯦ ꯅꯪꯗꯤ ꯋꯥꯔꯤꯌꯔ ꯑꯃꯅꯤ ꯅꯪꯁꯤ ꯁꯔꯚꯥꯏꯚꯔ ꯑꯃꯅꯤ ꯑꯗꯩꯗꯤ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝꯕꯨ ꯃꯤꯠ ꯅꯥ ꯁꯤꯡꯍꯟꯕꯤꯕꯒꯤꯗꯃꯛ ꯅꯪꯅ ꯖꯥꯇꯤ ꯑꯇꯣꯞꯄ ꯑꯃꯒꯤ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯜꯂꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯆꯦꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯗꯤ ꯌꯥꯔꯦ ꯏꯆꯦꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯄꯨꯟꯁꯤꯗ ꯌꯥꯝ ꯋꯥꯈ꯭ꯔꯁꯨ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯃꯥꯁꯦ ꯖꯥꯇꯤ ꯑꯇꯣꯞꯄ ꯍꯥꯏꯁꯦ ꯃꯌꯥꯡꯗꯤ ꯅꯠꯇꯦꯀꯣ ꯃꯥꯅ ꯄꯥꯜꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯇꯥꯃꯤꯟꯅꯕꯈꯩꯅꯦꯕ ꯑꯗꯨ ꯃꯥꯅ ꯁꯨꯝ ꯃꯩꯇꯩꯗ ꯄꯥꯟꯕꯁꯨ ꯀꯤꯕꯀꯣ ꯑꯗꯨꯃꯥꯏꯅꯅꯦꯕ ꯃꯥꯒꯤ ꯑꯣꯏꯔꯤꯗꯣ ꯑꯗꯨꯒ ꯃꯥꯅ ꯍꯥꯏ ꯃꯊꯪꯅ ꯅꯁꯥꯅ ꯌꯥꯅ ꯇꯧꯈꯤꯕ ꯅꯠꯇꯦ ꯀꯩꯒꯤ ꯋꯥꯈꯜ ꯍꯟꯊꯗꯣꯏꯅꯣ ꯅꯨꯄꯥ ꯃꯥꯒꯤꯁꯨ ꯑꯔꯣꯟꯕ ꯋꯥꯔꯤ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯂꯩꯁꯨ ꯂꯩꯔꯤꯕꯅꯤ ꯃꯌꯥꯝ ꯑꯃ ꯋꯥꯈꯜ ꯍꯟꯊꯒꯅꯨ ꯍꯥꯏꯕꯀꯣ ꯃꯊꯪꯗꯅ ꯀꯩꯗꯧꯕꯒꯤ ꯃꯩ ꯊꯥꯗꯣꯛꯇꯣꯏꯅꯣ ꯅꯪꯒꯤ ꯀꯔꯤ ꯅꯔꯥꯜꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯉꯣꯟꯗ ꯇꯧꯈꯤꯕ ꯃꯤꯁꯤꯡꯗꯣ ꯑꯋꯥꯕ ꯇꯥꯍꯟꯕꯤꯌꯣ ꯍꯥꯏꯅ ꯂꯥꯏꯗ ꯅꯨꯡꯇꯤꯒꯤ ꯈꯣꯏꯔꯝꯃꯣ ꯍꯥꯏꯕꯀꯣ ꯃꯊꯪꯗꯅ ꯏꯅꯥꯎ ꯁꯨꯔꯖꯅ ꯃꯦꯗꯤꯌꯥ ꯄꯥꯔꯁꯟ ꯑꯣꯏꯕꯅꯤꯅ ꯗ꯭ꯔꯦꯁ ꯃꯦꯠꯆꯤꯡ ꯇꯨꯃꯤꯟꯅ ꯁꯦꯝꯂꯝꯒꯅꯤ ꯏꯅꯥꯎ ꯔꯣꯕꯤꯇꯥ ꯈꯪꯍꯟꯗꯅ ꯑꯃꯨꯛ ꯆꯥꯟꯅꯕꯗꯣ ꯃꯊꯪꯗꯅ ꯀꯩꯗꯧꯁꯤꯗꯣꯏꯅꯣ ꯅꯁꯥꯅ ꯌꯥꯔꯒ ꯆꯠꯈꯤꯕ ꯂꯝꯆꯠ ꯅꯠꯇꯦ ꯆꯥꯎꯊꯣꯛꯅ ꯍꯤꯡꯉꯨ ꯍꯥꯏꯕꯀꯣ ꯃꯊꯪꯗꯅ ꯃꯆꯥ ꯑꯃ ꯂꯩꯔꯕꯅꯤꯅ ꯁꯤꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯀꯣ ꯅꯃꯥꯒꯨꯝꯂꯕꯤ ꯑꯩꯒꯤ ꯋꯥꯈꯜꯅꯤ ꯑꯩ ꯏꯁꯥꯒꯤ ꯆꯍꯤ 65 ꯁꯨꯔꯦ ꯍꯥꯏꯕ ꯑꯍꯟꯈꯩꯐꯥꯎ ꯇꯥꯔꯒ ꯀꯃꯦꯟ ꯄꯤꯕꯤꯔꯛꯏꯅꯤꯀோ ꯑꯗꯨꯒ ꯀꯔꯤꯒꯤ ꯁꯤꯗꯣꯏꯅꯣ ꯋꯥꯈꯜ ꯁꯣꯟꯊꯕ ꯌꯥꯗꯦ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯏꯆꯦ ꯍꯤꯡꯈꯣ ꯃꯇꯝ ꯁꯥꯡꯅ ꯑꯉꯥꯡꯁꯤꯡꯒꯤ ꯈꯜꯂꯒ ꯏꯆꯦꯅ ꯂꯥꯏꯕꯛ ꯊꯤꯔꯒꯁꯨ ꯑꯉꯥꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯜꯂꯣꯏꯁꯤ ꯁꯤꯒꯨꯝꯕ ꯀꯌꯥꯁꯦ ꯍꯥꯏꯕꯀꯣ ꯃꯊꯪꯗꯅ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯡꯁꯤꯗꯤ ꯁꯤꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯊꯧꯅꯥ ꯂꯩꯌꯣ ꯄꯨꯝꯅꯃꯛ ꯊꯦꯡꯅꯒꯗꯕꯅꯤ ꯍꯥꯏꯕ ꯃꯊꯪꯗ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯅꯦꯅꯦꯒꯤ ꯅꯔꯥꯟ ꯀꯔꯤꯝꯇ ꯂꯩꯇꯦꯀꯣꯅ ꯍꯥꯏꯕ ꯑꯗꯩꯗꯤ ꯏꯆꯦꯒꯤ ꯋꯥꯔꯤꯁꯦ ꯇꯥꯗ꯭ꯔꯗꯤ ꯑꯩ ꯊꯕꯛ ꯁꯨꯐꯝ ꯈꯪꯗꯦ ꯑꯗꯨꯝ ꯂꯣꯏꯕ ꯐꯥꯎ ꯇꯥꯖꯩ ꯑꯩ ꯀꯃꯦꯟ ꯁꯨꯡꯄꯥ ꯄꯥꯕꯤꯔꯛꯇꯦ ꯍꯥꯏꯕꯀꯣ ꯉꯁꯤꯗꯤ ꯄꯥꯔꯦꯀꯣ ꯑꯗꯩ ꯏꯆꯦꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯕ ꯁꯨꯃꯥꯏꯅꯅꯦ ꯃꯥꯟꯅꯕ ꯌꯥꯝ ꯂꯩꯔꯤꯀꯣ ꯑꯗꯩ ꯀꯩꯗꯧꯕꯒꯤ ꯁꯤꯗꯣꯏꯅꯣ ꯅꯨꯡꯉꯥꯏꯅ ꯍꯤꯡꯉꯨ ꯍꯥꯏ ꯑꯗꯩ ꯏꯆꯦ ꯌꯥꯎꯁꯪ ꯌꯥꯎꯁꯪ ꯃꯥꯡ ꯊꯥꯔꯛꯈꯤꯕꯅꯦꯕꯁꯦ ꯏꯆꯦ ꯌꯥꯎꯁꯪ ꯌꯧꯔꯛꯄꯁꯦ ꯄꯥꯈꯪꯗꯤ ꯂꯥꯏꯔꯗꯅ ꯅꯨꯄꯤ ꯊꯤꯕꯈꯩꯅ ꯍꯦꯜꯂꯦ ꯍꯔꯥꯎꯕ ꯑꯗꯨꯅ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯆꯦꯛꯁꯤꯜꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯀꯣ ꯍꯟꯗꯛꯇꯤ ꯌꯥꯎꯁꯪ ꯂꯣꯏꯕꯒꯤ ꯌꯥꯎꯁꯪꯁꯦ ꯀ꯭ꯔꯥꯏꯝ ꯑꯝꯇ ꯊꯣꯛꯈꯤꯗ꯭ꯔꯦ ꯑꯗꯩ ꯍꯧꯈꯤꯕ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯇꯤ ꯁꯦꯡꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯅꯆꯥ ꯌꯣꯛꯑꯒ ꯍꯤꯡꯉꯨ ꯍꯥꯏꯀꯣ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯇꯥꯅ ꯇꯥꯔꯝꯃꯦ ꯑꯗꯨꯒ ꯍꯦꯜꯄꯔ ꯍꯪꯕꯩ ꯀꯣꯜ ꯇꯧꯔꯛꯄ ꯅꯨꯄꯥꯗꯨꯒꯤ ꯃꯇꯥꯡꯗꯣ ꯅꯣꯛꯄꯗ ꯉꯝꯗ꯭ꯔꯦ ꯄꯥꯈꯪꯅ ꯄꯥꯏꯕ ꯕꯣꯜꯂ ꯂꯩꯁꯥꯕꯤꯅ ꯄꯥꯏꯕ ꯕꯣꯜꯂꯗꯣ ꯃꯊꯪꯗꯅ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤꯒ ꯌꯥꯝ ꯃꯥꯟꯅꯕ ꯇꯥꯡꯀꯛ ꯌꯥꯝ ꯌꯥꯎꯏ ꯏꯆꯦ ꯊꯦꯡꯅꯕꯗ ꯃꯤꯅ ꯈꯪꯉꯣꯏ ꯄ꯭ꯔꯣꯛ ꯌꯥꯝ ꯆꯥꯛꯑꯦ ꯍꯥꯏꯕꯀꯣ ꯑꯗꯩ ꯐꯣꯟꯒ ꯄꯥꯏꯗ꯭ꯔꯤꯀꯥꯟꯗꯩ ꯅꯦꯅꯦꯒꯤ ꯆꯦꯐꯣꯡꯗꯩ ꯑꯗꯨꯝ ꯄꯥꯔꯛꯑꯦ ꯆꯦꯐꯣꯡꯗꯣ ꯂꯣꯏꯊꯣꯛꯈꯤꯕꯩ ꯊꯥꯏꯅ ꯍꯟꯖꯤꯟꯒ ꯄꯥꯏꯌꯦ ꯍꯧꯖꯤꯛ ꯌꯨꯇꯨꯕꯇ ꯐꯪꯕꯁꯤꯅ ꯍꯦꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕ ꯃꯊꯪꯗꯅ ꯅꯨꯄꯤ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯅꯨꯄꯥꯗꯤ ꯋꯥꯀꯠꯇꯕ꯭ꯔꯥ ꯏꯁ ꯅꯨꯄꯤ ꯐꯠꯇꯕꯒꯤꯁꯨ ꯃꯌꯥꯝ ꯂꯥꯛꯇꯅ ꯂꯤꯔꯤꯗꯨꯅꯤ ꯐꯠꯇꯕꯗꯤ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯉꯍꯥꯃꯨꯛꯀꯤ ꯌꯦꯡꯉꯣ ꯃꯤꯒꯤ ꯑꯍꯤꯡ ꯆꯥꯛꯇꯥꯕꯤꯒ ꯍꯥꯏꯗꯨ ꯌꯦꯡꯉꯣ ꯀꯤꯗ꯭ꯔꯥ ꯌꯦꯡꯉꯣ ꯑꯗꯨ ꯅꯨꯄꯤ ꯐꯠꯇꯕ ꯂꯩꯇꯦꯒꯗꯤ ꯑꯩꯈꯣꯏ ꯍꯥꯏꯖꯔꯣꯏ ꯅꯨꯄꯤꯅ ꯂꯣꯏ ꯆꯨꯝꯃꯦꯁꯨ ꯑꯩꯈꯣꯏ ꯍꯥꯏꯖꯔꯣꯏ ꯑꯗꯩ ꯃꯊꯪꯗꯅ ꯀꯛꯆꯤꯡꯗꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯑꯉꯝꯕ ꯈꯔ ꯍꯥꯞꯄꯤ ꯂꯝꯕꯤꯗ ꯊꯣꯛꯑꯒ
ꯀꯩꯅꯣꯒꯤ ꯊꯥꯕꯜꯒꯤ ꯄꯩꯁꯥꯗꯤ ꯅꯤꯗꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯀꯛꯆꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯊꯧꯔꯤ ꯊꯠꯄꯒꯤꯗꯤ ꯑꯗꯨꯝ ꯊꯠꯅꯕ ꯊꯥꯕꯜꯒꯤ ꯑꯣꯏꯅꯗꯤ ꯂꯩꯁꯥꯕꯤꯈꯩꯅ ꯋꯥꯠꯂꯤꯉꯩꯗꯒꯤ ꯊꯠꯇꯦ ꯍꯥꯏꯕꯀꯣ ꯑꯗꯩ ꯃꯊꯪꯗ ꯀꯛꯆꯤꯡꯒꯤ ꯑꯣꯏꯅꯗꯤ ꯀꯩꯅꯣ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯌꯥꯎꯁꯪ ꯃꯅꯨꯡꯈꯛ ꯊꯧꯔꯤ ꯊꯠꯂꯤ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯎꯁꯪ ꯃꯅꯨꯡꯈꯛ ꯊꯠꯂꯛꯏ ꯍꯥꯏꯕ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯄꯨꯟꯕꯗꯣ ꯅꯤꯡꯁꯤꯡꯉꯛꯏ ꯍꯧꯖꯤꯛꯇꯤ 6 years ꯁꯨꯔꯦ ꯌꯥꯎꯁꯪ ꯌꯥꯎꯔꯛꯇꯕ ꯌꯥꯝꯅ ꯌꯥꯎꯖꯅꯤꯡꯉꯤ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯏꯆꯥꯁꯤꯡꯁꯨ ꯃꯅꯤꯄꯨꯔꯒꯤ ꯌꯥꯎꯁꯪ ꯈꯪꯖꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯃꯄꯥꯟꯗ ꯂꯩꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯩꯗꯤ ꯃꯊꯪꯗꯅ ꯋꯥꯔꯤ ꯑꯇꯩꯗꯣ ꯅꯥꯊꯩꯔꯒ ꯍꯣꯝꯗ ꯂꯩꯔꯤꯕ ꯏꯆꯥꯁꯤꯡꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯏꯅꯥꯛꯇ ꯇꯨꯝꯂꯤꯕ ꯏꯆꯥ ꯌꯦꯡꯂꯒ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯄꯨꯟꯁꯤꯁꯦ ꯄꯦꯟꯗꯕꯅ ꯊꯜꯂꯕꯁꯨ ꯏꯆꯥꯗꯤ ꯏꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯍꯟꯅꯤꯡꯗꯦ ꯐꯖꯈ꯭ꯔꯦ ꯌꯥꯝ ꯐꯖꯈ꯭ꯔꯦꯀꯣ ꯁꯨꯃꯥꯏꯅ ꯈꯟꯒꯗꯧꯅꯤ ꯑꯗꯩ ꯑꯩ ꯅꯨꯄꯥꯗ ꯌꯥꯝ ꯇꯥꯍꯟꯅꯤꯡꯉꯦ ꯅꯨꯄꯥꯅ HIV ꯑꯣꯏꯕꯒꯤ ꯋꯥꯔꯤꯗꯣ ꯍꯥꯏꯕ ꯉꯍꯥꯟꯃꯨꯛ ꯑꯃ ꯅꯨꯄꯤ ꯀꯣꯏꯕ HIV ꯑꯣꯏꯕꯗꯣ ꯄꯣꯖꯤꯇꯤꯚ ꯑꯗꯨꯒ ꯉꯝꯅꯕ ꯂꯩꯁꯥꯕꯤꯁꯨ ꯉꯝꯃꯕ ꯂꯩꯁꯥꯕꯤꯁꯨ ꯌꯥꯝꯅ ꯂꯩꯀꯣ ꯆꯦꯛꯁꯤꯜꯂꯣ ꯃꯌꯥꯝ ꯍꯥꯏꯕ ꯂꯩ ꯑꯁꯦꯡꯕꯒꯤ ꯂꯩ ꯑꯗꯨꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯃꯨꯡꯗꯀꯣ ꯋꯥꯔꯤꯁꯦ ꯇꯥꯔꯨꯔꯒꯅꯦ ꯇꯥꯔ ꯑꯗꯨꯝ ꯂꯩꯖꯔꯝꯕ ꯑꯗꯨꯒ ꯑꯁ ꯑꯩ ꯏꯃꯨꯡꯗ ꯊꯧꯗꯣꯛ ꯊꯣꯛꯆꯜꯂꯛꯑꯦꯅ ꯌꯥꯝꯁꯨ ꯂꯥꯛꯑꯦꯕ ꯃꯆꯥ ꯃꯧ ꯈꯠꯅꯔꯦ ꯑꯗꯩ ꯃꯧꯗꯣ ꯃꯄꯥꯝ ꯆꯠꯈ꯭ꯔꯦ ꯑꯗꯩ ꯑꯩ ꯏꯆꯥꯅꯨꯄꯤꯗꯣ ꯅꯨꯄꯥꯅ ꯐꯨꯔꯍꯜꯂꯦ ꯑꯩ ꯏꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯀꯣꯏꯔꯦ ꯑꯇꯩ ꯑꯇꯣꯝꯕꯤ ꯆꯦꯟꯁꯤꯜꯂꯛꯑꯦ ꯀꯥꯏꯅ ꯑꯗꯩ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤꯗꯣ ꯑꯗꯨꯝ ꯃꯃꯥꯁꯨ ꯋꯥꯔꯤ ꯇꯥꯕ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤꯗꯣ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯆꯦꯟꯈ꯭ꯔꯦ ꯑꯗꯨ ꯅꯛꯅꯕ ꯃꯔꯤ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯏꯆꯥꯅꯨꯄꯤꯅ ꯃꯈꯣꯡ ꯊꯣꯡ ꯆꯠꯁꯜꯂꯨꯔꯦ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯅꯔꯦ ꯀꯥꯏꯅ ꯌꯥꯝ ꯂꯥꯛꯑꯦ ꯑꯗꯩ ꯃꯆꯥꯅꯨꯄꯥꯁꯨ ꯑꯃꯨꯛ ꯑꯩꯗꯤ ꯑꯗꯨꯝ ꯋꯥꯔꯤ ꯇꯥꯖꯕꯅꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯗꯣ ꯃꯥꯅ ꯆꯦꯟꯕ ꯅꯨꯄꯤꯗꯣ ꯃꯥ ꯑꯇꯣꯞꯄ ꯑꯃꯨꯛ ꯀꯣꯏꯔꯦ ꯑꯗꯨ ꯈꯠꯅꯕꯗ ꯂꯣꯏꯔꯦ ꯑꯩ ꯂꯧꯔꯣꯏ ꯑꯁꯤ ꯅꯨꯄꯤꯁꯦ ꯋꯥ ꯂꯣꯏꯁꯜꯂꯣ ꯍꯥꯏꯔꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅꯅꯦ ꯌꯥꯝ ꯇꯥꯟꯅꯩꯕ ꯑꯗꯨꯒ ꯑꯔꯣꯏꯕꯁꯦ ꯑꯃꯈꯛ ꯑꯩꯅ ꯉꯁꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯇꯦꯛ ꯑꯃꯈꯛ ꯑꯃ ꯍꯥꯞꯆꯔꯝꯒꯦ ꯑꯔꯣꯏꯕꯁꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯧꯖꯤꯛꯀꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯦꯝꯕꯣꯛ ꯑꯃꯈꯛꯅ ꯇꯥꯟꯅꯔꯛꯄꯅꯦꯕ ꯑꯩꯈꯣꯏ ꯃꯧꯁꯤꯒ ꯃꯥꯒꯁꯦ ꯈꯠꯅꯔꯕ ꯈꯠꯅꯕꯗꯅꯦ ꯐꯨꯗꯠꯅꯈ꯭ꯔꯦ ꯃꯕꯥꯅꯤꯁꯦ ꯎꯅꯕ ꯌꯥꯗ꯭ꯔꯦ ꯃꯧꯁꯦ ꯃꯥꯅ ꯀꯩꯅꯣꯝꯃ ꯉꯥꯡꯕꯗꯣ ꯈꯨꯝꯗꯣꯏꯒꯤ ꯃꯕꯥꯅꯤ ꯁꯨꯡꯌꯥ ꯌꯥꯅꯗꯕꯗꯣ ꯃꯧꯒ ꯃꯅꯦꯝꯒ ꯁꯨꯃꯥꯏꯅ ꯁꯨꯡꯌꯥ ꯌꯥꯅꯗꯕ ꯂꯩꯌꯦꯕ ꯑꯗ ꯃꯧꯅ ꯍꯟꯊꯕ꯭ꯔꯥ ꯍꯟꯊꯗꯕ ꯑꯗꯩ ꯃꯅꯦꯝꯕꯅꯁꯨ ꯎꯁꯟꯅꯔꯔꯣꯏ ꯑꯩꯗꯤꯅꯁꯨ ꯂꯩꯊꯣꯛꯄ ꯉꯝꯗꯕ ꯐꯨꯗꯠꯅꯗꯅ ꯇꯧꯔꯒ ꯃꯆꯥꯅꯨꯄꯥꯁꯨ ꯅꯨꯄꯤꯗꯩ ꯅꯨꯄꯥꯗꯩ ꯃꯊꯟꯇ ꯄꯣꯛꯑꯦꯌꯦ ꯑꯗꯨꯒ ꯆꯠꯈ꯭ꯔꯦꯌꯦ ꯀꯩꯅꯣꯗ ꯈꯟꯅꯔꯃꯤꯅ ꯅꯨꯄꯤꯗꯣ ꯆꯠꯈꯤꯕ ꯅꯨꯄꯥꯗꯨꯁꯨ ꯆꯠꯈ꯭ꯔꯕ ꯊꯥ 2 ꯁꯨꯔꯦ ꯂꯥꯛꯇ꯭ꯔꯦ ꯑꯗꯣ ꯃꯆꯥꯅꯨꯄꯥꯗꯨ ꯒ꯭ꯌꯥꯟ ꯑꯃꯨꯛꯇꯪ ꯇꯥꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯃꯧꯗꯨꯒ ꯄꯨꯟꯅ ꯀꯧꯔꯨꯕ ꯑꯃ ꯑꯗꯨꯒ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯁꯤꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏ ꯈꯛꯇꯁꯨ ꯆꯠꯅꯤꯡꯗ꯭ꯔꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯧꯗꯨ ꯂꯥꯛꯎ ꯌꯥꯗ꯭ꯔꯁꯨ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯃꯊꯟꯗꯅꯤꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯍꯟꯕ ꯌꯥꯒꯗ꯭ꯔꯥꯅ ꯑꯩꯅ ꯑꯁ ꯑꯗꯨꯗꯤ ꯌꯥꯔꯣꯏꯕꯣ ꯃꯣꯏꯅ ꯌꯥꯅꯔꯤꯈꯩ ꯅꯨꯡꯁꯤꯅꯔꯤꯈꯩꯗꯤ ꯑꯗꯨꯝ ꯂꯩꯈ꯭ꯔꯅꯤ ꯁꯦꯠꯇꯣꯛꯎꯔꯁꯨ ꯐꯥꯛꯇꯣꯛꯎꯔꯁꯨ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯃꯕꯥꯅꯤ ꯈꯟꯅꯔꯀꯥꯟꯗ ꯃꯈꯣꯡ ꯊꯣꯡꯅ ꯏꯃꯥ ꯏꯄꯥ ꯌꯨꯝ ꯑꯃ ꯊꯤꯔꯛꯈꯤꯅꯤ ꯑꯗꯨ ꯉꯥꯏꯒꯗꯕ ꯑꯃ ꯇꯥꯔꯦꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯊꯟꯇꯒ ꯄꯣꯛꯄꯗ ꯁꯨꯃꯥꯏꯅ ꯇꯧꯕꯁꯨ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯅ ꯑꯅꯤꯃꯛꯅ ꯈꯔ ꯍꯟꯊꯅꯕ ꯑꯃ ꯆꯪꯉꯦ ꯃꯧ ꯈꯛꯅ ꯍꯟꯊꯕꯁꯨ ꯌꯥꯗꯦ ꯃꯅꯦꯝ ꯈꯛꯅ ꯍꯟꯊꯕꯁꯨ ꯌꯥꯗꯦ ꯈꯤꯇꯪ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯂꯣꯏꯅꯕ ꯃꯧꯒ ꯃꯅꯦꯝꯒꯁꯦ ꯀꯥꯏꯗꯅꯕ ꯃꯧꯒ ꯃꯅꯦꯝꯒꯁꯦ ꯕꯦꯔꯥꯅꯤꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯁꯤꯗ ꯂꯣꯏꯁꯟꯖꯒꯦ ꯃꯥꯅ ꯌꯥꯝ ꯑꯆꯨꯝꯕꯅꯦ ꯍꯥꯏꯕꯗꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯕꯦꯁ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯏꯕꯁꯤ ꯑꯩꯈꯣই ꯍꯦꯟꯅ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ ꯍꯦꯟꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯍꯤꯡꯕ ꯃꯇꯝꯗ ꯑꯃꯒ ꯃꯣꯠ ꯂꯣꯏꯅꯃꯛ ꯆꯥꯟꯅꯅꯤ ꯍꯥꯏꯕꯁꯤꯃ ꯂꯩꯇꯕꯅꯤना ꯃꯣꯠ ꯑꯃꯒ ꯆꯥꯟꯅꯔꯛꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯃꯅ ꯍꯟꯅꯕ ꯑꯃꯅ ꯌꯦꯡꯅꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯟꯕꯁꯨ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯁꯨ ꯄꯥꯟꯒꯗꯧꯔꯤꯕꯁꯨ ꯑꯩꯈꯣꯏꯁꯦ ꯏꯁꯥꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯄꯦꯟꯊꯣꯛꯄ ꯈꯤꯇꯪ ꯀꯠꯊꯣꯛꯄ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯑꯦꯗꯖꯁ ꯇꯧꯕꯤꯕ ꯍꯥꯏꯕꯁꯤꯃ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯃꯌꯥꯝꯒꯤꯁꯨ ꯋꯥꯈꯜꯂꯣꯟꯁꯤꯡꯗꯨ ꯊꯝꯕꯤꯔꯛꯎ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯩꯅ ꯄꯥꯝꯕꯗꯨ ꯃꯤ ꯄꯥꯝꯃꯨ ꯍꯥꯏꯕ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯃꯤꯅ ꯄꯥꯝꯕꯗꯣ ꯑꯩ ꯍꯦꯛꯇ ꯄꯥꯝꯃꯨ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯨꯝꯕꯥꯟ ꯕꯒꯤ ꯂꯝꯕꯤꯗ ꯆꯪꯉꯒꯗꯤ ꯑꯩꯈꯣꯏ ꯑꯃꯅ ꯍꯟꯅꯕ ꯍꯥꯏꯕꯁꯤꯃꯁꯨ ꯌꯥꯝꯅ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯌꯨꯝ ꯄꯥꯜꯂꯛꯂꯤꯕꯁꯤꯡꯗꯨꯒꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯒꯗꯧꯔꯤꯕꯁꯤ ꯏꯃꯥ ꯏꯄꯥ ꯑꯗꯒꯤ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯑꯃ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯅꯧꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯣꯏꯒꯤꯁꯨ ꯋꯥꯈꯜꯂꯣꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃ ꯂꯩꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯁꯦ ꯃꯤꯒꯤ ꯃꯤꯠ ꯅꯥꯗꯅꯕ ꯄꯨꯛ ꯅꯥꯗꯅꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯋꯥꯈꯜ ꯅꯥꯗꯅꯕ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯏꯁꯥꯗꯒꯤ ꯆꯦꯛꯁꯤꯜꯂꯒꯗꯤ ꯈꯤꯇꯪ ꯇꯪꯈꯥꯏ ꯑꯃꯗꯤ ꯈꯤꯇꯪ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ
ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯇ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯌꯥꯝꯒꯤꯁꯨ ꯃꯣꯠ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯕꯤꯔꯛꯎ ꯀꯃꯦꯟꯠꯁꯀꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏ ꯃꯇꯥꯡ ꯆꯥꯕꯗ ꯑꯗꯨꯃꯛ ꯄꯥꯊꯣꯛꯆꯒꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯦꯜꯗꯤ ꯑꯣꯏꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯍꯦꯜꯗꯤ ꯑꯣꯏꯒꯗꯕ ꯀꯃꯦꯟꯠꯁ ꯀꯌꯥ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯕꯤꯔꯛꯎ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ 64 ꯁꯨꯕ एपिसोड येंबिरबसिंबु हन्ना थागतचबगा लोइनना इपो मीडियाना मयामगिदमक्ता पुथोकचैबा क्राइम डायरीज मयाम सुंगसोय सोयदना अहेनबा सपोर्ट अमदी सब्सक्राइबर कया अमा अहेनबा अमदी व्यूअर्स कया अमा अहेनबा पुथोकमिनरगा मणिपुर की एवरी नुक एंड कॉर्नर दा योहनमिनसी हाइबसिमा थमजरगा मतांग असिदा काइननबा याथंग निजरी पिनबिरसी।